하이브조 야호도고조 ngам드라바 아데 넘버 비유 하이소 ngам드라바 아데 라이루리바 아차포도조 비브조 ngам드라바고 머리 수벨이 내들어나 자이마 아데 코진제 빡짝다 증나바 아데 아치 사이나 좀 하이라게 하이다가 나타 아차포도 깜보 타이밍도 피도이노바 자이 라이삼 자오 유음제 캉브라 항가가 아차포세 까마이 피도리고 아데 낭기 포나바 라우게 아데 아치기 아이노제 ꯑꯅꯣꯏꯅ ꯃꯥꯟꯅꯕꯁꯤ ꯇꯥꯏꯖꯦ ꯑꯁꯤ ꯑꯩꯈꯣꯏ ꯃꯥꯟꯅꯕꯤꯅ ꯄꯥꯝꯃꯦꯅ ꯍꯥꯏꯒꯗꯣꯏꯁꯤ ꯉꯝꯅꯗ꯭ꯔꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯑꯩꯈꯣꯏꯁꯨ EPOM Media is not affiliated with any crowdfunding campaigns discussed on this podcast. These campaigns are run by individual campaigners and viewers participate at their own risk. Every action taken is the viewer's sole responsibility. EPOM Media will not be held accountable for any consequences. Our platform focuses on social discussion and promoting a crime-free society. We do not endorse or participate in crowdfunding activities. By watching, you acknowledge and agree to these terms. Mayambu Kurumjari and a very good evening. EPOM Media miyang tabiriba akogi Crime Diaries series 9 yang biriba simbu ahanba maktada Suraj Khongban tabamna taramna okchabaga lorina ikai khumna bochari ngasi su mayam gi damakta akoina haijakhibagi matung ina Wednesday se mayam gi damakta Crime Diaries puduna lakchari aduga akogi Crime Diaries Wednesday si akoi uludre haina khalluba singdo sungsoi soijana ahanba maktada likes hana thambira o haina thamjage makha taba sebada hena akoina mayam gi damakta mato lobna seba pangthokpa ngamnabagi damakta mayam ahanba maktada mayam gi likes nizare mayam buthaga chari hana aduga akogi EPOM Media na mayam gi damakta series 9 puthokchariba Crime Diaries marfuga mari suba ngasi si marfuga mari rak surabanina 84 suba episode yengbiriba singbu taram nokchari amadi thaga chari loinena ngasi su Crime Diaries si mayam gi damakta adumak yamna maru oiba kayama ozana puduna lakpiri aduga mayam da su ngasi se hena kapkadaba kayama su yawgadaba mali aduga ekoi Crime Diaries ki machar haijaba tare disclaimer oina chahi tara nipal gi makha si avoid to honminesi tara nipal gi mathak ngatana yenghansi habisi mathamjage aduga ani subada अखोगी Crime Diaries से legal platform न चदे हाइबसी मसु मयाम अमुक्तंगा नहोना निंगसिंग जरी हाइबदी अखोगी Crime Diaries से मयाम के दमकता सेम्बा platform हाइबदी education की purpose होइना अमदी awareness message से अखोइना spread तोमिनाबा अमदी अफबा खुनाय म पुरकप मतमदा अखोइना मयाम गी अमगा ताथोक तासिन तौनरगा वारी मयाम सिदगी मचंगोय बलखत मिनरगा अफबा दुमक लखत मिनरगा मयाम सी चंगचंग लाव society अमा ओहिमिनरगा मणिपुर गी society हाइबदी मणिपुर गी every nook and corner दा अखोगी crime से mitigate तौबा ngamba mayam gi support mayam gi help amadi mayam gi tathok tasin tौबसी यामना मरु ओबना मरम ओरगा Crime Diaries की पांदम सी मोटो से अखोइना थमजबनी अदुगा ngasi su अखोगी series 9 ना sponsor तौबिरकलिबा career point quota Imphal Center sisu mayamna kaubiganu haibadi mafam sida NEET amadi JEE gi medical amadi engineering students ke ama puthoiba adugumba akhoigi 30 years helaba legacy ma puriba adugumlaba akhoigi coaching center ni mafam asida akhoigi class 8 tagina class 12 hawbasi mokhoida coaching amadi loina na subject expert mayam amana mokhoibu concept se clear oina takpiba amadi hostel gi facilities su mayam akhoigi manipur da su akhoigi education system da khara kaitharak pa singsida I hana support tonabay damakta nupa amadi nupi machagi hostel ke amasu thammi hana thambiri mayam sungsoi sojana visit tawbiraga Career Point Kota Imphal Center gi angang singi career shaping da अखोगी मपुंग फाहन बियु हने थमजगे Career Point Kota Imphal Center gi address na hairangoi thong ning themcha karong da chatpiraga mayam sungso sojan unna biyu habisi ma thamjage aduga ngasi si अखोगी Wednesday se khone lep ro matung da ngasi si mayam gi damakta yamna special oina Wednesday si puraga lakchabani mayam अखोई ahen ba subscriber habisi अखोई adumak niduna leilagadabani habidi platform si अखोina hena yoba pamana maram oiraga loina comment si su mayam mamangda अखोइना mamangi episode अखोइना pen ba phongdo khibdo adum maina अखोई रेपो से मेंटेन तौर थमीनसी कमेंट्स की खुथांगदगी अखोई पामिनब मतमदा अखोई हेना मिट नाकोंग ओइबा हेना अखोई ज्ञान ताबा अखोई पुंगनिंग वाखल फादब ngamba कमेंट्स का यावना मरम ओइरगा सुंसोय सोयजना इसा इसागी ओइबा फजरबा वाखलोन मयाम द फोंगदोक पिरउ हाइना थमजगे ngasi si ओजा रोबितालेमा मयाम गी इचे रोबितालेमा सु स्टूडियो द मयाम गी सेबा गी दमुता लेंसिनदना लेबिरे अदुगा ngasi की टॉपिक से मयाम आइना सु हाइजरी बदुनी ओजा गी ngasi की टॉपिक से यामना अखोई गी कनोदा चंगसली नुंगसी नुंगोंदा बिट्रे तोरमो ओरमदो माली क्राइम ओइबनिना
ngasi ki topic se ozana thabire se thamoida chu khraba nungsiba hai ekhoi nungsiba se aseng nungsiba sina kamaina tawbono kamaina bitre tawgibano crime na karamba mongda crime se chenabano haibado ozada ki lomina si ahan ba maktada ozabu taramna ukchari maktada sing aduga crime diaries ki viewers singbo ai mai kai dagi kokno na kumjari aduga suraj busu taramna ukchari aduga media busu aina thagatpa phongdoksari koigi kainoje warize adum marang marakta koigi nungsibadagi nungondagi ju crime ama horakpham thokpham oigidana ko adugi su he adum yaurai do asiju thamoida su khraba nungsiba habje ai lejage aduga kainoje asi aina illiba phije koi isi amana kudol tambiram-bane ba crime diaries te ilo ona adugane aina isi adugi maming do I hauraga karaida I gramo khangdre ba aise ko se amani kita ai yam section na di ijabane aise ado he kaino je thi khangdana amade isala horen sendok ke garga I tongana ina ba boyim leiba dabu iradi kaimbo soide ba amaina he tawdana amaina ibam do thibam do khangdre ba ado ise kuira sije yam kuire adum in ba pharak tagre net nung phang da ko ta ba do ado ise nanaw ngak piu do ise na crime diaries ta ba mak to oiradi ti lai masugi phije ai naw aina piram bane na am tadina se naw dam tadi ko comments hoi ko lo tadi thawbiro ado ai mathang da ise gi ming do law thoksa ge ai ngon dai halle hab dai khange aina ise adu se kau ki ba yam phasa ise yam pa me na do ise adu na ngon dai ai naw di lai krom bokot pa yam kanja bane adugi lai masu je pirak pane na hairam me ba ko do ai je se khangde isa je halloi salak pana ne ngawai di sum asang ba hangam pan ke ka dum khar se ning amme ba ko adum angang ba se lai do ngawai sum ai gi lai gi bai ne ba ko ada piron masu do hanjan ning da bai sum se lak pane ba ada ta se ngoi ti sum lai masu awaw ba je siga chandon masu si jam pa me ngoda baroi na chandon masu jam pa me ada ai ngoda adum khudol adum tawbi ba jing je sije kano sum lai masu propose ai yam harawe ba ko kangan mak to purazu mopak pidang mak to purazu phanek mak to purazu phi mak to purazu ai lai masu se kano sandon masu am pam jai koi angauba haipe sang bana taba sandon masu yak sallaga sandon masu tayak koindo koi le haw masu jo hai tare do ko to kai sa go nyam pam jai waw thada ba yam yak sanna sandon masu sang ba to ado ji pam jai ba ado koi kano je ama khangna koigi nupa di sanani haiba film je thum matam da hakalani apps ko do soi drama yeng biu na ino lokchari hanna ado mayang support to ni koi na ngai jeri je ado mathang gi film ho ko thok ngam na ba ko ai mamang do lok thok sa gare thu matam da te to apps ra ge ado ga soi dana maki mi 30,000 40,000 tang di sing ko tham ni pu koi gi lam ga mi sing yang kai hum pu yeng ba crime diaries se hana la ni ga mi sing ko tha ni pu yeng am bani ado koi ra di khagak te no man darak pani ado kana soidna maki yeng biyo na ai kana no luxury ko logicti thamoi da su khraba nungsiba haiba wari se ai kano tawja ge lijage si thodok sida case numit da ibem aduna ligi ba wari je aina libana ka chu yo wada wa mande ko am thamoi se khoi bo da kappe ko koi gi kappa je ma mi na ne wa kap thoki bam lei adu nataba koi gi ne ma pi je sindhara ga ma khon de thok taga koi masin man ma ya je koi gi film da gi de heroine na masin ma ya je ta ni aga ma lei bane ba ma pi je o ma ga tara aga ne adu gi ma gi kano ja ya do hoi ji phok ji o la film dong na du chahi tare ni pan ho gro thau dong ni ko masin ban de ta ni aga ma na kap pa je ko sunu pas da mana ne ma pi je ta ga ne yeng an li wari sunu pas na su yeng da am te nu ngai te ko yang kui na nung sinara ga ne thaja ba thamna raga longna ni na lepna raga to pa kana ju yeng na draga hek sumai na thaja da thok pa je si ma di yam nu ngai te koi gi mari thamna da ba yam kui na ga su sahi pha na nu sina da ba ngau ga pang nu sina ba du da bi ka su kai te ba ko aduga padana lemna gi bajiti mi gi thamoi ma sakhallam baje chidi am nuai te ado ji ki wari je ibe ma jena am thamoi song na le gi kombani ang sina ba horok pa dei ko mai na li ma
ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝ ꯑꯁꯤ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯑꯗꯨꯝ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯏ ꯑꯣꯏꯔꯞ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯗꯨꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯀ ꯇꯝꯃꯛꯄꯩꯁꯤꯗ ꯍꯣꯠꯅꯕꯁꯦ ꯃꯁꯥꯒꯤ ꯌꯥꯝ ꯀꯟꯕ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟꯒꯤ ꯄꯣꯠ ꯆꯩꯁꯦ ꯀꯛꯑꯒ ꯑꯩꯈꯣꯏ ꯃꯤꯅꯗꯤ ꯀꯥ ꯍꯦꯟꯅ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛꯇꯤ ꯑꯣꯟꯂꯥꯏꯟꯗꯩ ꯄꯣꯠ ꯀꯛꯄꯁꯦ ꯑꯃꯁꯨ ꯂꯣꯏ ꯍꯩꯅꯔꯦꯗꯅꯀꯣ ꯂꯣꯏ ꯀꯛꯅꯔꯦꯕ ꯃꯣꯏꯗꯤ ꯃꯇꯝꯗꯨꯗ ꯌꯥꯝ ꯉꯟꯅ ꯑꯗꯨꯝꯕꯩ ꯀꯩꯅꯣꯁꯦ ꯈꯪꯉꯒꯀꯣ ꯃꯣꯏꯅ ꯀꯛꯑꯒ ꯑꯅꯧ ꯑꯅꯧꯕꯁꯦ ꯐꯤꯔꯣꯜꯁꯦ ꯌꯣꯟꯕ ꯑꯁꯨꯝ ꯐꯣꯟꯗ ꯀꯩꯗ ꯍꯥꯞꯀꯠꯂꯒ ꯑꯗꯩ ꯄꯨꯔ ꯆꯠꯂ ꯌꯣꯟꯕ ꯑꯗꯩ ꯃꯥꯁꯦ ꯀꯦꯛꯁꯨ ꯁꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯨꯒꯤ ꯑꯣꯏꯔꯣ ꯑꯗꯩ ꯃꯄꯥꯟ ꯂꯝꯒꯤ ꯀꯩꯅꯣ ꯑꯣꯏꯔꯣ ꯈꯨꯖꯤ ꯈꯨꯗꯣꯞ ꯂꯤꯛ ꯀꯣ ꯅꯦꯛꯀ꯭ꯂꯦꯁ ꯀꯩꯁꯦ ꯂꯥꯏ ꯍꯔꯥꯎ ꯃꯇꯝ ꯊꯥꯕꯜ ꯃꯇꯝ ꯁꯨꯝꯕꯗꯁꯨ ꯌꯣꯜꯂꯦꯕ ꯁꯨꯃꯥꯏꯅ ꯃꯁꯥꯒꯤ ꯄꯩꯁꯥ ꯇꯥꯟꯖꯕ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯦꯕ ꯃꯥꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯗꯨꯝ ꯊꯣꯛꯆꯕꯀꯣ ꯃꯣꯏ 3-4ꯁꯦ ꯄꯨꯟꯁꯤꯜꯂꯒ ꯃꯣꯏꯁꯦ ꯆꯦꯟꯃꯤꯟꯅꯕ ꯆꯠꯃꯤꯟꯅꯕ ꯑꯗ ꯅꯣꯡꯃꯅ ꯉꯁꯤꯅ ꯁꯣꯝ ꯆꯠꯁꯤ ꯒꯥꯏ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥꯁꯦ ꯀꯟꯅ ꯇꯥꯟꯖꯕ ꯑꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯃꯣꯏ ꯑꯗꯥꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯧꯁꯦ ꯃꯌꯥꯝ ꯂꯩꯕꯁꯦ ꯃꯣꯏꯒ ꯁꯨꯝ ꯇꯤꯟꯅ ꯂꯣꯏꯅꯕꯗ ꯍꯦꯛ ꯈꯤꯇꯪ ꯁꯅꯥ ꯂꯩꯀꯣꯟ ꯁꯤꯗꯅ ꯈꯤꯇꯪ ꯋꯥꯠꯇꯅ ꯄꯥꯟꯕ ꯃꯧꯈꯩꯁꯤꯅ ꯈꯤꯇꯪ ꯃꯆꯨ ꯇꯥꯅ ꯃꯤꯅꯁꯨ ꯎꯁꯤꯠꯅ ꯂꯩꯕ ꯑꯗꯩ ꯈꯔ ꯋꯥꯕꯁꯤꯅ ꯑꯩꯈꯣꯏ ꯃꯣꯠꯂꯒ ꯑꯩꯈꯣꯏꯒꯤ ꯂꯩꯇꯕꯒꯤ ꯀꯦꯅꯤꯡꯗꯕ ꯃꯧꯅꯤꯡꯗꯕ ꯐꯤꯔꯣꯜꯃꯛꯇ ꯁꯦꯠꯂꯁꯨ ꯅꯥꯟꯅ ꯁꯦꯠꯅꯤꯡꯗꯕ ꯃꯥꯏꯊꯣꯡꯁꯦ ꯀꯥꯍꯜꯂ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯃꯌꯥꯝ ꯎꯕꯒꯤ ꯃꯣꯏꯅ ꯈꯤꯇꯪ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯅ ꯍꯤꯡꯅꯤꯡꯉꯦ ꯍꯥꯏꯗꯅ ꯃꯣꯏꯁꯨ ꯑꯗꯨꯝ ꯈꯟꯕꯀꯣ ꯑꯗꯩ ꯅꯨꯄꯥ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯈꯣꯠꯄ ꯑꯗꯨꯝꯕꯒꯤ ꯈꯟꯗꯕ ꯃꯣꯏꯁꯨ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯑꯃ ꯂꯩꯔꯒ ꯆꯠꯆꯅꯤꯡꯕ ꯃꯣꯏ ꯃꯃꯥꯟꯅꯕꯤꯈꯩꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯃꯣꯏꯁꯦ ꯃꯔꯨꯞꯀ ꯇꯧꯔꯒ ꯅꯨꯄꯥ ꯏꯅꯥꯛ ꯈꯨꯟꯕꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯔꯛꯑꯣꯏꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯏꯁꯥꯅ ꯍꯣꯠꯅꯁꯤ ꯀꯥꯏꯅ ꯃꯣꯏ ꯑꯗꯨꯝ ꯍꯥꯏꯅꯕ ꯑꯗꯣ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯃꯔꯝꯅ ꯑꯌꯥꯝꯕ ꯃꯥꯁꯦ ꯍꯣꯠꯅꯕ ꯁꯤ ꯐꯨꯔꯤꯠꯁꯦ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯌꯣꯜꯂꯦ ꯁꯤ ꯇꯣꯡꯉꯦ ꯉꯁꯤ ꯑꯩꯁꯦ ꯁꯤ ꯇꯣꯡꯉꯦ ꯀꯥꯏꯅ ꯁꯣꯝꯗ ꯁꯨꯝ ꯆꯠꯈꯤꯗꯅ ꯃꯥꯁꯦ ꯃꯔꯨꯞꯅ ꯑꯗꯨ ꯊꯥꯡꯕ ꯀꯥꯏꯅ ꯑꯗꯩ ꯀꯣꯁꯃꯦꯇꯤꯛꯀꯨꯝꯕꯒꯁꯨ ꯂꯤꯞꯁꯇꯤꯛ ꯃꯈꯟ ꯄꯥꯎꯗꯔ ꯑꯗꯩꯗꯤ ꯐꯦꯁꯋꯥꯁ ꯗꯦ ꯀ꯭ꯔꯤꯝ ꯅꯥꯏꯠ ꯀ꯭ꯔꯤꯝ ꯑꯗꯩ ꯁꯝꯄꯨ ꯂꯣꯁꯟ ꯀꯟꯗꯤꯁꯅꯔꯒꯁꯨ ꯂꯣꯏ ꯌꯣꯜꯂꯦꯕ ꯃꯥꯁꯦꯀꯣ ꯑꯗꯨꯒꯗꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯀꯔꯤ ꯋꯥꯠꯄ ꯀꯔꯤ ꯀꯛꯈꯤꯕ ꯀꯔꯤ ꯆꯦꯟꯕꯅ ꯁꯣꯝꯗ ꯑꯗꯨꯝ ꯊꯥꯗꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯁꯨ ꯃꯥꯅ ꯑꯗꯨꯝ ꯀ꯭ꯂꯥꯁ 9-10 ꯀꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯈꯔ ꯑꯗꯨꯝ ꯍꯥꯏꯔꯛꯄꯁꯦ ꯃꯥꯅ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯗꯕ ꯈꯔ ꯑꯗꯨꯝ ꯊꯥ 1-2ꯒ ꯀꯣꯏꯔꯝꯃꯒ ꯑꯃꯨꯛ-2ꯒ ꯎꯅꯔ ꯑꯗꯨꯝ ꯀꯌꯥ ꯃꯥꯅꯁꯨ ꯈꯣꯏꯗꯥꯗꯕ ꯑꯗꯩ ꯁꯨꯝ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗꯁꯨ ꯃꯌꯥꯝ ꯃꯥꯁꯤꯀꯌꯥ ꯂꯩꯇꯕꯀꯣ ꯃꯥꯅ ꯍꯦꯛ ꯇꯤꯡ ꯂꯥꯎꯅ ꯁꯤꯃꯗꯤ ꯍꯥꯏꯕ ꯅꯨꯄꯥꯁꯤ ꯌꯥꯎꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯤ ꯃꯥꯁꯦ ꯑꯗꯨꯝꯀꯌꯥ ꯀꯩꯅꯣ ꯇꯧꯗꯦꯕ ꯑꯗꯨꯝ ꯑꯃꯨꯛ-2ꯒ ꯎꯅꯔꯒ ꯑꯗꯨꯝ ꯋꯥꯔꯤꯒꯁꯦ ꯈꯔ ꯁꯥꯔꯒ ꯑꯗꯨꯝ ꯇꯟꯕ ꯑꯗꯩ ꯃꯥꯏ ꯊꯕꯛ ꯆꯦꯟꯕ ꯈꯣꯠꯄ ꯆꯠꯂꯨꯔꯕꯅꯤꯅ ꯅꯨꯡꯊꯤꯟ ꯋꯥꯔꯕꯅꯤꯅ ꯅꯨꯡꯗꯥꯡ ꯑꯗꯨꯝ ꯇꯨꯝꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯖꯔꯝꯕꯅꯤ ꯃꯥꯁꯦ ꯑꯗꯨ ꯃꯇꯝꯁꯦ ꯃꯥꯅ ꯀꯩꯅꯣꯒꯨꯝꯕ ꯑꯩꯈꯣꯏꯒꯤ 3rd ꯁꯦꯃꯤꯁꯇꯔꯒꯨꯝꯕ ꯇꯝꯕ ꯑꯗꯥꯏꯅꯦ ꯍꯥꯏꯌꯦꯕ ꯅꯣꯡꯃ ꯃꯣꯏꯅ ꯂꯝ ꯑꯃꯈꯛꯇ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯌꯣꯟꯕ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯦ ꯆꯤꯡꯅꯤꯀꯣ ꯆꯤꯡ ꯇꯥꯕ ꯂꯝ ꯆꯤꯡꯌꯥ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯊꯕꯛꯁꯤꯗꯤ ꯑꯩ ꯁꯦꯡꯅꯗꯤ ꯑꯗꯨꯝ ꯍꯥꯏꯔꯔꯣꯏꯒꯦꯕ ꯅꯨꯄꯥꯁꯦ ꯃꯣꯏ ꯈꯔ ꯗ꯭ꯌꯨꯇꯤ ꯇꯥ ꯂꯩꯔꯝꯃꯦꯕ ꯑꯗꯨꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯐꯠ ꯂꯥꯎꯅ ꯌꯦꯡꯉꯨꯕꯗꯣ ꯃꯤꯁꯦ ꯁꯨꯝ ꯃꯤꯆꯥꯟꯅꯕ ꯂꯩꯗꯥꯏꯅꯦ ꯐꯠ ꯂꯥꯎꯅ ꯌꯦꯡꯉꯨꯕꯁꯤꯗ ꯃꯣꯏ ꯃꯌꯥꯝ ꯗ꯭ꯌꯨꯇꯤ ꯇꯥꯃꯤꯟꯅꯔꯝꯕꯁꯤꯗ ꯃꯊꯟꯇ ꯂꯦꯞꯄꯝꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝꯁꯤꯗ ꯃꯥꯁꯦ ꯐꯠ ꯂꯥꯎ ꯃꯉꯣꯟꯁꯦ ꯎꯈꯤꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯅ ꯅꯨꯄꯥꯁꯤꯒꯤ ꯑꯩꯈꯣꯏꯒꯤꯅꯦ ꯑꯩꯈꯣই ꯃꯥꯁꯦ ꯑꯩꯈꯣꯏ ꯃꯨꯔꯞ ꯇꯧꯔꯒ ꯋꯥꯡ ꯆꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯃꯁꯥꯁꯦ ꯈꯔ ꯁꯕꯥꯟꯁꯦ ꯑꯩꯈꯣꯏ ꯖꯤꯝꯒꯨꯝꯕꯒ ꯀꯩ ꯁꯥꯟꯅꯕꯩ ꯐꯖꯕ ꯑꯃ ꯂꯩꯕꯗꯣ ꯐꯤꯖꯤꯛ ꯐꯖꯕ ꯑꯗꯨ ꯑꯣꯏꯔꯒꯅꯦ ꯄꯥꯝꯕꯣꯝꯒ ꯀꯩꯒ ꯇꯥꯕꯁꯦ ꯌꯥꯝ ꯐꯖꯔꯒ ꯅꯨꯄꯥꯁꯦ ꯌꯥꯝ ꯃꯥꯏ ꯀꯩꯅꯣꯗꯣ ꯁꯦꯠꯄꯗꯁꯨ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯏ ꯌꯨꯅꯤꯐꯣꯔꯝꯗꯣ ꯁꯦꯠꯄꯗ ꯑꯗꯨꯒ ꯃꯥꯁꯤꯅ ꯄꯨꯔꯥ ꯃꯥꯁꯤꯗꯤꯅꯦ ꯑꯗꯨꯝ ꯌꯦꯡꯅꯤꯡꯉ ꯂꯩꯈ꯭ꯔꯕ ꯃꯥꯁꯤꯅ ꯁꯟ ꯒ꯭ꯂꯥꯁ ꯑꯃꯒ ꯎꯞꯄꯒ ꯃꯁꯝꯒꯁꯦ ꯌꯥꯝ ꯇꯦꯟꯅ ꯅꯨꯄꯥꯁꯦ ꯀꯛ ꯃꯁꯥꯁꯦ ꯁꯤꯠ ꯅꯥꯜꯂꯒꯀꯣ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯏꯔꯨꯖꯕ ꯅꯨꯄꯥꯗꯀꯣ ꯅꯨꯄꯥꯁꯦ ꯌꯥꯝ ꯆꯥꯡ ꯅꯥꯏꯅ ꯏꯔꯨꯖꯒꯟꯗꯦꯕ ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯂꯨꯕ ꯑꯗꯨꯒ ꯃꯥꯒꯤ ꯌꯨꯅꯤꯐꯣꯔꯝ ꯗ꯭ꯔꯦꯁ ꯌꯥꯝ ꯅꯥꯟꯅ ꯁꯦꯠꯄꯁꯦ ꯅꯨꯄꯥꯁꯦ ꯐꯅꯌꯥꯝ ꯊꯤꯔꯁꯨ ꯑꯗꯨꯝ ꯉꯁꯥꯏ ꯇꯣꯉꯥꯟꯕ ꯃꯁꯥ ꯅꯥꯟꯕꯒꯤ ꯑꯃ ꯀꯩꯅꯣꯝ ꯌꯥꯎꯒꯅꯦꯕ ꯌꯥꯎꯕ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯁꯦ ꯃꯥꯁꯤꯅ ꯑꯁ ꯃꯥꯗꯤ ꯌꯦꯡꯉ ꯑꯗꯨꯝ ꯒꯥꯏꯁꯦ ꯊꯧꯔꯕ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤꯗꯁꯨ ꯍꯥꯏꯕꯁꯨ ꯉꯝꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗꯤ ꯂꯥꯟꯊꯣꯔꯛꯑꯕ ꯍꯦꯟꯗꯣꯔꯛꯑꯕꯀꯣ ꯑꯗꯩꯗꯤ ꯃꯥꯁꯤꯅꯅꯦ ꯁꯨꯝ ꯊꯧꯔꯒ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯈꯪꯗꯕꯗꯣ ꯃꯥꯏ ꯃꯁꯥꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯕꯨ ꯍꯥꯏꯔꯒ ꯇꯛꯁꯤ ꯁꯣꯜꯂ ꯃꯃꯤꯠꯁꯦ ꯑꯗꯨꯝ ꯎꯕꯗꯣ ꯑꯍꯥꯟꯕ ꯎꯕꯗ ꯁꯨꯃꯥꯏꯅ ꯐꯥꯎꯕ ꯃꯤ ꯌꯥꯎꯋꯦꯕ ꯁꯨꯝ ꯑꯌꯥꯝꯕꯅ ꯅꯨꯡꯁꯤꯕꯁꯦ ꯍꯣꯏ ꯑꯗꯨꯒ ꯑꯌꯥꯝꯕ ꯅꯨꯡꯁꯤꯕꯁꯦ ꯑꯁ ꯃꯥꯏꯊꯣꯡꯁꯦ ꯌꯦꯡꯕꯗ ꯃꯑꯣꯡ ꯃꯇꯧꯗ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯄꯥꯝꯖꯕ ꯉꯥꯎꯖꯕꯁꯦ ꯑꯗꯨꯝ ꯑꯣꯏꯅꯩꯌꯦꯕ ꯑꯍꯥꯟꯕ ꯎꯈꯤꯕꯗ ꯅꯨꯡꯁꯤꯕ ꯏꯄꯥꯎ ꯐꯥꯎꯈꯤꯗꯕꯁꯦ
ꯀꯩꯁꯨ ꯅꯨꯡꯁꯤꯕ ꯏꯉꯝ ꯉꯝꯗꯦꯕ ꯑꯗꯣ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯅ ꯁꯨꯝ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯈꯪꯅꯕꯗꯒꯤ ꯃꯥꯏ ꯃꯑꯣꯡ ꯃꯇꯧꯗ ꯌꯥꯝ ꯉꯥꯎꯖꯕꯁꯨ ꯌꯥꯎꯅꯕꯗꯤ ꯑꯗꯨꯒ ꯑꯌꯥꯝꯕꯅꯗꯤ ꯑꯍꯥꯟꯕ ꯎꯕꯗ ꯑꯁ ꯑꯁꯤꯃꯗꯤ ꯑꯩ ꯄꯥꯝꯃꯦ ꯍꯥꯏꯔꯒ ꯉꯥꯛꯇꯅꯦꯕ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯅꯩꯁꯤꯗꯤ ꯃꯥꯅꯦ ꯑꯗ ꯃꯥꯁꯤꯅꯅꯦ ꯌꯨ ꯇꯔꯟ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏꯀꯣ ꯂꯥꯏꯀꯣ ꯁꯨꯃꯥꯏꯅ ꯆꯥ ꯂꯥꯎ ꯂꯩꯈꯠꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯥꯗꯣ ꯎꯅꯤꯡꯕꯒꯤ ꯃꯥꯅ ꯍꯜꯂꯤꯕ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯁꯤꯅ ꯀꯩꯅꯣꯅꯦ ꯅꯪꯅ ꯑꯃꯨꯛ ꯍꯜꯂꯤꯁꯤꯕꯨ ꯀꯩ ꯇꯧꯔꯒꯦ ꯀꯩ ꯀꯥꯎꯍꯧꯔꯒꯦ ꯀꯩ ꯇꯥꯍꯧꯔꯒꯦꯅ ꯇꯣꯡꯉꯨ ꯍꯥꯏꯌꯦꯀꯣ ꯃꯥꯁꯤꯅ ꯃꯥꯅ ꯊꯧꯕ ꯑꯣꯏꯕ ꯃꯥꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯦ ꯑꯗꯨꯒꯗꯤ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯒ ꯅꯨꯄꯥꯗꯨꯗꯤ ꯑꯗꯨꯝ ꯗ꯭ꯌꯨꯇꯤ ꯇꯥꯐꯝꯗꯨ ꯑꯗꯨꯝ ꯂꯦꯞꯄꯝꯃꯤꯗꯅꯀꯣ ꯃꯥꯁꯦ ꯉꯥꯛꯇꯪ ꯈꯥꯝꯃꯦꯌꯦꯀꯣ ꯃꯄꯥꯗꯣ ꯈꯤꯇꯪ ꯁꯦꯠꯂꯩꯅꯅ ꯈꯤꯇꯪ ꯍꯦꯟꯒꯠꯂ ꯑꯗꯨꯒ ꯃꯥꯁꯦ ꯀꯩꯒꯁꯨ ꯃꯁꯝ ꯃꯅꯥꯒ ꯁꯦꯝꯖꯤꯟꯅꯔꯒ ꯌꯦꯡꯉꯕ ꯑꯗꯨꯝ ꯅꯨꯄꯥꯁꯦꯀꯣ ꯑꯗꯨꯗꯤ ꯀꯩꯅꯣꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯃꯤ ꯑꯁꯤ ꯗ꯭ꯌꯨꯇꯤ ꯇꯥꯐꯝꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ꯭ꯔꯕ ꯍꯩꯅꯗꯦꯕ ꯑꯩ ꯁꯤ ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯗ꯭ꯌꯨꯇꯤ ꯇꯥꯕꯩ ꯊꯧꯒꯠꯂꯣ ꯍꯥꯏꯌꯦ ꯃꯃꯥꯟꯅꯕꯤꯅ ꯁꯤꯁꯤ ꯌꯦꯡꯉꯣ ꯍꯥꯏ ꯅꯨꯃꯤꯠꯁꯤꯁꯨ ꯏꯁꯄꯦꯛꯁꯤꯁꯨ ꯁꯟꯒ꯭ꯂꯥꯁꯁꯦ ꯅꯨꯄꯥꯁꯤꯒ ꯎꯞꯄꯦ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯃꯥꯅ ꯇꯥꯛꯄꯗ ꯂꯥꯏꯕꯗꯣ ꯑꯁꯤ ꯃꯥꯅꯀꯣ ꯍꯥꯏꯐꯝꯁꯦ ꯈꯪꯗ꯭ꯔꯒꯅꯦ ꯁꯟꯒ꯭ꯂꯥꯁꯁꯦ ꯌꯦꯡꯉꯣ ꯍꯥꯏꯌꯦꯀꯣ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯁꯤꯅ ꯀꯔꯥꯏꯅꯣ ꯁꯟꯒ꯭ꯂꯥꯁ ꯎꯞꯄꯁꯦ ꯍꯥꯏ ꯃꯥꯁꯤ ꯂꯩꯅꯦ ꯑꯁꯤꯗꯤ ꯍꯥꯏ ꯐꯖꯩ ꯑꯁꯤꯁꯦ ꯍꯦꯟꯅ ꯑꯁꯤꯒꯤꯔꯣ ꯅꯪꯅ ꯍꯜꯂꯛꯏꯁꯦꯅ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏꯕꯖꯥꯠꯅꯦꯕꯀோ ꯑꯁ ꯑꯁꯤꯕꯨ ꯀꯩꯝ ꯍꯪꯗꯅ ꯆꯠꯂꯗ꯭ꯔꯥ ꯑꯩꯕꯨ ꯑꯁ ꯑꯩ ꯑꯁꯤꯗꯤ ꯉꯥꯎꯔꯦꯅ ꯅꯪ ꯉꯥꯡꯈꯩ ꯅꯨꯄꯥ ꯑꯩꯈꯣꯏꯒꯩ ꯌꯨꯝꯒ ꯄꯥꯅꯤꯡꯗꯦꯅ ꯑꯗꯨꯝ ꯍꯥꯏꯔꯝꯕꯗꯣ ꯅꯪ ꯌꯥꯝ ꯊꯥꯖꯗꯦ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ ꯑꯃꯈꯛ ꯎꯕꯗ ꯉꯥꯎꯔꯕꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯊꯧꯔ ꯏꯕꯦꯝꯃꯅ ꯅꯪ ꯑꯝꯇ ꯍꯪꯉꯛꯀꯦꯔꯥ ꯃꯃꯤꯡ ꯂꯩꯐꯝ ꯍꯥꯏꯁꯦ ꯀꯗꯥꯏꯗ ꯍꯪꯉꯨꯗꯣꯏꯅꯣ ꯃꯤ ꯃꯌꯥꯝ ꯗ꯭ꯌꯨꯇꯤ ꯇꯥꯏꯁꯤꯗꯕꯨ ꯑꯉꯥꯎꯕꯤꯗꯧꯅ ꯁꯣꯅꯣꯒꯤ ꯇꯥꯏꯞꯇ ꯆꯠꯂꯣꯏ ꯁꯥꯕꯤꯅꯕꯨ ꯃꯤꯅ ꯇꯧꯉꯝꯕꯤ ꯃꯥꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯁꯦ ꯍꯟꯅꯤꯡꯗ ꯍꯜꯂꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯃꯥꯗꯤ ꯅꯨꯃꯤꯠꯁꯦ ꯄꯣꯠ ꯌꯣꯟꯕ ꯈꯣꯠꯄ ꯃꯥꯁꯦ ꯀꯔꯤꯝ ꯆꯪꯗ꯭ꯔꯦ ꯍꯥꯏꯌꯦ ꯁꯥꯁꯦ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯔꯒ ꯉꯥꯡꯈꯩꯗꯤ ꯁꯤ ꯁꯣꯟꯕ ꯁꯤꯐꯧꯗ ꯊꯥꯕ ꯁꯤꯐꯧ ꯇꯥꯕ ꯑꯗꯩ ꯁꯤꯗꯩ ꯇꯥꯈ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯣꯡ ꯂꯩꯇ꯭ꯔꯦ ꯀꯥꯟꯅ ꯑꯗꯨ ꯍꯣꯠꯂꯝꯕꯗꯣ ꯃꯥꯁꯦ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯔꯕ ꯅꯨꯃꯤꯠꯁꯦ ꯑꯗꯨꯒꯗꯤ ꯀꯩꯗꯧꯔꯖꯥꯠꯅꯦꯕ ꯃꯥꯁꯦ ꯑꯗꯨꯒꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯅ ꯃꯥꯟꯗꯣꯏꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯪꯉꯒ ꯑꯃ ꯏꯔꯩ ꯂꯩꯕꯗꯣ ꯃꯤꯅꯒ ꯁꯤ ꯐꯨꯔꯤꯠꯁꯦ ꯀꯌꯥ ꯄꯤꯒꯦꯕ ꯍꯥꯏꯔꯒ ꯀꯩꯅꯣꯝꯇ ꯁꯨꯝ ꯂꯩꯔꯝꯃꯒ ꯒꯥꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯃꯥꯁꯦ ꯑꯗꯩ ꯃꯣꯟꯗꯪꯗ ꯑꯗꯨꯝ ꯍꯜꯂꯁꯤꯅ ꯍꯥꯏꯔꯒ ꯑꯁ ꯀꯩꯅꯣ ꯅꯪꯁꯨ ꯉꯁꯤꯁꯤꯅ ꯅꯒ ꯇꯧꯔꯒꯅꯦ ꯑꯗꯩꯗꯤ ꯃꯥꯗꯤ ꯍꯟꯅꯤꯡꯕꯗ ꯉꯥꯎꯔꯦꯕ ꯉꯁꯥꯏ ꯂꯝꯕꯤꯗꯣ ꯑꯃꯨꯛ ꯂꯩꯔꯝꯈꯤꯗ꯭ꯔꯥꯅ ꯑꯗꯩ ꯃꯣꯏꯗꯤ ꯄꯣꯠꯇꯣ ꯃꯊꯪ ꯌꯣꯜꯂꯒ ꯑꯃꯅ ꯑꯃꯨꯛ ꯌꯦꯡꯉꯦ ꯑꯃꯅ ꯑꯃꯨꯛ ꯌꯦꯜꯂꯒ ꯇꯧꯔꯒ ꯂꯥꯛꯄꯗꯗꯤ ꯅꯨꯃꯤꯠ ꯇꯥꯊꯣꯛꯈ꯭ꯔꯦꯕ ꯑꯗꯣ ꯃꯣꯏꯅ ꯍꯜꯂꯛꯄꯗꯗꯤ ꯂꯝꯕꯤꯗꯣ ꯏꯍꯥꯡ ꯍꯥꯡꯉꯝꯃꯦ ꯗ꯭ꯌꯨꯇꯤ ꯇꯥꯔꯝꯗ꯭ꯔꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯩ ꯃꯌꯨꯝꯗ ꯍꯜꯂꯦ ꯃꯥꯁꯦ ꯑꯗꯨꯝ ꯐꯃꯨꯡꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯊꯕꯛꯀ ꯀꯩ ꯆꯠꯂꯨꯔ ꯋꯥꯅ ꯐꯃꯨꯡꯗ ꯗꯣꯝ ꯇꯨꯝꯊꯕ ꯑꯃ ꯂꯩꯕꯗꯣ ꯄꯣꯠ ꯆꯩꯒꯗꯣ ꯊꯝꯃꯒ ꯆꯥꯛꯂꯥꯎ ꯂꯪꯁꯤꯜꯂꯝꯃꯒ ꯗꯣꯝ ꯇꯨꯝꯊꯔ ꯃꯥꯁꯦ ꯀꯥꯛꯂꯣꯡ ꯇꯨꯝꯊꯔ ꯑꯗꯨꯝ ꯂꯩꯔꯕ ꯃꯥꯏ ꯃꯃꯤꯠꯁꯤꯗꯀꯣ ꯑꯗꯩ ꯃꯃꯥꯟꯅꯕꯤꯗꯨ ꯐꯣꯟ ꯇꯧꯔꯦꯕ ꯉꯁꯥꯏ ꯅꯨꯄꯥꯗꯣ ꯀꯥꯏꯗꯩ ꯑꯣꯏꯔꯝꯒꯗꯒꯦꯅ ꯀꯩꯅꯣ ꯄꯥꯈꯪꯅꯦꯁꯨ ꯈꯪꯗꯕ ꯅꯨꯄꯤ ꯊꯤꯕꯅꯦꯁꯨ ꯈꯪꯗꯕꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯦ ꯀꯅꯥꯅꯣꯁꯨ ꯈꯪꯗꯕ ꯁꯣꯔꯣꯛꯇ ꯎꯕꯅꯤꯅ ꯑꯗꯨꯒꯗꯤ ꯑꯁ ꯑꯩ ꯈꯪꯗꯦ ꯑꯗꯨ ꯅꯨꯄꯥꯗꯨꯃꯗꯤ ꯑꯩ ꯍꯌꯦꯡ ꯑꯝꯇ ꯆꯠꯎꯁꯤꯅ ꯍꯥꯏꯔꯕ ꯑꯗꯨꯒ ꯍꯌꯦꯡ ꯆꯠꯂ ꯀꯩꯗꯧꯗꯣꯏꯕ ꯑꯅ ꯍꯥꯏꯔꯒ ꯑꯁ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯑꯝꯇ ꯌꯦꯡꯉꯨꯁꯦꯅ ꯑꯗꯣ ꯅꯪ ꯑꯝꯇ ꯍꯪꯉꯨꯒ ꯑꯁ ꯑꯩ ꯈꯛꯇꯤ ꯉꯝꯃꯣꯏꯍꯦ ꯑꯗꯨꯗꯤ ꯑꯩꯈꯣই ꯏꯃꯥꯟꯅꯕꯤ ꯑꯩ ꯀꯣꯛꯑꯝꯃꯁꯦꯅ ꯑꯇꯩ ꯃꯣꯏꯁꯦ ꯀꯟꯐ꯭ꯔꯦꯟꯁ ꯄꯤꯔ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯁ ꯃꯥꯅ ꯉꯥꯎꯕ ꯑꯃ ꯂꯩꯔꯦꯅꯦ ꯑꯗꯨꯒ ꯃꯥꯅ ꯉꯥꯎꯔꯤꯁꯦ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯒꯩ ꯆꯠꯂ ꯑꯝꯇ ꯇꯧꯔꯨꯗ ꯌꯥꯔꯔꯣꯏ ꯅꯩꯔꯨꯗ ꯌꯥꯔꯔꯣꯏ ꯑꯩ ꯈꯛꯇꯅꯗꯤ ꯉꯝꯃꯔꯣꯏ ꯉꯁꯥꯏꯁꯨ ꯆꯪꯉꯝꯃꯤ ꯗ꯭ꯌꯨꯇꯤ ꯃꯤ ꯃꯌꯥꯝ ꯇꯥꯏꯗꯨꯗꯕꯨ ꯑꯝꯇ ꯆꯪꯉ ꯍꯪꯉꯛꯑꯣ ꯌꯦꯡꯉꯣꯗ ꯉꯥꯎꯕ꯭ꯔꯥ ꯀꯝꯗꯣꯏꯅꯤ ꯁꯤꯁꯤꯗꯤꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯍꯌꯦꯡ ꯆꯠꯂꯁꯦ ꯍꯥꯏꯅꯔꯦꯕ ꯃꯣꯏꯁꯦꯀꯣ ꯉꯔꯥꯡ ꯇꯥꯕ ꯃꯇꯝꯗꯨꯗ ꯑꯁ ꯅꯨꯡꯗꯥꯡꯁꯦ ꯃꯥꯗꯣꯀꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯗꯥꯡꯁꯦ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯏ ꯍꯥꯏꯌꯦ ꯅꯨꯄꯥꯁꯦ ꯀꯗꯥꯏꯗꯩꯅꯣ ꯄꯥꯈꯪꯂꯥ ꯑꯗꯒꯤꯗꯤ ꯃꯃꯤꯡ ꯀꯩ ꯀꯧꯏ ꯀꯥꯏꯅ ꯈꯪꯗꯣꯛꯅꯤꯡꯕꯗꯣ ꯑꯗꯨꯒꯤ ꯃꯥꯁꯦ ꯆꯔꯥꯡꯅꯔꯒ ꯑꯌꯨꯛꯀꯁꯦ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯃꯁꯝ ꯃꯅꯥꯒꯁꯦ ꯏꯔꯨꯖꯔ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯑꯁ ꯅꯣꯏꯕꯨ ꯆꯠꯂꯁꯤꯗꯅ ꯍꯩ ꯃꯇꯝ ꯌꯧꯗ꯭ꯔꯤ ꯉꯔꯥꯡꯒꯤ ꯇꯥꯏꯃꯤꯡꯗꯣ ꯑꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯁꯦ ꯃꯥꯅ ꯃꯣꯏꯈꯩꯁꯦ ꯈꯣꯝꯗꯣꯛꯑ ꯈꯣꯠꯂ ꯃꯣꯏꯒꯤ ꯊꯦꯡꯅꯐꯝ ꯑꯃ ꯂꯩꯌꯦꯕ ꯑꯗ ꯊꯦꯡꯅꯔ ꯃꯣꯏ ꯃꯔꯤꯁꯦ ꯒꯥꯔꯤ ꯃꯆꯥ ꯑꯅꯤꯗ ꯀꯥꯞꯊꯔꯦ ꯍꯥꯏꯀꯣ ꯑꯗꯩ ꯃꯥꯁꯦ ꯑꯁ ꯍꯦꯛꯇ ꯌꯧꯅꯤꯡꯕꯅꯅꯦ ꯂꯣꯏ ꯍꯥꯏꯌꯦ ꯃꯥ ꯌꯧꯅꯕꯁꯤꯒꯤ ꯑꯗꯨꯒ ꯂꯩꯔꯝꯒꯗ꯭ꯔꯥ ꯅꯨꯄꯥꯗꯨꯗꯤ ꯗ꯭ꯌꯨꯇꯤ ꯇꯥꯔꯝꯒꯗ꯭ꯔꯥ ꯑꯃꯨꯛꯁꯨ ꯋꯥꯕꯀꯣ ꯑꯗꯨꯒ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯣꯏꯁꯦ ꯌꯧꯔꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯌꯧꯔꯀꯥꯟꯁꯤꯗꯗꯤꯅꯦ ꯇꯥꯔꯝꯃꯦ ꯍꯥꯏꯌꯦ ꯗ꯭ꯌꯨꯇꯤꯁꯦꯀꯣ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅꯃꯛ ꯂꯩꯔꯝꯃꯦ ꯍꯥꯏꯌꯦ ꯃꯥꯗꯤ ꯌꯨꯅꯤꯐꯣꯔꯝꯗꯣ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯁꯦꯠꯄ ꯌꯨꯅꯤꯐꯣꯔꯝꯅꯤꯅꯀꯣ ꯑꯗꯨꯁꯨ ꯁꯦꯠꯂ ꯑꯗꯨꯝ ꯏꯁꯄꯦꯛꯇꯣ ꯎꯞꯄꯒ ꯑꯗꯨꯝ ꯁꯦꯠꯇ ꯄꯨꯔꯥ ꯃꯥꯁꯦ ꯂꯣꯏꯔꯦ ꯑꯗꯩ ꯃꯃꯥꯟꯅꯕꯤ ꯈꯔ ꯃꯤ ꯉꯝꯕꯈꯔ ꯂꯥꯡꯕ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯑꯁ ꯑꯩ ꯇꯧꯒꯦ ꯂꯥꯛꯑꯣ ꯑꯁ꯭ꯋꯥꯏꯗ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯁꯜꯂꯨꯔꯁꯦ ꯍꯥꯏꯔꯒ ꯃꯣꯏꯁꯦ ꯑꯆꯥꯄꯣꯠꯁꯦ ꯈꯔ ꯂꯩꯔꯨꯔꯦꯌꯦꯀꯣ ꯑꯗꯨꯒ ꯃꯣꯏ ꯌꯨ ꯇꯔꯟꯗꯨꯗ ꯊꯦꯛꯀꯠꯂꯛꯑꯒ ꯊꯧꯖꯤꯜꯂꯒ ꯑꯗꯩ ꯃꯣꯏ ꯈꯤꯇꯪ ꯃꯣꯏ ꯄꯨꯂꯞ ꯁꯨꯃꯥꯏꯅ ꯇꯥꯕꯗꯩ ꯈꯤꯇꯪ ꯆꯣꯏꯅ ꯑꯃꯅꯤ ꯁꯨꯝ ꯐꯣꯟꯒ ꯅꯝꯃ ꯂꯩꯕꯁꯨ ꯌꯥꯎꯋꯤꯗꯅ ꯑꯗꯨꯗ ꯃꯥꯅ ꯆꯪꯁꯤꯜꯂ ꯃꯃꯥꯟꯅꯕꯤꯈꯩꯗꯨꯅ ꯅꯨꯄꯥꯗꯨꯗꯤ ꯗꯥꯏꯔꯦꯛ ꯆꯪꯗꯦꯕ ꯑꯗꯨꯒ
ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯁꯦ ꯁ꯭ꯋꯥꯏꯗ ꯃꯤ ꯑꯃ ꯍꯪꯕ ꯂꯥꯛꯄꯅꯦ ꯖꯒꯥꯁꯦ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯁꯤꯗꯩ ꯆꯪꯉꯒ ꯁꯨꯃꯥꯏꯅ ꯇꯥꯏ ꯍꯥꯏ ꯑꯗꯨꯗꯣ ꯍꯪꯖꯜꯂꯦꯗꯅ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯁ꯭ꯋꯥꯏꯗꯩꯗꯤ ꯅꯠꯇꯦ ꯗ꯭ꯌꯨꯇꯤ ꯇꯥꯕꯅꯤꯅ ꯈꯪꯗꯦ ꯑꯗꯣ ꯌꯨꯝꯗꯤ ꯇꯥꯕꯅꯦ ꯆꯪꯉ ꯑꯗꯨꯝ ꯍꯪꯉꯨ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯗꯩ ꯀꯩꯅꯣ ꯇꯧꯋꯦ ꯈꯣꯠꯂꯦꯅ ꯁꯨꯝ ꯃꯣꯏꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯁꯨꯝ ꯁꯥꯟꯅꯔꯒꯀꯣ ꯑꯗꯩ ꯍꯥꯏꯕꯁꯨ ꯍꯦꯛ ꯍꯧꯗꯣꯛꯄꯁꯨ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯑꯗꯩ ꯅꯝꯕꯔ ꯄꯤꯌꯨ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯕ ꯑꯗꯩ ꯂꯩꯔꯨꯔꯤꯕ ꯑꯆꯥꯄꯣꯠꯇꯨꯁꯨ ꯄꯤꯕꯁꯨ ꯉꯝꯗ꯭ꯔꯕꯀꯣ ꯃꯔꯤ ꯁꯨꯡꯂꯩ ꯍꯣꯏ ꯂꯩꯅꯗ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯃ ꯑꯗꯩ ꯈꯨꯖꯤꯟꯁꯦ ꯄꯪꯆꯤꯡꯗ ꯆꯤꯡꯅꯕ ꯑꯗꯩ ꯑꯁꯤ ꯉꯁꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯍꯥꯏꯗ꯭ꯔꯒ ꯅꯠꯇ꯭ꯔꯒ ꯑꯆꯥꯄꯣꯠꯇꯣ ꯀꯔꯝꯕ ꯇꯥꯏꯃꯤꯡꯗ ꯄꯤꯗꯣꯏꯅꯣꯕ ꯉꯁꯥꯏꯒꯤ ꯂꯥꯏꯁꯝ ꯆꯥꯎꯕ ꯌꯨꯝꯁꯦ ꯈꯪꯕ꯭ꯔꯥ ꯍꯪꯉꯒ ꯑꯆꯥꯄꯣꯠꯁꯦ ꯀꯃꯥꯏꯅ ꯄꯤꯗꯣꯏꯅꯤꯀꯣ ꯑꯗꯩ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯒꯦ ꯑꯗꯩ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯅꯣꯏ ꯅꯃꯥꯟꯅꯕꯁꯤ ꯇꯥꯏꯁꯦ ꯑꯁꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯅ ꯄꯥꯝꯃꯦꯅ ꯍꯥꯏꯒꯗꯣꯏꯁꯤ ꯏꯉꯝ ꯉꯝꯅꯗ꯭ꯔꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯑꯩꯈꯣꯏꯁꯨ ꯁ꯭ꯋꯥꯏ ꯁꯣꯝꯗ ꯑꯗꯨꯝ ꯀꯩꯅꯣ ꯂꯥꯛꯑꯦ ꯈꯣꯠꯂꯦ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯈꯣꯠꯄꯅꯦꯒ ꯍꯥꯏꯔ ꯑꯩꯈꯣꯏ ꯁꯨꯝ ꯈꯪꯅꯁꯤ ꯁꯣꯝꯗ ꯑꯩꯈꯣꯏꯁꯦ ꯂꯥꯏꯟꯗ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯁꯣꯝꯗ ꯑꯗꯨꯝ ꯂꯥꯛꯄꯅꯤꯅ ꯀꯩꯅꯣꯝꯃ ꯈꯨꯗꯣꯡꯊꯤꯕ ꯈꯣꯠꯄ ꯊꯣꯛꯑꯁꯨ ꯁꯠ ꯂꯥꯎꯅ ꯀꯟꯇꯦꯛ ꯇꯧꯔꯛꯀꯦ ꯈꯣꯠꯀꯦ ꯍꯥꯏꯗꯅ ꯇꯧꯔꯒ ꯌꯥꯝ ꯋꯥꯅ ꯅꯝꯕꯔꯁꯦ ꯂꯧꯔꯕꯀꯣ ꯂꯧꯕꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯍꯧꯖꯤꯛꯀꯤ ꯂꯧꯔꯤꯁꯦ ꯃꯃꯥꯟꯅꯕꯁꯤꯒꯤ ꯂꯧꯔꯤꯅꯦꯕ ꯑꯗꯨꯒ ꯃꯣꯏꯁꯨ ꯈꯔ ꯑꯗꯨꯝ ꯄꯥꯈꯪ ꯃꯆꯥ ꯌꯥꯎꯔꯤꯅꯤꯗꯅ ꯑꯗꯨꯒꯩꯗꯨꯁꯨ ꯌꯣꯝꯁꯤꯜꯂꯒ ꯈꯣꯠꯂ ꯑꯁ ꯀꯅꯥ ꯍꯪꯕꯅꯣ ꯈꯣꯠꯂꯣ ꯃꯣꯏꯁꯨ ꯑꯗꯨꯝ ꯌꯣꯝꯁꯤꯟꯅꯔꯛꯑꯒ ꯑꯇꯩꯁꯤꯗꯤ ꯍꯪꯉꯕꯅꯤꯅ ꯑꯗꯨ ꯃꯣꯏꯁꯨ ꯑꯗꯨꯝ ꯌꯣꯝꯁꯤꯜꯂꯛꯑꯕ ꯑꯗꯨꯒ ꯑꯁ ꯀꯩꯅꯣꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯗꯤ ꯌꯥꯝ ꯂꯦꯝꯅ ꯃꯥꯒꯤ ꯀꯩꯅꯣꯗꯨꯗ ꯑꯗꯨꯝ ꯂꯩꯕ ꯃꯥꯁꯦ ꯐꯣꯟ ꯃꯦꯠꯂ ꯑꯗꯨꯝ ꯂꯩꯕꯀꯣ ꯑꯗ ꯃꯣꯏꯒꯤ ꯋꯥꯔꯤ ꯁꯥꯕꯗꯣ ꯈꯔ ꯌꯦꯡꯉꯛꯑꯦ ꯑꯗ ꯅꯨꯄꯤꯁꯤꯁꯨ ꯑꯃꯨꯛ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝꯗꯨꯗꯤ ꯆꯪꯈ꯭ꯔꯦꯗꯅ ꯃꯥꯁꯨ ꯒꯥꯔꯤꯗ ꯑꯃꯨꯛ ꯂꯩꯔꯤꯅꯦꯕ ꯆꯪꯕꯁꯦ ꯉꯝꯗꯗꯅꯀꯣ ꯑꯗꯩ ꯑꯃꯨꯛ ꯑꯁ ꯅꯣꯏ ꯁꯨꯃꯥꯏꯅ ꯑꯆꯥꯄꯣꯠ ꯄꯤꯕꯒꯤ ꯃꯇꯥꯡꯁꯦ ꯅꯣꯏ ꯁꯤ ꯏꯃꯥꯟꯅꯕꯁꯦ ꯆꯪꯉꯛꯇꯦꯅꯦ ꯑꯇꯩꯗꯤ ꯂꯣꯏ ꯆꯪꯉꯒ ꯑꯗꯣ ꯅꯣꯏ ꯀꯩꯅꯣ ꯗ꯭ꯌꯨꯇꯤ ꯇꯥꯕꯁꯦ ꯋꯥꯔꯝꯒꯅꯤ ꯈꯣꯠꯂꯝꯒꯅꯤ ꯑꯗꯣ ꯀꯩꯅꯣꯁꯦ ꯑꯆꯥꯄꯣꯠꯁꯦ ꯆꯥꯍꯧꯔꯣꯁꯦ ꯈꯣꯠꯂꯣ ꯀꯥꯏꯅꯒ ꯄꯤꯔꯝꯃꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯝꯕꯔꯁꯦ ꯑꯗꯨꯃꯥꯏꯅ ꯑꯃꯅꯤ ꯂꯧꯅꯔꯒ ꯃꯣꯏꯁꯦ ꯍꯜꯂꯛꯑꯦ ꯀꯔꯤꯝꯐꯧꯗꯤ ꯍꯥꯏꯕꯁꯤ ꯉꯝꯃꯝꯗ꯭ꯔꯤꯕ ꯅꯨꯄꯤꯅꯤꯅ ꯐꯠꯂꯥꯎ ꯍꯥꯏꯕꯁꯤ ꯉꯝꯗꯕ ꯑꯗꯩꯗꯤ ꯍꯥꯏꯔꯝꯃꯕ ꯑꯃꯁꯤꯅꯗꯤꯀꯣ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯍꯦꯛ ꯄꯨꯂꯞ ꯂꯝꯕꯤꯗꯕꯨ ꯑꯅ ꯍꯥꯏꯔꯒ ꯉꯥꯈꯣ ꯃꯃꯥꯟꯅꯕꯁꯤ ꯍꯥꯟꯅ ꯂꯥꯝꯃꯒ ꯃꯣꯏ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯔ ꯁꯨꯝ ꯇꯞ ꯇꯞꯅ ꯍꯧꯔꯛꯀꯗꯝꯃꯤ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯄꯤꯁꯤꯅꯗꯤ ꯂꯣꯟꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯁꯟꯅꯔꯒ ꯑꯗꯨꯝ ꯐꯣꯇꯣ ꯈꯔ ꯀꯥꯞꯄꯛꯑꯦꯕ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯩꯗꯤ ꯃꯣꯏ ꯃꯃꯥꯟꯅꯕꯤꯗ ꯌꯨꯝ ꯌꯧꯔꯒ ꯃꯥꯅ ꯐꯣꯟ ꯇꯧꯔ ꯃꯣꯏꯁꯨ ꯄꯨꯂꯞ ꯅꯨꯃꯤꯠꯁꯦ ꯆꯥꯛ ꯆꯥꯁꯦ ꯂꯩꯃꯤꯟꯅꯔꯦꯕ ꯐꯣꯟ ꯇꯧꯔꯣꯅ ꯑꯗ ꯃꯥꯅ ꯑꯃꯨꯛ ꯃꯃꯥꯟꯅꯕꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯂꯧꯔꯛꯏꯕ ꯅꯨꯄꯥꯗꯨꯒꯤ ꯅꯝꯕꯔꯁꯦ ꯐꯣꯟ ꯇꯧꯔꯖꯥꯠꯅꯤ ꯅꯣꯏ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯕꯣ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯌꯧꯔꯦ ꯁꯨꯝ ꯇꯧꯔꯛꯄꯅꯤꯗ ꯀꯥꯏꯅ ꯑꯩꯈꯣꯏꯁꯨ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯥ ꯆꯥꯁꯦꯅ ꯑꯩꯈꯣꯏ ꯊꯣꯡꯉꯤ ꯊꯥꯏ ꯑꯁ ꯅꯣꯏ ꯉꯁꯥꯏ ꯄꯥꯔꯇꯤꯗꯣ ꯂꯣꯏ ꯄꯨꯜꯂꯤꯔꯣ ꯀꯥꯏꯅꯀꯣ ꯑꯃꯗꯣ ꯌꯥꯎꯔꯛꯇꯣꯏꯅꯦ ꯃꯣꯏꯗꯤ ꯍꯪꯉꯛꯏꯗோ ꯑꯗꯩ ꯂꯣꯏ ꯄꯨꯜꯂꯦ ꯑꯩꯈꯣই ꯂꯣꯏ ꯁꯨꯏ ꯃꯌꯨꯝꯗ ꯆꯠꯈꯤꯕꯁꯨ ꯈꯔ ꯌꯥꯎꯋꯦꯅ ꯍꯥꯏꯕꯖꯥꯠꯅꯦꯕꯀꯣ ꯌꯨꯝ ꯅꯛꯄꯒꯤ ꯃꯣꯏꯗꯤ ꯑꯗꯨꯝ ꯍꯌꯦꯡ ꯗ꯭ꯌꯨꯇꯤ ꯃꯇꯝꯗ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯩꯈꯣꯏꯗꯤ ꯂꯥꯞꯄꯦ ꯑꯗꯨꯒꯤꯁꯨ ꯂꯩꯅꯒꯗ ꯑꯗꯩꯗꯤ ꯀꯩꯅꯣꯝ ꯁꯨꯝ ꯍꯥꯏꯅꯤꯡꯕꯅꯤꯅꯦ ꯑꯩꯈꯣꯏꯁꯦ ꯍꯥꯏ ꯉꯝꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯛꯎ ꯀꯩꯅꯣꯅ ꯇꯧꯔꯒ ꯀꯩꯅꯣꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯕꯗ ꯑꯃ ꯁꯟꯒ꯭ꯂꯥꯁ ꯎꯞꯄ ꯑꯃ ꯁꯨꯛꯆꯪ ꯆꯪꯉꯛꯇꯕꯗꯣꯅ ꯍꯥꯏꯔꯒ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃ ꯑꯩꯈꯣꯏꯒꯤꯗ ꯌꯥꯎꯗꯕ ꯒꯥꯔꯤꯗ ꯂꯩꯍꯧꯕꯗꯣ ꯈꯪꯉꯦ ꯑꯗꯨꯗꯨꯅ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯔꯕꯀꯣ ꯑꯗꯨ ꯈꯪꯅꯅꯤꯡꯉꯦ ꯍꯥꯏ ꯅꯨꯡꯁꯤꯗꯤ ꯂꯥꯛꯑꯦ ꯍꯥꯏꯗꯕ ꯈꯪꯅꯅꯤꯡꯉꯦ ꯍꯥꯏ ꯈꯣꯠꯂꯦꯅ ꯑꯗꯣ ꯃꯥꯁꯤꯕꯨ ꯅꯨꯄꯤꯒ ꯊꯤꯔꯖꯥꯠꯂꯣꯅ ꯊꯤꯗ꯭ꯔꯤꯍꯦ ꯑꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯦꯛꯇ ꯂꯥꯎ ꯊꯥꯔ ꯃꯣꯏꯗꯤ ꯁꯥꯟꯅꯩꯃꯤꯅ ꯑꯗꯨꯋꯥꯏꯒ ꯇꯧꯅꯕꯤꯗꯣ ꯑꯗꯣ ꯃꯥꯁꯦ ꯁꯣꯔꯒ ꯍꯣꯟꯗꯩꯀꯣ ꯑꯗꯩ ꯀꯩ ꯂꯝꯗꯩꯅꯣ ꯑꯗꯩ ꯃꯃꯤꯡꯗꯤ ꯀꯥꯏ ꯂꯣꯏ ꯍꯪꯅꯔꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏꯁꯦ ꯐꯣꯟꯁꯦ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯑꯝꯇ ꯍꯪꯈꯤꯒꯦ ꯈꯣꯠꯈꯤꯒꯦ ꯑꯗꯨꯒ ꯅꯝꯕꯔ ꯄꯤꯔꯛꯀꯦ ꯈꯣꯠꯀꯦ ꯍꯥꯏꯅꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯅꯝꯕꯔꯗꯣ ꯅꯨꯄꯥꯗꯨꯅꯁꯨ ꯄꯤꯈꯣ ꯍꯥꯏꯔꯦꯅ ꯄꯤꯅꯔꯦꯕ ꯑꯗꯩꯗꯤ ꯃꯕꯥꯅꯤꯁꯦ ꯑꯃꯨꯛ ꯃꯥꯁꯦ ꯐꯣꯟꯁꯦ ꯃꯥꯅ ꯍꯥꯟꯅ ꯇꯧꯔꯦ ꯅꯝꯕꯔꯗꯣ ꯃꯣꯏꯅ ꯄꯤꯔꯛꯑꯕꯅꯤꯅꯀꯣ ꯃꯥꯁꯦ ꯑꯩꯒ ꯂꯥꯎꯋꯦ ꯍꯥꯏꯀꯣ ꯄꯥꯏꯔꯛꯀꯗ꯭ꯔꯥ ꯄꯥꯏꯔꯛꯑꯣꯏꯗ꯭ꯔꯥ ꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯁꯤꯗꯤ ꯃꯇꯝ ꯐꯣꯟ ꯊꯣꯛꯂꯛꯑꯕꯅꯤꯅ ꯁꯠ ꯊꯨꯏ ꯍꯥꯏꯕꯗꯨꯅꯦꯕꯀꯣ ꯐꯥꯎꯅꯕ ꯍꯣꯏ ꯑꯗꯩ ꯃꯇꯝ ꯑꯃꯗꯗꯤ ꯅꯨꯡꯁꯤꯕ ꯑꯃ ꯐꯣꯡꯗꯣꯛꯅꯕ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯝ ꯀꯨꯏꯅ ꯆꯪꯅꯩꯗꯅ ꯐꯣꯟ ꯊꯣꯛꯇ꯭ꯔꯤꯉꯩꯗꯗꯤ ꯇꯧꯔꯦ ꯑꯗꯨꯒ ꯃꯥꯁꯨ ꯑꯗꯨꯝ ꯍꯔꯥꯎ ꯄꯥꯏꯔꯛꯑꯒ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯁꯥꯔꯦꯕꯀꯣ ꯃꯕꯥꯅꯤꯁꯦ ꯑꯗ ꯃꯥꯅ ꯑꯩ ꯉꯔꯥꯡ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯄꯅꯦ ꯈꯣꯠꯄꯅꯦ ꯑꯁ ꯅꯪ ꯎꯔꯨꯕꯗꯒꯤ ꯑꯗꯨ ꯀꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯁꯥꯔꯦ ꯑꯗꯩ ꯅꯨꯄꯥꯁꯤꯅꯁꯨ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯏꯀꯥꯏ ꯊꯤꯒꯜꯂꯦ ꯁꯨꯝ ꯅꯨꯄꯤ ꯋꯥꯔꯤ ꯁꯥꯕꯁꯦ ꯑꯩꯈꯣꯏꯁꯦ ꯍꯩꯇꯦ ꯑꯗꯣ ꯑꯩꯈꯣই ꯏꯃꯥꯟꯅꯕꯈꯩꯗꯨꯅ ꯀꯩꯅꯣ ꯇꯧꯔꯒ ꯅꯪꯗꯤ ꯆꯪꯉꯛꯇꯦꯒ ꯍꯥꯏ ꯑꯗꯣ ꯑꯆꯥꯄꯣꯠꯇꯣ ꯅꯪ ꯆꯥꯕ ꯌꯥꯎꯔꯅꯣ ꯅꯪ ꯆꯪꯉꯛꯇꯕꯅꯤꯅꯒ ꯍꯥꯏ ꯑꯗ ꯑꯩꯅ ꯅꯪꯁꯦ ꯒꯥꯔꯤꯗ ꯇꯣꯉꯥꯟ ꯂꯩꯕꯗꯨꯗ ꯅꯪ ꯈꯇꯪ ꯑꯁꯤꯁꯨ ꯑꯩꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯃꯃꯥꯏ ꯁꯣꯟꯕ ꯑꯣꯏꯔꯝꯒꯅꯤꯅ ꯑꯩꯅꯁꯨ ꯈꯜꯂꯤꯅꯦ ꯀꯥꯏꯅ ꯃꯕꯥꯅꯤꯁꯦ ꯃꯣꯠꯀꯗꯣ ꯆꯥꯟꯅꯔꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯅꯨꯡꯁꯤꯅꯔꯒ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯦ ꯅꯣꯏ ꯅꯪ ꯗ꯭ꯌꯨꯇꯤ ꯇꯥꯗꯣꯏꯔꯥ ꯄꯨꯡ ꯀꯌꯥꯗꯩꯅꯣ ꯑꯗꯩ ꯅꯪ ꯊꯕꯛ ꯆꯠꯀꯗ꯭ꯔꯥ ꯅꯣꯡꯃ ꯃꯦꯁꯦꯖ ꯊꯥꯅꯕ ꯐꯣꯟ ꯇꯧꯅꯕ ꯁꯨꯝ ꯇꯧꯅꯔꯦ ꯑꯗꯩ ꯃꯣꯏ ꯄꯨꯂꯞꯁꯦ ꯊꯦꯡꯅꯁꯤ ꯍꯥꯏꯔꯒ ꯊꯦꯡꯅꯔꯦ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯗꯅ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯣꯏꯅ ꯑꯗꯨꯝ ꯐꯣꯡꯗꯣꯛꯑꯦ ꯃꯃꯥꯟꯅꯕꯤꯈꯩꯁꯤꯅꯀꯣ ꯃꯥꯅ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ
ꯃꯥ ꯁꯨꯃꯥꯏꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯅꯦ ꯑꯗꯣ ꯃꯥꯗꯤ ꯅꯨꯡꯁꯤꯕ ꯈꯣꯠꯄꯁꯦ ꯑꯝꯐꯥꯎ ꯐꯖꯅ ꯅꯨꯡꯁꯤꯅꯕ ꯂꯩꯔꯛꯇ꯭ꯔꯤ ꯑꯁꯨꯝ ꯑꯃꯣꯅꯤꯒ ꯋꯥꯔꯤ ꯁꯥꯔꯒ ꯑꯃꯨꯛꯇꯪꯒ ꯎꯅꯔꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀ꯭ꯂꯥꯁ 9, 10 ꯑꯗꯥꯏ 11 ꯑꯗꯥꯏꯗ ꯈꯤꯇꯪ ꯊꯝꯃꯝꯃꯦ ꯑꯗꯩꯗꯤ ꯃꯥ ꯁꯨꯛꯇꯝ ꯊꯝꯈꯤꯗ꯭ꯔꯦ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯍꯣꯠꯅꯕꯅꯤ ꯈꯣꯠꯄꯅꯤ ꯑꯗꯨꯒꯤꯅꯒ ꯍꯥꯏꯕꯗ ꯅꯨꯄꯥꯁꯤꯅꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯈꯣꯠꯄꯗꯣꯅꯒ ꯍꯥꯏꯔꯒ ꯑꯗꯩ ꯅꯨꯄꯥꯁꯤꯒꯤꯗꯤ ꯃꯥꯗꯤ ꯅꯨꯄꯤꯁꯤꯒ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯦꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯩꯒꯤ ꯃꯌꯥꯝꯁꯦ ꯑꯗꯣ ꯅꯨꯄꯤꯁꯤꯗꯤ ꯃꯣꯏꯗꯤ ꯊꯣꯏꯗꯣꯛꯅ ꯁꯦꯟ ꯅꯨꯡ ꯄꯨꯊꯕ ꯈꯣꯠꯄ ꯑꯋꯥꯕ ꯏꯃꯨꯡ ꯅꯠꯇꯦꯕꯀꯣ ꯀꯔꯤꯝ ꯄꯨꯊꯗꯦ ꯃꯄꯥ ꯍꯣꯏꯅ ꯁꯨꯔꯤ ꯅꯣꯝꯃꯤꯗꯨꯅ ꯑꯗꯨꯝ ꯆꯥꯔꯒ ꯃꯣꯏꯅ ꯇꯥꯜꯂꯦ ꯑꯗꯨꯝ ꯃꯁꯥꯏ ꯃꯔꯟ ꯍꯥꯏ ꯑꯣꯏꯕ ꯑꯗ ꯃꯥꯗꯤ ꯎꯄꯨ ꯀꯥꯡꯊꯣꯟ ꯃꯔꯨꯞ ꯑꯗꯩ ꯁꯅꯥ ꯃꯔꯨꯞ ꯑꯗꯨ ꯃꯔꯨꯞꯅꯒꯁꯦ ꯂꯣꯏ ꯌꯥꯎꯁꯟꯖꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗꯤ ꯊꯕꯛꯇꯤ ꯇꯧꯔꯒ ꯃꯥꯁꯤꯅ ꯊꯕꯛ ꯇꯧꯈꯤꯕꯗ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯄꯨꯈꯤꯕ ꯑꯗꯩ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯩꯅꯣ ꯑꯅꯥ ꯑꯌꯦꯛ ꯁꯨꯝ ꯃꯄꯥ ꯍꯣꯏꯒꯤ ꯋꯥꯕ ꯈꯣꯠꯄꯁꯤꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯅꯨꯡ ꯂꯧꯈ꯭ꯔ ꯄꯩꯁꯥꯁꯦ ꯂꯦꯝꯗꯕ ꯃꯤꯒꯤ ꯁꯤꯡꯕꯩ ꯈꯣꯠꯄꯩ ꯑꯗꯨꯒ ꯃꯥꯒꯤ ꯇꯣꯂꯣꯞꯁꯦ ꯑꯗꯨꯝ ꯃꯃꯥ ꯍꯣꯏꯅ ꯀꯩꯅꯣꯁꯦ ꯃꯃꯥ ꯍꯣꯏꯅ ꯂꯣꯏ ꯁꯤꯟꯕꯗꯣ ꯑꯗꯨ ꯑꯣꯏꯔꯒ ꯄꯩꯁꯥꯁꯦ ꯀꯣꯟꯅꯗꯕꯗꯣ ꯑꯗꯨꯒꯤ ꯇꯣꯂꯣꯞ ꯆꯥꯖꯒꯁꯨ ꯁꯨꯃꯥꯏꯅ ꯀꯣꯟꯅꯗꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯇꯣꯂꯣꯞ ꯆꯥꯔꯦꯅ ꯇꯣꯂꯣꯞ ꯆꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏ ꯀꯣꯟꯅꯕ ꯂꯣꯏ ꯂꯦꯝꯃꯕ ꯄꯩꯁꯥ ꯅꯠꯇꯦꯕ ꯑꯗꯩ ꯑꯃꯨꯛꯁꯨ ꯀꯅꯥꯒꯨꯝꯕ ꯅꯣꯡꯃꯩ ꯒꯨꯁ ꯐꯪꯕ ꯕꯤꯖꯤꯅꯦꯁ ꯅꯣꯡꯃꯩ 3-4 ꯃꯔꯤ ꯖꯣꯞ ꯖꯣꯞ ꯄꯩꯁꯥ ꯇꯣꯡꯕ ꯃꯤꯅꯗꯤꯅꯦ ꯇꯣꯂꯣꯞ ꯆꯥꯕꯁꯦ ꯌꯥꯝ ꯀꯤꯌꯦꯕ ꯑꯀꯛꯅꯕ ꯄꯩꯁꯥ ꯑꯗꯨ ꯈꯛꯇꯪ 30-40 ꯑꯗꯨ ꯈꯛꯇꯪꯅ ꯊꯥꯗꯨꯃ ꯁꯤꯜꯂꯛꯇꯣꯏꯅꯤꯗꯅ ꯉꯝꯃꯣꯏ ꯍꯥꯏꯕ ꯃꯤ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯨꯛ ꯄꯩꯁꯥ ꯏꯟꯊꯤꯉꯥꯏ ꯊꯣꯛꯇꯕꯗꯅ ꯊꯥ ꯑꯃꯒꯤ ꯂꯦꯡꯗꯅ ꯇꯣꯂꯣꯞ ꯃꯣꯏꯗꯤ 90-80 ꯂꯥꯛꯏ ꯃꯤꯒ ꯍꯥꯏꯔꯒ ꯑꯃꯨꯛ ꯇꯣꯂꯣꯞ ꯆꯥꯕꯁꯤꯡꯁꯦ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕꯁꯨ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯏꯗꯤ ꯇꯣꯂꯣꯞꯁꯨ ꯊꯣꯏꯗꯣꯛꯅ ꯂꯦꯝꯗꯕ ꯑꯣꯏꯔꯝꯃꯦꯕꯀꯣ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯗꯨꯝ ꯁꯤꯟꯕꯗꯣ ꯑꯗꯨꯒ ꯅꯨꯄꯤꯁꯤꯒꯤꯗꯤ ꯑꯗꯨꯝ ꯀꯩꯗꯧꯕꯅꯤ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯃꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯌꯦꯡꯍꯟꯕ ꯈꯣꯠꯍꯟꯕ ꯃꯥꯒꯤ ꯎꯅꯕꯗꯀꯣ ꯃꯤꯅ ꯄꯩꯁా ꯀꯥꯞꯊꯣꯛ ꯀꯥꯞꯁꯤꯟ ꯇꯧꯕꯒꯤ ꯃꯥꯒꯤ ꯑꯗꯒꯤ ꯀꯩꯅꯣ ꯃꯌꯥꯝꯒꯗꯣ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯁꯤ ꯇꯣꯡꯉꯦ ꯁꯤ ꯇꯧꯏ ꯑꯗꯨ ꯀꯥꯟꯅ ꯋꯥꯔꯤꯁꯦ ꯃꯥꯏꯁꯨ ꯆꯠꯂꯨꯔ ꯍꯜꯂꯛꯑꯒ ꯅꯨꯡꯗꯥꯡꯁꯦ ꯅꯨꯄꯥꯁꯨ ꯗ꯭ꯌꯨꯇꯤ ꯆꯠꯂ ꯍꯜꯂꯛꯑꯒ ꯅꯨꯡꯗꯥꯡꯁꯦ ꯋꯥꯔꯤꯒ ꯁꯥꯟꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯕꯥꯅꯤꯁꯦ ꯅꯨꯡꯉꯥꯏꯅ ꯁꯨꯝ ꯑꯗꯨꯝ ꯂꯦꯟꯃꯤꯟꯅꯔꯛꯑꯦ ꯃꯇꯝꯁꯦꯀꯣ ꯊꯥ 8-9ꯁꯦ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏꯌꯦ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯗꯩꯗꯤ ꯃꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯁꯤꯁꯦ ꯑꯗꯨꯝ ꯈꯪꯒꯅꯦꯕ ꯅꯨꯄꯥꯅ ꯍꯦꯟꯅ ꯄꯥꯝꯖꯕ ꯅꯨꯄꯤꯁꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯅꯨꯡꯗꯤ ꯅꯨꯡꯁꯤꯅꯕ ꯑꯅꯤꯁꯦ ꯅꯨꯄꯥꯅ ꯍꯦꯟꯖꯕ ꯅꯨꯄꯥꯅ ꯍꯦꯟꯅ ꯎꯅꯤꯡꯕ ꯋꯥꯔꯤ ꯁꯥꯅꯤꯡꯕ ꯐꯣꯟ ꯇꯧꯕꯩ ꯆꯥꯡꯁꯦ ꯅꯨꯄꯥꯅ ꯍꯦꯟꯕ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯤꯁꯤꯅ ꯍꯦꯟꯅꯅꯦ ꯅꯨꯄꯥꯁꯦ ꯄꯥꯝꯖꯕ ꯅꯨꯄꯥꯁꯤꯅꯗꯤ ꯐꯣꯟꯁꯦ ꯏꯇꯧ ꯇꯧꯔꯛꯇꯕ ꯅꯨꯄꯤꯗꯨꯅ ꯇꯧꯕ ꯀꯣꯏ ꯆꯠꯁꯦ ꯍꯥꯏꯁꯨ ꯅꯨꯄꯤꯁꯤꯅ ꯍꯧꯕ ꯎꯅꯁꯦ ꯍꯥꯏꯁꯨ ꯅꯨꯄꯤꯁꯤꯅ ꯍꯧꯕ ꯁꯤ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯈꯔ ꯄꯥꯝꯖꯕ ꯃꯤꯁꯦ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯤꯁꯦ ꯁꯤꯅ ꯃꯇꯦꯡ ꯄꯥꯡꯒꯅꯦꯕ ꯈꯔ ꯋꯥꯠꯄ ꯃꯤꯁꯤꯗ ꯑꯗꯨꯝ ꯈꯔ ꯅꯨꯡꯁꯤꯕ ꯋꯥꯠꯄ ꯃꯤꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯕꯨ ꯄꯥꯝꯕꯤꯅꯕ ꯅꯨꯡꯁꯤꯅꯕ ꯂꯩꯊꯣꯛꯄꯤꯗꯅꯕꯒꯤꯀꯣ ꯑꯗ ꯃꯥ ꯅꯨꯄꯥꯁꯤꯅ ꯑꯁ ꯑꯩꯗꯤ ꯅꯪꯗꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦ ꯑꯩꯗꯤ ꯀꯣꯟꯅꯗꯦꯗ ꯄꯩꯁꯥ ꯏꯃꯥꯅ ꯂꯣꯏ ꯂꯧꯈ꯭ꯔꯦ ꯇꯣꯂꯣꯞ ꯐꯪꯉꯦ ꯂꯣꯏ ꯂꯧꯈ꯭ꯔꯦ ꯀꯣꯟꯅꯗꯦꯗ ꯑꯩꯒꯤ ꯑꯗꯨ ꯂꯩꯇꯦ ꯑꯗꯥ ꯂꯩꯇꯦꯒ ꯍꯥꯏꯕꯁꯦ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝꯅꯦ ꯂꯩꯕꯤꯕ ꯃꯥꯏ ꯈꯣꯡꯎꯞꯀ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯩꯗꯤ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯐꯨꯔꯤꯠꯀꯁꯦ ꯂꯩꯔ ꯄꯤꯕ ꯑꯗꯩ ꯃꯥꯏ ꯈꯣꯔꯁꯥ ꯂꯣꯏꯅꯕ ꯑꯗꯨꯝ ꯀꯩꯅꯣ 1,000-2,000ꯒꯁꯦ ꯑꯗꯨꯝ ꯀꯥꯞꯄ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯄꯤꯁꯤꯅ ꯂꯣꯏ ꯁꯤꯜꯂꯦꯕꯀꯣ ꯑꯗꯩ ꯎꯅꯕꯗꯒꯁꯦ ꯑꯗꯨꯝ ꯍꯦꯛ ꯃꯥꯏ ꯒꯥꯔꯤ ꯊꯥꯎ ꯍꯥꯜꯂꯣꯒꯥꯟ ꯄꯩꯁꯥ ꯄꯤꯔꯝꯕ ꯑꯗꯩ ꯃꯕꯥꯅꯤ ꯎꯅꯕꯩ ꯑꯗꯨꯝ ꯔꯦꯁꯇꯨꯔꯦꯟꯒꯤ ꯀꯩ ꯆꯥꯕꯩꯒ ꯕꯤꯜ ꯇꯥꯕꯁꯦ ꯅꯨꯄꯤꯁꯤꯅ ꯑꯩꯅ ꯑꯗꯨꯝ ꯇꯧꯈ꯭ꯔꯒꯦꯗꯒ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯅꯨꯄꯤꯁꯤꯅ ꯇꯧꯋꯦꯕ ꯃꯥꯅ ꯍꯥꯏꯌꯦꯀꯣ ꯃꯉꯣꯟꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯅꯨꯡꯊꯤꯟ ꯍꯥꯏꯕ ꯂꯩꯇꯦ ꯁꯨꯞꯅꯒꯤ ꯇꯨꯝꯊꯕ ꯃꯇꯝ ꯇꯨꯝꯕ ꯍꯥꯏꯁꯤꯗꯤ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯩꯗꯅ ꯇꯨꯝꯕ ꯈꯛꯇꯪꯅꯤꯗꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯋꯥꯈꯜ ꯈꯟꯗ꯭ꯔꯤꯁꯦ ꯁꯤꯒꯤ ꯃꯇꯝꯁꯦ ꯈꯛꯇꯅꯤ ꯍꯥꯏꯌꯦ ꯃꯥꯅ ꯅꯨꯄꯥꯁꯤꯒꯤ ꯋꯥꯈꯜ ꯈꯟꯗꯕꯁꯦ ꯍꯦꯛ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯩꯗꯤꯅꯦ ꯃꯥ ꯍꯧꯒꯠꯂꯝꯃꯗ꯭ꯔꯥ ꯑꯗꯩ ꯃꯥ ꯀꯩꯗꯧꯔꯝꯒꯅꯤ ꯑꯣꯐꯤꯁ ꯆꯠꯂꯝꯒꯗ꯭ꯔꯥ ꯐꯣꯟꯁꯦ ꯇꯥꯛ ꯄꯥꯏꯈꯠꯂꯒ ꯍꯥꯟꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯁꯤꯒ ꯁꯥꯒꯣꯟꯅꯔꯒ ꯂꯣꯏꯅꯔꯒ ꯑꯗꯨꯝ ꯂꯩꯕꯗꯣ ꯃꯥꯏ ꯋꯥꯈꯜꯁꯤꯗ ꯃꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯐꯣꯟꯁꯦ ꯑꯗꯨꯝ ꯇꯧꯅꯤꯡꯕ ꯃꯥꯏ ꯊꯕꯛ ꯆꯠꯄꯒꯁꯦ ꯆꯠꯐꯝ ꯈꯪꯉꯛꯇꯕ ꯀꯨꯏꯅ ꯊꯕꯛꯁꯤꯗ ꯃꯇꯝ ꯄꯤꯅꯤꯡꯗꯕ ꯃꯥ ꯅꯨꯄꯥꯁꯤꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯅꯤꯡꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯨ ꯑꯌꯨꯛ-ꯅꯨꯡꯊꯤꯟꯗꯗꯤ ꯃꯥꯏ ꯗ꯭ꯌꯨꯇꯤ ꯀꯩ ꯆꯠꯄꯅꯤꯅ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯕ ꯁꯪꯗ꯭ꯔꯦꯗꯅ ꯑꯩ ꯑꯗꯨ ꯆꯠꯂꯤ ꯑꯗꯨ ꯐꯠꯄ ꯍꯥꯏꯅꯔꯒ ꯑꯗꯨꯒ ꯅꯨꯡꯗꯥꯡꯁꯦ ꯁꯤꯒꯤ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯇꯝꯁꯤꯗꯤ ꯃꯕꯥꯅꯤ ꯐꯖꯅ ꯁꯥꯟꯅꯕ ꯁꯤꯒꯤ ꯃꯇꯝꯁꯦ ꯉꯥꯏꯕꯗ ꯃꯥꯅ ꯌꯥꯝ ꯋꯥꯖꯕꯀꯣ ꯑꯗꯣ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯊꯥꯔꯦꯗꯅ ꯃꯥꯅ ꯍꯦꯛꯇ ꯍꯥꯟꯕ ꯅꯨꯄꯥꯁꯤꯅꯗꯤ ꯏꯊꯥ ꯊꯥꯔꯛꯇꯕ ꯃꯥꯅ 5 ꯇꯨꯛꯀ ꯊꯥꯕꯗ ꯁꯥꯡꯅ ꯏꯕ ꯑꯗꯨꯁꯨ ꯃꯥꯅ ꯏꯕꯅ ꯑꯗꯣ ꯁꯤꯁꯦ ꯃꯁꯥꯗꯀꯣ ꯑꯩꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯤꯅꯗꯤ ꯅꯨꯡꯁꯤꯕꯤꯔꯛꯇꯕ ꯁꯤꯗ ꯃꯁꯥꯗ ꯄꯥꯟꯕ ꯃꯤ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯦ ꯋꯥꯔꯤꯁꯤꯗꯀꯣ ꯌꯥꯝ ꯃꯥꯟꯅꯕ ꯑꯩꯅ ꯇꯧꯕꯗꯨꯒꯅ ꯑꯗꯨꯗꯣ ꯇꯤꯡ ꯄꯥꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯗꯤ ꯌꯥꯝ ꯌꯥꯎꯋꯦꯕ ꯁꯤꯁꯦ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯥꯁꯤꯅꯗꯤꯅꯦ ꯃꯇꯦꯛ ꯑꯃ ꯑꯅꯤ ꯈꯛꯇꯪꯒꯅꯦ ꯍꯜꯂꯛꯄ ꯅꯨꯄꯤꯁꯤꯅꯗꯤ ꯁꯥꯡꯅ ꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯐꯣꯟꯃꯛꯇ ꯇꯧꯔꯦꯗꯅ ꯅꯨꯄꯤꯁꯤꯅ 10 ꯔꯛꯀ ꯇꯧꯔꯀꯥꯟꯗ ꯅꯨꯄꯥꯁꯤꯅꯗꯤ ꯑꯃꯨꯛꯇꯪꯒ ꯇꯧꯔꯛꯄ ꯑꯗꯨ ꯃꯥꯅ ꯍꯥꯏꯌꯦ
ꯃꯥꯅ ꯁꯤꯗ ꯌꯥꯝ ꯐꯖꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯀꯣ ꯋꯥꯍꯩꯁꯦ ꯃꯥꯏ ꯇꯣꯉꯥꯟꯕꯅꯦꯕ ꯍꯥꯏꯅꯔꯛꯏꯁꯦ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯑꯩ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤꯗ ꯑꯃꯨꯛꯇ ꯍꯥꯏꯗ꯭ꯔꯤꯀꯣ ꯃꯥ ꯁꯨꯃꯥꯏ ꯍꯥꯏ ꯄ꯭ꯔꯤꯊꯤꯕꯤ ꯄꯥꯛ ꯆꯥꯎꯈ꯭ꯔꯕꯁꯦ ꯁꯤꯗꯩꯗꯅꯦ ꯀꯅꯥꯝꯇ ꯍꯤꯡꯗ꯭ꯔꯕꯀꯣ ꯁꯨꯝꯅꯒꯤ ꯅꯨꯄꯥꯁꯦ ꯈꯛ ꯍꯤꯡꯉꯕ ꯃꯕꯥꯅꯤ ꯈꯛ ꯑꯗꯨꯏꯗꯤ ꯌꯥꯔꯦ ꯁꯤꯅꯦꯕ ꯑꯗꯨꯒ ꯆꯥꯎꯈ꯭ꯔꯕ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗꯅꯦ ꯃꯕꯥꯅꯤ ꯈꯛ ꯍꯤꯡꯅꯤꯕꯣꯏ ꯈꯜꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯌꯥꯝ ꯐꯖꯕ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃꯅ ꯃꯥꯒꯤ ꯐꯣꯟꯁꯦ ꯃꯥꯒꯤ ꯀꯁꯇꯃꯔꯁꯤꯡ ꯌꯥꯝ ꯂꯥꯛꯑꯦꯕ ꯑꯗꯨꯒꯤ ꯐꯨꯔꯤꯠꯇꯣ ꯑꯝꯇ ꯄꯨꯕꯤꯔꯛꯎ ꯑꯗꯨ ꯂꯤꯛꯇꯣ ꯑꯗꯨꯅ ꯑꯗꯣ ꯌꯥꯝ ꯂꯥꯛꯑꯦ ꯌꯥꯝ ꯂꯥꯛꯄ ꯀꯁꯇꯃꯔ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯀꯩꯁꯤꯡ ꯃꯥꯒꯤ ꯀꯔꯕꯥꯔ ꯄꯨꯟꯃꯤꯟꯅꯕꯁꯨ ꯂꯥꯛꯇ꯭ꯔꯥ ꯃꯔꯤ ꯃꯇꯥꯒꯤꯁꯨ ꯃꯌꯥꯝ ꯂꯥꯛꯇ꯭ꯔꯥ ꯏꯃꯨꯡ ꯃꯅꯨꯡꯒꯤꯁꯨ ꯁꯤꯗ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯏꯕ ꯐꯣꯟꯁꯦꯀꯣ ꯑꯗꯩ ꯃꯦꯁꯦꯖꯁꯨ ꯐꯨꯔꯤꯠꯇꯣ ꯐꯣꯇꯣ ꯊꯥꯔꯛꯄ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯄꯥꯝꯃꯦ ꯃꯣꯏꯅ ꯍꯥꯞꯀꯠꯂꯛꯄꯗꯣ ꯁꯤ ꯄꯥꯝꯃꯦꯅ ꯊꯥꯔꯛꯄ ꯂꯤꯛ ꯑꯣꯏꯔꯣ ꯑꯗꯨꯝꯕ ꯋꯥꯆꯞꯁꯨ ꯃꯌꯥꯝ ꯂꯥꯛꯄ ꯑꯗ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯏꯖꯕ ꯃꯦꯁꯦꯖꯁꯦꯀꯣ ꯋꯥꯆꯞ ꯃꯦꯁꯦꯖ ꯂꯥꯛꯀꯦ ꯍꯥꯏꯕꯗ ꯇꯥꯛ ꯌꯦꯡꯗꯣꯏꯅꯦ ꯃꯥꯅ ꯉꯥꯏꯔꯤꯁꯦ ꯅꯨꯄꯥꯗꯨꯒꯤ ꯐꯣꯟ ꯅꯨꯄꯥꯗꯨꯒꯤ ꯋꯥꯆꯞ ꯃꯦꯁꯦꯖ ꯇꯦꯛꯁ ꯁꯤꯅꯦꯕ ꯃꯥꯅ ꯉꯥꯏꯔꯤꯁꯦ ꯑꯗ ꯃꯥꯒꯤ ꯑꯣꯏꯖꯥꯠꯂ ꯒꯥꯏꯅꯒ ꯌꯦꯡꯉꯨꯔꯒ ꯑꯣꯏꯔꯝꯗꯕ ꯃꯉꯣꯟꯗ ꯐꯣꯟꯕꯨ ꯍꯦꯛ ꯄꯥꯏꯅꯤꯡꯉꯛꯇꯕꯀꯣ ꯑꯗ ꯑꯩꯅ ꯉꯍꯥꯟꯈꯩꯗꯤ ꯕꯤꯖꯤꯅꯦꯁꯀꯤ ꯀꯩꯒꯤ ꯐꯣꯟꯁꯦ ꯃꯌꯥꯝ ꯂꯥꯛꯄꯗ ꯃꯥꯅ ꯍꯔꯥꯎꯖꯕꯗꯣ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯆꯥꯎꯈꯠꯂꯛꯄꯩꯀꯣ ꯑꯗꯨꯒ ꯋꯥꯔꯤꯒ ꯁꯥꯕꯁꯦ ꯇꯜꯂꯛꯄ ꯀꯨꯏꯅꯒ ꯁꯥꯅꯤꯡꯗꯕ ꯑꯗꯨꯒ ꯉꯍꯥꯟꯈꯩꯗꯤ ꯕꯤꯖꯤꯅꯦꯁꯀꯤ ꯐꯣꯟ ꯑꯃ ꯂꯥꯛꯄꯗ ꯃꯥꯒꯤ ꯀꯁꯇꯃꯔ ꯑꯃ ꯍꯦꯟꯒꯠꯂꯦꯅ ꯑꯁ ꯏꯆꯦ ꯑꯗꯨꯗꯣ ꯍꯣꯏ ꯑꯗꯨ ꯄꯥꯝꯕꯅꯦ ꯑꯗꯨ ꯐꯖꯕꯅꯦ ꯑꯗꯨꯗꯣ ꯌꯥꯝ ꯀꯨꯏꯅꯁꯨ ꯆꯠꯄꯅꯤ ꯂꯥꯁꯇꯤꯡ ꯑꯣꯏꯕꯅꯤ ꯁ꯭ꯇꯔꯦꯆꯦꯕꯜꯅꯤ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝ ꯐꯕꯅꯦ ꯐꯤꯗꯣ ꯌꯥꯝ ꯁꯣꯐ ꯑꯣꯏꯕꯅꯦ ꯑꯗꯨ ꯑꯗꯥꯒꯅ ꯃꯥꯅ ꯃꯌꯥꯝ ꯍꯥꯏꯔꯤꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯇꯜꯂꯛꯄꯗꯣ ꯃꯉꯣꯟꯗꯀꯣ ꯑꯗꯨꯒ ꯁꯥꯇꯣꯛꯎꯕ ꯅꯨꯄꯥꯒꯤ ꯍꯦꯛ ꯑꯣꯏꯔꯝꯃꯒꯅꯅꯦ ꯃꯥꯏ ꯊꯣꯡꯁꯦ ꯐꯣꯟꯁꯦ ꯁꯨꯃꯥꯏꯅ ꯍꯦꯛ ꯃꯥꯏ ꯕꯦꯛꯇ ꯍꯦꯛ ꯂꯧꯊꯣꯛꯕꯗ ꯅꯨꯄꯥꯁꯤꯒꯤ ꯍꯦꯛ ꯑꯣꯏꯔꯝꯃꯒꯅ ꯍꯔꯥꯎꯔ ꯄꯥꯏꯕꯗꯣ ꯑꯗꯨꯒ ꯃꯤ ꯑꯇꯣꯞꯄ ꯀꯁꯇꯃꯔꯒꯤ ꯑꯣꯏꯔꯝꯃꯒꯅ ꯁꯣꯛꯑꯒ ꯄꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯈꯔ ꯃꯁꯥꯒꯤ ꯐꯣꯟꯁꯦ ꯂꯤꯛꯑꯦ ꯍꯥꯏꯌꯦ ꯍꯧꯔꯛꯄꯗꯒꯤ ꯃꯥꯅ ꯑꯌꯥꯝꯕ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏꯌꯦ ꯃꯥꯅꯗꯤ ꯀꯩꯁꯨ ꯈꯟꯗꯕ ꯑꯗꯨꯗꯣ ꯀꯩꯁꯨ ꯑꯗꯨꯝ ꯃꯥ ꯆꯤꯟꯇꯩ ꯃꯥꯅꯦꯒ ꯈꯟꯗꯣꯛꯄꯗꯣ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯝ ꯇꯧꯖꯕꯗ ꯁꯨꯝ ꯃꯤꯁꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯗ ꯑꯗꯨꯝ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯅꯤ ꯑꯩꯅ ꯂꯩꯒꯦ ꯈꯟꯕ ꯅꯨꯄꯥꯅꯤ ꯑꯩ ꯏꯄꯨꯔꯣꯏꯕꯅꯤ ꯀꯥꯏ ꯈꯜꯂꯒ ꯑꯗꯨꯝ ꯇꯧꯖꯔꯦꯗꯅ ꯃꯥꯗꯤꯀꯣ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅꯗꯤ ꯌꯥꯝ ꯏꯇꯧ ꯇꯧꯔꯛꯇꯕ ꯃꯥꯅ ꯉꯥꯏꯕꯗ ꯋꯥꯖꯕꯗꯣ ꯈꯤꯇꯪ ꯃꯃꯜ ꯂꯩꯍꯟꯕꯁꯤꯅꯁꯨ ꯃꯒꯨꯟ ꯂꯩꯕ ꯑꯣꯏꯔꯝꯃꯦ ꯍꯥꯏ ꯃꯥꯅ ꯅꯨꯡꯁꯤꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯝꯊꯣꯛꯄ ꯑꯩꯅ ꯅꯨꯡꯁꯤꯅ ꯌꯥꯝ ꯎꯠꯊꯣꯛꯄꯁꯦ ꯁꯤꯁꯨ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯊꯣꯛꯄꯤꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯅ ꯍꯥꯏꯕ ꯃꯥꯅ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥꯗꯤ ꯑꯁꯥꯁꯦ ꯁꯥꯒꯠꯇꯅ ꯈꯣꯠꯀꯠꯇꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨ ꯇꯧꯕ ꯑꯗꯩꯗꯤ ꯃꯣꯏ ꯌꯨꯝ ꯃꯥꯅꯗꯤ ꯆꯍꯤ 2 ꯂꯩꯔꯒ ꯒ꯭ꯔꯦꯖꯨꯑꯦꯁꯟꯒꯁꯦ ꯂꯣꯏꯔ ꯑꯗꯨꯝ ꯆꯦꯟꯁꯤ ꯈꯣꯠꯁꯤ ꯀꯥꯏꯗꯣ ꯑꯁ ꯌꯥꯒꯩꯔꯣꯏꯍꯦ ꯆꯍꯤ 5 ꯂꯩꯇꯗꯤ ꯀꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯊꯨꯝ ꯌꯥꯝ ꯄꯨꯊꯔꯤ ꯑꯁꯤꯒ ꯂꯣꯏꯗꯗꯤ ꯌꯥꯔꯣꯏꯅ ꯑꯗꯩ ꯃꯥꯗꯤ ꯑꯃꯨꯛꯁꯨ ꯃꯌꯥꯝꯕ ꯑꯃꯁꯨ ꯅꯨꯄꯥꯁꯦ ꯃꯆꯤ ꯑꯃꯁꯨ ꯂꯩꯕꯖꯥꯠꯅꯦꯕ ꯑꯗꯨꯁꯨ ꯂꯣꯏꯗꯗꯤ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯀꯥꯏꯅ ꯑꯁ ꯑꯗꯨꯗꯤ ꯑꯩꯗꯤ ꯋꯥꯔꯦ ꯅꯪ ꯉꯥꯏꯕꯗ ꯀꯥꯏꯅ ꯑꯗꯩꯗꯤ ꯑꯁ ꯌꯨꯝ ꯁꯥꯎ ꯈꯣꯠꯂꯨ ꯑꯗꯨꯒ ꯍꯥꯏꯕꯁꯦ ꯅꯨꯄꯥꯁꯤꯅ ꯌꯨꯝ ꯁꯥꯅ ꯄꯩꯁꯥ ꯂꯩꯇꯦ ꯀꯥꯏꯅ ꯑꯩ ꯄꯤꯔꯛꯀꯦ ꯃꯇꯦꯡ ꯄꯥꯡꯉꯛꯀꯦ ꯑꯩ ꯑꯗꯨꯝ ꯑꯗꯩ ꯑꯁ ꯂꯨꯍꯣꯡꯅ ꯄꯩꯁꯥꯒ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯤꯗꯒ ꯍꯥꯏꯕꯁꯦ ꯑꯁ ꯑꯗꯨꯏꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨꯅꯦ ꯑꯩ ꯑꯗꯨꯝ ꯄꯥꯡꯉꯛꯀꯦꯅꯦꯒ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯅꯨꯄꯤꯁꯦ ꯃꯥꯅ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯊꯕꯛꯃꯛꯇ ꯆꯠꯃꯤꯟꯅꯔꯦ ꯃꯥꯗꯤ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯌꯦꯡꯖꯕ ꯋꯥꯔꯤ ꯁꯥꯔꯁꯨ ꯑꯗꯨꯝ ꯌꯦꯡꯖꯕ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯕꯥꯅꯤ ꯀꯣꯏ ꯆꯠꯃꯤꯟꯅꯔꯦ ꯃꯥꯗꯤ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯌꯦꯡꯖꯕꯗꯣ ꯅꯨꯄꯥꯗꯨꯅ ꯌꯦꯡꯇꯕ ꯃꯥꯏ ꯒꯥꯔꯤ ꯊꯧꯐꯝ ꯑꯗꯨꯝ ꯆꯨꯝꯅ ꯊꯧꯕ ꯋꯥꯔꯤ ꯁꯥꯔꯦ ꯐꯝꯃꯤꯟꯅꯔꯦ ꯃꯥꯏ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯐꯝꯐꯝ ꯊꯣꯛꯄ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯕ ꯅꯨꯄꯤꯁꯤꯅꯗꯤ ꯑꯗꯨꯝ ꯌꯦꯡꯕ ꯅꯨꯄꯥꯁꯤꯅꯗꯤ ꯀꯌꯥ ꯌꯦꯡꯕꯤꯔꯛꯇꯕ ꯁꯤꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯤꯕ ꯑꯅꯤꯁꯤꯅꯅꯦ ꯈꯪꯉꯦꯕ ꯅꯨꯡꯁꯤꯕꯁꯦ ꯃꯥꯅ ꯑꯗꯨꯝ ꯍꯥꯏꯌꯦ ꯃꯣꯏꯁꯤꯗ ꯃꯕꯥꯅꯤꯁꯦ ꯁꯥꯎꯅꯕꯁꯦ ꯀꯩꯒꯨꯝꯕ ꯑꯃꯒꯤ ꯃꯔꯩ ꯇꯧꯅꯕ ꯈꯣꯠꯄꯁꯦ ꯅꯨꯄꯥꯁꯤꯅꯗꯤ ꯀꯣꯏ ꯆꯠꯂꯨꯁꯦ ꯈꯣꯠꯂꯨꯁꯦ ꯍꯥꯏꯔꯁꯨ ꯁꯪꯗꯦ ꯈꯣꯠꯇꯦꯗ ꯑꯩꯅꯗ ꯍꯧꯋꯤ ꯅꯪꯅꯗꯤ ꯅꯣꯡꯇ ꯍꯧꯔꯛꯇꯦ ꯑꯗꯨꯗꯨꯒꯥꯟꯅ ꯃꯕꯥꯅꯤ ꯈꯠꯅꯕꯁꯦ ꯑꯗꯨꯝ ꯕ꯭ꯂꯣꯛꯀ ꯄꯤꯅꯕꯁꯦ ꯃꯥꯗꯤ ꯁꯥꯎꯕꯁꯦ ꯅꯨꯄꯥꯁꯤꯗꯤ 2-3 ꯐꯣꯟꯁꯦ ꯑꯗꯨꯝ ꯇꯧꯔꯛꯇꯦ ꯍꯥꯏꯌꯦꯕꯀꯣ ꯃꯥꯗꯤ ꯉꯝꯗꯕ ꯃꯥꯅ ꯑꯗꯨم ꯍꯦꯛꯇ ꯇꯧꯕ ꯃꯥꯅ ꯑꯗꯨꯝ ꯍꯦꯛꯇ ꯊꯦꯝꯕ ꯂꯥꯜꯂꯦ ꯍꯥꯏꯕꯁꯨ ꯃꯥꯅ ꯑꯗꯨꯝ ꯍꯥꯏꯕ ꯍꯥꯏꯕꯗꯤ ꯃꯥꯏꯗꯤ ꯇꯣꯛꯅꯕ ꯌꯥꯗꯦꯕ ꯅꯨꯄꯥꯁꯦ ꯅꯨꯡꯁꯤꯕꯅꯤꯅ ꯃꯥꯅ ꯊꯃꯣꯏꯗ ꯂꯩꯈ꯭ꯔꯕꯅꯤꯅꯀꯣ ꯃꯥꯅ ꯍꯥꯏꯌꯦꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤꯅꯦ ꯃꯉꯣꯟꯗ ꯆꯨꯈ꯭ꯔꯕꯅꯦ ꯍꯥꯏꯌꯦꯕ ꯑꯍꯥꯟꯕ ꯎꯕꯗꯒꯤ ꯑꯗꯨꯝ ꯃꯥꯏ ꯃꯥꯏꯊꯣꯡ ꯎꯈꯤꯕꯗꯒꯤ ꯑꯩꯉꯣꯟꯗ ꯆꯨꯈ꯭ꯔꯕ ꯅꯨꯡꯁꯤꯕꯅꯦ ꯑꯗꯨꯅ ꯃꯥꯅ ꯀꯥꯎ ꯉꯝꯗꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤ ꯇꯞꯅ ꯃꯉꯣꯟꯗꯒꯤꯅꯦ ꯃꯥꯅꯗꯤ ꯁꯨꯈꯪꯗꯤ ꯈꯪꯖꯗꯕ ꯀꯣꯟꯅꯗꯪꯗ ꯃꯥꯅ ꯈꯪꯉꯛꯀꯗꯣꯏꯅꯦꯕ ꯃꯇꯝ ꯆꯤꯜꯂꯤ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯍꯥꯏꯔꯒ ꯈꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯗꯅꯕ ꯍꯣꯠꯅꯕ ꯑꯗꯒꯤꯗꯤ ꯇꯦꯟꯁꯟ ꯂꯩꯒ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯀꯣꯟꯅꯗꯪꯗ ꯁꯨꯝ ꯈꯪꯉꯛꯄ ꯋꯥꯅꯤꯀꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯍꯥꯏꯕ ꯃꯥꯗꯤ ꯀꯩꯁꯨ ꯈꯟꯖꯗꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯃꯔꯩꯃꯛꯇ ꯇꯧꯅꯔꯦ ꯃꯥꯅ ꯑꯗꯨꯝ ꯊꯦꯝꯕ ꯂꯥꯜꯂꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯑꯗꯨꯝ ꯍꯧꯕ ꯅꯨꯄꯥꯁꯤꯡ ꯕ꯭ꯂꯣꯛ ꯊꯝꯖꯤꯟꯕ ꯑꯗꯩ ꯑꯇꯣꯞꯄꯗꯩ ꯃꯥꯅ ꯇꯧꯔꯒ ꯍꯥꯡꯉꯣ ꯈꯣꯠꯂꯣ ꯑꯩ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯗꯤ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯦ ꯒꯥꯏꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯃꯨꯛ ꯕ꯭ꯂꯣꯛꯁꯦ ꯍꯥꯡꯉꯛꯄ ꯃꯇꯨꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯅꯆꯤꯟ ꯀꯟꯅꯨ ꯑꯗꯨꯃꯥꯏꯅ ꯈꯨꯝꯅꯨ ꯒꯥꯏꯅ ꯅꯨꯄꯥꯁꯤꯅ ꯍꯦꯛ ꯆꯩꯔꯛꯄ ꯂꯥꯜꯂꯦꯁꯦ ꯃꯥꯅꯗ ꯍꯥꯏꯖꯕ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯂꯥꯟꯕ ꯃꯇꯥꯡ ꯁꯥꯎꯅꯕꯗꯀꯣ ꯅꯨꯄꯥꯁꯤꯅ ꯂꯥꯟꯕ ꯃꯇꯥꯡ ꯑꯗꯨꯁꯨ
ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯁꯨꯃꯥꯏ ꯍꯥꯏꯗꯕ ꯅꯨꯄꯤꯁꯤꯅ ꯑꯣ ꯑꯩꯅ ꯂꯥꯟꯕ ꯃꯇꯥꯡꯁꯦ ꯑꯩ ꯑꯗꯨꯝ ꯍꯥꯏ ꯑꯗꯣ ꯑꯩꯅ ꯂꯥꯟꯗ꯭ꯔꯐꯥꯎꯗ ꯑꯩꯅ ꯀꯥꯏꯅꯅꯤꯡꯗꯕꯩ ꯑꯗꯨꯝ ꯍꯥꯏꯀꯣ ꯃꯥꯗꯤ ꯅꯣꯡꯇ ꯑꯩ ꯂꯥꯡꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦꯅ ꯑꯩꯉꯣꯟꯗ ꯊꯦꯝꯃꯛꯇꯦꯀꯣ ꯑꯩꯅꯗ ꯊꯦꯝꯃꯤꯀꯣꯅ ꯃꯥꯁꯤꯅ ꯀꯞꯆꯕꯐꯥꯎ ꯌꯥꯎꯋꯦꯕ ꯑꯗꯩ ꯃꯥꯅꯗꯤ ꯋꯥꯔꯤꯁꯦ ꯁꯥꯡꯅ ꯁꯥꯅꯤꯡꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅꯗꯤ ꯑꯩ ꯆꯤꯜꯂꯦ ꯑꯗꯨ ꯅꯍꯥꯒ ꯍꯦꯛ ꯊꯝꯈꯤꯕ ꯄꯠꯂꯥꯎꯅꯗꯩ ꯃꯥꯅꯒ ꯃꯥꯒꯤ ꯋꯥꯖꯕ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯅꯨꯡꯁꯤꯖꯕꯒꯤ ꯑꯩꯅ ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯗꯨꯝ ꯅꯪꯈꯛ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯅꯪꯈꯛ ꯈꯜꯂꯒ ꯂꯩꯕ ꯑꯗꯣ ꯅꯪꯅꯗꯤ ꯁꯨꯈꯪ ꯈꯪꯕꯤꯗꯕ ꯀꯥꯟꯗ ꯈꯤꯇꯪ ꯀꯞꯄꯒ ꯋꯥꯔꯤꯒ ꯂꯤꯔꯨꯕꯁꯦ ꯑꯁ ꯑꯩꯗꯤ ꯍꯩꯅꯗꯦ ꯍꯦꯛ ꯀꯞꯄꯁꯦ ꯇꯜꯂꯤ ꯀꯥꯏꯔꯒ ꯄꯠ ꯀꯛꯊꯠꯈꯤꯕ ꯑꯩꯈꯣꯏ ꯊꯦꯝꯕꯤꯕ ꯈꯣꯠꯄꯤꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯈꯣꯠꯅꯨ ꯀꯥꯟꯅ ꯊꯦꯝꯕꯤꯕꯩ ꯃꯍꯨꯠꯇꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯦꯕ ꯑꯗꯣ ꯃꯥꯅꯗꯤ ꯑꯗꯨꯝ ꯄꯦꯟ ꯐꯥꯠꯂꯛꯇꯕꯗꯣ ꯍꯧꯕꯗꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯕꯥꯅꯤꯁꯦ ꯁꯨꯝ ꯅꯨꯡꯁꯤꯅꯕꯁꯤꯗ ꯑꯗꯨꯝꯅꯦ ꯑꯗꯨꯝ ꯊꯦꯡꯉꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯄ ꯑꯃ ꯀꯩꯅꯣ ꯇꯧꯕꯁꯤꯗ ꯑꯗꯨꯝ ꯃꯣꯏꯁꯦ ꯑꯗꯨꯝ ꯅꯛꯁꯟꯅꯕꯒꯤ ꯑꯗꯨꯝ ꯈꯔ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯝꯕꯗ ꯑꯗꯩꯗꯤ ꯁꯨꯝ ꯃꯕꯥꯅꯤꯗꯣ ꯆꯍꯤ ꯑꯃ ꯈꯔ ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯛꯑꯕꯅꯤ나 ꯑꯗꯨꯝ ꯃꯁꯥꯅ ꯑꯗꯨꯝ ꯃꯣꯏꯅ ꯁꯨꯝ ꯔꯦꯁꯇꯨꯔꯦꯟ ꯀꯩꯀꯩ ꯎꯅꯕꯗ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯅꯛꯁꯟꯅꯈ꯭ꯔꯦꯕ ꯑꯗ ꯃꯥꯅꯁꯨ ꯑꯩꯅ ꯂꯩꯒꯗꯧꯕ ꯅꯨꯄꯥꯅꯤꯅ ꯃꯥꯅ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯪꯒꯤꯠ ꯑꯃ ꯑꯗꯨꯝ ꯄꯤꯔꯛꯄꯗꯀꯣ ꯑꯗꯣ ꯃꯥꯅꯁꯨ ꯌꯥꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯅ ꯑꯗꯨꯝꯕꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯈꯣꯠꯇꯦ ꯑꯗꯨꯗꯨꯁꯨ ꯍꯥꯏꯍꯧꯗ꯭ꯔꯦꯕ ꯁꯦꯡꯅ ꯃꯥꯅ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯍꯥꯏ ꯀꯦꯁꯇꯨꯗ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯩꯅ ꯀꯩꯗꯧꯉꯩꯗ ꯂꯣꯠꯁꯜꯂꯣꯏ ꯑꯩ ꯃꯥ ꯅꯨꯡꯁꯤꯕꯒꯤ ꯑꯩꯅꯐꯥꯎꯗ ꯑꯗꯨꯝ ꯍꯧꯈꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯑꯩꯒ ꯃꯥꯒꯁꯦ ꯔꯤꯂꯦꯁꯟ ꯊꯝꯃꯒꯗꯤ ꯃꯥꯒ ꯑꯩꯒ ꯁꯣꯏ ꯊꯨꯡꯅꯔꯅꯤ ꯃꯥꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯅꯤ ꯑꯩꯁꯨ ꯃꯥꯏ ꯅꯨꯄꯤ ꯑꯣꯏꯔꯅꯤ ꯀꯥꯏꯅꯕ ꯌꯥꯔꯔꯣꯏꯅ ꯁꯦꯡꯅꯐꯥꯎꯗ ꯑꯩꯅ ꯑꯗꯨꯝ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯇ꯭ꯔꯦꯛꯁꯟ ꯄꯤꯅꯕ ꯃꯑꯣꯡ ꯃꯇꯧ ꯗ꯭ꯔꯦꯁ ꯂꯩꯗꯅ ꯑꯗꯨꯝꯕ ꯃꯥꯅꯕꯨ ꯑꯗꯨꯝ ꯍꯣꯠꯅꯩ ꯃꯦꯁꯦꯖꯇ ꯀꯩꯗ ꯁꯦꯡꯅ ꯑꯗꯨꯝ ꯑꯩꯅꯕꯨ ꯑꯗꯨꯝ ꯍꯧꯈꯤ ꯑꯗꯣ ꯃꯥ ꯅꯨꯡꯁꯤꯕꯩꯅꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅꯒ ꯃꯕꯥꯅꯤ ꯃꯔꯤ ꯊꯝꯅꯈꯤꯕꯁꯦ ꯑꯍꯥꯟꯕ ꯅꯨꯄꯥꯁꯤꯅꯒ ꯃꯉꯣꯟꯗ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯈꯤꯕ ꯅꯨꯃꯤꯠ ꯁꯤꯁꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯗ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯨꯛ ꯆꯦꯛꯁꯟꯅ ꯑꯩꯈꯣꯏꯒꯤ ꯐꯤꯅ ꯀꯨꯞꯄꯒ ꯊꯝꯃꯕ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯀꯅꯥꯐꯥꯎꯅ ꯊꯦꯡꯉꯛꯇ꯭ꯔꯤꯕꯁꯦ ꯉꯁꯤꯗꯤ ꯃꯥꯅ ꯏꯖꯠ ꯂꯧꯕꯤꯈ꯭ꯔꯦ ꯀꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄ ꯊꯃꯣꯏꯗ ꯁꯣꯛꯄ ꯂꯩꯗꯅ ꯃꯥꯅ ꯂꯩꯒꯦ ꯈꯟꯖꯕꯅꯤꯅ ꯁꯨꯃꯥꯏꯅ ꯃꯩ ꯊꯝꯅꯈ꯭ꯔꯕꯅꯤꯅ ꯑꯩꯁꯦ ꯊꯨꯡꯅꯔꯅꯤꯀꯣꯅ ꯑꯁ ꯌꯥꯝ ꯍꯔꯥꯎꯖꯕꯗꯣ ꯃꯥꯗꯤ ꯃꯥꯅ ꯑꯗꯨꯒꯨꯝꯕꯗ ꯌꯥꯝ ꯄꯥꯝꯃꯨꯕ ꯂꯥꯡꯉꯨꯕꯒꯤ ꯅꯠꯇꯦꯕ ꯃꯥꯅ ꯇꯁꯦꯡꯅ ꯊꯨꯡꯅꯅꯕꯒꯤ ꯃꯉꯣꯟꯗ ꯍꯔꯥꯎꯖꯕꯗꯣ ꯑꯗꯨꯗꯩꯗꯤ ꯃꯥꯗꯤ ꯑꯗꯨꯝ ꯑꯩ ꯅꯨꯄꯥ ꯑꯣꯏꯔꯗꯝꯃꯤ ꯑꯅ ꯑꯇꯣꯞꯄꯁꯦ ꯀꯅꯥꯝ ꯌꯦꯡꯗꯒꯩ ꯃꯥꯏ ꯄꯩꯁꯥ ꯇꯥꯟꯐꯝ ꯊꯣꯛꯄ ꯇꯥꯜꯂꯒ ꯈꯣꯠꯂꯒ ꯑꯗꯨꯝ ꯃꯥꯗꯤ ꯂꯩꯖꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯣꯏꯁꯦ ꯎꯅꯕꯗ ꯑꯗꯨꯝ ꯀꯩꯅꯣ ꯑꯗꯨꯝ ꯅꯛꯁꯟꯅꯕ ꯃꯔꯤꯁꯦ ꯑꯗꯨꯝ 4-5 ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯔ ꯑꯗꯨꯝ ꯊꯝꯅꯈ꯭ꯔꯦꯀꯣ ꯑꯗꯣ ꯃꯥꯗꯤ ꯑꯗꯨꯝ ꯃꯃꯥꯟꯅꯕꯤꯈꯩꯗꯁꯨ ꯃꯥ ꯑꯗꯨꯝ ꯋꯥꯔꯤ ꯂꯤꯌꯦꯕ ꯃꯃꯥꯟꯅꯕꯤꯈꯩꯒꯤꯁꯨ ꯑꯗꯨꯝ ꯂꯤ ꯃꯃꯥꯟꯅꯕꯤ ꯃꯣꯏ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯕꯤꯖꯤꯅꯦꯁ ꯄꯨꯜꯂꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯅꯛꯅꯕ ꯃꯔꯤ ꯊꯝꯃꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯃꯦꯁ ꯂꯥꯛꯇ꯭ꯔꯦꯒ ꯇꯧꯔꯒ ꯃꯣꯏꯈꯩ ꯄꯤꯟꯒ ꯂꯩꯃꯤꯟꯅꯔꯒ ꯅꯨꯄꯥꯗꯨꯗꯤ ꯃꯄꯥꯟꯗ ꯂꯩꯕ ꯑꯗꯣ ꯀꯔꯝꯕ ꯒꯨꯂꯤꯅꯣ ꯆꯥꯗꯣꯏꯁꯦ ꯑꯗꯨ ꯃꯃꯤꯡ ꯀꯧꯕꯅꯤ ꯐꯥꯔꯃꯥꯁꯤꯗꯩ ꯂꯩꯌꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯅꯝꯃꯒꯤꯅꯦꯒ ꯍꯥꯏꯔꯒ ꯃꯣꯏꯅꯒ ꯂꯩꯕꯤꯔ ꯆꯥꯍꯟꯕ ꯍꯧꯖꯤꯛꯇꯤ ꯃꯃꯥꯟꯅꯕꯤ ꯇꯤꯟꯅꯕ ꯈꯔꯗꯗꯤ ꯃꯣꯏꯗꯤ ꯂꯣꯏꯅ ꯍꯥꯏꯗꯣꯛꯅꯩꯌꯦꯕ ꯁꯨꯃꯥꯏꯅ ꯔꯤꯂꯦꯁꯟ ꯊꯝꯅꯕ ꯈꯣꯠꯄꯁꯦ ꯑꯗꯨꯃꯥꯏꯅ ꯃꯃꯥꯟꯅꯕꯤꯒꯤꯁꯨ ꯂꯣꯏ ꯈꯪꯍꯟꯕꯅꯤꯅ ꯃꯥꯒꯤꯁꯨ ꯁꯨꯃꯥꯏꯅ ꯏꯕꯥꯅꯤꯁꯨ ꯔꯤꯂꯦꯁꯟ ꯊꯝꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯑꯗꯨꯗꯨꯅ ꯃꯥꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯏꯌꯦꯕ ꯃꯣꯏꯅꯁꯨ ꯏꯕꯥꯅꯤ ꯔꯤꯂꯦꯁꯟ ꯊꯝꯈ꯭ꯔꯦꯁꯦ ꯈꯪꯉꯦꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗ ꯃꯕꯥꯅꯤ ꯆꯍꯤ 2-3 ꯅꯨꯡꯁꯤꯅꯔꯛꯄꯁꯤ ꯃꯥ ꯑꯇꯣꯞꯄ ꯀꯩ ꯑꯃꯐꯥꯎ ꯈꯟꯗꯒꯩ ꯃꯥꯁꯦ ꯐꯖꯅ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗ ꯇꯥꯎꯗꯅ ꯂꯨꯞꯇꯅ ꯃꯥ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗꯀꯣ ꯑꯇꯣꯞꯄ ꯅꯨꯄꯥꯒꯁꯦ ꯃꯥ ꯀꯩꯝ ꯆꯪꯗ꯭ꯔꯦꯕ ꯀꯩꯁꯨ ꯌꯦꯡꯅꯤꯡꯕꯁꯨ ꯐꯥꯎꯗ꯭ꯔꯦ ꯃꯥ ꯑꯗꯩ ꯀꯨꯝꯍꯩ ꯍꯔꯥꯎ ꯊꯥꯕꯜ ꯀꯩꯀꯥꯁꯦ ꯀꯩꯁꯨ ꯌꯥꯎꯅꯤꯡꯗ꯭ꯔꯦꯕ ꯑꯗꯩ ꯃꯥꯅ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯅꯨꯄꯥꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯁꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯁꯨ KG 2 ꯃꯣꯏꯅ ꯑꯗꯨꯝ ꯊꯤꯜꯂꯨꯕ ꯁꯠꯄꯤꯔꯝꯕ ꯃꯣꯏ ꯑꯣꯐꯤꯁꯇꯒꯀꯣ ꯑꯗꯣ ꯃꯣꯏꯅ ꯑꯃꯨꯛ ꯀꯩꯀꯩ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯆꯠꯂꯤꯉꯩꯗ ꯃꯣꯏꯅ ꯑꯃꯨꯛ ꯇꯤꯐꯤꯟꯗ ꯍꯥꯞꯄꯒ ꯑꯊꯣꯡꯕꯁꯦ ꯊꯝꯃꯝꯕ ꯑꯗꯨ ꯃꯣꯏꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯧꯔꯒ ꯑꯃꯨꯛ ꯆꯥꯕ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯒ ꯑꯗꯩꯗꯤ ꯃꯥꯁꯦ ꯃꯌꯨꯝꯗ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯦꯗꯅ ꯃꯥ ꯑꯗꯨꯝ ꯅꯨꯄꯥꯁꯤꯒꯤ ꯄꯣꯔꯛꯑ ꯊꯤꯜꯂꯨꯕ ꯑꯗꯩ ꯃꯥꯅ ꯅꯨꯄꯥꯁꯦ ꯎꯠꯅꯤꯡꯕꯒꯤ ꯆꯥꯡꯁꯦ ꯃꯣꯏꯒꯤ ꯌꯨꯝꯗꯒꯤꯅ ꯅꯨꯄꯥꯁꯤꯅ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯃꯐꯝꯁꯦ ꯄꯨꯡꯃꯨꯛ ꯂꯥꯞꯄꯁꯦ ꯃꯥ ꯁꯤꯁꯦ ꯀꯩꯅꯣ ꯊꯧꯔꯒꯅꯦ ꯊꯑꯣꯏꯅ ꯅꯨꯄꯥꯁꯦ ꯃꯁꯛꯁꯦ ꯌꯦꯡꯅꯤꯡꯕꯒꯤꯀꯣ ꯑꯆꯥꯄꯣꯠꯀ ꯃꯌꯥꯝ ꯂꯩꯔ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯒ ꯄꯤꯔꯝꯃꯒ ꯈꯛꯇꯪ ꯍꯜꯂꯛꯇꯣꯏꯅꯦꯕ ꯋꯥꯔꯤ ꯁꯥꯔꯛꯄꯁꯨ ꯅꯠꯇꯕ ꯑꯃꯁꯨ ꯅꯠꯇꯕ ꯅꯨꯄꯥꯗꯨꯅ ꯆꯥꯍꯧꯔꯤꯉꯩ ꯃꯉꯣꯟꯗ ꯄꯦꯟꯖꯕ ꯄꯤꯔꯤꯉꯩ ꯄꯦꯟꯖꯕ ꯑꯗ ꯃꯃꯥꯟꯅꯕꯤꯈꯩꯅꯗꯤ ꯍꯥꯏꯌꯦ ꯅꯪ ꯑꯁꯤ ꯅꯨꯄꯥꯁꯦ ꯅꯉꯣꯟꯗ ꯀꯌꯥ ꯊꯋꯥ ꯁꯥꯗꯦꯀꯣ ꯅꯪ ꯈꯤꯇꯪꯗꯤ ꯆꯦꯛꯁꯜꯂꯨ ꯑꯩ ꯅꯣꯡꯇꯁꯨ ꯀꯩꯅꯣꯝ ꯄꯤꯔꯛꯀꯅꯤꯁꯨ ꯈꯪꯗꯦ ꯑꯗꯩ ꯅ꯭ꯌꯨ ꯌꯥꯔꯒ ꯌꯧꯔꯛꯄꯁꯦ ꯃꯥꯅꯗꯤ ꯒꯤꯐꯀꯁꯦ ꯌꯥꯝ ꯄꯤꯔꯛꯍꯟꯅꯤꯡꯕꯀꯣ ꯑꯗꯩ ꯄꯤꯔꯛꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯗꯤ ꯀꯩꯅꯣ ꯚꯦꯂꯦꯟꯇꯥꯏꯟꯒꯁꯦ ꯃꯥꯅ ꯁꯨꯝ ꯄꯤꯕ ꯑꯗꯩ ꯄ꯭ꯔꯣꯒꯥꯝꯁꯨ ꯁꯨꯝ ꯃꯥꯅ ꯊꯥꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯁꯨꯝ ꯁꯪꯗꯦ ꯈꯔ ꯇꯞꯅ ꯎꯅꯁꯤꯒ ꯍꯥꯏꯔ ꯁꯨꯝ ꯊꯩꯗꯣꯛꯄ ꯅꯨꯄꯥꯁꯤꯅꯗꯤꯀꯣ ꯑꯗꯨꯒꯨꯝꯕ ꯃꯉꯣꯟꯁꯤꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥꯅꯗꯤ ꯀꯩꯅꯣ ꯃꯉꯣꯟꯁꯦ ꯄꯨꯇꯥꯎ ꯇꯧꯖꯕꯗꯣ ꯂꯨꯞꯈꯩ ꯉꯥꯎꯈꯩ ꯇꯥꯖꯕꯗꯣ ꯃꯥꯅꯁꯨ ꯑꯗꯨꯝ ꯍꯥꯏꯌꯦ ꯃꯔꯩ ꯃꯕꯥꯅꯤꯁꯦ ꯌꯥꯝ ꯊꯤꯅ ꯈꯠꯅꯕ ꯃꯔꯩ ꯇꯧꯅꯕ ꯌꯦꯠꯅꯕꯗꯀꯣ ꯃꯥꯅ ꯀꯞꯄꯒ ꯑꯗꯨꯝ ꯍꯥꯏ ꯅꯪꯉꯣꯟꯗꯗꯤ ꯑꯩꯒꯤ ꯃꯐꯝ ꯂꯩꯇꯦ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯃꯐꯝ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯩ ꯈꯪꯉꯦ ꯅꯨꯡꯁꯤꯕꯁꯦ ꯑꯩꯅ ꯍꯦꯜꯂꯤ
ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕꯒ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯒ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯦꯅ ꯃꯥꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯑꯗ ꯑꯗꯨꯃꯥꯏꯅ ꯃꯉꯣꯟꯗ ꯌꯥꯝ ꯄꯦꯟꯖꯗꯅ ꯑꯗꯨꯝ ꯂꯥꯛꯈꯤꯕ ꯅꯨꯡꯁꯤꯕꯁꯦꯀꯣ ꯃꯥꯅ ꯍꯦꯟꯖꯕꯗꯣ ꯃꯥꯅ ꯇꯧꯖꯕꯗꯣ ꯑꯗꯨꯝ ꯅꯨꯄꯥꯁꯤꯒꯤ ꯂꯩꯊꯣꯛꯈꯤꯗꯅꯕꯁꯤꯒꯤ ꯃꯥꯅ ꯑꯗꯨꯝ ꯍꯣꯠꯅꯖꯔꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯝ ꯆꯥꯗꯕꯗꯀꯣ ꯁꯨꯝ ꯁꯥꯎꯅꯔꯒꯅꯦ ꯐꯣꯟꯁꯦ ꯕ꯭ꯂꯣꯛ ꯍꯦꯛ ꯊꯝꯖꯤꯟꯈꯤꯕ ꯃꯔꯩ ꯇꯧꯅꯔꯣꯏꯗꯕ ꯃꯇꯝꯁꯤꯗ ꯕ꯭ꯂꯣꯛ ꯍꯦꯛ ꯊꯝꯖꯤꯟꯈꯤꯕ ꯑꯗꯨꯒ ꯄꯥꯎꯁꯦ ꯊꯥ ꯑꯃꯅꯤ ꯐꯥꯎꯅꯗꯕ ꯑꯗꯨ ꯈꯥꯡꯕ ꯑꯗꯩ ꯑꯇꯣꯞꯄ ꯅꯝꯕꯔꯗꯩ ꯇꯧꯔꯦꯗꯅ ꯕ꯭ꯂꯣꯛꯁꯦ ꯑꯗꯨꯝ ꯊꯝꯖꯤꯟꯕꯤꯕ ꯑꯗꯩ ꯃꯦꯁꯦꯖ ꯀꯩꯀꯩ ꯊꯥꯔꯦꯗꯅ ꯑꯗꯨꯝ ꯋꯥꯆꯞ ꯑꯣꯏꯔꯣ ꯍꯦꯛꯇ ꯊꯝꯖꯤꯟꯈꯤꯕ ꯕ꯭ꯂꯣꯛ ꯇꯧꯁꯤꯟꯈꯤꯕ ꯇꯧꯁꯟꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯉꯣꯟꯗ ꯌꯥꯝ ꯋꯥꯍꯟꯕ ꯃꯔꯝ ꯏꯆꯥ ꯆꯥꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯎꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯁꯦ ꯃꯦꯁꯦꯟꯖꯔꯁꯦ ꯃꯌꯥꯝ ꯍꯥꯏ ꯍꯜꯂꯣ ꯄꯨꯇꯥ ꯊꯥꯔꯛꯇ꯭ꯔꯥ ꯇꯥꯞ ꯍꯦꯛ ꯂꯧꯔꯒ ꯌꯦꯡꯉꯒ ꯁꯤ ꯊꯥꯏꯁꯦ ꯀꯩꯅꯣ ꯑꯗꯨꯗꯨꯒ ꯑꯗꯒꯤ ꯐꯣꯟꯒꯁꯦ ꯂꯪꯁꯤꯜꯂꯝꯃꯒ ꯂꯥꯏꯔꯤꯛꯒ ꯊꯧꯔ ꯍꯦꯛ ꯆꯠꯈꯤꯕ ꯃꯔꯝ ꯃꯥꯏ ꯈꯟꯅꯐꯝ ꯊꯤꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗꯕꯁꯦ ꯃꯉꯣꯟꯗꯗꯤ ꯌꯥꯝ ꯋꯥꯕ ꯌꯥꯝ ꯊꯤꯅ ꯆꯥꯛꯄꯀꯣ ꯊꯨꯡꯅꯔꯔꯣꯏꯗ꯭ꯔꯥ ꯑꯗꯨ ꯇꯧꯔꯔꯣꯏꯗ꯭ꯔꯥꯅ ꯑꯗꯩ ꯃꯥꯅ ꯆꯦꯜꯂꯁꯤ ꯈꯣꯠꯂꯁꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯦꯒ ꯍꯥꯏꯔꯁꯨꯀꯣ ꯌꯥꯒꯩꯔꯣꯏ ꯑꯗꯨ ꯋꯥꯗꯣ ꯍꯥꯏꯔꯛꯈꯤꯅꯣ ꯉꯥꯏꯈꯣꯒ ꯍꯥꯏꯔꯒ ꯑꯗꯨꯝ ꯐꯣꯟꯁꯦ ꯄꯠ ꯀꯛꯈꯤꯕ ꯁꯤꯕꯨ ꯑꯩꯕꯨ ꯊꯨꯡꯅꯗꯣꯏꯔꯥ ꯊꯨꯡꯅꯔꯣꯏꯗꯣꯏꯔꯥ ꯀꯩꯅꯣꯅꯦꯅ ꯃꯥꯁꯦ ꯈꯜꯂꯛꯄꯗ ꯃꯝꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤ ꯇꯥꯐꯝꯒꯁꯦ ꯍꯥꯏꯗꯣꯛꯇ꯭ꯔꯦꯕ ꯃꯥ ꯅꯨꯄꯥꯁꯤꯅ ꯃꯐꯝ ꯍꯣꯡꯉꯦ ꯑꯩ ꯗ꯭ꯌꯨꯇꯤ ꯇꯥꯗꯦ ꯑꯩ ꯑꯗꯨꯝ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁꯠ ꯑꯊꯨꯕꯒꯤ ꯑꯗꯨꯝꯕꯒꯤ ꯂꯥꯛꯄꯗ ꯁꯠ ꯆꯠꯂꯦ ꯍꯧꯖꯤꯛꯇꯤ ꯑꯔꯦꯞꯄ ꯃꯐꯝ ꯂꯩꯇꯦ ꯆꯤꯡꯗ ꯇꯥꯏ ꯅꯪ ꯂꯥꯛ ꯉꯝꯃꯣꯏꯒ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯒ ꯍꯧꯔꯛꯈ꯭ꯔꯦꯕ ꯅꯨꯄꯤꯁꯤꯗꯗꯤ ꯌꯥꯝ ꯋꯥꯕꯗꯩ ꯊꯥ 3-4ꯒ ꯐꯥꯎꯅꯗꯕ ꯑꯗꯩ ꯃꯃꯥꯟꯅꯕꯤꯈꯩꯅꯒ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯒꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯈꯣꯠꯅꯨ ꯃꯥ ꯆꯥꯗ꯭ꯔꯤ ꯅꯥꯔꯦ ꯑꯗꯨ ꯇꯧꯔꯦꯅ ꯑꯃꯨꯛꯇꯪꯗꯤ ꯄꯥꯎ ꯐꯥꯎꯅꯧ ꯈꯣꯠꯂꯨ ꯃꯥꯒ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯦꯛ ꯐꯣꯟꯁꯦ ꯇꯧꯕꯤꯔꯛꯄ ꯑꯗꯨꯃꯥꯏꯅ ꯈꯔ ꯑꯃꯨꯛ ꯁꯥꯟꯅꯔꯝꯃꯒ ꯑꯗꯨꯁꯨ ꯏꯁꯥ ꯁꯥꯅꯤꯡꯗꯕ ꯃꯤꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯅꯤꯡꯗꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯏꯁꯥꯅ ꯈꯪꯉꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯒ ꯃꯥꯁꯦ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯦꯕꯀꯣ ꯑꯗ ꯃꯥꯁꯦ ꯑꯗꯨꯝ ꯈꯪꯗꯦ ꯅꯨꯄꯥꯁꯦ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗꯒꯤꯅꯦ ꯅꯨꯡꯁꯤꯅꯕꯗꯁꯨ ꯃꯅꯤꯡꯁꯦ ꯏꯊꯨꯡ ꯊꯨꯡꯗꯕ ꯃꯥꯅꯗ ꯍꯦꯟꯕ ꯑꯗꯨꯝ ꯑꯗꯩ ꯅꯨꯄꯥꯁꯤꯅꯗꯤ ꯅꯣꯡꯇ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯦꯅ ꯀꯩꯒꯨꯝꯕ ꯑꯃ ꯍꯦꯛ ꯄꯤꯔꯛꯇꯕ ꯃꯥꯅꯗꯤ ꯑꯗꯨꯝ ꯄꯤꯗꯣꯏꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯌꯥꯝꯅ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗꯗꯤ ꯃꯣꯏ ꯀꯩꯅꯣ ꯑꯣꯐꯤꯁꯇ ꯃꯣꯔꯣꯛ ꯇꯦꯛꯄ ꯄꯥꯝꯅꯩ ꯊꯕꯤ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯕꯅꯤꯅ ꯑꯗꯨ ꯑꯗꯥꯒ ꯍꯥꯏꯕꯁꯦ ꯃꯥꯅꯒ ꯃꯌꯥꯝ ꯊꯤꯟꯗꯣꯏꯅꯦꯀꯣ ꯃꯥꯅꯗ ꯄꯤꯕꯩ ꯁꯔꯨꯛ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯐꯣꯟ ꯇꯧꯔꯦ ꯃꯥꯅꯗ ꯇꯧꯒꯗꯕ ꯀꯣꯏ ꯆꯠꯂꯦ ꯃꯥꯅꯗ ꯍꯧꯒꯗꯕ ꯒꯤꯐ ꯄꯤꯔꯦ ꯃꯥꯅꯗ ꯄꯤꯒꯗꯕ ꯃꯉꯣꯟꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯃꯥꯟꯅꯕꯤꯈꯩꯒꯤꯗꯤ ꯅꯨꯄꯥꯁꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔ ꯎꯅꯁꯦ ꯃꯃꯥꯟꯅꯕꯤꯗꯨꯅ ꯁꯪꯗꯦ ꯒ ꯍꯥꯏꯕꯁꯦ ꯅꯨꯄꯥꯗꯨꯒ ꯁꯥꯎꯖꯜꯂꯛꯄꯗꯩ ꯍꯧꯖꯤꯛꯃꯛ ꯊꯣꯛꯂꯛꯇ꯭ꯔꯗꯤ ꯀꯥꯏꯅ ꯄꯨꯡ ꯅꯨꯡꯗꯥꯡꯒꯤ 9-10ꯗ ꯒꯥꯔꯤ ꯈꯥꯝꯖꯜꯂꯒ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯉꯣꯟꯗꯀꯣ ꯃꯤꯒꯤꯅ ꯄꯥꯝꯕꯤꯔꯛꯄ ꯃꯥꯒꯤꯅ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜ ꯑꯃ ꯆꯣꯡꯉꯦ ꯅꯨꯄꯥꯁꯤꯅ ꯑꯣꯏꯅ ꯁꯪꯉꯒ ꯅꯨꯄꯥ ꯄꯥꯏꯕ ꯌꯥꯔꯣꯏꯀꯣ ꯑꯗꯨꯒ ꯉꯜꯂꯤꯉꯩꯗꯩ ꯁꯪꯕ ꯃꯥꯏꯗꯤ ꯊꯥꯕꯜ ꯑꯩꯈꯣꯏꯒꯤ ꯂꯝꯄꯥꯛꯀꯤ ꯊꯥꯕꯜꯅꯦ ꯂꯥꯛꯑꯣ ꯍꯥꯏꯕꯁꯦ ꯑꯁ ꯑꯩ ꯁꯪꯗꯦꯍꯦ ꯒ ꯍꯥꯏꯔꯒ ꯂꯥꯛꯎ ꯌꯥꯗꯕ ꯑꯗꯩ ꯃꯣꯏ ꯂꯝꯄꯥꯛꯀꯤ ꯏꯁꯩ ꯑꯃ ꯊꯣꯛꯑꯁꯨ ꯂꯤꯂꯥ ꯑꯃ ꯇꯧꯔꯁꯨ ꯂꯥꯛꯎ ꯌꯥꯗꯕ ꯃꯃꯥꯟꯅꯕꯤꯒꯤꯗꯤ ꯁꯪꯉ ꯂꯩꯕ ꯏꯁꯩ ꯂꯤꯂꯥꯒꯁꯦꯀꯣ ꯑꯗꯨꯅ ꯃꯉꯣꯟꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯊꯃꯣꯏꯁꯤꯗꯅꯦ ꯀꯩꯅꯣ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯥꯅꯒ ꯁꯥꯎꯅꯔꯒ ꯑꯗꯨꯃꯥꯏꯅ ꯊꯥ 1-2ꯒ ꯕ꯭ꯂꯣꯛ ꯊꯝꯈꯤꯕꯁꯦ ꯑꯗꯨꯗꯁꯨ ꯃꯥꯅꯁꯨ ꯃꯃꯥꯟꯅꯕꯤꯈꯩꯅꯒ ꯁꯤꯜꯂꯒꯀꯣ ꯀꯩꯅꯣ ꯈꯪꯅꯧ ꯈꯣꯠꯂꯨ ꯃꯥ ꯁꯨꯝ ꯀꯩꯅꯣ ꯇꯧꯒꯅꯨ ꯒꯥꯅ ꯈꯪꯅꯧ ꯒꯥꯅ ꯅꯝꯕꯔ ꯄꯤꯔꯛꯑꯒꯅꯦ ꯈꯪꯅꯕꯁꯦ ꯅꯨꯄꯥꯁꯦꯀꯣ ꯑꯃꯨꯛ 2ꯒ ꯋꯥꯔꯤ ꯁꯥꯔ ꯃꯥ ꯑꯅꯤꯔꯛ ꯍꯟꯅ ꯁꯥꯅꯤꯡꯗꯕ ꯑꯗꯣ ꯃꯉꯣꯟꯗꯁꯨ ꯑꯩꯁꯦ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯕꯅꯤꯀꯣ ꯃꯤꯒꯤ ꯃꯆꯥꯁꯤꯗ ꯑꯩꯅ ꯃꯤꯅꯝꯃ ꯂꯩꯔꯨꯕꯗꯣ ꯀꯥꯏꯅ ꯑꯃꯨꯛꯁꯨ ꯈꯟꯗꯣꯔꯛꯄꯗꯣ ꯁꯥꯅꯤꯡꯕꯁꯨ ꯄꯣꯛꯇꯕ ꯑꯗꯣ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯐꯧꯅꯦ ꯃꯉꯣꯟꯗ ꯁꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯃꯔꯛꯁꯤꯗꯅꯦ ꯃꯥꯒ ꯅꯨꯄꯥꯁꯤꯒ ꯅꯨꯡꯁꯤꯅꯩ ꯈꯪꯗꯕ ꯃꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯅꯨꯄꯥꯁꯨ ꯌꯥꯎꯋꯦꯕ ꯀꯥꯔꯒ ꯊꯧꯔ ꯂꯥꯛꯑꯒ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯃꯃꯥꯟꯅꯕꯤꯒꯩꯗꯒꯁꯦ ꯌꯥꯝ ꯍꯥꯏꯕ ꯑꯆꯥꯄꯣꯠꯀꯁꯦ ꯄꯤꯔꯛꯇꯅ ꯑꯗꯩ ꯃꯣꯏꯅ ꯆꯠꯄꯒꯁꯦ ꯏꯟꯅꯔꯛꯇꯅ ꯑꯗꯨꯗꯣ ꯃꯉꯣꯟꯗ ꯃꯥꯅ ꯍꯩꯅꯗ꯭ꯔꯦꯕ ꯍꯥꯒꯠꯆꯕ ꯑꯣꯏꯅ ꯊꯣꯛꯑꯦ ꯃꯉꯣꯟꯗ ꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯑꯦ ꯃꯥꯅꯒ ꯁꯥꯎꯅꯤꯡꯉꯦꯕ ꯑꯗꯩ ꯃꯦꯁꯦꯖꯀꯁꯦ ꯊꯥꯖꯤꯜꯂꯛꯄ ꯃꯥꯅ ꯁꯨꯛꯍꯟ ꯍꯟꯕꯤꯗꯕ ꯑꯗ ꯃꯥꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯅꯀꯣ ꯐꯣꯟꯒꯁꯦ ꯃꯌꯥꯝ ꯇꯧꯔꯛꯄ ꯃꯥꯅ ꯄꯥꯏꯕꯤꯗꯕ ꯃꯥꯅ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯖꯕ ꯑꯩꯅꯗꯤ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯃꯣꯏꯒꯤ ꯄꯥꯞꯁꯦ ꯄꯨꯔꯤꯔꯥ ꯒꯥꯏꯅ ꯃꯊꯟꯗꯒ ꯈꯜꯂꯛꯑꯒꯅꯦ ꯅꯨꯡꯉꯥꯏꯇꯕꯒꯤꯀꯣ ꯃꯦꯁꯦꯖꯀ ꯑꯃꯅꯤꯒ ꯍꯟꯕꯤ ꯍꯥꯏꯌꯦꯕ ꯑꯗꯨꯏꯁꯨ ꯃꯁꯥꯅ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕꯅꯤꯅ ꯍꯟꯅꯤꯡꯗꯦꯕ ꯑꯗꯩ ꯑꯃꯨꯛ ꯐꯣꯟꯒꯁꯦ ꯑꯃꯨꯛ ꯄꯥꯏꯕꯤꯔꯒ ꯑꯗꯨꯝ ꯈꯨꯝꯅꯤꯡꯕꯣꯏ ꯈꯨꯝꯅꯤꯡꯗꯕꯣꯏ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯃꯉꯣꯟꯁꯤꯗ ꯍꯥꯏꯔꯛꯄ ꯈꯣꯠꯂꯛꯄꯗꯨꯁꯨ ꯑꯝꯐꯥꯎ ꯌꯥꯈꯤꯗ꯭ꯔꯦꯗꯅꯀꯣ ꯑꯗꯨꯒꯤ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯉꯣꯟꯁꯤꯗꯩꯁꯤꯗ ꯑꯗꯨꯒ ꯌꯥꯝ ꯊꯥꯖꯗꯅꯅꯦ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦꯅ ꯃꯃꯥꯟꯅꯕꯤꯈꯩꯁꯤꯅ ꯄꯥꯎꯁꯦ ꯐꯪꯅꯔꯛꯑꯦꯕꯀோ ꯃꯣꯏ ꯃꯃꯥꯟꯅꯕꯈꯩꯗꯨꯅ ꯍꯥꯏꯔꯛꯄꯀꯣ ꯑꯗꯩꯗꯤ ꯑꯁ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯁꯦ ꯃꯥꯁꯦ ꯑꯁ ꯍꯦꯛꯇ
마제 가리제 타오르가네 농당에서 뿡따라 묵따래 하ye 타오네 하ye 마제 마탄다 마나비게도 마제 까이 마이람들 하ye 마나비게잖아 자기 폰도 마나비실레 하ye hꯧꯖꯤꯛ 모이다 레이레 하ye 마마나바 다이렉 누비시엔바다 야우밤나 바포니 마도이제 미 마사제 맘 럭톡피라가 자톡피라가 GPday kayday kainom pa changwa leitabai ju lising leitabai ju chahi homuk sida myam lokthokpire aduga ma tawrije na ngallingai matamdai sune manaba jingduna manabi gaidane manupi koi ko nupi yam koi are pa ma katang di koi banataba mamit ngawi nupi di yam koi ko dum bani je relation di thamna garba male chenjal lo oyo chela jena gri ta hallo noina manabi du dan pau pi bi re ba aduga kaino je koi gi adu hai rajune manabi gaijuna nupi da hai raga ju manabo koiram moida adum haiba adai man hoi koinai ha ma tokna bu ngam da ba no sibanina amaina amamu koi dum mami ngawe ma je na dum haira ko jim khange ba nupi koi adai dum ma je phone je dum waiting leiba online leiba aduga maonda di message sarak ta ba adai ahing theng bo dum waiting je nupi ma dum leiba adai mana du da haida haijalo raga na nangna thaubai lege ai mana goi chanai ne adu tawri ne ana tawraga dum maonda ina chai chalak pangang jalap do admai tar mana jo do nusibanina nupi koi haigera online legera ma ka su hai ngamdre mi di takata de tokna ji hairak toiba ma di tokna bu ngamoi da aduna nupa dun tawri ba khuding mak ma kai hai ngamdan sum lakhi bane ba aduga yam nusi ba hen bagi si je awa bane ba ko laptop ke ju ngamda ba adai di ma je ada smai nupi se le hai moi yawe ye moi mayum da leire ye ana hai ba sitane 마지 폰제 kappaga thangra ngakang mi trang se kappe dana maji ko duga manabi gaise kaim haidre duga dum gai thawra ba manabi gaise nadi maje kamai thawri jano ma moi wa khana henga torom gadra gai naga nupa mem da mai chal pagi wa khandi leita ba phonje puta tok sana ba ma pairak te ne ain tawju pairak te na moi di mata sana ba ma te gai sa thawra chalaga ne ko gi nupa ji mayum ji sanga ga mari to me mangon je phamma ba ko adai moi nupi sele khole khara langna rami sang thok changjin ka tawna rami dana bema kana no na na hai ma di mangko moi get pan tab jane ba nupa ji mayum ji mangko je pham ba ma kap ka luk thar kap ka ko adai ma am ta kok thok pi oi ma ka no sina ba ne na ma di kok thok pa ya roi chalo theng e juti ma nupi sele na hai sma ga kaina ba ya roi ma na mari thamna gre dana kok thok pi hai ba jane ba adai di ya roi ko loi na moi ju mi ju ngang na re ma ju halu ya dre mi khaga sum thokna re adana mayam je jangna ngang baga sai baga tawre ba ko adai de mai tawga ma je dum le shabim chane ni kai dana pung trama thoi dai ta ba ma je halla ba pai lai ta dana mayam jangna su ngang jalam ni na ko mai thawra ga ma je hek tholak baga ti ma na bi ga je kap baga phone tawre ma na ai lo ai moi da khong thong chat lu re ma tholo ya de moi mayam jang ta le na nang ngau bra khoi tang sai na haram ba ya tra nang ketang bok ta na da mai tawri kai no ko kino na ayum da su sangaroi ai si jagara ge na ai yaroi adu yaroi koi lok lak yar ma na bi gai du ju ko moi gai thodare hai ba du ma je lawi hai ba moina adu mayum de asmana ma khoi de lek minare thenge khole na haraga chat ke kho ke ju kai haram de du ga gai thodu chakhi kau ba ta de na ma du na ju hai jane thu ba gi pot khara hayang lo hong bai nang na da bai piyo na khoi myam taw bani ko pina haijal ba ngam na ba ko adai ma de kap ta na hing je moi gai them na dan ko ta na de ma na bi sumai na taw ba da ne ma na bi gi support yam sang nge ba ko ada ma na bi gai jina ne ma na dum sma je ai je nung si bi da ba ma le ko le adu du gai na ma na hai bi da ma na bi gai na wa khan jok tok na ba yam them bi ba to adu ga de adu numit ta ju ma na bi gai jin them e ko le du ma na mai u set ba lem na tu oi ji ko lo ji haraga moina akoi da mateng ni rakhibane ba ko adu da wari myam se mana ho da gi li ne ba ko li ne ba da mana hai ba ko ai nang je kaina ba sung ngam moi khuding mak ai ngon da gi kaina ba ngam gani duga nang kaina ba de ai sung ngam moi ye ana no pa no blog tham gara ga june mana phone je no mo ma sing thing am dan tawe adu no pa je blog list number na dum tho in na no pa je na de suk taw tor ta ba ngam ba su han bo halak ta ba ngam ba ko amaina aduga di ma jina de dum taw ba amaina nang na blog thamma ba da nong gi phone da nong ma gi nga si ba u je aina namdana toktri si je ai haina bini thadok pa ngamdre aina khudeng mak thadok pa ngame si ma tawge ha ba ai taw ba ngame sidi phatte tawroi ha ba ai taw da ba ngame afabata jo ai loi khang ngame simi ji dai tinaroi ha ju tina da ba ngame aduga nang di ai gi punsi jagi lapthokro kaukthokro thadokro ha ba ai chu ngamdre ai thamoi ji da ne suraga lai grabani nang di na yam kappe nu pijina da mana haije
ꯉꯁꯤꯁꯦ ꯑꯩ ꯃꯥꯡꯍꯧꯔꯦ ꯑꯩ ꯁꯨꯃꯥꯏꯅ ꯃꯥꯡꯍꯧꯕꯗꯤ ꯉꯝꯃꯣꯏ ꯑꯗꯨꯒ ꯅꯪꯒ ꯀꯥꯏꯅꯕꯁꯦ ꯑꯩꯅ ꯁꯨꯡꯉꯝ ꯉꯝꯃꯣꯏꯗꯕꯅꯤꯅ ꯑꯩꯅ ꯈꯪꯍꯧꯒꯗꯕꯗꯣ ꯅꯪ ꯈꯤꯇꯪ ꯈꯟꯕꯤꯌꯨ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯆꯦꯜꯂꯤꯕ ꯅꯨꯄꯤꯁꯤ ꯊꯥ ꯑꯅꯤꯈꯛ ꯀꯣꯏꯅꯕꯅꯦ ꯍꯥꯏꯌꯦꯕ ꯑꯗ ꯃꯥꯅ ꯍꯥꯏꯁꯤꯅ ꯄꯨꯂꯞ ꯑꯩꯁꯨ ꯂꯧꯕꯤꯌꯨ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪ ꯃꯥ ꯍꯥꯟꯅ ꯆꯦꯜꯂꯨꯔꯕꯅꯤꯅ ꯑꯩꯁꯨ ꯃꯥꯡꯍꯟꯕꯤꯔꯝꯒꯅꯨ ꯍꯥꯏꯌꯦꯕ ꯃꯥ ꯍꯥꯟꯅ ꯍꯣꯡꯖꯈꯣ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯀꯣꯟꯅ ꯍꯣꯡꯖꯤꯅ ꯁꯤꯐꯧ ꯍꯥꯏꯔꯦꯕꯀꯣ ꯅꯨꯄꯥꯗꯨꯅ ꯌꯥꯗ꯭ꯔꯦꯕ ꯑꯗꯩ ꯅꯨꯄꯥꯗꯨꯅꯗꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯅꯗꯤ ꯀꯨꯏꯔꯦ ꯂꯥꯞꯊꯣꯛꯄ ꯈꯣꯠꯄ ꯑꯗꯨꯝ ꯃꯥꯅꯗ ꯀꯩꯅꯣ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯑꯩꯗꯤ ꯐꯣꯟꯁꯨ ꯏꯇꯧ ꯇꯧꯗꯦ ꯑꯗꯨ ꯇꯧꯗꯦ ꯑꯗꯩ ꯃꯥꯅ ꯏꯟꯖꯥꯡ ꯊꯤꯜꯂꯤ ꯈꯣꯠꯂꯦ ꯍꯥꯏꯁꯦ ꯑꯩꯅ ꯊꯤꯜꯂꯛꯑꯣ ꯍꯥꯏꯕ ꯑꯝꯇ ꯅꯠꯇꯦ ꯃꯥꯅ ꯑꯗꯨꯝ ꯊꯤꯟꯖꯔꯛꯄꯅꯤ ꯑꯗꯩ ꯑꯩꯅ ꯑꯩ ꯄꯩꯁꯥꯒꯤ ꯃꯊꯥ ꯁꯥꯔꯦ ꯊꯝꯃꯨ ꯈꯣꯠꯂꯨ ꯍꯥꯏ ꯃꯥ ꯀꯌꯥ ꯁꯥꯏꯅꯣ ꯑꯩꯈꯣꯏ ꯃꯥ ꯑꯗꯨꯝ ꯀꯥꯞꯆꯔꯛꯄꯅꯦꯅ ꯑꯗꯨꯝ ꯅꯨꯄꯤꯁꯤꯅ ꯄꯤꯁꯜꯂꯛꯄ ꯑꯣꯏꯅ ꯑꯗꯨꯝ ꯉꯥꯡꯈ꯭ꯔꯦ ꯑꯗꯒꯤ ꯑꯗꯨꯝ ꯍꯣꯏ ꯏꯕꯥꯅꯤ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄꯗꯨꯁꯨ ꯑꯗꯨꯝ ꯃꯥꯅꯁꯨ ꯑꯗꯨꯝ ꯑꯆꯥꯄꯣꯠ ꯀꯩ ꯆꯥꯃꯤꯟꯅꯕꯗ ꯑꯗꯨꯝ ꯑꯩꯉꯣꯟꯗꯁꯨ ꯃꯥꯅ ꯅꯛꯁꯜꯂꯛꯄ ꯈꯣꯠꯄ ꯑꯗꯩ ꯈꯨꯠꯇ ꯑꯗꯨꯝ ꯄꯥꯏꯔꯛꯄ ꯈꯣꯠꯄ ꯑꯗꯨꯝꯕꯗꯒꯤ ꯑꯩꯅꯁꯨ ꯑꯗꯨꯝ ꯃꯥꯅ ꯃꯁꯥꯅ ꯌꯥꯕꯗꯣ ꯑꯗꯨꯝ ꯑꯩꯁꯨ ꯅꯨꯄꯥꯅꯤꯅ ꯑꯗꯨꯃꯥꯏꯅ ꯅꯛꯁꯟꯅꯈꯤꯕꯅꯤ ꯈꯣꯠꯈꯤꯕꯅꯤ ꯑꯗꯣ ꯑꯩꯅꯃꯛ ꯌꯥꯝ ꯍꯧꯗꯅ ꯅꯝꯖꯥ ꯅꯝꯊꯦꯛꯅꯔꯒꯗꯤ ꯅꯠꯇꯦ ꯍꯥꯏ ꯅꯨꯄꯤꯗꯨꯅꯁꯨ ꯑꯗꯨ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤꯕꯅꯤꯅ ꯑꯩꯅ ꯂꯩꯖꯒꯦ ꯈꯟꯕꯅꯤꯅ ꯅꯪ ꯎꯕꯗ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒꯤ ꯑꯩꯅ ꯂꯩꯖꯒꯦ ꯈꯟꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯅꯛꯁꯟꯅꯈꯤꯕꯅꯦ ꯍꯥꯏꯅ ꯅꯨꯄꯤꯁꯤꯅ ꯑꯗꯨ ꯁꯨꯝ ꯁꯦꯡꯅ ꯍꯥꯏꯌꯦꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯝꯗꯅ ꯏꯖꯠ ꯂꯧꯒꯦ ꯈꯣꯠꯀꯦ ꯅꯪꯅ ꯍꯧꯔꯛꯏꯒꯤ ꯇꯩ ꯑꯩꯗꯤ ꯌꯥꯖꯗꯦꯗꯤ ꯑꯩ ꯍꯥꯏꯗꯦꯗꯅꯥꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯃꯥꯁꯨꯀꯣ ꯑꯗꯨꯕꯨ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯅꯛꯁꯤꯟꯅꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯕꯥꯅꯤꯁꯦ ꯂꯧꯅꯐꯝ ꯊꯣꯛꯇꯕ꯭ꯔꯥꯅ ꯍꯥꯏꯕ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯍꯧꯕ ꯅꯪꯅ ꯍꯧꯕꯅ ꯇꯧꯅꯩꯁꯦ ꯀꯩꯒꯤꯅꯣꯅ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯗꯨꯗꯩꯒꯀꯣ ꯅꯨꯄꯥꯁꯤꯅꯅꯦ ꯋꯥꯔꯤ ꯂꯤꯅꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅ ꯑꯣꯏꯅ ꯌꯥꯝ ꯇꯥꯟꯅꯈꯤꯕꯁꯦ ꯑꯩꯗꯤ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯥꯟꯅꯔꯛꯄꯅꯦ ꯍꯟꯖꯟ ꯍꯟꯖꯟ ꯂꯥꯛꯁꯜꯂꯦ ꯊꯣꯡꯒꯥꯟꯁꯦ ꯊꯣꯛꯇꯗꯤ ꯁꯤꯅꯤ ꯍꯥꯏꯔꯦ ꯄꯨꯡ ꯑꯗꯨ ꯐꯥꯎꯕ ꯂꯩꯁꯜꯂꯦ ꯀꯥꯏꯅ ꯐꯣꯟ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯔꯦ ꯑꯃꯗ ꯏꯃꯥꯟꯅꯕ ꯑꯃꯨꯛ ꯊꯥꯔꯛꯏ ꯏꯃꯥꯟꯅꯕꯤ ꯑꯃꯨꯛ ꯍꯥꯏꯔꯤ ꯀꯥꯏꯅ ꯅꯨꯄꯥꯁꯤꯅ ꯌꯥꯝꯅ ꯍꯧꯔꯛꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯗꯤ ꯂꯤꯔꯛꯄꯗ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯀꯥꯏꯅ ꯈꯟꯕꯗꯣ ꯑꯗꯣ ꯅꯨꯄꯤꯅ ꯍꯧꯔꯨꯕꯩ ꯋꯥꯔꯤꯁꯤꯗꯤꯀꯣ ꯌꯥꯝ ꯇꯧꯉꯝꯕꯤ ꯇꯥꯕꯗꯣ ꯑꯗꯣ ꯅꯨꯄꯤꯁꯤꯅ ꯍꯧꯔꯨꯕꯅꯤꯅ ꯑꯗꯨꯐꯧ ꯅꯨꯄꯥꯁꯤꯅ ꯍꯧꯕꯗꯩ ꯑꯗꯨꯝ ꯑꯩ ꯁꯨꯃꯥꯏꯅ ꯗ꯭ꯌꯨꯇꯤ ꯇꯥ ꯂꯩꯕꯅꯦ ꯑꯗꯣ ꯃꯣꯏ ꯂꯥꯛꯑ ꯈꯣꯠꯂꯒ ꯑꯗꯨꯝ ꯃꯥꯅ ꯍꯧꯔꯛꯈꯤꯕꯅꯦ ꯑꯍꯥꯟꯕ ꯍꯧꯕꯁꯨ ꯈꯣꯠꯄꯁꯨꯗ ꯃꯣꯏ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯌꯥꯝ ꯀꯟꯅ ꯈꯣꯠꯅ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯑꯗꯨꯝ ꯃꯥ ꯅꯨꯡꯉꯥꯏꯔꯣꯏꯅ ꯁꯨꯝ ꯑꯗꯨꯝ ꯀꯩꯅꯣ ꯄꯥꯎ ꯐꯥꯎꯅꯈꯤꯕꯅꯦꯒ ꯌꯥꯝ ꯂꯥꯏꯅꯒ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯤ ꯀꯩꯅꯣ ꯅꯨꯄꯤꯁꯤꯅ ꯀꯞꯄꯒ ꯍꯥꯏꯌꯦꯕ ꯑꯗꯨꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯃꯐꯝꯁꯦ ꯃꯆꯦꯠ ꯑꯃꯐꯥꯎ ꯍꯦꯛ ꯂꯩꯔꯝꯗꯕ ꯑꯩ ꯅꯨꯡꯁꯤꯕꯁꯦ ꯅꯪ ꯃꯆꯦꯠ ꯑꯃꯐꯥꯎ ꯍꯦꯛ ꯇꯥꯔꯝꯗꯕ ꯑꯗꯨꯏꯗꯤ ꯑꯗꯨم ꯁꯦꯡꯅ ꯍꯥꯏꯕꯤꯕ ꯌꯥꯗ꯭ꯔꯥ ꯅꯪ ꯑꯗꯨꯝ ꯅꯪꯅ ꯌꯥꯗꯕꯗ ꯑꯩꯅ ꯅꯝꯗꯅ ꯀꯣꯏ ꯉꯝꯄꯣꯟꯇꯦ ꯅꯪꯅ ꯕ꯭ꯂꯣꯛ ꯊꯝꯈꯤꯕꯗ ꯑꯩ ꯀꯩ ꯎꯄꯥꯏ ꯂꯩ ꯅꯪꯅ ꯎꯅꯁꯤ ꯌꯥꯗꯕꯗ ꯑꯩ ꯀꯩ ꯎꯄꯥꯏ ꯂꯩ ꯑꯗꯨꯃꯥꯏꯅ ꯍꯧꯕꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯌꯥꯕꯤꯒꯅꯨ ꯌꯥꯗ꯭ꯔꯥ ꯑꯩꯗꯤ ꯅꯪꯅ ꯑꯩꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯕꯣꯏ ꯑꯩꯅ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯅꯪꯅꯁꯨ ꯅꯨꯡꯁꯤꯕꯣꯏ ꯈꯜꯂꯦ ꯑꯗꯨꯒ ꯀꯩꯗꯧꯕꯒꯤ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯃꯥꯡꯍꯟꯕꯤꯔꯤꯅꯣꯅꯀꯣ ꯃꯥꯅ ꯅꯨꯄꯤꯁꯤꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯦ ꯊꯨꯡꯅꯒꯦ ꯄꯟꯊꯨꯡ ꯌꯧꯒꯦꯅ ꯅꯨꯡꯁꯤꯅꯩ ꯅꯠꯇ꯭ꯔꯥ ꯃꯤ ꯑꯃꯅ ꯊꯕꯛ ꯑꯃ ꯁꯨꯔꯤꯕ ꯊꯕꯛ ꯑꯃ ꯇꯧꯔꯤꯁꯦ ꯃꯥꯒꯤ ꯄꯟꯊꯨꯡꯐꯝ ꯄꯣꯠꯂꯣꯏ ꯒꯣꯜꯗꯣ ꯆꯟꯅꯕꯒꯤꯅꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯀꯩꯗꯧꯕꯩ ꯅꯪ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯤꯅꯣ ꯑꯩꯅꯗꯤ ꯑꯗꯨꯝ ꯅꯪꯉꯣꯟꯗ ꯂꯩꯕꯒꯤ ꯑꯗꯩ ꯂꯨꯍꯣꯡꯕꯒꯤ ꯑꯗꯨꯒꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯑꯣꯏꯍꯜꯂꯝꯃꯣ ꯅꯪꯅ ꯃꯥꯡꯍꯜꯂꯝꯃꯕ ꯑꯩꯁꯦ ꯀꯅꯥꯅ ꯂꯧꯕꯤꯗꯣꯏꯅꯣ ꯑꯗ ꯃꯥꯅ ꯌꯥꯝ ꯀꯞꯄꯦꯕꯀꯣ ꯑꯗꯣ ꯅꯨꯄꯥ ꯍꯣꯏꯒꯤ ꯑꯗꯨꯝ ꯃꯃꯥ ꯍꯣꯏ ꯃꯄꯥ ꯍꯣꯏꯗꯨꯅ ꯋꯥꯗꯤ ꯃꯣꯏ ꯌꯥꯝ ꯀꯥꯏꯅ ꯀꯩꯁꯨꯗꯤ ꯉꯥꯡꯗꯦ ꯅꯨꯄꯤꯗꯨꯗ ꯌꯥꯝ ꯍꯨꯟꯗꯅ ꯌꯣꯟꯗꯅꯗꯤ ꯀꯩꯁꯨꯗꯤ ꯉꯥꯡꯗꯦꯕ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯆꯥꯁꯤꯃ ꯍꯥꯟꯅ ꯆꯦꯜꯂꯛꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯕ ꯂꯦꯞꯅꯈ꯭ꯔꯦ ꯑꯗꯩ ꯅꯪꯅ ꯍꯥꯟꯅ ꯆꯦꯜꯍꯧꯕꯁꯨ ꯅꯠꯇꯦ ꯅꯣꯏꯅ ꯍꯥꯟꯅ ꯆꯦꯜꯂꯛꯄ ꯌꯥꯗ꯭ꯔꯥ ꯑꯗꯨ ꯑꯗꯥꯅ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯑꯗꯨꯝ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯈꯩꯅꯁꯨ ꯄꯤꯔꯔꯣꯏ ꯂꯩꯁꯥꯔꯤꯉꯩ ꯅꯨꯡꯁꯤꯅꯔꯤꯉꯩꯗꯩ ꯍꯧꯅ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗ꯭ꯔꯕ ꯃꯥꯕꯨ ꯃꯥꯅꯗ ꯄꯥꯝꯖꯕ ꯃꯥꯅꯗ ꯅꯨꯡꯁꯤꯖꯕ ꯃꯥꯅꯗ ꯄꯤꯁꯟꯕ ꯑꯗꯨꯒ ꯁꯤꯒꯤ ꯅꯨꯄꯥꯁꯤꯁꯨ ꯅꯨꯄꯤ ꯑꯃꯁꯨ ꯆꯦꯟꯈ꯭ꯔꯕ ꯁꯤꯗꯕꯨ ꯃꯥꯅ ꯂꯩꯔꯨꯗꯅ ꯀꯔꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯃꯃꯤꯠꯇꯩ ꯃꯄꯤ ꯀꯪꯉꯣꯏ ꯑꯗꯨꯅ ꯅꯨꯄꯥꯁꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯒ ꯃꯃꯤꯠꯇꯩ ꯃꯄꯤ ꯀꯪꯉꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯒꯅꯦ ꯃꯃꯤꯠꯇꯩ ꯃꯄꯤ ꯀꯪꯗꯕꯅ ꯐꯩ ꯍꯥꯏꯌꯦꯕ ꯃꯃꯥꯁꯤꯅ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯔꯨꯔꯦ ꯍꯥꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯂꯨꯍꯣꯡꯉꯨꯔꯦ ꯈꯥꯏꯅꯔꯦ ꯍꯥꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯜꯂꯛꯄꯤꯅꯦ ꯍꯥꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯁꯨꯃꯥꯏꯅ ꯃꯈꯣꯡ ꯊꯣꯡ ꯆꯠꯂꯨꯕ ꯈꯣꯠꯂꯨꯕꯩ ꯀꯩꯅꯣꯝꯃꯗꯤ ꯂꯩꯕꯅꯤ ꯍꯥꯏꯔꯒ ꯌꯨꯝꯗ ꯂꯩꯖꯕꯗꯨꯅ ꯐꯩꯌꯦꯅ ꯄꯤꯔꯣꯏ ꯂꯣꯏꯁꯟꯅꯅꯤꯅ ꯍꯥꯏꯌꯦꯕꯀோ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯃꯥꯅꯗꯤ ꯅꯨꯄꯤꯁꯤꯅꯗꯤꯅꯦ ꯄꯩꯁా ꯂꯧꯔꯣꯏ ꯈꯣꯠꯂꯣꯏ ꯑꯩ ꯀꯔꯤꯝ ꯂꯧꯔꯣꯏ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯍꯥꯏ ꯑꯗꯣ ꯃꯃꯥꯟꯅꯕꯤꯈꯩꯗꯨꯅ ꯌꯥꯗꯦ ꯌꯥꯝ ꯊꯤꯅ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯋꯦ ꯃꯥꯏꯁꯤꯗꯤ ꯑꯗꯨꯅ ꯂꯧꯒꯗꯕꯅꯤ ꯈꯪꯍꯟꯒꯗꯕꯅꯤ ꯃꯇꯨꯡ ꯅꯨꯄꯤꯗ ꯁꯥꯟꯅꯕ ꯌꯥꯗꯦꯁꯦ ꯈꯪꯍꯟꯒꯗꯕꯅꯤꯅ ꯑꯗꯩ ꯃꯃꯥꯗꯨꯅꯁꯨ ꯃꯉꯣꯟꯗ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯕ ꯄꯥꯝꯃꯦ ꯃꯥꯁꯨ ꯑꯋꯥꯕ ꯑꯃꯗꯤ ꯐꯪꯕ ꯄꯥꯝꯃꯤ ꯑꯩ ꯏꯆꯥꯁꯨ ꯑꯋꯥꯕ ꯑꯃꯗꯤ ꯈꯥꯡꯗꯣꯔꯤ ꯑꯗꯣ ꯃꯥꯁꯨ ꯑꯋꯥꯕ ꯑꯃꯗꯤ ꯈꯪꯍꯟꯕ ꯄꯥꯝꯃꯤꯅ ꯃꯣꯏꯅ ꯀꯝꯄꯦꯟꯁꯦꯁꯟꯁꯦ ꯍꯥꯏꯅꯩꯌꯦꯕꯀꯣ ꯍꯥꯏꯅꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯅꯔꯦ ꯑꯗꯣ ꯃꯇꯝꯁꯦ ꯊꯥꯅꯔꯦꯕꯀꯣ ꯃꯇꯝꯁꯦ ꯊꯥꯅꯔꯦ
ꯄꯩꯁꯥꯁꯦ ꯊꯤꯕꯩ ꯃꯇꯝꯁꯦ ꯌꯧꯔꯛꯄ ꯀꯥꯟꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦ ꯀꯩꯅꯣ ꯇꯧꯋꯦꯅ ꯐꯤꯅꯥꯏꯜ ꯊꯛꯑꯦꯅ ꯗꯥꯛꯇꯔꯗ ꯄꯨꯈꯠꯅꯩ ꯈꯣꯠꯀꯠꯅꯩꯅ ꯃꯥꯗꯤ ꯄꯨꯔꯥ ꯃꯁꯥꯁꯦ ꯅꯨꯄꯥꯗꯨꯒ ꯀꯥꯏꯅꯔꯅꯤ ꯄꯨꯟꯁꯤꯁꯤꯃꯒꯤ ꯍꯥꯏꯕꯁꯤꯗꯅꯦ ꯂꯣꯏꯈ꯭ꯔꯕ ꯃꯁꯥꯁꯦ ꯄꯨꯔꯥ ꯑꯗꯨꯒ ꯑꯗꯣ ꯃꯥꯅ ꯅꯨꯄꯥ ꯑꯃꯐꯥꯎ ꯑꯩ ꯃꯉꯣꯟꯗꯒꯤ ꯂꯧꯕ ꯉꯝꯃꯣꯏ ꯃꯗꯨ ꯂꯧꯔꯨꯔꯒꯗꯤ ꯑꯩꯁꯦ ꯏꯖꯠ ꯌꯣꯟꯕꯤ ꯇꯥꯔꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯥꯁꯦ ꯅꯨꯡꯁꯤꯕ ꯆꯤꯡꯉꯔꯣꯏ ꯃꯥꯡꯉꯕ ꯑꯩꯁꯦ ꯑꯗꯨꯝ ꯃꯥꯡꯖꯍꯧꯔꯖꯅꯨ ꯑꯩ ꯄꯩꯁꯥꯗꯤ ꯂꯧꯔꯔꯣꯏ ꯃꯉꯣꯟꯗꯒꯤ ꯃꯥꯅ ꯑꯗꯨꯝ ꯈꯪꯍꯧꯔꯖꯅꯨ ꯈꯪꯖꯈ꯭ꯔꯖꯅꯨ ꯑꯩꯅ ꯃꯥꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯪꯖꯈ꯭ꯔꯖꯅꯨ ꯅꯨꯡꯁꯤꯕꯤꯗꯕ ꯃꯤ ꯑꯃꯗ ꯑꯩꯅ ꯅꯨꯡꯁꯤꯔꯨꯕꯒꯤ ꯑꯩ ꯉꯁꯤ ꯑꯋꯥꯕ ꯇꯥꯍꯧꯔꯤꯅꯤꯅꯅꯦ ꯃꯥꯁꯤꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥꯁꯦ ꯂꯧꯕ ꯂꯥꯛꯈꯤꯗ꯭ꯔꯦꯕ ꯅꯨꯄꯥ ꯃꯌꯨꯝꯗ ꯍꯥꯏꯗꯣꯛꯄꯤꯈ꯭ꯔꯣꯅ ꯑꯗꯨꯝ ꯍꯥꯏꯗꯣꯛꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯌꯥꯝ ꯃꯊꯃꯣꯏ ꯆꯥꯛꯈꯤ ꯑꯁ ꯌꯥꯝ ꯁꯥꯊꯤꯅ ꯆꯥꯛꯈꯤ ꯃꯥꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯥꯁꯤꯅ ꯍꯟꯗꯛ ꯊꯥ 3-4ꯒꯤ ꯃꯃꯥꯡꯗ ꯃꯥꯁꯦ ꯂꯥꯛꯑꯝꯃꯦꯕꯀꯣ ꯃꯆꯥꯁꯨ ꯄꯨꯔ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒꯅꯦ ꯃꯥꯁꯤꯅ ꯑꯃꯨꯛ ꯏꯆꯦ ꯑꯁ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ ꯇꯥꯔꯛꯄꯗ ꯍꯧꯈꯤꯕꯗ ꯑꯩꯈꯣꯏꯗꯒ ꯁꯨꯃꯥꯏꯅ ꯀꯦꯁꯀ ꯇꯧꯅꯈꯤꯕꯁꯤꯡꯁꯦ ꯃꯣꯏꯁꯨ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯄ ꯑꯗꯩ ꯂꯥꯛꯄ ꯃꯌꯥꯝ ꯌꯥꯎꯅꯩꯌꯦꯕꯀꯣ ꯃꯥꯏ ꯋꯥꯔꯤꯁꯨ ꯂꯤꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯀꯥꯏꯅꯀꯣ ꯑꯗ ꯃꯥꯁꯨ ꯂꯥꯛꯑꯦꯕ ꯏꯆꯦ ꯑꯩ ꯈꯪꯉꯤꯕ꯭ꯔꯥꯅ ꯃꯥꯁꯦ ꯑꯗ ꯃꯁꯛꯇꯣ ꯑꯩꯈꯣꯏꯗꯤ ꯃꯤꯁꯦ ꯃꯌꯥꯝ ꯎꯕꯅꯤꯅ ꯁꯨꯝ ꯀꯥꯎꯔꯦꯕ ꯑꯗꯣ ꯃꯥꯒꯤ ꯊꯧꯗꯣꯛꯇꯣ ꯍꯥꯏꯔꯛꯑꯀꯥꯟꯗꯗꯤꯅꯦ ꯑꯩ ꯈꯪꯉꯦꯕ ꯈꯪꯉꯛꯑꯦ ꯑꯗꯨꯗꯤ ꯑꯩ ꯈꯪꯉꯦꯅ ꯑꯗ ꯃꯥꯅ ꯑꯩ ꯌꯨꯝ ꯄꯥꯜꯂꯦ ꯏꯆꯦ ꯏꯆꯥꯁꯨ ꯌꯥꯎꯔꯦ ꯈꯣꯠꯂꯦꯅ ꯍꯥꯏꯔꯒ ꯑꯗꯩꯗꯤ ꯃꯥꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯨꯄꯤ ꯊꯤꯔꯒꯅꯦ ꯈꯥꯏꯅꯈꯤꯕ ꯅꯨꯄꯥ ꯑꯃ ꯍꯥꯏꯔꯛꯇꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯄꯥꯜꯂꯦ ꯑꯩ ꯄꯥꯈꯪꯗꯗꯤ ꯄꯥꯟꯗꯦ ꯏꯆꯦ ꯑꯩ ꯃꯤꯉꯣꯟꯗ ꯄꯥꯞ ꯂꯪꯁꯤꯟꯕꯗꯤ ꯄꯥꯝꯗꯦ ꯍꯥꯏꯌꯦꯕꯀꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯊꯤꯕꯅꯦꯅ ꯍꯥꯏꯔꯛꯄꯗꯨꯗꯅꯦ ꯌꯥꯝ ꯍꯔꯥꯎꯋꯤ ꯍꯥꯏꯌꯦꯀꯣ ꯃꯃꯥꯟꯅꯕꯤꯈꯩꯅ ꯁꯤꯜꯂ ꯈꯣꯠꯂꯒ ꯑꯗꯨꯝ ꯃꯣꯏꯗꯣ ꯈꯪꯅꯍꯟꯕ ꯑꯣꯏꯖꯥꯅꯦꯕ ꯑꯗ ꯃꯥꯅꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯑꯩ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯎꯔꯦ ꯏꯈꯣꯡ ꯊꯣꯡꯅ ꯆꯠꯎꯔꯦ ꯈꯣꯠꯂꯨꯔꯦ ꯍꯥꯏꯔꯒ ꯋꯥꯔꯤꯗꯣ ꯃꯥꯅꯁꯨ ꯁꯦꯡꯅ ꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯃꯔꯤ ꯊꯝꯅꯒꯦ ꯈꯣꯠꯀꯦ ꯍꯥꯏꯔꯒ ꯁꯦꯡꯅ ꯂꯤ ꯍꯥꯏꯌꯦꯕ ꯑꯗꯣ ꯅꯨꯄꯥꯗꯨꯅꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯁꯨ ꯅꯨꯄꯤ ꯊꯤꯔꯨꯔꯁꯤꯗꯤꯅ ꯍꯥꯏꯔꯒ ꯂꯩꯁꯥꯕꯤꯗꯤ ꯑꯩꯁꯨ ꯂꯧꯅꯤꯡꯗꯦ ꯑꯗꯨ ꯐꯔꯦ ꯏꯕꯥꯅꯤ ꯃꯥꯟꯅꯔꯦ ꯅꯪꯁꯨ ꯀꯩꯅꯣ ꯑꯃ ꯂꯩꯔꯦ ꯑꯩꯁꯨ ꯀꯩꯅꯣ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯂꯧꯅꯩ ꯍꯥꯏꯌꯦꯕꯀோ ꯑꯗꯣ ꯏꯪꯅ ꯑꯗꯨꯝ ꯇꯞꯅ ꯅꯨꯄꯥꯗꯨꯅ ꯁꯨꯔ ꯅꯣꯝꯃꯒꯕꯨꯗꯤ ꯆꯥꯏ ꯍꯥꯏ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯇꯧꯕ ꯀꯩꯀꯩꯗꯨꯁꯨ ꯇꯧꯔ ꯈꯣꯠꯂꯒ ꯑꯗꯨꯝ ꯆꯥꯡ ꯑꯃꯗꯕꯨꯗꯤ ꯏꯃꯨꯡꯗꯣ ꯑꯗꯨꯝ ꯆꯥꯖꯔꯦꯗꯅꯀꯣ ꯀꯥꯔ ꯑꯃ ꯀꯔꯤ ꯑꯃ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯇꯔꯨ ꯇꯅꯥꯟꯅ ꯑꯗꯨꯝ ꯍꯤꯡꯖꯕ ꯃꯕꯥꯏꯅꯁꯦ ꯑꯗꯨꯒ ꯃꯥꯅ ꯂꯤꯕ ꯂꯥꯛꯏꯁꯤꯅ ꯃꯥꯒꯤ ꯃꯈꯥ ꯇꯥꯕ ꯀꯦꯁꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯃꯥꯒꯤ ꯃꯉꯣꯟꯗ ꯊꯦꯡꯅꯕꯗꯨꯅꯤ ꯃꯥꯅ ꯑꯃꯨꯛ ꯂꯤꯕ ꯂꯥꯛꯏꯁꯦꯀꯣ ꯑꯁ ꯍꯦꯛꯇ ꯃꯥꯁꯤ ꯑꯩꯈꯣꯏꯒꯗꯤ ꯀꯦꯁꯇꯨ ꯂꯣꯏꯈꯤꯕꯗꯩ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦꯗꯅꯀோ ꯑꯗꯨꯒꯗꯤ ꯍꯦꯛꯇ ꯃꯥꯅ ꯍꯥꯏꯕ ꯃꯥꯁꯦ ꯍꯦꯛꯇꯅꯦ ꯇꯨꯝꯕ ꯍꯤꯞꯄꯁꯦ ꯌꯥꯗꯗꯅ ꯆꯥꯕ ꯌꯥꯗꯗꯅ ꯄꯨꯔꯥ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯇꯅ ꯑꯗꯩ ꯅꯨꯄꯥꯗꯨꯒꯤ ꯂꯨꯍꯣꯡꯕ ꯃꯌꯥꯗꯤ ꯌꯧꯁꯜꯂꯛꯄ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯂꯨꯍꯣꯡꯈ꯭ꯔꯅꯤꯀோ ꯃꯤ ꯑꯃꯅ ꯀꯣꯟꯗꯣꯛ ꯍꯨꯛꯈ꯭ꯔꯅꯤꯀꯣ ꯅꯨꯄꯤ ꯑꯃꯒ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯈ꯭ꯔꯅꯤ ꯄꯨꯟꯁꯤꯁꯤꯃꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯐꯪꯉꯔꯣꯏꯀꯣꯅ ꯑꯁ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯄꯥꯝꯖꯔꯨꯕ ꯌꯥꯝ ꯅꯨꯡꯁꯤꯔꯨꯕꯁꯤꯁꯨꯅꯦ ꯑꯁ ꯁꯤꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯋꯥꯍꯟꯕ ꯃꯁꯥꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯒꯅꯣꯁꯨ ꯉꯝꯗꯕ ꯀꯥꯎꯊꯣꯛꯑꯁꯨ ꯉꯝꯗꯕ ꯁꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯄꯨꯔꯥ ꯁꯤꯗꯤ ꯑꯉꯥꯎꯕꯅꯦ ꯑꯩꯅ ꯈꯨꯠꯅ ꯄꯥꯏꯔꯒꯅꯦ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅ ꯌꯥꯕ ꯅꯠꯇꯦ ꯑꯩꯅ ꯅꯪ ꯀꯥꯎꯊꯣꯛꯑꯒꯦ ꯑꯩ ꯅꯪ ꯅꯨꯡꯁꯤꯔꯒꯦ ꯌꯥꯕ ꯅꯠꯇꯦ ꯃꯅꯨꯡꯗꯒꯤ ꯐꯥꯎꯔꯛꯄꯅꯦꯕ ꯑꯩꯅ ꯅꯨꯡꯁꯤꯒꯗꯕ ꯃꯤꯁꯤꯗꯤ ꯁꯨꯡ ꯅꯨꯡꯁꯤꯌꯨ ꯌꯥꯔꯣꯏꯕꯀꯣ ꯅꯨꯡꯁꯤꯈꯤꯕ ꯃꯤꯁꯤꯗꯤꯅꯦ ꯊꯤꯅ ꯆꯩꯔꯛꯀꯦꯔꯥ ꯉꯥꯡꯉꯛꯀꯦꯔꯥ ꯑꯩꯉꯣꯟꯗꯩ ꯃꯥꯅ ꯂꯥꯞꯊꯣꯛꯀꯦꯔꯥ ꯅꯨꯡꯁꯤꯔꯣꯏꯔꯥ ꯕ꯭ꯂꯣꯛ ꯊꯝꯖꯤꯟꯒꯦꯔꯥ ꯄꯪꯅꯨꯡ ꯅꯨꯡꯁꯤꯕꯤꯅꯦꯕ ꯑꯗꯨꯝ ꯄꯪꯅꯨꯡ ꯅꯨꯡꯁꯤꯕꯤ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯑꯗꯨꯝ ꯐꯣꯟꯁꯦ ꯅꯝꯃꯦ ꯍꯥꯏꯌꯦ ꯃꯥꯒꯤ ꯅꯨꯄꯥꯁꯤꯗꯤ ꯅꯝꯕꯔꯁꯦ ꯑꯇꯣꯞꯄ ꯁꯤꯟꯈ꯭ꯔꯦꯀꯣ ꯑꯗꯣ ꯍꯥꯟꯅꯒꯤ ꯅꯝꯕꯔꯗꯨꯗ ꯃꯥꯗꯤ ꯑꯗꯨꯝ ꯅꯝꯕ ꯑꯗꯨꯝ ꯅꯝꯕ ꯃꯥꯁꯤꯅ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯊꯣꯛꯈ꯭ꯔꯕ ꯃꯥꯏ ꯃꯈꯨꯠꯁꯤꯅꯅꯦ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯅꯝꯕꯔꯁꯤꯗ ꯅꯝꯒꯅꯨ ꯍꯥꯏꯕꯁꯦ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦꯕ ꯃꯥꯒꯤ ꯍꯣꯏ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯤꯅꯅꯦ ꯃꯥꯁꯦ ꯆꯍꯤꯃꯨꯛꯁꯦ ꯃꯥꯁꯦ ꯅꯥꯏ ꯍꯥꯏꯌꯦ ꯃꯄꯥꯟꯒ ꯊꯣꯛꯅꯤꯡꯗꯕꯤ ꯑꯗꯩ ꯅꯨꯄꯥꯁꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯁꯤꯗꯤ ꯃꯥꯁꯦ ꯍꯦꯛꯇ ꯉꯥꯎꯔ ꯆꯦꯟꯕꯅꯦ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯤꯅ ꯑꯍꯤꯡ ꯇꯨꯝꯗꯒꯩ ꯁꯪꯉꯦ ꯃꯥꯁꯦ ꯁꯤꯈꯤꯗ꯭ꯔꯥ ꯈꯣꯠꯈꯤꯗ꯭ꯔꯅꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤꯗꯤ ꯄꯥꯎꯁꯤꯗꯤ ꯈꯪꯍꯜꯂꯔꯣꯏꯒꯦ ꯃꯉꯣꯟꯗ ꯂꯨꯍꯣꯡ ꯅꯨꯃꯤꯠꯀꯁꯦꯅ ꯈꯟꯕꯁꯦ ꯃꯥꯅꯅꯦ ꯀꯣꯏꯍꯪ ꯍꯪꯗꯣꯏꯅꯦ ꯃꯃꯥꯟꯅꯕꯈꯩꯁꯤꯗ ꯍꯦꯛꯇ ꯑꯗꯩ ꯃꯃꯥꯟꯅꯕꯤꯈꯩꯁꯤꯅ ꯅꯣꯏ ꯍꯥꯏꯗꯣꯔꯛꯑꯅꯨ ꯈꯪꯗꯦ ꯍꯥꯏꯌꯣꯅ ꯃꯦꯟꯕꯁꯦ ꯅꯣꯏ ꯑꯁꯦꯡꯕ ꯍꯥꯏꯕꯤꯌꯣ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩ ꯈꯪꯖꯒꯦꯅ ꯀꯞꯄꯃꯤꯅ ꯍꯣꯏ ꯃꯥ ꯑꯗꯨ ꯅꯨꯃꯤꯠꯇꯅꯤ ꯂꯨꯍꯣꯡꯗꯣꯏꯁꯦꯅ ꯍꯥꯏꯔꯦꯗꯅꯀꯣ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯀꯩꯅꯣ ꯅꯣꯏꯅ ꯍꯣꯔꯦꯟ ꯆꯠꯂꯀꯥꯟꯗ ꯃꯥꯒꯤ ꯕꯣꯔ ꯖꯇ꯭ꯔꯥ ꯇꯧꯕꯩ ꯐꯣꯇꯣ ꯊꯥꯕꯤꯔꯛꯎ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯊꯥꯕꯤꯔꯛꯑꯣꯅ ꯃꯃꯥꯟꯅꯕꯈꯩꯗꯣ ꯃꯥ ꯍꯥꯏꯔꯃꯤꯅ ꯑꯗꯨꯝ ꯊꯥꯔꯛꯑꯦꯗꯅꯀꯣ ꯑꯁ ꯃꯥꯁꯦ ꯑꯗꯨꯝ ꯃꯊ꯭ꯋꯥꯏꯁꯦ ꯆꯥꯛꯄ ꯑꯗꯩ ꯃꯃꯥꯟꯅꯕꯤꯈꯩꯁꯤꯅ ꯌꯥꯝ ꯊꯦꯝꯃꯦ ꯍꯥꯏ ꯃꯥꯁꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯊꯧꯒꯠꯂꯦ ꯍꯥꯏ ꯀꯥꯎꯅꯕ ꯈꯣꯠꯅꯕ ꯃꯃꯥꯟꯅꯕꯤꯈꯩꯁꯤꯐꯥꯎ ꯌꯥꯎꯅ ꯉꯥꯎꯋꯦ ꯍꯥꯏꯌꯦꯕꯀꯣ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯋꯥꯕ ꯇꯥꯔꯛꯄꯗ ꯑꯗꯨꯃꯥꯏꯅ ꯑꯗꯩꯗꯤ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕ ꯃꯃꯥꯟꯅꯕꯤꯈꯩꯁꯤꯅ ꯉꯥꯡꯉꯦ ꯍꯥꯏꯌꯦ ꯅꯪꯑꯅ ꯑꯗꯨꯐꯥꯎ ꯀꯥꯎꯊꯣꯛꯄ ꯉꯝꯗꯕ ꯃꯥꯅ ꯑꯗꯨꯝ ꯅꯨꯄꯤ ꯊꯤꯈ꯭ꯔꯕꯗꯣ ꯑꯗꯨꯕꯨ ꯍꯦꯛ ꯀꯥꯎꯊꯣꯛꯄ ꯉꯝꯗꯕ ꯑꯗꯩ ꯃꯥ ꯊꯕꯛꯇꯤ ꯀꯔꯥꯏ ꯇꯥꯔꯤ
ꯑꯗꯩ ꯃꯃꯥꯟꯅꯕꯈꯩꯗꯨꯁꯨ ꯑꯗꯨꯝ ꯊꯕꯛ ꯇꯥꯃꯤꯟꯅꯔꯝꯃꯒ ꯑꯗꯨꯝ ꯇꯣꯉꯥꯟꯅꯈꯤꯕ ꯊꯕꯛ ꯇꯥꯃꯤꯟꯅꯈꯤꯗꯕ ꯇꯣꯉꯥꯟꯅꯈꯤꯕꯁꯨ ꯌꯥꯎꯔꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯍꯪꯕꯁꯦ ꯂꯦꯞꯇꯕ ꯃꯥ ꯊꯕꯛ ꯂꯥꯛꯄ꯭ꯔꯣ ꯑꯗꯨ ꯇꯧꯕ꯭ꯔꯣꯅ ꯃꯃꯥꯟꯅꯕꯈꯩꯗꯨꯐꯥꯎ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯃꯣꯏ ꯗ꯭ꯌꯨꯇꯤ ꯇꯥꯃꯤꯟꯅꯕꯒꯗꯣ ꯃꯥꯅ ꯚꯤꯗꯤꯑꯣ ꯅꯝꯃ ꯊꯥꯔꯛꯑꯣ ꯂꯥꯞꯇꯛꯅ ꯃꯉꯣꯟꯗꯗꯤ ꯈꯪꯍꯟꯒꯅꯣꯒ ꯍꯥꯏꯔ ꯅꯨꯄꯤ ꯊꯤꯈ꯭ꯔꯕꯗꯨꯐꯥꯎꯅꯦ ꯃꯥꯅ ꯑꯗꯨꯝ ꯌꯦꯡꯖꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯃꯣꯏ ꯃꯌꯥꯝꯁꯦ ꯈꯟꯅꯔꯒ ꯅꯨꯄꯥꯁꯦ ꯁꯦꯝꯃꯦꯗꯅ ꯑꯗꯨ ꯁꯦꯝꯕꯁꯦ ꯃꯥꯅꯅꯦ ꯎꯅꯁꯤ ꯊꯣꯛꯁꯤꯁꯤ ꯌꯥꯗꯕ ꯐꯣꯟꯁꯦ ꯄꯥꯏꯈꯠꯂꯨ ꯌꯥꯗꯕ ꯑꯩ ꯃꯤꯒꯤ ꯄꯥꯈꯪꯗꯨꯗ ꯄꯥꯞ ꯂꯪꯁꯤꯟꯕ ꯄꯥꯝꯗꯦ ꯑꯗꯨ ꯅꯣꯏ ꯋꯥꯔꯤ ꯍꯥꯟꯅ ꯂꯤꯌꯨ ꯃꯤ ꯃꯁꯥꯗꯨꯗ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯗꯤ ꯌꯥꯔꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯃꯤꯉꯣꯟꯗ ꯄꯥꯞ ꯂꯪꯁꯤꯟꯕ ꯄꯥꯝꯗꯦ ꯍꯦꯛꯇ ꯍꯥꯏꯕ ꯃꯥꯅ ꯑꯗꯨꯗ ꯀꯣꯟꯊꯪꯗ ꯃꯥꯁꯤ ꯌꯥꯝ ꯀꯟꯅ ꯃꯥꯅ ꯍꯣꯠꯅꯔꯀꯥꯟꯗꯅꯦ ꯃꯤꯗꯤ ꯃꯆꯥ ꯌꯥꯎꯈ꯭ꯔꯦ ꯐꯖꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯦꯀꯣ ꯐꯖꯅ ꯂꯩꯈ꯭ꯔꯦꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯗꯩ ꯃꯃꯥꯁꯤ ꯑꯣꯏꯅ ꯀꯩꯅꯣꯝ ꯇꯧꯔꯛꯑꯦꯕ ꯃꯥꯒꯤ ꯋꯥꯈꯜꯅꯀꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤꯅ ꯑꯗꯩ ꯃꯄꯥ ꯑꯣꯏꯒꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇꯕꯀꯣ ꯑꯗꯩ ꯃꯆꯤꯟ ꯃꯅꯥꯎ ꯃꯆꯦ ꯍꯣꯏ ꯀꯩ ꯍꯣꯏꯅꯁꯨ ꯃꯌꯥꯝ ꯊꯦꯝꯕ ꯃꯉꯣꯟꯗ ꯃꯕꯨꯡꯅꯒꯁꯦ ꯊꯦꯝꯕ ꯏꯆꯟꯒꯤ ꯀꯩ ꯋꯥꯠꯇꯣꯏꯅꯣ ꯑꯗꯨ ꯀꯥꯏꯅ ꯃꯣꯏ ꯃꯌꯥꯝꯁꯤꯒꯤ ꯈꯜꯂꯒꯀꯣ ꯃꯥꯅ ꯑꯩꯒꯤ ꯏꯃꯨꯡꯁꯤꯃ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣꯅ ꯃꯥꯗꯤ ꯃꯄꯥꯟꯁꯨ ꯊꯣꯛꯇꯕꯤ ꯀꯦꯗ꯭ꯔꯕꯤ ꯃꯧꯗ꯭ꯔꯕꯤ ꯐꯃꯨꯡꯁꯦ ꯑꯗꯨꯝ ꯂꯩꯕꯤ ꯆꯥꯎꯁꯨ ꯌꯥꯗꯕꯤ ꯃꯃꯥꯟꯅꯕꯤꯈꯩꯁꯦ ꯂꯥꯛꯑꯒ ꯃꯩꯌꯥꯗ ꯏꯟꯁꯤꯟꯕꯒꯨꯝꯕꯅꯦꯌꯦ ꯄꯤꯖꯔꯤꯁꯦ ꯑꯗꯨꯒꯅꯦ ꯃꯃꯥꯟꯅꯕꯤꯈꯩꯁꯦ ꯂꯥꯛꯑꯒꯅ ꯈꯤꯇꯪ ꯆꯥꯕ ꯋꯥ ꯅꯣꯛꯑꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯀꯥꯎꯊꯣꯛꯄ ꯃꯃꯥꯟꯅꯕꯤꯈꯩꯁꯤꯅ ꯀꯣꯏꯕ ꯑꯃꯨꯛ ꯄꯨꯊꯣꯛꯄ ꯄꯨꯔꯥꯅ ꯃꯥꯁꯦ ꯃꯥꯡꯉꯨꯔꯦ ꯍꯥꯏꯌꯦ ꯄꯨꯔꯥ ꯉꯥꯎꯕꯒ ꯃꯥꯟꯅꯔꯨꯔꯦ ꯍꯥꯏꯌꯦꯕꯀꯣ ꯑꯁ ꯅꯨꯄꯥꯁꯦ ꯃꯥ ꯍꯥꯏꯕ ꯑꯍꯤꯡꯗꯒꯁꯨ ꯎꯟꯅꯤꯡꯕꯅ ꯑꯁ ꯉꯥꯎꯔꯛꯇꯅꯅꯦ ꯃꯥꯁꯦ ꯒꯥꯔꯤꯒꯅꯦ ꯊꯧꯗꯣꯛꯇꯣꯏ ꯇꯧꯋꯦ ꯅꯨꯄꯥꯁꯦ ꯎꯅꯤꯡꯕꯅ ꯑꯩꯈꯣꯏꯒꯤ ꯎꯕ ꯐꯪꯗ꯭ꯔꯁꯨ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯑꯣꯏꯁꯨ ꯌꯦꯡꯒꯦꯒ ꯍꯥꯏꯕꯗꯣ ꯑꯗꯒꯤ ꯅꯨꯡꯊꯤꯟꯗꯒꯁꯦ ꯃꯥꯁꯤꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯅꯨꯄꯥꯁꯤ ꯃꯃꯥꯟꯅꯕꯗ ꯗ꯭ꯌꯨꯇꯤꯁꯦ ꯀꯗꯥꯏꯗ ꯇꯥꯏ ꯍꯪꯉꯦꯗꯅ ꯑꯗꯣ ꯃꯥꯅ ꯑꯩꯈꯣꯏ ꯃꯃꯥꯏꯒꯁꯦ ꯂꯣꯏ ꯃꯥꯛꯁ ꯎꯞꯁꯜꯂꯒ ꯍꯦꯜꯃꯦꯠꯀ ꯎꯞꯁꯜꯂꯒꯅꯦ ꯁꯟꯒ꯭ꯂꯥꯁꯀ ꯎꯞꯁꯜꯂꯒ ꯆꯠꯂꯒ ꯂꯥꯞꯇꯛꯅꯒ ꯌꯦꯡꯉꯦ ꯍꯥꯏꯌꯦ ꯑꯁ ꯃꯄꯤꯁꯦ ꯃꯥ ꯍꯥꯏꯕꯀꯣ ꯁꯨꯛꯂꯦꯞ ꯂꯦꯞꯇꯅ ꯇꯥꯔꯛꯑꯦ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇꯗꯤ ꯆꯪꯕ ꯈꯣꯠꯄꯗꯤ ꯉꯝꯕ ꯅꯠꯇ꯭ꯔꯦ ꯃꯤ ꯅꯨꯄꯤ ꯊꯤꯈ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨꯝ ꯃꯥꯁꯤꯅꯅꯦ ꯀꯩꯅꯣ ꯇꯧꯖꯕ ꯑꯗꯣ ꯃꯃꯥꯟꯅꯕꯈꯩꯅꯒꯗꯤ ꯅꯨꯄꯥꯁꯤꯁꯨ ꯋꯥꯔꯤ ꯁꯥꯔꯨꯕꯁꯦ ꯅꯪꯒꯤ ꯋꯥꯔꯤꯒ ꯃꯥꯗꯤ ꯂꯣꯏ ꯀꯥꯎꯈ꯭ꯔꯦꯗ ꯑꯉꯥꯎꯕꯤꯗꯨꯕꯨ ꯍꯥꯏꯅꯒ ꯌꯥꯝ ꯂꯥꯏꯅ ꯀꯩꯁꯨ ꯂꯩꯇꯅꯒ ꯍꯥꯏꯕꯗꯣ ꯑꯗꯩ ꯌꯨ ꯊꯛꯑꯀꯥꯟꯗꯒ ꯅꯨꯄꯥꯁꯤꯅ ꯌꯥꯝꯅ ꯅꯨꯄꯥꯒꯤ ꯌꯥꯝ ꯐꯠꯇꯕꯁꯦ ꯌꯨ ꯊꯛꯑꯀꯥꯟꯗ ꯑꯩꯈꯣই ꯅꯨꯄꯤꯁꯤ ꯌꯣꯟꯕꯁꯤꯅꯦꯕ ꯑꯁ ꯑꯗꯨ ꯅꯨꯄꯤꯗꯨꯕꯨ ꯑꯩꯗꯤ ꯀꯌꯥꯝ ꯅꯨꯡꯁꯤꯗꯦ ꯃꯥ ꯑꯗꯨꯝ ꯍꯦꯟꯖꯟꯖꯔꯛꯄꯩ ꯃꯥ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯄꯤꯁꯜꯂꯛꯄ ꯑꯗꯩ ꯄꯩꯁꯥ ꯆꯤꯜꯂꯦꯗ ꯍꯥꯏ ꯀꯌꯥꯅꯣ ꯍꯦꯛꯇ ꯀꯥꯞꯁꯜꯂꯛꯀꯅꯤ ꯃꯥ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯗꯨꯒꯤ ꯑꯩꯗꯤ ꯁꯨꯝ ꯗꯤꯜ ꯂꯦꯟꯕꯤꯕꯅꯦ ꯑꯩꯗꯤ ꯃꯥ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯈꯤꯗꯦ ꯀꯥꯏꯅ ꯃꯥ ꯀꯥꯏꯅꯕꯒꯤꯅꯦꯅ ꯑꯩꯉꯣꯟꯗ ꯀꯔꯤꯝꯐꯧ ꯆꯩꯅꯥ ꯐꯥꯎꯗꯦ ꯑꯩꯅ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯈꯤꯗꯦ ꯀꯥꯏꯅ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯕꯀꯣ ꯑꯗꯨꯝꯕꯒꯁꯦ ꯃꯃꯥꯟꯅꯕꯈꯩꯗꯨꯅ ꯃꯃꯥꯟꯅꯕꯤꯈꯩꯗ ꯇꯝꯃꯛꯑꯦꯗꯅ ꯑꯗꯣ ꯃꯃꯥꯟꯅꯕꯤꯈꯩꯗꯨꯅ ꯑꯃꯨꯛ ꯂꯥꯞꯊꯣꯛꯄ ꯉꯝꯅꯕꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯕ ꯃꯤꯅꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯅꯪꯅꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯑꯗꯨꯗꯨꯒ ꯍꯥꯏꯕ ꯃꯉꯣꯟꯗꯗꯤ ꯌꯥꯝ ꯑꯗꯨꯗꯨꯅ ꯆꯩꯅꯥ ꯑꯣꯏꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯇꯥꯗꯕ ꯃꯇꯝ ꯃꯌꯨꯝꯗ ꯂꯩꯕ ꯃꯇꯝꯁꯦ ꯁꯤꯗꯒꯁꯦ ꯃꯣꯏ ꯊꯣꯡꯒꯥꯟ ꯃꯌꯥꯁꯤꯗꯒꯅꯦ ꯂꯥꯞꯇꯛꯅ ꯆꯠꯂꯒ ꯊꯣꯛꯂꯛꯄ꯭ꯔꯥ ꯀꯥꯏꯅꯒ ꯊꯑꯣꯏꯅ ꯂꯩꯔꯨꯏ ꯍꯥꯏꯌꯦꯕ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅꯒꯁꯨ ꯑꯗꯨꯃꯥꯏꯅ ꯄꯨꯔꯥ ꯉꯥꯎꯔꯨꯔꯕ ꯃꯥꯏ ꯄꯨꯟꯁꯤꯁꯦ ꯃꯥꯅꯅꯦ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯤꯒꯤ ꯁꯞꯄꯣꯔꯠꯅ ꯀꯩꯅ ꯃꯥꯁꯤꯅ ꯑꯗꯨꯝ ꯑꯩꯕꯨ ꯁꯨꯡꯅꯨꯡꯁꯨ ꯅꯨꯡꯁꯤꯕꯤꯗꯕ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯃꯐꯝ ꯃꯆꯦꯠ ꯑꯃꯇꯁꯨ ꯂꯩꯇꯕ ꯑꯩ ꯀꯥꯏꯅꯩ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯤꯇꯪꯐꯥꯎ ꯐꯥꯎꯗꯕ ꯃꯥꯒꯤ ꯁꯨꯝ ꯑꯩꯁꯤꯅ ꯉꯥꯎꯔꯒ ꯍꯤꯡꯉꯤꯁꯦ ꯍꯤꯡꯐꯝ ꯊꯣꯛꯄ꯭ꯔꯥꯅ ꯃꯁꯥꯅ ꯃꯁꯥꯗ ꯆꯦꯂꯦꯟꯖ ꯇꯧꯖꯔꯦꯗꯅ ꯅꯨꯡꯁꯤꯕꯁꯤꯅ ꯑꯩꯁꯦ ꯉꯝꯍꯜꯂꯔꯣꯏ ꯍꯥꯏꯗꯅ ꯃꯥꯅ ꯃꯥꯒꯤ ꯍꯥꯟꯅꯩ ꯊꯕꯛꯁꯤꯗ ꯀꯣꯛꯁꯦ ꯊꯥꯗꯔꯒꯅꯦ ꯃꯥꯅ ꯍꯥꯏꯕ ꯌꯥꯝ ꯐꯖꯕ ꯋꯥꯍꯩ ꯑꯃ ꯂꯩꯌꯦ ꯑꯩꯁꯤꯅ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕ ꯑꯃ ꯀꯥꯏꯅꯔꯒ ꯉꯥꯎꯔꯕꯀꯣ ꯑꯗꯨꯏꯗꯤꯅꯦ ꯊꯕꯛꯁꯦ ꯆꯤꯜꯍꯜꯂꯣ ꯍꯥꯏꯌꯦꯕ ꯊꯕꯛꯁꯤꯗ ꯀꯣꯛꯁꯦ ꯊꯥꯗꯕ ꯍꯦꯛꯇ ꯃꯥꯁꯤꯅꯅꯦ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯊꯕꯛꯁꯦ ꯍꯦꯛꯇ ꯃꯣꯏꯒꯤ ꯀꯁꯇꯃꯔ ꯐꯣꯟ ꯀꯟꯇꯦꯛ ꯂꯣꯏ ꯌꯥꯎꯔꯤꯃꯤꯗꯅ ꯁꯤꯗꯒ ꯐꯣꯟ ꯇꯧꯁꯜꯂꯛꯏ ꯏꯅꯝꯃ ꯑꯗꯨ ꯐꯣꯟ ꯃꯥ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯃꯥꯒꯤ ꯀꯣꯁꯃꯦꯇꯤꯛ ꯀꯩꯀꯩꯁꯦ ꯂꯣꯏ ꯂꯤꯛ ꯁꯅꯥ ꯈꯨꯖꯤꯁꯦ ꯂꯣꯏ ꯂꯧꯊꯔꯤꯌꯦꯀꯣ ꯑꯗꯨꯒꯅꯦ ꯏꯅꯝꯃ ꯁꯤ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯂꯩꯁꯥꯕꯤꯈꯩꯗꯒꯁꯦ ꯑꯕꯦꯝꯃ ꯁꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯆꯦꯆꯦ ꯁꯤ ꯂꯥꯛꯑꯦ ꯁꯤ ꯄꯣꯠꯁꯦ ꯄꯥꯝꯕ꯭ꯔꯥ ꯀꯥꯟꯗ ꯃꯥꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯁꯦꯝꯕꯁꯤꯗ ꯑꯞꯗꯦꯠ ꯇꯧꯗꯅ ꯊꯥꯖꯟꯗꯅ ꯃꯥꯁꯤ ꯁꯤꯗ ꯊꯕꯛꯁꯦ ꯆꯤꯜꯍꯜꯂꯦꯀꯣ ꯑꯗꯨꯒ ꯌꯣꯟꯕ ꯆꯠꯂ ꯈꯣꯠꯂ ꯅꯨꯄꯤꯁꯤ ꯎꯔꯗꯤ ꯑꯗꯨꯝ ꯄꯥꯝꯃꯦꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯁꯦ ꯑꯗꯨ ꯀꯟꯅ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯒ ꯃꯥꯒꯤ ꯍꯥꯟꯅꯩ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯋꯥꯅ ꯍꯜꯂꯛ ꯌꯥꯏ ꯑꯗꯨꯏꯁꯨꯅꯦ ꯃꯥꯁꯤꯅꯅꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕ ꯃꯥꯁꯦ ꯗ꯭ꯌꯨꯇꯤ ꯇꯥꯔꯝꯒꯗ꯭ꯔꯥ ꯃꯌꯨꯝꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯃꯥꯏ ꯅꯨꯄꯤꯒ ꯂꯩꯔꯝꯒꯗ꯭ꯔꯥ ꯀꯥꯏꯅꯅꯦꯀꯣ ꯑꯩꯁꯦ ꯈꯤꯇꯪꯕꯨ ꯍꯦꯛ ꯃꯥꯅ ꯅꯤꯡꯁꯤꯡꯗꯕ꯭ꯔꯥ ꯅꯣꯡꯇꯕꯨ ꯍꯦꯛ ꯎꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯔꯒ ꯐꯣꯟꯁꯤꯁꯨꯅꯦ ꯃꯤꯒꯤ ꯅꯝꯕꯔ ꯁꯤꯟꯈ꯭ꯔꯕ ꯐꯣꯟꯗꯣ ꯃꯥꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯕ ꯑꯗꯨꯝ ꯅꯝ ꯁꯥꯟꯅꯕꯗꯣ ꯑꯗꯨ ꯍꯦꯛ ꯅꯝꯕꯁꯦ ꯃꯥꯅ ꯍꯥꯏꯌꯦ ꯃꯥꯅ ꯅꯝꯖꯔꯤꯕ ꯅꯝꯕꯔꯁꯦ ꯅꯨꯄꯥꯁꯤꯒ ꯃꯥꯒꯁꯦ ꯄꯥꯎ ꯐꯥꯎꯅꯖꯔꯤꯅꯤꯅ ꯈꯟꯖꯕꯗꯣ ꯅꯝꯕꯔꯁꯦ ꯅꯝꯖꯔꯒ ꯅꯨꯄꯥꯅꯦ ꯈꯟꯕ ꯃꯥꯏ ꯐꯣꯟ ꯅꯝꯕꯔꯁꯦ ꯃꯥꯅ ꯅꯨꯄꯥꯗꯨꯅꯦ ꯈꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯅꯝꯃꯒꯅꯦ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔ ꯆꯠꯈꯤꯗ꯭ꯔꯕ ꯅꯪꯅ ꯁꯤꯟꯈ꯭ꯔꯕ ꯅꯝꯕꯔꯁꯤꯒ ꯑꯩꯒꯗꯤ ꯂꯣꯏꯅ ꯍꯧꯔꯤ ꯐꯣꯟꯁꯤꯃꯗꯤ ꯅꯝꯕꯒꯤ ꯍꯛꯁꯦ ꯑꯩꯉꯣꯟꯗ ꯐꯪꯖꯔꯤ ꯁꯤꯐꯧꯗꯤ ꯅꯪꯅ
ꯀꯛꯊꯠꯄ ꯉꯝꯗꯦꯗꯅ ꯃꯥꯏ ꯃꯔꯤꯗꯨꯗꯤ ꯀꯛꯊꯠꯂꯒ ꯑꯇꯣꯞꯄ ꯊꯤꯕ ꯉꯝꯃꯦ ꯑꯗꯨꯏꯁꯨ ꯐꯣꯟꯗꯨꯗꯤ ꯃꯥꯅ ꯇꯧꯖꯕ ꯑꯗꯨꯗꯤ ꯅꯨꯄꯥꯁꯤꯅ ꯀꯛꯊꯠꯄꯗꯤ ꯉꯝꯗ꯭ꯔꯦꯗꯅꯀꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯐꯣꯟ ꯅꯝꯕꯔꯁꯤꯒ ꯑꯩꯒ ꯑꯣꯏꯅ ꯂꯣꯏꯅ ꯍꯧꯔꯦꯅ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯋꯥꯅ ꯃꯥꯁꯦ ꯍꯥꯟꯅꯩ ꯄꯨꯟꯁꯤꯗ ꯍꯜꯂꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏꯅ ꯅꯨꯄꯥꯗꯣ ꯁꯦꯝꯃꯛꯑꯒ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯔ ꯃꯥꯁꯦ ꯀꯩꯅꯣ ꯂꯨꯍꯣꯡꯉꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯒꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗꯁꯨꯅꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯟꯕ ꯅꯨꯃꯤꯠꯇꯒꯁꯦ ꯀꯞꯄꯦ ꯍꯥꯏꯌꯦ ꯃꯥꯁꯦ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗꯨꯗꯤ ꯑꯣꯏꯗ꯭ꯔꯕꯅꯤꯅꯀꯣ ꯑꯗꯒꯤꯗꯤ ꯃꯥꯒ ꯆꯦꯟꯕꯒ ꯑꯗꯨꯒ ꯇꯨꯃꯤꯟꯅꯕ ꯀꯩꯒꯁꯦ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗꯅꯦ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯂꯧꯔꯛꯄꯗꯧꯅ ꯑꯗꯨꯝ ꯈꯟꯕ ꯃꯉꯣꯟꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯒ ꯊꯨꯡꯅꯖꯔꯝꯃꯗꯤꯅ ꯑꯗꯨꯒ ꯃꯥꯒ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯈꯤꯕꯁꯤꯡꯗꯣ ꯑꯗꯨ ꯑꯣꯏꯅ ꯃꯥꯏ ꯃꯃꯤꯠꯇꯒ ꯎꯔꯛꯑꯒ ꯑꯁ ꯌꯥꯝꯅ ꯈꯪꯗꯦ ꯌꯥꯝ ꯋꯥꯏ ꯍꯥꯏꯌꯦ ꯃꯥꯁꯦ ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯂꯩꯔ ꯃꯇꯨꯡꯗꯁꯨꯅꯦ ꯑꯗꯨꯝ ꯅꯨꯄꯥꯁꯤꯅ ꯆꯥꯛ ꯊꯣꯡꯉꯕꯣ ꯈꯨꯗꯩꯒ ꯍꯪꯒꯥꯝꯄꯥꯟ ꯁꯦꯠꯂꯒꯅꯦ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯉꯧꯕꯒ ꯂꯤꯠꯂꯒ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯃꯦ ꯀꯥꯏꯅ ꯀꯩꯖꯥꯡꯅꯣ ꯑꯗꯨ ꯀꯥꯏꯅ ꯆꯪꯉꯛꯄꯁꯦ ꯃꯉꯣꯟꯗ ꯃꯤꯇꯣꯞꯅ ꯆꯪꯉꯛꯄꯗꯧ ꯐꯥꯎꯔꯒꯅꯦ ꯑꯁ ꯃꯥꯁꯦ ꯃꯔꯨꯝꯗꯅꯦ ꯀꯞꯄꯦ ꯍꯥꯏꯌꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯑꯣꯏꯔꯝꯃꯗꯤꯅ ꯈꯟꯕꯗꯣ ꯁꯤꯁꯤꯗꯤ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯗꯕ ꯃꯤꯅꯗꯤ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯄꯥꯜꯂꯔꯣꯏ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯈꯤꯕ ꯃꯤꯗꯗꯤ ꯄꯣꯛ ꯍꯧꯒꯠꯀꯅꯤ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯑꯗꯨꯃꯥꯏꯅꯅꯦ ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯑꯣꯏꯔꯛꯀꯅꯤ ꯅꯨꯄꯥꯁꯤꯒ ꯃꯥꯒ ꯇꯨꯃꯤꯟꯅꯅꯤ ꯅꯨꯄꯥꯁꯦ ꯇꯨꯝꯕ ꯆꯪꯉꯛꯀꯅꯤ ꯃꯥꯏ ꯃꯁꯥꯁꯦ ꯊꯦꯡꯉꯛꯀꯅꯤ ꯁꯤꯒꯤ ꯄꯥꯈꯠꯂꯦ ꯄꯥꯝꯖꯈꯤꯗꯕ ꯅꯨꯡꯁꯤꯈꯤꯗꯕ ꯍꯥꯏꯕꯁꯦ ꯑꯗꯨꯒꯗꯤ ꯑꯗꯨꯝ ꯃꯥꯁꯨ ꯃꯆꯥ ꯌꯥꯎꯔꯦ ꯑꯗꯩ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯐꯥꯎ ꯃꯥꯅꯁꯨ kaawꯗꯗꯅꯅꯦ ꯑꯗꯨꯝ kaawꯕꯁꯨ ꯁꯨꯡꯉꯝ ꯉꯝꯗꯗꯅꯀꯣ ꯃꯥꯅ ꯑꯗꯨꯁꯨ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯇꯧꯔ ꯈꯣꯠꯂꯒ ꯑꯗꯨꯝ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯒ ꯊꯕꯛ ꯃꯌꯥꯝꯁꯦ ꯆꯤꯜꯍꯜꯂꯒ ꯃꯆꯥꯒꯤ ꯀꯩꯒꯤ ꯏꯃꯨꯡꯒꯤ ꯃꯥꯏ ꯕꯤꯖꯤꯅꯦꯁꯀꯤ ꯆꯤꯜꯍꯜꯂꯀꯥꯟꯗ ꯌꯥꯝ ꯋꯥꯅ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯄꯨꯡꯀꯥꯎ ꯍꯦꯛ kaawꯕꯗꯣ ꯃꯥꯒꯤ ꯃꯀꯣꯛꯁꯤꯗꯒꯤ ꯂꯧꯊꯣꯛꯈꯤꯕ ꯉꯝꯕꯗꯣ ꯑꯗꯨꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯍꯣꯏ ꯍꯥꯟꯅꯗꯧꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯎꯅꯤꯡꯕꯅ ꯉꯥꯎꯔꯛꯄ ꯍꯦꯛꯇ ꯑꯗꯨꯃꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯤꯛꯈꯠꯂꯛꯄꯁꯤꯗ ꯂꯩꯅꯔꯤꯕꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯅꯪꯒ ꯑꯩꯒꯁꯦ ꯅꯣꯡꯇꯐꯧ ꯊꯦꯡꯅꯈꯤꯗ꯭ꯔꯦꯀꯣ ꯎꯅꯈꯤꯗ꯭ꯔꯦꯀꯣꯅꯅꯦ ꯃꯥꯅꯒ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗꯗꯤ ꯑꯃꯨꯛ ꯃꯥꯅ ꯎꯅꯤꯡꯕꯅ ꯉꯥꯎꯔꯛꯄꯗꯗꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤ ꯃꯐꯝꯗꯒ ꯂꯥꯞꯅ ꯌꯦꯡꯉꯨꯏꯗꯅꯀꯣ ꯊꯣꯡꯒꯥꯟꯐꯧ ꯌꯦꯡꯉꯨꯔꯤꯅꯦꯕ ꯉꯥꯎꯔꯛꯇꯅ ꯅꯨꯄꯤ ꯑꯣꯏꯔꯒꯁꯨꯀꯣ ꯑꯗꯨ ꯃꯌꯨꯝ ꯄꯥꯜꯂꯒꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯆꯠꯄꯗꯤ ꯉꯝꯗ꯭ꯔꯦꯗꯅꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯋꯥꯔꯒ ꯆꯩꯅꯥꯁꯦ ꯐꯪꯍꯧꯔꯒ ꯄꯨꯔꯥ ꯄꯨꯟꯁꯤꯁꯦ ꯁꯣꯏꯅꯥꯏꯕ ꯃꯤ ꯑꯃꯗꯧꯅꯅꯦ ꯃꯥꯅ ꯍꯤꯡꯍꯧꯈꯤꯕꯗꯣ ꯑꯗꯨꯗ ꯃꯥꯁꯨ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯋꯥꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯂꯤꯕ ꯂꯥꯛꯑꯦꯕ ꯃꯈꯥ ꯇꯥꯕ ꯃꯥꯒꯤ ꯋꯥꯔꯤꯗꯣꯀꯣ ꯍꯥꯏꯕꯗꯤ ꯀꯦꯁꯁꯨ ꯇꯧꯅꯔꯦ ꯃꯕꯥꯅꯤ ꯂꯣꯏꯁꯟꯅꯈ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯅ ꯂꯣꯏꯕ ꯑꯣꯏꯗꯦꯕ ꯃꯥꯏ ꯊꯃꯣꯏꯗꯒꯤ ꯅꯨꯄꯥꯗꯣ ꯐꯨꯛꯇꯠꯂ ꯍꯨꯟꯗꯣꯛꯄ ꯉꯝꯈꯤꯗꯦꯕ ꯆꯨꯈꯤꯕ ꯍꯥꯏꯁꯤꯅꯦ ꯊꯃꯣꯏꯗ ꯆꯨꯈꯤꯕ ꯍꯥꯏꯁꯤꯅꯦꯕ ꯁꯨꯃꯥꯏꯅ ꯃꯤ ꯑꯃꯗꯅꯦ ꯑꯩꯅ ꯅꯨꯡꯁꯤꯕꯤꯔꯣꯏꯗꯕ ꯂꯧꯕꯤꯔꯣꯏꯗꯕ ꯑꯣꯏꯔꯗꯤꯅꯦ ꯃꯤꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯄꯤꯗꯕ ꯆꯥꯊꯣꯛꯄꯤꯗꯕ ꯂꯩꯔꯣꯏꯗꯕꯣꯏꯗꯤ ꯃꯤꯒꯤ ꯃꯇꯝꯁꯦ ꯃꯥꯡꯍꯟꯕꯤꯗꯕ ꯅꯨꯄꯤꯅꯁꯨ ꯅꯨꯄꯥꯗꯒꯤ ꯅꯨꯄꯥ ꯀꯌꯥ ꯊꯃꯣꯏ ꯀꯥꯏꯔꯒ ꯂꯩꯌꯦꯕ ꯅꯨꯄꯤꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯃꯤꯔꯥꯏꯔꯝꯕ ꯑꯍꯦꯟꯕ ꯎꯕꯗ ꯆꯠꯈꯤꯕꯒꯤ ꯆꯥꯊꯣꯛꯄꯤꯕ ꯊꯛꯇꯣꯛꯄꯤꯕ ꯑꯗꯩ ꯄꯩꯁꯥ ꯀꯥꯞꯄꯣꯛꯑ ꯂꯧꯊꯣꯛꯄꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯁꯤꯁꯦ ꯇꯧꯕꯤꯗꯕ ꯑꯗꯩ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯤꯅ ꯄꯥꯝꯕꯤꯗꯕ ꯅꯨꯄꯤꯁꯤꯅꯗꯤ ꯌꯥꯝ ꯄꯥꯝꯖꯕ ꯅꯨꯄꯥꯗꯨꯅ ꯊꯣꯛ ꯍꯨꯟꯗꯣꯛꯑ ꯑꯇꯣꯞꯄ ꯀꯣꯏꯈꯤꯕ ꯃꯔꯤꯒꯁꯦ ꯃꯌꯥꯝ ꯊꯝꯅꯔꯒ ꯃꯤꯔꯣꯟꯗꯅ ꯑꯗꯩꯗꯤ ꯒꯨꯂꯤ ꯆꯥꯗꯅꯕꯨ ꯑꯉꯥꯡꯐꯥꯎ ꯌꯩꯊꯔꯒ ꯑꯇꯣꯞꯄꯒ ꯑꯗꯨꯝ ꯊꯣꯛꯂꯥꯎ ꯆꯦꯟꯈꯤꯕ ꯁꯤꯗ ꯃꯤꯒꯤ ꯊꯃꯣꯏꯗ ꯀꯥꯏꯍꯧꯔꯤꯗꯣ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯌꯥꯝ ꯂꯨꯕ ꯄꯣꯠꯂꯝꯅꯤꯀꯣ ꯅꯨꯡꯁꯤꯕꯗꯗꯤ ꯁꯥꯟꯅꯕꯤꯒꯅꯣꯕ ꯑꯗꯨꯅ ꯑꯩꯅ ꯂꯧꯒꯗꯕ ꯅꯨꯡꯁꯤꯕ ꯃꯤꯁꯦ ꯁꯤꯈꯛ ꯅꯨꯡꯁꯤꯅꯕꯤꯌꯨ ꯗꯤꯜ ꯂꯦꯟꯕꯤꯕ ꯑꯗꯩ ꯌꯥꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯑꯒ ꯍꯨꯟꯗꯣꯛꯅꯕ ꯌꯥꯔꯔꯣꯏꯗꯕ ꯃꯤꯁꯤꯅ ꯑꯩꯅ ꯍꯨꯟꯗꯣꯛꯑꯝꯕꯗ ꯃꯤꯁꯤꯅ ꯑꯩꯁꯤꯒꯤ ꯋꯥꯈꯜꯁꯦ ꯀꯥꯎꯍꯧꯕ ꯉꯝꯃꯗ꯭ꯔꯥ ꯃꯥꯁꯤꯅ ꯀꯅꯥꯅ ꯂꯧꯕꯤꯒꯗꯒꯦ ꯁꯤꯁꯦ ꯃꯨꯟꯅ ꯈꯟꯅꯔꯒꯅꯦ ꯅꯨꯡꯁꯤꯕꯁꯦ ꯀꯥꯏꯅꯗꯕꯅ ꯐꯩꯌꯦꯕ ꯉꯜꯂꯤꯉꯩꯗ ꯄꯥꯝꯗ꯭ꯔꯒꯅ ꯀꯣꯏꯕꯤꯗꯕ ꯅꯨꯄꯤꯗꯨꯅ ꯐꯅꯌꯥꯝ ꯄꯥꯝꯃꯛꯑꯁꯨ ꯅꯨꯄꯥꯗꯨꯅ ꯐꯅꯌꯥꯝ ꯄꯥꯝꯃꯛꯑꯁꯨꯅꯦ ꯃꯥꯅ ꯄꯥꯝꯗꯗꯤ ꯑꯁ ꯗꯤꯜ ꯂꯦꯟꯕꯤꯒꯦꯅꯁꯨ ꯂꯦꯟꯕꯤꯔꯨꯔꯅꯨ ꯄꯥꯝꯗꯦ ꯌꯥꯅꯤꯡꯗꯦ ꯑꯗꯨꯝ ꯍꯥꯏꯔꯣ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯐꯪꯗ꯭ꯔꯤꯉꯩꯗꯅꯦ ꯌꯥꯔꯛꯇ꯭ꯔꯤꯉꯩꯗ ꯃꯥꯏꯊꯤꯕꯒꯤ ꯌꯥꯔꯛꯇꯕꯒꯤ ꯆꯩꯅꯥꯗꯣ ꯈꯥꯡꯍꯧꯕꯅ ꯐꯩ ꯅꯨꯡꯁꯤꯅꯔꯨꯔꯒ ꯑꯩꯈꯣꯏꯒꯤ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯒꯤ ꯆꯩꯅꯥ ꯈꯥꯡꯍꯧꯗꯣꯏ ꯁꯛꯄꯨꯗꯤ ꯑꯗꯩ ꯆꯍꯤ 7 9 10 ꯀꯨꯏꯅ ꯅꯨꯡꯁꯤꯅꯈ꯭ꯔꯦ ꯑꯇꯣꯞꯄ ꯌꯦꯡꯅꯗ꯭ꯔꯦ ꯔꯤꯂꯦꯁꯟꯐꯧ ꯃꯌꯥꯝ ꯊꯝꯅꯈ꯭ꯔꯦ ꯍꯥꯏꯔꯒꯅꯅꯦ ꯑꯗꯨꯝ ꯂꯧꯅꯔꯣ ꯅꯨꯡꯁꯤꯕꯗꯗꯤ ꯁꯦꯡꯅ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕꯤꯒꯅꯨꯀꯣ ꯃꯤꯒꯤ ꯊꯃꯣꯏꯁꯦ ꯁꯤꯗ꯭ꯔꯤꯐꯥꯎ ꯀꯥꯎꯅꯗꯕ ꯃꯤ ꯂꯩꯔꯤꯅꯦ ꯑꯗꯣ ꯑꯩ ꯌꯨꯝ ꯄꯥꯜꯂꯒ ꯅꯪ ꯅꯆꯥ ꯂꯩꯔꯒ ꯅꯄꯨꯔꯣꯏꯕ ꯂꯩꯔꯒ ꯍꯥꯟꯅꯩ ꯅꯨꯄꯥꯗꯣ ꯅꯨꯡꯁꯤꯅꯔꯝꯕꯗꯣ ꯅꯤꯡꯁꯤꯡꯕꯗꯣ ꯐꯠꯇꯦ ꯍꯥꯏꯕ ꯆꯤꯟꯗ ꯐꯠꯇꯦ ꯍꯥꯏꯕ ꯋꯥꯅꯤ ꯊꯃꯣꯏꯗꯨꯅꯗꯤ ꯀꯥꯎ ꯌꯥꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯕ꯭ꯔꯥꯅꯦ ꯑꯗꯒꯤ ꯅꯨꯄꯥꯗꯁꯨꯅꯦꯕ ꯃꯥ ꯅꯨꯄꯤ ꯊꯤꯔꯐꯧꯗꯅꯦ ꯃꯥꯁꯦ ꯑꯩꯅ ꯂꯧꯕ ꯐꯪꯉꯔꯣꯏꯀꯣ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯉꯔꯣꯏ ꯃꯤꯒꯤ ꯑꯣꯏꯒꯔꯦꯀꯣꯅ ꯉꯥꯎꯔꯒ ꯅꯤꯁꯥꯗꯐꯧ ꯂꯥꯏꯆꯨꯔꯒ ꯃꯄꯨꯟꯁꯤ ꯃꯥꯡꯕ ꯅꯨꯄꯥ ꯃꯌꯥꯝ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨꯅ ꯅꯨꯡꯁꯤꯕꯗ ꯃꯥ ꯍꯥꯏꯁꯦ ꯌꯥꯝ ꯐꯖꯕ ꯃꯥꯒꯤ ꯋꯥꯍꯩꯁꯦ ꯅꯨꯡꯁꯤꯕꯗꯅꯦ ꯁꯥꯟꯅꯕꯤꯒꯅꯨ ꯍꯥꯏꯕ ꯁꯥꯟꯅꯕꯤꯒꯅꯨ ꯃꯤ ꯑꯃꯁꯦ ꯉꯥꯎꯍꯟꯕꯤꯔꯝꯒꯅꯨ ꯅꯨꯡꯁꯤꯕꯤꯗꯕ ꯄꯥꯝꯕꯤꯗꯕ ꯃꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯨꯕ ꯃꯤꯗꯨꯗꯤ ꯉꯥꯎꯔ ꯂꯩꯍꯧꯒꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯗꯕ ꯃꯤꯗꯨꯅꯗꯤ ꯀꯩꯁꯨ ꯃꯤꯗꯨꯒꯤ ꯊꯃꯣꯏꯗꯣ ꯃꯥꯅ ꯆꯥꯛꯄꯗꯣ
ꯃꯥꯅ ꯂꯦꯜꯍꯧꯕ ꯄꯨꯟꯁꯤꯗꯣ ꯀꯩꯁꯨ ꯈꯪꯗꯅ ꯑꯗꯨꯝ ꯀꯩꯝꯐꯧ ꯃꯥꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯁꯦ ꯆꯥꯛꯑꯝꯒꯅꯤ ꯉꯥꯎꯔꯝꯒꯅꯤ ꯃꯥꯁꯦꯅ ꯁꯨꯀꯟ ꯈꯟꯕꯤꯔꯣꯏ ꯑꯗꯨꯅ ꯅꯨꯡꯁꯤꯕꯗ ꯁꯥꯟꯅꯕꯤꯒꯅꯨ ꯍꯥꯏꯕꯅꯦꯕ ꯊꯃꯣꯏꯗ ꯆꯨꯈꯤꯕ ꯅꯨꯡꯁꯤꯕꯁꯤꯗꯤ ꯁꯤꯗꯤꯕ ꯀꯣꯛꯑꯣꯏꯅ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯁꯤꯁꯨ ꯆꯩꯅꯥ ꯃꯈꯜ ꯑꯃꯅꯦ ꯄꯨꯔꯥ ꯁꯤ ꯑꯩꯈꯣꯏꯅ ꯂꯤꯕꯗ ꯂꯥꯏꯕ ꯋꯥꯅꯦ ꯃꯤꯗꯨꯒꯤ ꯊꯃꯣꯏꯗꯗꯤ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯆꯧꯕ ꯗꯁꯥ ꯑꯃ ꯇꯥꯔꯦ ꯍꯥꯏ ꯀꯥꯟꯗ ꯄꯨꯔꯥ ꯀꯣꯂꯥꯞꯁ ꯇꯥꯗ꯭ꯔꯥ ꯑꯋꯥꯕꯗꯨꯗ ꯑꯗꯨꯝꯕ ꯑꯃꯈꯛꯅꯦꯕꯀꯣ ꯑꯗꯨꯅ ꯅꯨꯡꯁꯤꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯑꯗꯩ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯨꯡꯁꯤꯕꯒꯤ ꯆꯩꯅꯥ ꯐꯪꯍꯧꯕ ꯑꯉꯥꯎꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯅꯤꯀꯣ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯊꯃꯣꯏ ꯆꯥꯛꯅ ꯗ ꯂꯣꯏꯁꯟꯖꯒꯦ ꯑꯗꯨꯒ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯤꯖꯒꯦ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕꯁꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯤꯗ ꯅꯨꯄꯤꯗꯨꯅ ꯌꯥꯝꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯅꯨꯡꯁꯤꯖꯔꯨꯔꯒ ꯑꯃꯗꯨꯅ ꯃꯤꯔꯥꯏꯕꯤꯈꯤꯕ ꯃꯤꯔꯥꯏꯕ ꯃꯇꯝꯗꯨꯗꯁꯨ ꯃꯥꯒꯤꯁꯦ ꯑꯥꯔꯊ ꯌꯥꯝ ꯌꯥꯎꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯅ ꯅꯨꯡꯁꯤꯕꯤꯔꯤꯗꯨ ꯃꯥꯅ ꯗꯤꯜ ꯂꯦꯟꯕ ꯑꯣꯏꯅ ꯇꯧꯔꯒ ꯀꯩꯅꯣꯗꯨꯗ ꯑꯃꯗꯨꯅꯁꯨ ꯅꯨꯄꯤꯗꯨꯅꯁꯨ ꯅꯨꯡꯁꯤꯃꯟꯈꯤꯗꯅ ꯃꯥꯅꯁꯨ ꯃꯥꯒꯤ ꯑꯁꯣꯏꯕ ꯑꯝꯇ ꯎꯕ ꯉꯝꯈꯤꯗꯕꯗꯣ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨꯗ ꯃꯥ ꯑꯋꯥꯕ ꯅꯪꯍꯟꯈꯤꯕ ꯁꯤꯒꯨꯝꯕꯁꯤ ꯑꯩꯈꯣꯏꯅ ꯇꯧꯕꯤꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯅꯤ ꯑꯣꯖꯥꯒꯤ ꯃꯦꯁꯦꯖꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯃꯤꯁꯦ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯃꯤꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯗꯦꯂꯤꯀꯦꯠ ꯑꯣꯏꯕ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯅꯨꯡꯁꯤꯕꯁꯦ ꯍꯦꯛꯇ ꯃꯤꯔꯥꯏꯕ ꯅꯨꯡꯁꯤꯕꯁꯦ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯕꯁꯤꯅꯤ ꯁꯤꯅ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯗꯤ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯗꯅ ꯃꯥꯁꯦ ꯃꯣꯇꯤꯚꯦꯁꯟ ꯐꯪꯗꯅ ꯃꯥꯁꯦ ꯁꯨꯁꯥꯏꯗꯜꯒꯤ ꯇꯦꯟꯗꯦꯟꯁꯤ ꯂꯥꯛꯑꯒꯁꯨ ꯃꯥꯁꯦ ꯀꯜꯍꯧꯔꯒ ꯃꯥꯒꯤ ꯌꯨꯝꯕꯥꯜ ꯂꯝꯕꯤ ꯑꯃꯕꯨꯗꯤ ꯃꯥꯅ ꯄꯥꯝꯖꯕ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯥꯁꯦ ꯃꯌꯨꯝꯒꯗꯤ ꯄꯥꯟꯖꯗꯅ ꯑꯉꯥꯡꯒ ꯌꯥꯎꯔꯦ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯥꯛꯈꯤꯕꯗꯨꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕꯅꯤꯅ ꯃꯤ ꯑꯃꯒꯤ ꯊꯃꯣꯏꯗ ꯑꯗꯨꯃꯥꯏꯅ ꯆꯥꯛꯍꯟꯕꯁꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯣꯏꯔꯣ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯇꯧꯃꯤꯟꯅꯔꯣꯏꯁꯤ ꯍꯥꯏꯕꯁꯤꯃꯁꯨ ꯊꯝꯖꯅꯤꯡꯉꯤ ꯉꯁꯤꯒꯤ ꯃꯦꯁꯦꯖꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯉꯁꯤꯒꯤ ꯃꯃꯥꯡꯗ ꯂꯤꯕꯤꯔꯤꯕ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯤꯗ ꯃꯌꯥꯝꯒꯤꯁꯨ ꯋꯥꯈꯜꯂꯣꯟ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯐꯥꯎꯕ ꯉꯥꯛꯇꯅꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯐꯥꯎꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯜꯂꯕꯁꯤꯡꯗꯁꯨ ꯏꯁꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯁꯦ ꯗꯦꯐꯤꯅꯤꯁꯟ ꯃꯌꯥꯝꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟꯁꯀꯤ ꯈꯨꯠꯊꯥꯡꯗ ꯊꯝꯕꯤꯔꯛꯎ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯀꯌꯥꯝ ꯃꯒꯨꯟ ꯂꯩꯕꯅꯣ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯀ꯭ꯔꯥꯏꯝꯂꯥ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯐꯠꯇꯕ꯭ꯔꯥ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯃꯥꯡꯅꯕ ꯊꯣꯛꯂꯛꯄ꯭ꯔꯥ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯏꯁꯥꯒꯤ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯤꯡꯗꯨ ꯑꯩꯈꯣꯏ ꯀꯃꯦꯟꯁꯀꯤ ꯈꯨꯠꯊꯥꯡꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯀꯤ ꯃꯃꯥꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯁꯤꯗ ꯀꯃꯥꯏꯅ ꯃꯤꯁꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯐꯝ ꯊꯣꯛꯏ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯐꯝ ꯊꯣꯛꯏ ꯅꯨꯡꯁꯤꯔꯒꯁꯨ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯗꯤ ꯃꯥꯡꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯀꯔꯤ ꯋꯥꯈꯜ ꯇꯥꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯨꯃ ꯃꯌꯥꯝꯒꯤ ꯐꯖꯔꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯗꯨ ꯀꯃꯦꯟꯁꯀꯤ ꯈꯨꯠꯊꯥꯡꯗ ꯊꯝꯕꯤꯔꯛꯎ ꯍꯥꯏꯅ ꯊꯝꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯑꯩꯒꯤ ꯏꯆꯥꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯆꯦꯜꯂꯦꯗꯤ ꯀꯅꯥ ꯍꯥꯏꯕ ꯑꯩ ꯏꯆꯥꯗꯤ ꯃꯣꯏꯒꯤ ꯏꯃꯨꯡꯗ ꯀꯩꯗꯧꯕꯩ ꯊꯝꯗꯣꯏꯕ ꯅꯠꯇꯦ ꯅꯣꯏꯕꯨ ꯀꯔꯤꯒꯨꯝꯕꯗ ꯈꯪꯍꯧꯗ꯭ꯔꯕ ꯍꯥꯏꯕꯅꯤꯅꯦ ꯂꯝꯕꯤ ꯐꯥꯜꯂꯨ ꯁꯤ ꯃꯌꯥꯝꯒꯤ ꯂꯝꯕꯤ ꯆꯠꯐꯝꯅꯤ ꯆꯠꯊꯣ ꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯃꯥꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯁꯥꯅ ꯌꯥꯗꯅ ꯐꯥꯔꯨꯕ꯭ꯔꯕ ꯌꯥꯏ ꯀꯩꯅꯣ ꯌꯦꯡꯅꯕ ꯇꯥꯔꯦ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠ ꯌꯦꯡꯅꯔꯁꯤꯅꯦ ꯀꯔꯤꯅꯣ ꯑꯗꯣꯝꯅ ꯑꯇꯝꯅꯅ ꯑꯩꯉꯣꯟꯗ ꯇꯥꯔꯒꯦꯠ ꯇꯧꯕꯤꯔꯤꯁꯦ ꯇꯝꯕ ꯅꯪ ꯍꯟꯗꯛꯇꯤ ꯑꯩꯉꯣꯟꯗ ꯏꯆꯥꯅꯨꯄꯥ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯊꯥꯡꯂꯩꯕ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯑꯣꯡꯅ ꯇꯧꯗꯨꯅ ꯑꯩꯒꯤ ꯁ꯭ꯇꯗꯤꯗ ꯌꯥꯝ ꯑꯀꯥꯏꯕ ꯄꯤ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯃꯣ ꯀꯩꯊꯣꯏꯕ ꯁꯛꯇꯥ ꯊꯤꯌꯦ ꯏꯃꯥ ꯏꯄꯥꯕꯨ ꯑꯩꯅ ꯍꯟꯖꯤꯟ ꯀꯌꯥꯗ ꯋꯥꯍꯜꯂꯕ ꯃꯁꯥꯅꯗꯤ ꯅꯨꯄꯥ ꯑꯣꯏꯕ ꯋꯥꯈꯜꯁꯤꯗꯗꯤ ꯅꯨꯄꯤ ꯑꯣꯏꯕ ꯅꯪꯒ ꯑꯩꯒꯁꯤꯕꯨ ꯀꯔꯤ ꯃꯔꯤ ꯊꯣꯡꯅꯔꯤꯒꯦꯕ ꯑꯩꯈꯣꯏ ꯇꯤꯝ ꯑꯩꯈꯣꯏ ꯇꯥꯆꯧꯕ ꯇꯧꯔꯤꯁꯦ ꯑꯩ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ ꯃꯁꯥꯒꯤ ꯐꯩꯖꯨꯞ ꯐꯥꯎꯕ ꯁꯨꯞꯄ ꯉꯝꯗꯦ ꯑꯗꯨꯒ ꯃꯌꯨꯝ ꯄꯥꯟꯗꯣꯔꯤ ꯄꯥꯟꯅꯤ ꯅꯌꯨꯝ ꯄꯥꯟꯅꯤꯀꯣ ꯅꯪ ꯅꯃꯤꯠ ꯀꯥꯛꯇꯉꯥꯏꯗꯤ ꯅꯌꯨꯝ ꯄꯥꯟ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅꯦ ꯏꯌꯥ ꯑꯣꯏꯕꯗꯤ ꯍꯥꯏꯔꯝꯃꯨ ꯂꯨꯈꯥꯛ ꯊꯣꯛꯇ ꯑꯩꯅ ꯁꯦꯡꯍꯟꯅꯤꯡꯗꯦ ꯂꯣꯏ ꯐꯨꯒꯠꯂꯛꯀꯅꯤꯀꯣ ꯌꯨꯝ ꯄꯥꯟꯕꯒꯤ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯆꯦꯜꯂꯗꯤ ꯅꯈꯣꯏꯅ ꯅꯪꯍꯧ ꯊꯣꯛꯆꯣ ꯈꯪꯕ꯭ꯔ ꯅꯪ ꯅꯪꯒꯨꯝꯕꯅꯁꯨ ꯏꯆꯥꯅꯨꯄꯤ ꯐꯥꯖꯤꯜꯂꯒ ꯊꯝꯕ
mayambu break ki matungda amuka na taram nokchari mayamna yengbiribase Epo Media na mayamgidamakta series 9 na puthokchariba Crime Diaries marfuga mari suba haibadi 84 suba episode si mayamna yahonbibani haibasima mayangda amuka na hongna na khoina thagachaba phongdokchari loinena Crime Diaries si marakta khoina witnesses amu lepubada mayamna pendaba phongdokpirakpa mayamdo ngasidagi di witnesses amu haujarabani aduga loinena mayamna yamna support obikhiba Epo Media na puthokchaba aduga mayamgi iche Robita Lemon su direction pibikhiba nupadi sanani suksoi sojana mayamgidamakta akhoigi Epo Media gi channel da akhoina mayamgidamakta phanghanabagidamakt sem saba loijarabani aduna matamsi khudong chawa ma lojaraga akhoina sem saba pura loiraba matungda mayamna phongdok charake mayam ready taraga leibiyu aduga mathangda su akhoina film se nupadi sanani haibadagi amuka hena phajaba kayama mayamgi pamjagadaba mongda akhoina khanjaraga akhoina puthokchanaba akhoina amuk sem sajarake mayamgidamakta aduga break ki mamangda ozana thambikiba wari do yamna nushiba wari ni aduga nushiba haibasi matangda mayam sung social comment si yengbiriba khuding maktagi pamjai haina thamjage ngasidi aduga break ki matung si ozada amka sinajage ozagi wakhalon aduga atopa wari am longminase mayam makha sathajake masidi dum loinamak tamoi sakpa wari ngatani tongan ba thodok singje ado nupadi sanane je soi soi da yengbiyo aidi kangde nupadi sanane yengbidragadi papuni mayam aidi haija hori di ka Crime Diaries ki kanojingi web tagi puthoki ba film ni adun mayamna kanoji danga support tawbiyu ko loirakpai matang jiga kanoje mayamna ju khoi gi hall da kaida duga mu lam da so kaptana mayam di yengbigre ko mayam support mayam do aduga loisalakpa aroibe apps ta hakat pai je loisalabane ba danga support tawbiyu hawda phajagi da loibasu poloisu phajamina si habda kano taw ya isu ngal khoi gi boarding gi angang ga yengminei ba khoi yumda kapaga ko as nok paga ngang ga jina lang baga ko homo ga yauli ba kano ga do school gi daga moina taw ba mata dai oza ma asigum laba oza ikoina na kanom haiba asigum laba dum haiba aduga moi nok paga ngang ga ji ko adai dum yam nungai ni yengminei angang jinga ado khoi kano je matangi wari ju lijage aduga jiki mamang break mangi wari tu da ko man haibada aina sije hayuda yam nungai roi da ba masu yawe man haiba ko magi phone number jidi aigi kok ta lei hore kaw haiba yadre habdi aina sidribo dum puraga chatlani aina siba numit mai tha dok aba ai hakchang je mai tha numit da dum phone je kok ta ge dum mangrani aduna tana de upai leira roina ko adu mana smagi matamdu da mana wagi bado ko hojikudi mazu masa mai nupa tawraga dum kasu yam kanobudi na te duju haugiv da wagib du ne ma di je maina ma gumba ka hoju su leram gani haibane ma haije aduna maina sana biganu haibai message ne ma pi laije hojibo ngauri cha i nupa duga pau phongna ningi haiban natte ko mayam na di enang na yum pala sa lera bo hojipo na haiba aduna te mana wagib du lije blak ko ne ba mana yang wana hona jaraga magi hana gi punsi du hanjan jara ine ba ko aduda mana adu ngam haudraga di mana bige gi support phangdragadi ma siramba ju yai pura ngau satna gi ju yai ba ado ada mana hai ba prithibi ji da ne mana ngai ba phone je matam du da ko no pa ji phone jang tang tawbira adi na mana ha ta pholam lak da yeng ba nungsinari ngai matam du da di koi gi smai polar jala khanjabe wa ne ba ko ado kaina graba matam pa dun no pi thi graba matam dei block ka thambi gi ba khwai aroi ba gi nupi thigi ba matam do adudane ba mana di mayum pandri ba ngaurga le hori ba man polam tang lak piraga den aina nang asu am nusi ba je nang na polam ba tor tangam ba message am ba thak tangam ba na mana ko dai ti Facebook ka je no pa jina IG kai Facebook kai je loina ma ki je block loi thambi ba aduna mana yeng ba da ya da ba atopa number phone da gi mana ko atopa account da gi oina ma je mana pi da gi ma da gi no pa ji IG Facebook si yeng doi ne ba du ju man loi lok tok chan ba ko adu mana sum kai hawkali ma je kamai hingi kamai lei gan yeng ja gadab je kem thok tre dana ko almai to ga adai nu pa duna hana pairam be account gai jidi loina pai gi tre bam ta ko adu mai na ga to ga mana uning ba yeng ning ba bu yeng phang gi tab do almai na phone je tum nu pa ji maram da thigat cha ba yeng ja ba ngau ja ba mai magi nu si ba ji gi maram da ko kai di kai na gra ba amona pun si gi di thung na roi da ba mana kamai leiri kamai hingni gaina ga ko adai Facebook ta IG da nupa jina nupi jina kai hapkali gana yengjaraga kai di kai na graba unsi jimagi thungna roi da ba
ꯁꯨꯝꯕ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯦꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯃꯥꯅꯒ ꯁꯨꯝ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛꯇꯕꯨ ꯍꯦꯛ ꯐꯣꯟꯒ ꯇꯧꯕꯤꯔꯛꯈꯤꯗꯕꯗꯣ ꯃꯥꯅ ꯃꯥꯒꯤ ꯐꯣꯟꯁꯦ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯏꯈꯤꯕꯁꯦ ꯀꯅꯥꯝꯇꯒꯤ ꯐꯣꯟ ꯅꯠꯇꯦꯕ ꯅꯨꯄꯥꯁꯤ ꯈꯛꯇꯪꯒꯤ ꯐꯣꯟꯅꯦꯕ ꯃꯦꯁꯦꯖꯅꯦꯕ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯃꯥꯅ ꯑꯝꯇꯪ ꯐꯣꯟ ꯇꯧꯕꯤꯔꯛꯑꯗꯤ ꯑꯩꯉꯣꯟꯗ ꯃꯥꯏ ꯐꯣꯟ ꯑꯝꯇꯪ ꯂꯥꯛꯄꯤꯔꯒꯗꯤ ꯀꯥꯏꯅ ꯉꯥꯎꯔꯒ ꯉꯥꯏꯕ ꯃꯌꯥꯝ ꯌꯥꯎꯔꯤꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯋꯥꯔꯤꯁꯤꯃꯛ ꯏꯁꯥꯗ ꯊꯣꯛꯈꯤꯕ ꯅꯨꯡꯁꯤꯅꯕ ꯊꯨꯡꯅꯍꯧꯗꯕ ꯑꯗꯩ ꯂꯨꯍꯣꯡꯕꯗꯒꯁꯦ ꯃꯥꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯉꯔꯣꯏꯗꯀꯣ ꯒꯥꯏꯅꯒ ꯑꯗꯩ ꯑꯇꯣꯞꯄ ꯑꯃꯒ ꯍꯣꯡꯕꯗ ꯏꯁꯥꯗ ꯄꯦꯟꯖꯈꯤꯗꯕ ꯑꯗꯩ ꯑꯃꯨꯛ ꯅꯨꯡꯉꯥꯏꯈꯤꯗꯕꯀꯣ ꯑꯗꯒꯤ ꯀꯩꯅꯣ ꯃꯥꯅ ꯑꯝꯇꯪ ꯐꯣꯟ ꯇꯧꯕꯤꯔꯛꯑꯒꯗꯤ ꯀꯥꯏꯅꯒ ꯑꯗꯩ ꯄꯨꯟꯁꯤꯒꯤ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯉꯔꯣꯏꯀꯣ ꯀꯥꯏꯅꯒ ꯆꯥꯛꯈꯤꯕ ꯃꯌꯥꯝ ꯑꯃ ꯀꯥꯏꯅꯈꯤꯕ ꯃꯌꯥꯝꯗꯣ ꯀꯃꯦꯟꯇ ꯂꯥꯛꯄꯤꯌꯣ ꯀꯃꯦꯟ ꯄꯥꯔꯒ ꯑꯃꯨꯛ ꯅꯨꯡꯉꯥꯏꯃꯤꯟꯅꯁꯤ ꯃꯌꯥꯝ ꯃꯣꯠ ꯃꯌꯥꯝ ꯐꯣꯡꯗꯣꯛꯄꯤꯅꯔꯒ ꯐꯣꯡꯗꯣꯛꯄꯤꯔꯣ ꯑꯗꯣ ꯃꯊꯪꯒꯤ ꯋꯥꯔꯤꯁꯦ ꯁꯤꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯣꯝꯗ ꯂꯥꯛꯑꯦꯕꯀꯣ ꯑꯁ ꯍꯦꯛꯇ ꯃꯥꯏ ꯋꯥꯔꯤꯁꯦ ꯑꯉꯛꯄꯅꯦ ꯇꯥ ꯍꯩꯕ ꯉꯝꯗꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯃꯨꯡꯒꯤ ꯊꯧꯗꯣꯛꯅꯤ ꯂꯩꯅꯔꯝꯃꯤꯁꯦꯀꯣ ꯃꯥꯁꯦ ꯃꯥꯒꯤ ꯅꯨꯄꯥ ꯍꯣꯏ ꯃꯅꯦꯝꯕ ꯍꯣꯏꯁꯨ ꯂꯣꯏ ꯂꯥꯛꯑꯦ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯟꯅꯔꯦꯀꯣ ꯃꯣꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯃꯣꯏꯒꯤ ꯃꯅꯦꯝꯕꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥ ꯍꯣꯏꯅꯒ ꯄꯤꯛꯉꯩ ꯃꯇꯝꯗꯒꯤ ꯑꯗꯨꯝ ꯈꯥꯏꯅꯔꯒ ꯃꯥꯏ ꯅꯨꯄꯥꯁꯤꯅꯅꯦ ꯑꯣꯠꯄ ꯅꯩꯕ ꯌꯨ ꯊꯛꯆꯟ ꯆꯥꯁꯤꯜꯂꯒ ꯅꯩꯕꯁꯦ ꯈꯥꯡꯉꯝꯗꯗꯅ ꯃꯄꯥꯝꯗ ꯑꯗꯨꯝ ꯂꯩꯔꯦꯕꯀꯣ ꯃꯄꯥꯝꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯃꯆꯥꯈꯩꯗꯤ ꯑꯗꯨꯝ ꯌꯦꯡꯕ ꯃꯔꯛ ꯃꯔꯛꯇꯗꯤ ꯑꯗꯨꯝ ꯂꯥꯛꯄ ꯅꯨꯄꯥꯁꯤꯁꯨ ꯅꯨꯄꯤ ꯀꯩꯅꯣꯁꯦ ꯃꯥꯏ ꯃꯀꯨꯕꯣꯛꯁꯨ ꯅꯨꯄꯤ ꯊꯤꯗꯦ ꯃꯅꯦꯝꯕꯣꯛꯁꯨ ꯃꯌꯨꯝ ꯄꯥꯟꯗꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯆꯥꯗꯤ ꯃꯅꯦꯝꯕꯣꯛꯁꯤꯅ ꯂꯣꯏ ꯌꯦꯡꯖꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯅꯔꯝꯕ ꯑꯣꯏꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯁꯦ ꯃꯌꯨꯝ ꯄꯥꯜꯂꯦ ꯃꯥ ꯅꯤꯉꯣꯜ ꯑꯅꯤ ꯃꯌꯨꯝ ꯄꯥꯟꯕ ꯂꯣꯏꯔꯝꯃꯦ ꯃꯥ ꯂꯥꯛꯄꯗ ꯑꯗꯨꯁꯨ ꯃꯀꯨꯕꯣꯛꯁꯤꯗꯤ ꯌꯨ ꯅꯨꯡꯁꯤ ꯉꯥꯎꯔ ꯊꯛꯑ ꯑꯗꯨꯝ ꯂꯩꯔꯒꯅꯦ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯔꯦꯕ ꯄꯩꯁా ꯇꯥꯅꯤ ꯈꯣꯠꯅꯤ ꯈꯪꯗ꯭ꯔꯦ ꯃꯅꯦꯝꯕꯣꯛꯁꯤꯅ ꯂꯣꯏꯅ ꯂꯨꯍꯣꯡꯉꯦ ꯍꯥꯏꯌꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯣꯏ ꯄꯨꯊꯣꯛꯇꯅ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯁꯥꯒꯩꯅꯁꯨ ꯃꯥꯅ ꯑꯣꯛꯇꯕ ꯑꯃ ꯂꯨꯗꯕ ꯑꯃ ꯆꯠꯂꯨꯗꯕꯅꯤꯅ ꯂꯩꯉꯣꯏ ꯄꯦꯛ ꯈꯣꯠꯂ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯩ ꯍꯥꯏꯌꯦ ꯃꯅꯦꯝꯕꯣꯛꯁꯦ ꯃꯥꯁꯦ ꯀꯃꯥꯏꯅ ꯍꯤꯡꯉꯤ ꯍꯥꯏꯕꯁꯦ ꯃꯤꯅ ꯂꯣꯏ ꯈꯪꯕ ꯑꯗꯨꯗꯨꯅ ꯃꯥꯅ ꯂꯣꯏ ꯃꯃꯥ ꯑꯗꯨꯝ ꯑꯣꯏꯍꯜꯂꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯏꯁꯨ ꯃꯥꯅ ꯅꯨꯄꯥꯁꯤꯒ ꯀꯩꯁꯨ ꯃꯥꯁꯨ ꯂꯩꯃꯤꯟꯅꯅꯤꯡꯗ꯭ꯔꯦꯕ ꯀꯨꯏꯅ ꯑꯗꯨꯝ ꯀꯥꯏꯅꯔꯕꯅꯤ ꯅꯨꯄꯥꯗꯨ ꯌꯨ ꯆꯥꯛ ꯊꯛ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯑꯗꯩ ꯅꯨꯄꯥꯁꯤꯅꯁꯨ ꯏꯀꯣꯏ ꯀꯣꯏꯅꯕꯗꯣ ꯅꯨꯄꯥꯁꯤꯅꯁꯨ ꯂꯩꯃꯤꯟꯅꯁꯤ ꯅꯪ ꯍꯟꯈ꯭ꯔꯅꯨ ꯍꯥꯏꯗ꯭ꯔꯕ ꯑꯗꯩ ꯅꯨꯄꯤꯗꯨꯅꯁꯨ ꯑꯗꯨꯝ ꯂꯩꯅꯤꯡꯗ꯭ꯔꯕ ꯑꯗꯨꯒꯤ ꯑꯗꯨꯝ ꯂꯨꯍꯣꯡꯕ ꯀꯩꯀꯩꯗꯨꯗꯤ ꯂꯥꯛꯑꯒ ꯑꯗꯨꯝ ꯌꯥꯎꯕ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯇꯧꯋꯦ ꯍꯥꯏ ꯃꯥꯅ ꯁꯦꯝꯃꯦ ꯍꯥꯏ ꯑꯗꯩ ꯌꯨꯝꯒꯁꯦ ꯃꯥꯅ ꯂꯣꯏꯅ ꯁꯦꯝꯃꯦ ꯍꯥꯏꯌꯦ ꯂꯨꯍꯣꯡꯕꯩ ꯀꯩꯀꯩ ꯑꯎꯟꯄꯣꯠꯀ ꯂꯣꯏ ꯂꯥꯡꯉ ꯑꯗꯨꯒ ꯑꯗꯩꯗꯤ ꯃꯧꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛ ꯂꯩꯇꯕ ꯃꯅꯦꯝꯕꯣꯛꯇꯤ ꯂꯩꯕ ꯏꯃꯨꯡꯗ ꯆꯪꯕꯁꯤꯅ ꯐꯩꯌꯦꯕ ꯑꯗꯨꯒ ꯀꯩꯅꯣ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯅꯦꯝꯕꯣꯛꯇꯤ ꯂꯩꯇ꯭ꯔꯕ ꯀꯣ ꯈꯥꯏꯅꯈꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈꯤꯕ ꯃꯀꯨꯕꯣꯛꯇꯤ ꯂꯩꯕ ꯃꯀꯨꯕꯣꯛ ꯅꯍꯥ ꯁꯤꯒꯤ ꯏꯃꯨꯡꯁꯤꯗ ꯃꯧ ꯑꯣꯏꯔꯨꯕꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯃꯧꯁꯦ ꯑꯅꯤ ꯑꯍꯨꯝ ꯑꯃꯨꯛ ꯑꯣꯏꯈ꯭ꯔꯒꯅ ꯐꯩꯌꯦꯕꯀꯣ ꯃꯧ ꯑꯃꯈꯛꯇꯪ ꯑꯣꯏꯕ ꯄꯨꯂꯞ ꯆꯥꯕ ꯌꯨꯝꯊꯣꯡ ꯄꯣꯛꯀ ꯇꯥꯕꯁꯦ ꯌꯥꯝ ꯕꯦꯔꯥꯅꯦꯕ ꯃꯣꯏꯒꯤꯁꯦ ꯌꯨꯝꯁꯦ ꯌꯨꯝꯊꯣꯡ ꯄꯣꯠ ꯇꯥꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯩꯅꯣ ꯃꯧꯁꯤꯒ ꯃꯀꯨꯕꯣꯛꯁꯤ ꯈꯛꯇꯅꯦꯀꯣ ꯂꯩꯗꯣꯏꯁꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯊꯕꯛ ꯆꯠꯈꯤꯕ ꯑꯗꯩ ꯃꯀꯨꯕꯣꯛꯁꯤꯒ ꯃꯥ ꯈꯛ ꯂꯩꯍꯧꯗ꯭ꯔꯥ ꯑꯗꯣ ꯅꯣꯡꯃꯇ ꯃꯧꯁꯤꯅ ꯍꯥꯏꯀꯣ ꯃꯉꯣꯟꯗ ꯃꯀꯨꯕꯣꯛꯁꯤꯅ ꯑꯀꯥꯏꯕ ꯋꯥꯍꯩ ꯑꯃ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯀꯔꯤꯝ ꯌꯦꯡꯉꯛꯇꯦ ꯍꯥꯏꯌꯦꯕ ꯃꯥꯁꯦ ꯃꯆꯥꯗꯧꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏꯌꯦ ꯃꯀꯨꯕꯣꯛꯁꯦ ꯉꯥꯎꯋꯥꯏ ꯉꯥꯎꯁꯟꯅꯔꯝꯃꯁꯨ ꯊꯛꯑꯁꯨ ꯆꯥꯔꯁꯨ ꯍꯧꯖꯤꯛꯇꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯨꯝꯖꯈꯤꯕ ꯉꯥꯎꯋꯥꯏ ꯉꯥꯎꯁꯟꯅꯔꯝꯃꯁꯨ ꯂꯥꯎ ꯈꯣꯡ ꯃꯥꯏ ꯅꯨꯄꯤꯗꯣ ꯑꯣꯟꯅꯩ ꯇꯧꯈ꯭ꯔꯁꯨ ꯑꯍꯜ ꯑꯣꯏꯔꯛꯑꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝꯕꯁꯦ ꯇꯧꯗꯕ ꯑꯗꯩ ꯃꯧꯁꯤꯒꯤ ꯃꯇꯦꯡ ꯍꯦꯛ ꯄꯥꯡꯕꯤꯔꯛꯄ ꯑꯗꯩ ꯁꯤꯡ ꯅꯨꯡ ꯊꯤꯖꯟꯕꯤꯕ ꯑꯗꯩ ꯏꯟꯖꯥꯡ ꯅꯨꯡꯖꯥꯡ ꯍꯦꯛ ꯆꯟꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯑꯗ ꯃꯥꯏ ꯅꯨꯄꯥꯁꯤꯗꯤ ꯑꯗꯨꯝ ꯉꯋꯥꯏꯗꯩ ꯍꯧꯅ ꯊꯕꯛꯁꯦ ꯁꯨꯕ ꯑꯗ ꯃꯥꯒꯤ ꯃꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯤꯃꯛꯁꯨ ꯃꯅꯦꯝꯕꯣꯛꯁꯤꯅ ꯂꯣꯏ ꯄꯩꯁꯥ ꯄꯨꯊꯣꯛꯏ ꯍꯥꯏ ꯃꯀꯨꯕꯣꯛꯁꯤ ꯈꯔ ꯁꯨꯔꯦꯗꯅ ꯃꯥꯏ ꯊꯛꯄ ꯆꯥꯕ ꯑꯗꯩ ꯄꯩꯁా ꯈꯔ ꯂꯩꯔꯒꯅ ꯑꯗꯨꯝ ꯃꯥ ꯁꯨꯔꯔꯣꯏ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯃꯥꯏ ꯅꯨꯄꯥꯁꯤꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯥꯁꯦ ꯀꯩꯅꯣꯁꯦ ꯁꯤꯄꯤ ꯊꯧꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯒꯥꯔꯤ ꯊꯧꯐꯝ ꯂꯝꯗꯨꯗ ꯊꯕꯛ ꯃꯐꯝ ꯑꯗꯨꯝ ꯂꯩꯔꯦꯗꯅ ꯑꯗꯨꯒ ꯑꯗꯨꯝ ꯍꯜꯂꯛꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯍꯤꯡꯉꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯒ ꯃꯆꯥꯅꯨꯄꯤꯒ ꯍꯤꯡꯕꯗꯗꯤꯀꯣ ꯃꯆꯥꯅꯨꯄꯥꯒ ꯑꯣꯏꯔꯣ ꯍꯤꯡꯕꯗꯗꯤ ꯅꯛꯁꯟꯅꯒꯅꯦꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯥꯟꯅꯒꯅꯦꯕ ꯃꯄꯥꯒ ꯃꯆꯥꯅꯨꯄꯥ ꯈꯛ ꯂꯩꯕꯁꯦ ꯁꯤꯗꯤ ꯑꯗꯨꯝ ꯂꯥꯞꯊꯣꯛꯅꯩꯕ ꯅꯨꯄꯥꯗꯤ ꯋꯥꯁꯦ ꯀꯌꯥ ꯉꯥꯡꯅꯗꯦꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯄꯥꯁꯨ ꯃꯄꯥꯏ ꯊꯣꯛꯄ ꯃꯥꯁꯨ ꯃꯥꯏ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯅꯔꯦꯕ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯃꯥꯁꯤꯅ ꯌꯨꯝꯒꯁꯦ ꯂꯣꯏ ꯁꯥꯏ ꯍꯥꯏꯌꯦ ꯃꯥꯏ ꯂꯨꯍꯣꯡꯕꯒꯤꯁꯦꯀꯣ ꯀꯥ ꯑꯃ ꯇꯣꯉꯥꯟꯅꯒ ꯇꯣꯞꯊꯣꯛꯄ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯁꯦ ꯂꯣꯏ ꯁꯥꯕꯖꯥꯠꯅꯦꯕ ꯑꯗꯩ ꯑꯗꯨꯝ ꯃꯧꯁꯦ ꯆꯥꯛꯃꯧꯔꯦ ꯆꯥꯕ ꯊꯛꯄ ꯌꯥꯗ꯭ꯔꯦ ꯅꯪ ꯀꯩꯅꯣꯝ ꯇꯧꯕꯗ ꯅꯥꯔꯦꯌꯦ ꯑꯗꯨꯝ ꯍꯥꯏꯔꯛꯎꯀꯣ ꯃꯧꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯃꯧꯁꯤꯅ ꯍꯥꯏꯕꯗ ꯑꯗꯨꯝ ꯂꯥꯛꯑꯒ ꯍꯩ ꯔꯥꯒ ꯍꯦꯛ ꯄꯨꯔꯛꯄ ꯑꯗꯩ ꯆꯥꯛ ꯏꯟꯖꯥꯡꯒ ꯍꯦꯛ ꯊꯣꯡꯉ ꯄꯨꯔꯛꯄ ꯑꯗꯩꯗꯤ ꯃꯥꯏ ꯋꯥꯏ ꯅꯨꯡꯒ ꯍꯦꯛ ꯇꯩꯊꯣꯛꯄꯤꯔꯝꯕꯒ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯃꯧꯁꯤꯅ ꯏꯃꯥ ꯅꯪ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯁꯦ ꯏꯃꯥ ꯂꯩꯇꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ
ꯑꯁ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗ ꯂꯩꯕꯗꯤ ꯄꯨꯔꯥ ꯂꯩꯔꯔꯣꯏꯒꯦ ꯃꯧ ꯑꯗꯨꯕꯨ ꯑꯩ ꯑꯗꯨꯝ ꯂꯥꯞꯅ ꯂꯩꯔꯁꯨ ꯅꯣꯏ ꯑꯗꯨꯝ ꯌꯦꯡꯉꯤꯁꯤꯅꯦ ꯑꯩ ꯂꯣꯏ ꯍꯣꯠꯅꯩꯁꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯕꯀꯣ ꯃꯥ ꯌꯥꯝ ꯊꯤꯅ ꯌꯦꯛꯈꯤꯕꯗꯨꯅ ꯃꯥꯒ ꯅꯨꯄꯥꯁꯤꯒ ꯂꯩꯃꯤꯟꯅꯅꯤꯡꯗꯕꯅꯦꯕ ꯑꯗꯩꯗꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯅꯣꯏꯕꯨ ꯄꯨꯂꯞ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯣꯅꯦ ꯑꯗꯨꯝ ꯍꯥꯏꯕꯖꯥꯠꯅꯤ ꯃꯣꯏꯁꯦ ꯈꯨꯟꯁꯨ ꯈꯔ ꯑꯅꯤ ꯑꯍꯨꯝꯈꯛ ꯀꯥꯟꯅꯔꯒ ꯑꯗꯨꯝ ꯅꯛꯅꯕ ꯑꯣꯏꯕ ꯑꯗꯨꯒ ꯑꯃꯨꯛ ꯁꯣꯝꯒꯤ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗꯗꯤ ꯊꯕꯛ ꯁꯨꯐꯝꯁꯦ ꯂꯩꯇꯕ ꯑꯗꯨꯒ ꯑꯁꯣꯝꯗꯗꯤ ꯇꯨꯔꯦꯟꯁꯦ ꯂꯩꯕꯒꯤ ꯂꯩꯉꯣꯏ ꯄꯦꯛꯑꯒ ꯑꯗꯨꯝ ꯃꯃꯥꯁꯤꯅ ꯁꯨꯕꯗ ꯃꯥꯗꯤ ꯃꯆꯦꯈꯩ ꯂꯨꯍꯣꯡꯕꯒꯤ ꯑꯃꯨꯛ ꯃꯊꯪ ꯄꯨꯊꯕꯗꯣ ꯍꯣꯠꯅꯔꯛꯄ ꯃꯆꯥꯅꯨꯄꯥ ꯂꯨꯍꯣꯡꯕꯒꯤ ꯑꯃꯨꯛ ꯄꯨꯊꯔꯤ ꯑꯗꯨꯁꯨ ꯍꯣꯠꯅꯕ ꯑꯗꯨꯅ ꯃꯥꯅ ꯁꯣꯝꯗ ꯂꯩꯊꯣꯛꯑꯒꯗꯤ ꯑꯗꯨꯒꯤ ꯚꯥꯔ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯄꯨꯕꯤꯕ ꯀꯅꯥꯝꯇꯅ ꯉꯝꯃꯣꯏꯗꯕ ꯑꯗꯨꯒꯤꯁꯨ ꯑꯣꯏꯕ ꯃꯥꯁꯦ ꯑꯗꯨꯝ ꯃꯥꯅ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯃꯆꯥꯈꯩꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯈꯣꯠꯄꯒꯤ ꯑꯃꯒꯤ ꯑꯗꯩ ꯃꯆꯥ ꯂꯨꯍꯣꯡꯕꯒꯤ ꯑꯃꯒꯤ ꯃꯊꯪꯗ ꯑꯃꯃꯨꯛ ꯇꯧꯔꯒ ꯑꯗꯨꯝ ꯊꯕꯛꯁꯦ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦꯕ ꯃꯥꯏ ꯅꯨꯄꯥꯒ ꯍꯟꯖꯟꯅꯒꯦ ꯍꯥꯏꯔꯁꯨ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯁꯨꯔ ꯅꯣꯝꯃ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯍꯣꯠꯅꯒꯗꯕ ꯅꯠꯇꯕꯅꯤꯅ ꯉꯝꯗꯕ ꯄꯩꯁꯥꯒꯤꯁꯨ ꯑꯌꯥꯝꯕꯅꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯨꯄꯥꯁꯤꯅꯅꯦ ꯌꯥꯝ ꯊꯥꯖꯗꯅꯀꯣ ꯑꯉꯥꯡ ꯄꯣꯛꯑꯕ ꯃꯇꯨꯡ ꯑꯍꯥꯟꯕꯗꯤ ꯀꯩꯝ ꯍꯥꯏꯔꯝꯗꯦ ꯍꯥꯏꯌꯦꯕ ꯑꯉꯥꯡ ꯄꯣꯛꯑ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯦ ꯈꯔ ꯆꯍꯤ 3 4 ꯁꯨꯃꯥꯏꯅ ꯁꯨꯔꯛꯄ ꯑꯉꯥꯡ ꯑꯃꯁꯨ ꯑꯃꯨꯛ ꯆꯦꯟꯕ ꯁ꯭ꯋꯥꯏꯁꯦ ꯑꯉꯥꯡ 2 ꯁꯨꯔꯦꯕ ꯃꯥꯏꯁꯦ ꯁ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗꯅꯦ ꯌꯨꯁꯦ ꯆꯥꯁꯜꯂꯒ ꯍꯜꯂꯛꯑꯒ ꯅꯣꯡ ꯐꯥꯗꯣꯛ ꯍꯜꯂꯛꯀꯅꯦꯒ ꯍꯥꯏꯗꯕ ꯌꯥꯝ ꯊꯥꯖꯗꯅ ꯕꯗꯅꯥꯝ ꯑꯃꯈꯛ ꯄꯤꯕ ꯍꯧꯔꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯅꯨꯄꯥꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯄꯨꯊꯣꯔꯛꯎꯒ ꯍꯥꯏꯕ ꯀꯩꯅꯣꯅꯦ ꯀꯗꯥꯏꯗꯩ ꯅꯨꯄꯥꯅꯣ ꯍꯥꯏꯁꯤꯕꯣꯅ ꯅꯪꯒ ꯇꯨꯃꯤꯟꯅꯕ ꯅꯨꯄꯥꯕꯨ ꯅꯪꯅ ꯈꯪꯗꯅ ꯑꯩꯅ ꯈꯪꯗꯅ ꯄꯨꯊꯣꯔꯛꯑꯣꯅꯦ ꯀꯗꯥꯏꯅꯣ ꯄꯨꯊꯣꯔꯛꯑꯣ ꯑꯗꯨꯗꯤ ꯑꯩꯒ ꯇꯨꯃꯤꯟꯅꯔꯗꯤ ꯀꯥꯏꯅ ꯑꯗꯩ ꯅꯨꯄꯥꯗꯣ ꯀꯔꯣꯝ ꯊꯥꯗꯣꯛꯈ꯭ꯔꯦ ꯅꯣꯡꯃꯅ ꯀꯣꯏꯊꯤꯒ ꯊꯤꯕ ꯃꯅꯤꯡ ꯃꯌꯥꯒꯀꯣ ꯑꯗꯩ ꯍꯦꯛ ꯂꯥꯛꯄ ꯀꯥꯡꯒ ꯂꯨꯈꯠꯀꯁꯦ ꯄꯥꯛꯊꯗꯅꯒ ꯌꯦꯡꯕ ꯑꯗꯩꯗꯤ ꯁꯤꯗ ꯃꯤ ꯑꯃ ꯇꯨꯝꯃꯝꯕ ꯃꯥꯜꯂꯤ ꯁꯤꯗ ꯐꯃꯨꯡ ꯗꯕꯜ ꯕꯦꯗꯁꯦ ꯅꯨꯄꯤꯁꯤꯅ ꯃꯆꯥ ꯃꯎ ꯄꯤꯊꯛꯑ ꯂꯩꯕꯁꯦ ꯁꯤꯗ ꯃꯤ ꯑꯃ ꯇꯨꯝꯃꯝꯕ ꯃꯥꯜꯂꯤ ꯒꯥꯏꯅꯒ ꯆꯦꯟꯈꯤꯕ ꯃꯥꯜꯂꯤꯒ ꯍꯥꯏꯕꯤꯕ ꯑꯗꯨꯝꯕ ꯁꯨꯝ ꯍꯧꯔꯛꯑꯦꯕ ꯑꯗꯩ ꯃꯆꯥꯒ ꯃꯕꯥꯅꯤ ꯇꯨꯃꯤꯟꯅꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯋꯥꯔꯤ ꯁꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯃꯈꯣꯟ ꯇꯥꯏ ꯀꯥꯏꯅ ꯑꯗꯩ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯒ ꯌꯦꯡꯕ ꯑꯗꯩ ꯑꯃꯨꯛ ꯃꯆꯥꯅꯨꯄꯥꯗꯒ ꯀꯥꯡꯒꯗꯣ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯦꯗꯅ ꯑꯗꯩ ꯀꯥꯡꯒꯗꯣ ꯎꯠꯂꯛꯎ ꯑꯗꯩ ꯅꯨꯄꯥ ꯑꯃ ꯆꯪꯉꯝꯕ꯭ꯔꯥ ꯊꯣꯛꯈꯤꯕ꯭ꯔꯥ ꯀꯥꯏꯅꯒ ꯃꯑꯣꯡ ꯇꯥꯗꯕꯁꯦ ꯁꯨꯝ ꯍꯧꯔꯛꯄ ꯑꯗꯨꯝꯕꯁꯦ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯡꯒ ꯇꯣꯁ ꯂꯥꯏꯠ ꯀꯥꯞꯄ ꯌꯦꯡꯉꯨ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯀꯩꯅꯣꯅꯦ ꯅꯪ ꯉꯥꯡꯉꯤꯕ ꯋꯥꯔꯤꯁꯤꯕꯣꯅ ꯃꯥꯅ ꯁꯨꯝ ꯌꯨꯝꯗ ꯂꯩꯇꯕꯅꯤꯅ ꯃꯥꯅꯗꯤ ꯁꯨꯝ ꯕꯗꯅꯥꯝ ꯄꯪꯄꯤ ꯄꯤꯕꯣꯏ ꯅꯤꯡꯕ ꯃꯥꯅꯁꯨ ꯑꯩꯒꯤ ꯏꯄꯥꯁꯤꯅꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯕ ꯑꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯗꯣ ꯅꯪ ꯐꯥꯔꯣ ꯑꯗꯨꯒ ꯑꯩꯁꯦ ꯀꯩꯅꯥ ꯀꯠꯂꯣ ꯍꯥꯠꯇꯣꯛꯀꯦꯁꯨ ꯍꯥꯠꯇꯣꯛꯑꯣ ꯁꯨꯝ ꯅꯨꯄꯤꯁꯤꯅꯗꯤ ꯆꯝꯅ ꯍꯥꯏꯖꯕ ꯑꯗꯩꯗꯤ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯖꯥꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯆꯥꯅ ꯃꯧꯗ ꯌꯨ ꯐꯨꯜ ꯉꯥꯎꯔ ꯂꯥꯛꯑꯒꯅꯤ ꯃꯄꯥꯁꯦ ꯃꯥꯅ ꯐꯨꯗꯩ ꯑꯩꯈꯣꯏ ꯇꯥꯟꯅꯖꯥꯅꯤꯗ ꯑꯩꯈꯣꯏꯒꯤ ꯅꯆꯥꯅ ꯃꯧꯗꯕꯨ ꯑꯗꯨꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯅꯪ ꯑꯩꯒ ꯌꯨꯝꯁꯦ ꯂꯩꯃꯤꯟꯅ ꯉꯝꯃꯣꯏ ꯍꯜꯂꯛꯀꯅꯣ ꯑꯗꯨꯗꯣꯅ ꯀꯩꯅꯣꯅꯦ ꯅꯪꯅ ꯉꯥꯡꯈꯩ ꯍꯥꯏꯔꯤꯁꯤꯗꯤ ꯕꯕꯥꯔꯥꯅ ꯅꯠꯇꯗꯤ ꯀꯩꯅꯣ ꯅꯪꯗꯤ ꯑꯩ ꯂꯩꯇ꯭ꯔꯁꯨ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯕꯕꯥ ꯂꯩꯔꯃꯤꯅ ꯀꯥꯏꯅꯒ ꯅꯪꯒꯤ ꯅꯨꯄꯥ ꯋꯥꯠꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯀꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅꯁꯦ ꯈꯠꯅꯗꯅ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯕꯗꯅꯥꯝꯁꯦ ꯃꯀꯨꯕꯣꯛꯁꯤꯗ ꯄꯤꯗꯅ ꯇꯧꯕꯗꯒꯤ ꯑꯗꯨꯝ ꯊꯑꯣꯏꯅꯅꯦ ꯕꯕꯥꯁꯤꯒ ꯅꯪꯒ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ ꯑꯅ ꯑꯩꯈꯣꯏ ꯕꯔꯥꯗ ꯂꯩꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝꯕꯁꯨ ꯍꯥꯏꯗꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯅꯪꯒꯤ ꯊꯕꯛ ꯃꯐꯝꯗ ꯑꯩ ꯂꯥꯛꯑꯒꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯍꯥꯏꯁꯨ ꯌꯨ ꯉꯥꯎ ꯐꯔꯒꯅ ꯀꯩꯁꯨ ꯍꯥꯏꯗꯕ ꯌꯨ ꯉꯥꯎꯔꯒꯅ ꯑꯗꯨꯝ ꯕꯗꯅꯥꯝꯁꯦ ꯄꯪꯄꯤꯗ ꯄꯤꯕ ꯑꯗꯩ ꯃꯤꯈꯩꯅꯁꯨ ꯑꯁ ꯅꯣꯏ ꯅꯀꯨꯕꯣꯛꯁꯦ ꯉꯋꯥꯏ ꯃꯧ ꯑꯝꯗ ꯈꯨꯗꯩꯅ ꯁꯨꯃꯥꯏꯅ ꯀꯣꯠꯂꯒ ꯆꯤꯡꯁꯜꯂꯤ ꯑꯗꯩꯗꯤ ꯁꯤꯗ ꯍꯜꯂꯛꯄ ꯑꯃ ꯂꯩ ꯅꯨꯄꯤ ꯑꯃꯗꯒ ꯀꯣꯏꯒꯦ ꯍꯥꯏ ꯑꯗꯨꯅ ꯀꯥꯏꯅ ꯃꯤꯅꯁꯨ ꯃꯥꯏ ꯅꯨꯄꯥꯃꯛꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯁꯦ ꯃꯣꯏꯁꯦ ꯈꯠꯅꯕꯁꯦ ꯃꯤ ꯇꯥꯟꯅꯔꯦꯕꯀꯣ ꯁꯨꯝ ꯇꯣꯏꯅ ꯈꯠꯅꯔꯃꯤꯅ ꯑꯗꯩ ꯃꯥꯅꯁꯨ ꯈꯠꯅꯩꯁꯦ ꯀꯩꯒꯤꯅꯣ ꯈꯣꯠꯀꯤꯅꯣ ꯈꯥꯝꯕ ꯆꯪꯅꯔꯛꯇ꯭ꯔꯥ ꯑꯗꯁꯨ ꯃꯥꯅ ꯕꯕꯥꯗ ꯕꯗꯅꯥꯝ ꯄꯤ ꯑꯗꯒꯤ ꯅꯨꯄꯥ ꯑꯃ ꯇꯨꯝꯕꯩ ꯃꯈꯣꯟ ꯇꯥꯏ ꯈꯔ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯃ ꯅꯥꯈꯣꯛꯏ ꯅꯪ ꯅꯅꯥꯛꯇ ꯅꯥꯈꯣꯛꯏꯗꯣ ꯍꯣꯜꯂꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯔꯛꯏ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯛꯀꯦꯅ ꯇꯧꯋꯦ ꯑꯗꯩ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯅꯨꯄꯥꯗꯨꯗꯤ ꯈꯔ ꯍꯥꯏ ꯑꯗꯒꯤ ꯍꯜꯂꯛ ꯀꯥꯡꯒ ꯈꯔ ꯌꯦꯡꯉꯦ ꯑꯗꯩ ꯃꯅꯤꯡ ꯃꯌꯥ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯍꯧꯖꯤꯛ ꯆꯦꯟꯈꯤꯕ ꯅꯨꯄꯥꯗꯣ ꯀꯔꯣꯝꯗꯅꯣꯒ ꯇꯧꯗꯅ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯕꯗꯅꯥꯝ ꯄꯤꯔꯛꯄꯁꯦ ꯀꯨꯏꯔꯦ ꯑꯗꯨ ꯑꯩꯗꯤ ꯁꯨꯈꯪ ꯈꯪꯗꯦ ꯃꯥ ꯌꯨꯝꯗ ꯂꯩꯇꯕꯩ ꯁꯨꯝ ꯄꯤꯔꯤꯕꯣꯏ ꯅꯤꯡꯉꯦ ꯑꯗꯨꯒ ꯕꯕꯥ ꯍꯣꯏ ꯂꯩꯔꯝꯃꯦ ꯃꯥꯅ ꯄꯤꯔꯤ ꯕꯗꯅꯥꯝꯁꯤꯗꯤ ꯑꯅꯒ ꯃꯥꯅ ꯃꯌꯥꯝꯁꯦ ꯍꯥꯏꯔꯃꯤꯅ ꯃꯣꯏꯁꯨ ꯈꯪꯉꯦꯗꯅ ꯑꯗꯩ ꯀꯅꯥꯝꯅꯁꯨ ꯇꯧꯔꯝꯒꯅꯤ ꯁꯤ ꯃꯀꯨꯕꯣꯛꯁꯦ ꯃꯅꯦꯝꯕꯣꯛꯁꯨ ꯂꯩꯇꯕꯅꯤꯅ ꯁꯤ ꯉꯋꯥꯏꯕꯧ ꯃꯧ ꯑꯝꯗ ꯈꯨꯗꯩꯅ ꯀꯣꯠꯂꯒ ꯆꯤꯡꯁꯤꯜꯂꯤꯗꯨꯅꯤ ꯀꯣꯟꯁꯤꯜꯂꯤꯗꯨꯅꯤ ꯑꯗꯩ ꯑꯃ ꯅꯨꯄꯤ ꯑꯃꯗꯁꯨ ꯀꯣꯏꯒꯦꯒ ꯍꯥꯏꯔꯤꯗꯨꯅꯤ ꯑꯁꯤ ꯇꯧꯔꯝꯒꯅꯤ ꯃꯥꯏ ꯅꯨꯄꯥꯅ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯁꯦ ꯀꯩꯁꯨꯝꯇ ꯃꯔꯝ ꯂꯩꯇꯅꯗꯤ ꯀꯩꯁꯨꯗꯤ ꯍꯥꯏꯔꯣꯏ ꯀꯥꯏꯅ ꯃꯌꯥꯝꯅꯁꯨ ꯈꯟꯕꯤꯕꯗꯣ ꯑꯗꯨꯃꯥꯏꯅꯒ ꯁꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯕꯗꯅꯥꯝꯁꯦ ꯄꯤꯔ ꯈꯠꯅꯕ ꯆꯩꯅꯕꯁꯦ ꯑꯁ ꯌꯥꯝ ꯇꯣꯏꯔꯦ ꯑꯗꯩꯗꯤ ꯃꯥꯅ ꯈꯠꯅꯕꯁꯦ ꯍꯦꯟꯃꯜꯂꯛꯇꯅꯀꯣ ꯑꯗꯩꯗꯤ ꯃꯥꯅꯅꯦ ꯌꯨꯝꯁꯤꯗ ꯑꯩ ꯂꯩꯕ ꯉꯝꯃꯔꯣꯏ ꯏꯀꯨꯕꯣꯛꯁꯦ ꯂꯩꯗꯣꯏ ꯑꯣꯏꯔꯒꯅ ꯑꯩ ꯂꯩꯔꯣꯏ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟ ꯂꯩꯅꯕ ꯑꯃ ꯅꯥꯈꯩ ꯑꯃ ꯁꯦꯡꯅꯅꯤꯅ ꯃꯥꯁꯦ ꯂꯥꯛꯄꯅꯦꯕ ꯑꯗꯩꯗꯤ ꯃꯣꯏ ꯃꯄꯥꯝꯒꯤ ꯃꯤ ꯃꯌꯥꯝꯁꯨ ꯂꯥꯛꯑꯦ ꯑꯗꯩ ꯃꯣꯏꯒ ꯌꯥꯎꯔ ꯈꯠꯅꯕ ꯆꯩꯅꯕ ꯅꯪꯅ ꯅꯄꯥꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯅꯄꯥꯁꯤ ꯇꯣꯉꯥꯟ ꯂꯩꯍꯟꯈ꯭ꯔꯣ
ꯅꯠꯇ꯭ꯔꯒ ꯅꯣꯏ ꯇꯣꯉꯥꯟ ꯂꯩꯔꯣ ꯀꯥꯟꯅꯗꯩ ꯃꯅꯦꯝꯕꯣꯛꯁꯦ ꯀꯧꯅꯗꯅ ꯑꯗꯩ ꯃꯅꯦꯝꯕꯣꯛꯁꯦ ꯂꯩꯃꯤꯟꯅꯧ ꯄꯨꯟꯅ ꯅꯠꯇꯗꯤ ꯃꯧꯁꯤꯗ ꯊꯥꯖꯔꯦ ꯃꯧꯁꯦ ꯃꯥꯏ ꯅꯨꯄꯥ ꯃꯥꯏ ꯅꯨꯄꯤ ꯑꯣꯏꯍꯜꯂꯦ ꯅꯪꯅ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯥꯟꯗ ꯌꯥꯝ ꯃꯣꯏꯁꯦ ꯇꯧꯅꯔꯦꯕ ꯑꯗꯩ ꯃꯅꯦꯝꯕꯣꯛꯁꯤꯅꯁꯨ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯊꯥ ꯑꯃꯗ 13,000 ꯃꯣꯏ ꯂꯨꯍꯣꯡꯕ ꯈꯣꯛꯅꯣꯡꯕ ꯌꯨꯝ ꯀꯩ ꯁꯥꯕꯗ ꯍꯨꯜꯂꯤ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯍꯨꯟꯕꯤ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨꯗꯨꯅ ꯑꯩꯗꯤ ꯂꯩꯃꯤꯟꯅꯅꯤꯡꯗ꯭ꯔꯦꯅ ꯑꯗꯨ ꯅꯪꯒ ꯂꯩꯃꯤꯟꯅꯅꯤꯡꯗꯦ ꯍꯥꯏꯔꯗꯤ ꯅꯣꯏꯅ ꯌꯨꯝ ꯀꯥꯏꯔꯦ ꯑꯗꯨꯒ ꯌꯦꯡꯉꯣ ꯀꯩꯅꯣ ꯕꯗꯅꯥꯝ ꯇꯧꯔꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯄꯥꯝꯁꯤꯅꯐꯥꯎ ꯍꯥꯏꯔꯦꯕ ꯑꯗꯩ ꯃꯅꯦꯝꯕꯣꯛ ꯂꯩꯇ꯭ꯔꯗꯤ ꯂꯩꯍꯜꯂꯣꯏ ꯀꯥꯟꯅ ꯄꯨꯔ ꯆꯠꯄꯐꯥꯎ ꯌꯥꯎꯔꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯗꯨ ꯁꯣꯏꯈ꯭ꯔꯦ ꯂꯥꯡꯈ꯭ꯔꯦ ꯂꯥꯛꯑ ꯈꯨꯔꯝꯃꯒ ꯑꯃꯨꯛ ꯍꯦꯛ ꯄꯨꯕ ꯑꯗꯨꯝ ꯌꯨꯝ ꯌꯧꯔꯒꯅ ꯑꯗꯨꯝ ꯈꯜꯂꯦꯒ ꯌꯨ ꯉꯥꯎꯔꯦꯗ ꯕꯗꯅꯥꯝ ꯄꯤꯕ ꯑꯗꯩ ꯅꯨꯡꯉꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯆꯥꯛ ꯆꯥꯃꯤꯟꯅꯔꯕ ꯅꯠꯇ꯭ꯔꯣ ꯀꯥꯏꯅ ꯐꯣꯟꯗꯒꯀꯣ ꯌꯥꯝ ꯀꯔꯦꯝꯅꯔꯒ ꯇꯨꯝꯕ ꯑꯃꯨꯛ ꯆꯪꯉꯣꯅꯦ ꯑꯗꯨꯗꯤ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯑꯩ ꯂꯩꯇ꯭ꯔꯁꯨ ꯌꯥꯔꯦꯅꯦ ꯅꯪꯗꯤ ꯀꯥꯏꯅ ꯑꯗꯨꯗꯤ ꯅꯪ ꯊꯕꯛ ꯁꯨꯕ ꯆꯠꯂꯅꯨ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔో ꯍꯥꯏꯔꯁꯨ ꯌꯥꯗꯕ ꯑꯗꯩ ꯆꯥꯏ ꯍꯦꯛ ꯌꯨ ꯉꯥꯎꯗ꯭ꯔꯒꯅ ꯅꯪ ꯉꯔꯥꯡ ꯉꯥꯡꯉꯤꯗꯣ ꯀꯔꯤꯅꯣ ꯅꯪꯒꯅ ꯍꯥꯏꯔꯒꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯒꯅꯨ ꯊꯝꯃꯦ ꯊꯕꯛ ꯆꯤꯜꯂꯤ ꯍꯦꯛ ꯍꯥꯏꯕ ꯑꯗꯩ ꯑꯌꯨꯛꯇ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯋꯥꯔꯤ ꯁꯥꯔꯨꯔꯁꯨꯅꯦ ꯑꯩ ꯀꯔꯤ ꯉꯥꯡꯈꯤꯒꯦ ꯑꯩ ꯈꯪꯗꯦ ꯅ ꯍꯥꯏꯔꯒꯅꯦ ꯑꯗꯨꯝ ꯑꯩ ꯊꯦꯡꯉꯦ ꯍꯥꯏ ꯍꯦꯛꯇ ꯆꯠꯈꯤꯕ ꯊꯑꯣꯏꯅ ꯋꯥ ꯑꯣꯏꯅ ꯍꯥꯏꯔꯣꯗꯅ ꯍꯥꯏꯔꯁꯨ ꯍꯥꯏꯗꯕ ꯑꯗꯨꯃꯥꯏꯅ ꯌꯨ ꯉꯥꯎꯔꯒꯗꯤ ꯃꯤꯉꯣꯟꯗꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯧꯔ ꯅꯨꯄꯤꯗꯨꯗꯤ ꯃꯀꯨꯕꯣꯛꯀ ꯃꯥꯒ ꯉꯥꯡꯅꯩ ꯍꯥꯏꯕꯗꯨ ꯐꯖꯕ ꯋꯥ ꯅꯠꯇꯕꯅꯤ나 ꯅꯨꯄꯤꯗꯨꯗꯤ ꯌꯥꯝ ꯊꯋꯥꯏꯗꯣ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯅꯨꯄꯤꯁꯤꯅ ꯑꯗꯨꯒꯤ ꯃꯥ ꯑꯁꯦꯡꯕ ꯑꯃ ꯑꯇꯥꯕꯤ ꯑꯃ ꯉꯥꯡꯅꯅꯦꯅ ꯃꯥ ꯂꯥꯛꯄꯅꯦꯕ ꯑꯁ ꯃꯥꯅ ꯌꯥꯝ ꯃꯇꯝ ꯑꯣꯏ ꯆꯥꯡꯅ ꯂꯤ ꯋꯥꯔꯤꯁꯦ ꯑꯗꯩꯗꯤ ꯃꯅꯦꯝꯕꯣꯛ ꯍꯣꯏꯁꯨ ꯂꯥꯛꯏ ꯃꯅꯦꯝꯕꯣꯛꯁꯨ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅ ꯁꯤꯗꯤ ꯃꯅꯦꯝꯕꯣꯛ ꯂꯩꯔꯒ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯁꯤꯗꯤ ꯀꯥꯏꯗꯩꯅꯣ ꯃꯧ ꯅꯍꯥꯁꯤꯗ ꯃꯥꯏ ꯅꯨꯄꯥꯁꯨ ꯊꯕꯛ ꯁꯨ ꯆꯠꯈ꯭ꯔꯒꯕꯨ ꯃꯀꯨꯕꯣꯛꯁꯤꯃꯒ ꯂꯩꯔꯒ ꯕꯗꯅꯥꯝ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯤ ꯃꯆꯥꯁꯤꯕꯨ ꯑꯅ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯍꯥꯏꯌꯦꯕ ꯃꯧꯁꯤꯅ ꯀꯅꯥꯝꯅ ꯃꯀꯨꯕꯣꯛꯅ ꯏꯖꯠ ꯃꯥꯡꯍꯜꯂꯤ ꯈꯣꯠꯂꯤ ꯃꯀꯨꯕꯣꯛꯅ ꯑꯗꯨ ꯍꯥꯏꯔꯛꯏ ꯀꯥꯗ ꯆꯤꯡꯁꯤꯜꯂꯤ ꯏꯖꯠ ꯂꯧꯒꯦ ꯍꯥꯏꯔꯛꯏ ꯃꯔꯤ ꯂꯩꯅꯁꯦ ꯍꯥꯏ ꯑꯗꯨ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯦꯝꯕꯣꯛꯅ ꯅꯠꯇ꯭ꯔ ꯃꯥꯏ ꯅꯨꯄꯥ ꯃꯌꯨꯝꯅ ꯕꯗꯅꯥꯝ ꯄꯤꯔꯤ ꯃꯤ ꯃꯧꯁꯤꯅ ꯑꯗꯨ ꯇꯧꯔꯤꯃꯤ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯎꯗ꯭ꯔꯥ ꯑꯗꯨꯗꯣ ꯇꯧꯗꯅ ꯀꯩꯁꯨ ꯇꯧꯋꯦ ꯍꯥꯏꯔꯝꯃꯣꯏ ꯑꯗꯣ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯀꯥꯏꯔꯛꯇꯕꯁꯤꯗꯕꯨ ꯑꯩꯅ ꯍꯥꯏꯖꯤꯟꯒꯗ꯭ꯔꯥ ꯍꯥꯏꯖꯟꯅꯤꯡꯗꯦ ꯑꯩ ꯑꯗꯨ ꯍꯥꯏꯖꯟꯕꯗ ꯑꯩꯒꯤ ꯀꯩ ꯇꯣꯡꯖꯕꯅꯣ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯒꯗꯤ ꯑꯩꯅ ꯈꯤꯇꯪ ꯍꯥꯏꯖꯟꯕꯗ ꯑꯗꯨꯝ ꯄꯛꯑꯅꯤ ꯃꯌꯥꯝꯅꯁꯨ ꯂꯣꯏ ꯊꯥꯖꯅꯤ ꯏꯀꯨꯕꯣꯛꯁꯦ ꯃꯥꯅ ꯑꯩꯁꯦ ꯀꯥꯗ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨ ꯍꯥꯏꯔꯛꯏꯅ ꯍꯥꯏꯕꯗ ꯏꯀꯨꯕꯣꯛꯁꯦ ꯃꯌꯥꯝ ꯆꯪ ꯍꯥꯠꯈꯤꯅꯤ ꯑꯗꯣ ꯃꯤꯒꯤ ꯀꯔꯤꯝ ꯀꯥꯏꯖꯗꯕ ꯑꯍꯟꯁꯤꯗ ꯑꯩ ꯀꯩ ꯍꯥꯏꯔꯨꯗꯣꯏꯅꯣ ꯍꯥꯏꯌꯦꯕ ꯅꯣꯡꯇꯁꯨ ꯀꯥꯏꯖꯗꯦ ꯑꯗꯩ ꯃꯥꯅ ꯍꯥꯏꯔꯤꯕ ꯕꯗꯅꯥꯝ ꯄꯤꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯒꯗꯤ ꯏꯀꯨꯕꯣꯛꯁꯤꯒꯗꯤ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨꯅ ꯑꯩ ꯀꯔꯤꯝꯇ ꯂꯩꯕꯗ ꯀꯤꯗꯦ ꯍꯥꯏꯌꯦꯕꯀꯣ ꯅꯣꯡꯇꯕꯨ ꯑꯩꯒꯤ ꯀꯥꯁꯤꯗ ꯆꯪꯉꯛꯄ ꯑꯗꯨ ꯑꯁꯤ ꯂꯩꯇꯦ ꯃꯥꯒꯤ ꯆꯥꯛ ꯑꯩꯒꯐꯧ ꯆꯥꯛ ꯆꯥꯃꯤꯟꯅꯗꯦ ꯑꯩ ꯀꯥꯗ ꯂꯩꯔꯦ ꯑꯩ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯉꯦ ꯃꯥ ꯆꯪꯉꯛꯇꯦ ꯊꯕꯛ ꯁꯨ ꯈꯣꯠ ꯂꯩꯖꯒꯤꯅꯤ ꯑꯗꯩ ꯆꯥꯛꯇꯣ ꯊꯤꯔ ꯊꯝꯃꯝꯅꯤ ꯃꯧ ꯅꯣꯏ ꯑꯗꯨꯝ ꯆꯥꯊꯣꯛꯆꯔꯣ ꯑꯩꯗꯤ ꯆꯥꯅꯤꯡꯀꯥꯟ ꯆꯥꯒꯦꯅ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯀꯥꯗ ꯆꯪꯉꯒ ꯑꯩ ꯑꯗꯨꯝ ꯇꯨꯝꯕ ꯈꯣꯠꯄ ꯑꯩ ꯊꯕꯛ ꯇꯧꯖꯕ ꯑꯗꯣ ꯃꯥꯅ ꯃꯥꯏ ꯆꯥꯛ ꯆꯥꯖꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯤ ꯑꯗꯩ ꯅꯨꯡꯗꯥꯡ ꯃꯥ ꯍꯜꯂꯒ ꯑꯗꯨꯝ ꯆꯥꯛ ꯆꯥꯖꯩ ꯃꯥꯒꯤ ꯊꯝꯃꯝꯕꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯊꯣꯡ ꯂꯣꯟꯖꯜꯂ ꯇꯨꯝꯃꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯑꯗꯣ ꯀꯩꯝꯇ ꯂꯩꯇꯕ ꯄꯣꯠꯇꯨꯗ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗꯨꯗ ꯍꯟꯖꯟ ꯍꯟꯖꯟ ꯕꯗꯅꯥꯝꯗꯣ ꯄꯤꯔꯃꯤꯅ ꯃꯤꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯏꯕꯨꯡꯉꯣ ꯅꯪꯁꯤꯕꯨ ꯀꯔꯤ ꯋꯥꯈꯜꯅꯣ ꯅꯪꯅ ꯈꯜꯂꯤꯁꯤꯕꯨ ꯅꯪ ꯑꯗꯣ ꯈꯪꯗꯦꯗ ꯑꯩ ꯁꯨꯝ ꯌꯨ ꯊꯛꯄ ꯉꯥꯡꯈꯤꯕꯅꯤ ꯑꯩꯗꯤ ꯀꯩ ꯉꯥꯡꯈꯤꯅꯣꯒ ꯈꯪꯄꯣꯟꯇꯦꯗ ꯀꯥꯏꯅ ꯅꯣꯛꯑꯒ ꯌꯥꯝ ꯂꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯅꯪꯅꯗꯤ ꯅꯨꯄꯤꯁꯤꯗ ꯍꯟꯖꯟ ꯍꯟꯖꯟ ꯅꯩꯔꯦ ꯕꯗꯅꯥꯝ ꯄꯤꯔꯦ ꯑꯃꯨꯛꯇꯁꯨ ꯅꯠꯇꯦ ꯑꯗꯣ ꯅꯪꯒꯤꯁꯦ ꯅꯪ ꯅꯃꯥ ꯂꯩꯇꯕꯅꯤꯅ ꯅꯄꯥꯒ ꯅꯪ ꯅꯨꯄꯤꯁꯤꯒ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯕ ꯑꯝꯗꯤ ꯌꯥꯎꯔꯤ ꯅꯪ ꯅꯨꯄꯤꯁꯦ ꯅꯪ ꯅꯍꯥꯅꯤ ꯑꯗꯨꯃꯥꯏꯅ ꯄꯨꯔ ꯆꯠꯈꯤꯒꯦꯔꯥ ꯑꯗꯒꯤ ꯅꯪ ꯂꯦꯡꯗꯅ ꯌꯨꯝꯁꯤꯗ ꯂꯩꯔꯅꯕꯅꯤ ꯍꯣꯠꯅꯃꯤꯟꯅꯒꯦꯔꯥ ꯑꯃ ꯇꯧ ꯍꯥꯏꯁꯨ ꯑꯁ ꯑꯩꯗꯤ ꯒꯥꯔꯤ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯑꯩꯁꯨ ꯃꯔꯨꯞ ꯊꯥꯡꯂꯨꯞ ꯀꯩ ꯍꯨꯜꯂꯤ ꯁꯤ ꯇꯣꯛꯑꯗꯤ ꯑꯩꯗꯤ ꯀꯥꯏꯗꯦ ꯄꯩꯁꯥꯅꯣ ꯌꯨꯝꯗ ꯂꯩꯔꯗꯤ ꯊꯕꯛ ꯁꯨꯐꯝ ꯑꯝꯇꯁꯨ ꯂꯩꯇꯦ ꯑꯩꯗꯤ ꯑꯇꯣꯞꯄ ꯁꯤꯟꯐꯝꯁꯨ ꯑꯝꯇ ꯍꯩꯍꯧꯗ꯭ꯔꯦ ꯍꯥꯏꯌꯦꯕꯀோ ꯁꯨꯐꯝ ꯅꯣꯝꯕꯝ ꯃꯥꯒꯤ ꯍꯩꯔꯨꯕ ꯁꯤꯟ ꯍꯥꯏꯕꯁꯤꯁꯨ ꯑꯔꯨꯕꯅꯦꯕ ꯍꯦꯛꯇ ꯊꯥꯗꯣꯛꯄꯗꯤ ꯌꯥꯕ ꯅꯠꯇꯦꯕ ꯃꯤꯒꯤ ꯍꯤꯡꯅꯔꯤꯕꯅꯤꯅ ꯃꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯗꯤ ꯂꯥꯛꯇꯕꯗꯤ ꯌꯥꯗꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨ ꯑꯣꯏꯗꯤ ꯀꯩꯅꯣ ꯇꯧꯅꯤ ꯃꯧꯁꯦ ꯃꯥꯁꯨ ꯆꯠꯂꯣꯏ ꯑꯩꯅ ꯍꯣꯝꯗ ꯂꯩꯈꯤꯅꯤ ꯑꯩ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯑꯩ ꯄꯪꯍꯥꯏ ꯍꯥꯏꯕꯅꯤ ꯃꯇꯨꯡ ꯍꯥꯏꯔꯔꯣꯏ ꯈꯣꯠꯂꯔꯣꯏ ꯂꯥꯜꯂꯦ ꯈꯣꯠꯂꯦ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅꯅꯦ ꯃꯕꯨꯛ ꯃꯅꯨꯡꯗꯗꯤ ꯀꯩꯁꯨ ꯌꯥꯎꯗꯕꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯃꯆꯤꯟꯗꯗꯤ ꯌꯨ ꯊꯛꯑꯒ ꯄꯨꯡꯉꯥꯡ ꯉꯥꯡꯕ ꯅꯨꯄꯥꯁꯨ ꯌꯥꯎꯋꯦꯕ ꯑꯗꯣ ꯃꯥꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯩ ꯑꯩ ꯍꯥꯏꯔꯔꯣꯏ ꯈꯣꯠꯂꯔꯣꯏ ꯑꯩ ꯍꯥꯏꯅ ꯇꯧꯋꯦ ꯑꯗꯩ ꯅꯨꯄꯤꯗꯨꯅ ꯌꯥꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯣꯏ ꯃꯄꯥꯝꯅ ꯍꯣꯝꯗ ꯂꯩꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯟꯖꯤꯟꯅꯍꯟꯒꯅꯤ ꯅꯪꯅꯗ ꯍꯥꯟꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯑꯅ ꯍꯥꯏꯔꯀꯥꯟꯗ ꯃꯄꯥꯝꯗ ꯃꯇꯝ ꯈꯔ ꯊꯝꯈꯤꯅꯦꯅ ꯑꯗꯣ ꯅꯨꯄꯤꯗꯨꯅꯗꯤ ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯔꯣꯏ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯌꯥꯅꯗꯗꯅ ꯆꯠꯅꯈꯤꯕꯀꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯂꯨꯕ ꯑꯣꯏꯌꯦꯕ ꯃꯤꯒꯤ ꯃꯧ ꯅꯍꯥꯗꯨꯗꯕꯨ ꯃꯥꯅ ꯃꯥꯒꯤ ꯃꯄꯥꯗꯨ ꯕꯗꯅꯥꯝ ꯄꯤꯁꯜꯂꯦ ꯃꯃꯥꯁꯨ ꯂꯩꯕ ꯅꯠꯇ꯭ꯔꯦ ꯌꯨꯝꯗꯨꯗ ꯑꯗꯩ ꯍꯥꯏꯔꯤꯈꯩ ꯄꯛꯇꯣꯏꯅꯦ ꯀꯅꯥꯒꯨꯝꯕꯅꯗꯤ ꯊꯥꯖꯕ ꯆꯤꯕꯣꯟ ꯁꯤ ꯃꯧꯁꯦ ꯃꯀꯨꯕꯣꯛꯒ ꯉꯥꯡꯅꯩꯌꯦ ꯍꯥꯏꯕꯤꯕ ꯌꯥꯎꯗꯣꯏꯅꯦ ꯍꯥꯏꯕ ꯑꯗꯣ ꯑꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯃꯧꯁꯦ ꯀꯦꯔ ꯈꯣꯠꯂ ꯑꯗꯨꯝ ꯂꯩꯕꯒꯤ ꯃꯥꯏꯊꯣꯡ ꯑꯃ ꯀꯦꯗꯕꯤ ꯃꯥꯒꯤ ꯊꯕꯛ ꯁꯨꯐꯝ ꯊꯣꯛꯄ ꯁꯨꯔꯒ ꯑꯗꯨꯝ ꯄꯪꯂꯩ ꯂꯩꯕꯒꯤ ꯃꯥꯏꯊꯣꯡ ꯑꯃ ꯑꯅꯤ ꯇꯣꯡꯉꯥꯜꯂꯦꯕꯀꯣ ꯑꯗꯣ ꯃꯥ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯀꯔꯤꯝꯐꯥꯎꯒ ꯀꯦꯕ ꯈꯣꯠꯄꯒꯤ ꯄꯤꯁꯨꯝꯐꯝ ꯐꯣꯏꯕ
ꯑꯗꯩ ꯂꯤꯞꯁꯇꯤꯛ ꯑꯃ ꯁꯪ ꯃꯃꯥꯏꯗ ꯀꯩꯅꯣꯝ ꯇꯩꯕ ꯑꯗꯩ ꯈꯨꯖꯤꯜ ꯑꯃ ꯈꯥꯛꯇꯅ ꯁꯪꯗꯅ ꯃꯁꯝ ꯑꯉꯥꯡꯕ ꯁꯪꯕ ꯑꯗꯨꯒ ꯀꯔꯤꯝ ꯂꯩꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯐꯅꯦꯛꯀꯁꯦ ꯍꯩꯒꯧꯅꯔꯒ ꯑꯩꯈꯣꯏ ꯃꯃꯥꯡꯅ ꯁ꯭ꯋꯥꯏꯃꯨꯛ ꯆꯣꯟ ꯃꯅꯤꯡꯅ ꯁꯨꯛ ꯊꯥꯡꯒꯠꯂꯒ ꯑꯩꯈꯣꯏꯒꯤ ꯊꯕꯛꯀ ꯄꯪꯁꯨ ꯁꯨꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯕ ꯅꯨꯄꯥ ꯑꯉꯥꯡꯒꯤ ꯑꯗꯨꯝꯕꯒ ꯂꯩꯕ ꯃꯤ ꯅꯠꯇꯦꯕ ꯑꯗꯣ ꯁꯤꯒꯤ ꯑꯉꯥꯡ ꯑꯗꯩ ꯊꯕꯛꯁꯨ ꯍꯦꯛꯇ ꯃꯥꯅ ꯍꯥꯏꯕ ꯍꯦꯛꯇꯅꯦ ꯏꯃꯨꯡꯒꯤ ꯍꯤꯡꯒꯣꯜꯒꯤ ꯑꯃꯒꯤ ꯃꯥꯅ ꯁꯨꯗꯕ ꯊꯕꯛ ꯂꯩꯇꯦ ꯅꯨꯄꯥꯁꯤꯗꯤ ꯑꯗꯨم ꯆꯠꯈ꯭ꯔꯕꯅꯤ나 ꯃꯥꯅ ꯃꯩ ꯁꯦꯝꯕ ꯑꯣꯏꯒꯦꯔꯥ ꯁꯝꯕꯟ ꯌꯥꯗꯕ ꯑꯣꯏꯒꯦꯔꯥ ꯃꯥꯁꯦ ꯉꯝꯅꯕ ꯂꯣꯏ ꯁꯨꯖꯔꯒꯅꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯂꯩꯀꯥꯏꯁꯤꯅꯁꯨ ꯃꯥꯁꯦ ꯃꯁꯛ ꯂꯣꯏ ꯈꯪꯉꯦ ꯍꯥꯏꯕ ꯁꯨꯅꯤꯡꯗꯗꯅ ꯅꯨꯄꯥ ꯉꯥꯏꯗꯅ ꯀꯦꯗꯅ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯕ ꯃꯧ ꯅꯠꯇꯦꯕ ꯑꯗꯣ ꯂꯧ ꯁꯨꯔꯦ ꯌꯥꯎꯕꯤꯗꯩ ꯁꯤꯡꯒꯁꯦ ꯆꯍꯤ ꯑꯃꯒꯤ ꯀꯣꯛ ꯍꯦꯛ ꯆꯜꯂꯨꯕꯤ ꯆꯍꯤ ꯆꯨꯞꯄꯝ ꯊꯥꯅꯕꯒ ꯆꯤꯡꯗ ꯀꯥꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯔꯣꯏ ꯈꯨꯟ ꯇꯧꯔꯒ ꯄꯦꯔꯨꯛ ꯍꯦꯛ ꯇꯧꯔꯒ ꯑꯗꯨꯝ ꯄꯪꯂꯩ ꯂꯩꯔꯕꯗꯨꯅꯦꯕ ꯑꯗꯨꯗꯕꯨ ꯃꯥꯅ ꯕꯗꯅꯥꯝ ꯄꯤꯅꯦꯅ ꯄꯤꯔꯤꯗꯣ ꯃꯤꯁꯦ ꯑꯗꯨꯝ ꯃꯥꯏꯊꯣꯡꯁꯦ ꯃꯥꯟꯅꯗꯕꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯑꯉꯥꯡꯒꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯃꯧ ꯃꯌꯥꯝ ꯑꯃ ꯀꯦꯁꯇ ꯊꯦꯡꯅꯩ ꯑꯗꯣ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯌꯥꯍꯧ ꯊꯦꯡꯕ ꯀꯦꯔꯒꯗ ꯂꯩꯕ ꯑꯗꯩ ꯅꯨꯄꯥ ꯉꯥꯡꯅꯕꯒꯤ ꯈꯨꯀꯦ ꯑꯗꯩ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯦꯡꯅꯩ ꯑꯗꯣ ꯅꯣꯏ ꯁꯤ ꯑꯉꯥꯡꯒꯁꯤꯗꯤ ꯏꯕꯨꯡꯉꯣ ꯑꯅ ꯅꯪ ꯁꯤꯅꯒ ꯅꯨꯄꯥ ꯉꯥꯡꯅꯅꯦꯒꯁꯤꯗꯤ ꯅꯪ ꯅꯃꯪꯗ ꯃꯪꯉꯨꯅꯨꯍꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅꯕꯨ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯅꯣꯏ ꯏꯅꯦꯝꯕꯣꯛꯁꯤꯁꯨ ꯏꯕꯦꯝꯃ ꯅꯪ ꯁꯥꯎꯅꯨꯅꯦꯍꯦ ꯃꯥ ꯂꯣꯏ ꯍꯣꯠꯅꯔꯤꯗꯣ ꯅꯨꯄꯥꯁꯦ ꯐꯠꯃꯟꯗꯗꯅ ꯃꯥꯁꯨ ꯅꯪꯅ ꯉꯁꯤ ꯅꯪꯒꯤ ꯅꯨꯄꯥꯗ ꯁꯥꯎꯔꯤꯁꯦ ꯅꯪꯁꯨ ꯂꯩꯔꯣꯏ ꯑꯩ ꯈꯣꯡꯒꯨꯟ ꯇꯥꯔꯣꯏꯅ ꯅꯪ ꯍꯥꯏꯔꯤ ꯁꯨꯃꯥꯏꯅ ꯃꯥꯏꯁꯨ ꯌꯦꯛꯈꯤꯕ ꯂꯩꯗꯅꯅꯦ ꯂꯥꯞꯊꯣꯛꯅꯔꯤꯅꯦ ꯑꯗꯨꯏꯁꯨ ꯃꯥ ꯃꯌꯨꯝ ꯄꯥꯟꯗꯦ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯦ ꯃꯆꯥꯈꯩ ꯃꯥ ꯂꯣꯏ ꯂꯨꯍꯣꯡꯉꯤ ꯃꯌꯨꯝ ꯁꯦꯝꯃꯤ ꯅꯨꯄꯥꯅꯦꯅ ꯁꯤꯗ ꯍꯤꯡꯉꯤꯕ ꯅꯀꯨꯕꯣꯛꯁꯦ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯃꯥ ꯅꯨꯄꯥ ꯊꯣꯛꯇꯅ ꯁꯨꯗꯅ ꯅꯣꯝꯗꯅ ꯃꯥꯒꯤ ꯒꯇꯤꯅ ꯍꯣꯠꯅꯗꯦ ꯂꯣꯏꯅ ꯌꯦꯡꯉꯤꯅ ꯅꯦꯝꯕꯣꯛꯁꯤꯅ ꯅꯨꯄꯤ ꯍꯥꯏꯁꯦ ꯁꯤꯅꯤ ꯑꯗꯨꯅ ꯃꯥꯁꯨ ꯊꯥꯗꯣꯛꯑꯒ ꯂꯥꯛꯑꯒ ꯅꯣꯏꯗ ꯂꯩꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯩ ꯀꯨꯏꯅ ꯀꯥꯏꯅꯈ꯭ꯔꯕꯅꯤꯅ ꯀꯣꯏꯅꯔꯦ ꯑꯗꯨꯏꯁꯨ ꯃꯥ ꯃꯆꯥꯒꯤꯗꯃꯛꯇꯗꯤ ꯂꯦꯞꯄꯤ ꯑꯗꯨ ꯅꯪꯅ ꯋꯥꯔꯧꯕ ꯈꯣꯠꯄ ꯍꯟꯖꯟꯅꯧ ꯌꯥꯗꯦ ꯂꯩꯌꯨ ꯌꯥꯗꯦ ꯃꯥꯅ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯆꯥꯔꯦ ꯃꯆꯥꯅꯨꯄꯥꯅ ꯑꯩ ꯊꯥꯖꯔꯦꯅ ꯌꯥꯝꯅꯁꯨ ꯈꯜꯂꯨꯅꯨ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯅꯪꯁꯨ ꯅꯔꯥꯏꯕꯛꯇꯤ ꯊꯤꯔꯦ ꯅꯅꯦꯝꯕꯣꯛ ꯈꯥꯏꯅꯔꯒ ꯂꯩꯕ ꯑꯗꯩ ꯏꯃꯨꯡꯁꯤꯗ ꯅꯆꯜ ꯑꯃ ꯅꯤꯡꯉꯣꯜ ꯑꯃ ꯃꯧ ꯑꯅꯤ ꯑꯍꯨꯝ ꯂꯩꯕꯁꯨ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯕꯗꯅꯥꯝ ꯄꯤꯐꯝ ꯑꯣꯏꯔꯦ ꯅꯪꯁꯨ ꯅꯔꯥꯏꯕꯛꯇꯤꯅ ꯑꯗꯨꯁꯨ ꯌꯥꯝꯁꯨ ꯂꯨꯏꯕ ꯃꯣꯏꯒꯤꯗꯣ ꯑꯗꯨꯝ ꯃꯈꯥ ꯇꯥꯕꯗꯁꯨ ꯂꯩꯃꯤꯟꯅꯕꯗꯀꯣ ꯃꯧ ꯅꯍꯥꯗꯨꯒ ꯃꯀꯨꯕꯣꯛꯇꯨ ꯈꯛꯇꯪꯒ ꯅꯨꯄꯥꯗꯨꯁꯨ ꯂꯩꯇꯅ ꯁꯨꯝ ꯂꯩꯕꯗꯨꯗꯤ ꯑꯗꯨꯝ ꯕꯗꯅꯥꯝ ꯄꯤꯔꯤꯈꯩ ꯅꯨꯄꯤꯁꯤꯗ ꯄꯛꯆꯅꯦꯕ ꯑꯗꯨꯅ ꯃꯥꯁꯨ ꯅꯥꯈꯩ ꯑꯃ ꯁꯦꯡꯅꯗ꯭ꯔꯤꯐꯥꯎꯗꯤ ꯃꯅꯦꯝꯕꯣꯛꯇꯨ ꯂꯩꯔꯒ ꯂꯩꯕ ꯑꯃ ꯑꯗꯩ ꯇꯣꯉꯥꯟꯅ ꯌꯨꯝ ꯁꯥꯗꯣꯛꯅꯔꯒ ꯂꯩꯕ ꯑꯃ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯥꯁꯨ ꯃꯊꯟꯗ ꯃꯄꯥꯗꯨ ꯀꯗꯥꯏꯗ ꯊꯥꯗꯣꯛꯇꯣꯏꯅꯣꯕ ꯑꯗꯩ ꯃꯄꯥꯗꯨ ꯑꯃꯨꯛ ꯍꯨꯟꯗꯣꯛꯑꯒ ꯃꯣꯏꯅ ꯚꯔꯥꯗ ꯀꯩꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯦꯅ ꯈꯜꯂꯣ ꯃꯄꯥꯗꯨ ꯅꯥꯔꯛꯀꯅꯤ ꯌꯦꯛꯂꯛꯀꯅꯤ ꯃꯊꯟꯇ ꯍꯨꯟꯗꯣꯛꯄꯁꯨ ꯑꯃꯨꯛ ꯌꯥꯗꯕꯤ ꯑꯗꯣ ꯃꯧꯁꯤꯒꯗꯤ ꯌꯦꯡꯉꯨ ꯃꯤ ꯃꯆꯥ ꯁꯥꯒꯩ ꯑꯃꯗꯩ ꯂꯥꯛꯄꯅꯤ ꯃꯧꯁꯤꯗꯤ ꯍꯦꯛ ꯃꯥꯏ ꯃꯆꯥꯃꯛꯇꯤ ꯅꯠꯇꯦꯗꯣ ꯁꯤꯗꯤ ꯌꯥꯝ ꯂꯨꯕ ꯑꯃ ꯑꯣꯏꯌꯦꯕꯀோ ꯑꯗꯨꯅ ꯁꯦꯡꯅ ꯁꯤꯁꯨ ꯕꯦꯔꯥꯅꯤ ꯑꯋꯥꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗꯕꯐꯧ ꯃꯅꯦꯝꯕꯣꯛ ꯂꯩꯈꯤꯗ꯭ꯔꯒ ꯃꯧꯅ ꯃꯀꯨꯕꯣꯛ ꯁꯦꯕꯥ ꯇꯧꯕ ꯈꯣꯠꯄ ꯑꯁꯤ ꯀꯣꯏꯅꯔꯤꯅꯦ ꯀꯣꯏꯇꯛ ꯆꯠꯅꯔꯤꯅꯦꯕ ꯌꯥꯝ ꯂꯨꯏ ꯃꯥꯏ ꯃꯔꯥꯏꯕꯛꯁꯨ ꯑꯐꯕꯗꯤ ꯅꯠꯇꯦ ꯁꯨꯝꯕ ꯊꯧꯗꯣꯛꯁꯨ ꯂꯥꯛꯏ ꯑꯩꯈꯣꯏꯗꯀꯣ ꯑꯗꯒꯤ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤꯅꯅꯦ ꯀꯤꯕꯨ ꯀꯤꯀꯣ ꯇꯥꯕꯗ ꯑꯩꯈꯣꯏꯗꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃ ꯄꯨꯊꯕꯒꯤ ꯋꯥꯔꯤꯅꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯅꯥ ꯀꯦꯖꯤ ꯑꯃꯅ ꯋꯥꯔꯤ ꯑꯃ ꯂꯤꯈꯤꯕꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯨꯔꯒ ꯃꯥꯁꯨ ꯆꯥꯛꯃꯟꯗꯅ ꯃꯥꯏ ꯋꯥꯔꯤꯁꯦ ꯂꯤꯕ ꯂꯥꯛꯄꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯗꯨ ꯃꯥꯗꯤ ꯊꯕꯛ ꯁꯔꯀꯥꯔꯒꯤꯁꯨ ꯇꯧꯔꯤꯅꯦꯕꯀꯣ ꯃꯥꯁꯦ ꯃꯥꯏ ꯁꯔꯀꯥꯔꯒꯤ ꯊꯕꯛꯁꯦ ꯇꯧꯔ ꯃꯥꯏ ꯇꯣꯂꯣꯞ ꯍꯩꯔꯣꯛꯁꯨ ꯌꯥꯎꯗꯅ ꯈꯣꯠꯇꯅ ꯁꯅꯥꯄꯥ ꯁꯥꯖꯟꯖꯗꯅ ꯑꯗꯩ ꯀꯩꯅꯣ ꯇꯧꯔꯒ ꯃꯥꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯖꯕꯅꯦꯕ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯁꯤꯅꯅꯦ ꯕꯣꯔꯣ ꯃꯤꯁꯇꯤ ꯑꯣꯏꯕ ꯑꯗꯨꯒ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯃꯈꯥꯗ ꯃꯤꯅ ꯊꯕꯛꯁꯦ ꯑꯣꯔꯗꯔ ꯄꯤꯊꯔꯛꯑꯒ ꯀꯝꯄꯅꯤ ꯑꯃꯒꯤ ꯐꯥꯔꯝ ꯍꯥꯎꯁ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯒꯤꯀꯣ ꯐꯟꯗꯤꯡ ꯂꯥꯛꯀꯗꯕ ꯑꯗꯨꯒꯤ ꯊꯕꯛꯅꯦꯅ ꯃꯣꯏꯗ ꯄꯤꯊꯔꯛꯑꯒ ꯃꯣꯏꯅ ꯁꯨꯝ ꯁꯨꯔꯝꯃꯦꯕ ꯁꯨꯝ ꯁꯨꯔꯝꯕꯁꯤꯗ ꯑꯗꯨ ꯇꯣꯡꯉꯦꯅ ꯁꯨꯝ ꯃꯣꯏ ꯃꯍꯥꯖꯣꯟꯗꯨꯅ ꯍꯥꯏꯕꯗꯨꯗꯀꯣ ꯅꯪꯁꯨ ꯁꯤ ꯐꯟꯗꯤꯡꯁꯦ ꯑꯩꯁꯨ ꯂꯣꯏ ꯄꯩꯁꯥ ꯊꯥꯗꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯍꯥꯟꯕꯗꯤ ꯃꯥꯒꯤ ꯌꯨꯝꯁꯦ 100ꯃꯨꯛꯀ ꯁꯥꯕꯁꯤꯗ ꯃꯥꯁꯦ ꯄꯩꯁꯥꯁꯦ ꯌꯥꯝ ꯐꯪꯉꯒ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥꯁꯦ ꯐꯅꯌꯥꯝ ꯈꯨꯠꯁꯨꯃꯟ ꯐꯪꯈꯤꯕꯗꯣ ꯑꯗꯩ ꯃꯌꯥꯝꯒꯤꯗꯤ ꯀꯩꯅꯣꯗꯣ ꯈꯨꯠꯁꯨꯃꯟ ꯄꯤꯈ꯭ꯔꯒ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤ ꯍꯥꯏꯁꯤꯅꯗꯤ ꯑꯃꯨꯛ ꯂꯦꯝꯍꯧꯗꯣꯏꯅꯤꯗꯅ ꯁ꯭ꯀ꯭ꯋꯥꯔ ꯐꯤꯠ ꯄꯥꯅꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯨ ꯈꯔꯗꯤ ꯐꯪꯈ꯭ꯔꯦ ꯆꯍꯤ ꯑꯃꯅꯤꯁꯦꯀꯣ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯤꯗ ꯄꯤꯁꯟꯗꯅ ꯈꯣꯠꯆꯟꯗꯅ ꯁꯅꯥꯄꯥ ꯈꯔ ꯁꯥꯖꯟꯗꯅ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯁꯨ ꯁꯤ ꯌꯥꯎ ꯑꯩ ꯈꯛꯇꯅ ꯄꯩꯁꯥ ꯊꯥꯗꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯅꯪꯁꯨ ꯌꯥꯎꯔꯒ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯃꯣꯏꯁꯤꯅ ꯇꯧꯔꯤꯁꯤꯅ ꯖꯔꯃꯟ ꯐꯟꯗꯤꯡ ꯑꯅꯅꯦ ꯖꯔꯃꯟꯗꯩ ꯊꯥꯗꯔꯛꯀꯗꯕꯅꯦꯅ ꯂꯨꯄꯥ 1,200,000 ꯃꯣꯏꯅ ꯃꯤꯁꯤꯗ ꯗꯤꯄꯣꯖꯤꯠ ꯇꯧꯍꯜꯂꯅꯦꯕ ꯑꯗꯨꯒ 5,000,000-6,000,000 ꯆꯪꯕ ꯌꯨꯝꯁꯦ ꯆꯦꯛꯀꯤ ꯌꯨꯝ ꯇꯤꯟꯅꯗꯤ ꯀꯨꯞꯄ ꯁꯤꯁꯦ ꯀꯥ 4ꯒꯤ ꯁꯤꯁꯦ ꯃꯣꯏꯅ ꯁꯥꯗꯣꯏꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏꯅ ꯖꯔꯃꯟ ꯐꯟꯗꯤꯡꯁꯤꯅ ꯀꯥꯏꯊꯔꯛꯇꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥꯁꯤꯡꯒꯤ ꯌꯨꯝ ꯋꯥꯜꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯁꯥꯈ꯭ꯔꯦꯒ ꯍꯥꯏꯕꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯁꯥꯒꯅ ꯏꯟꯗꯤꯌా ꯒꯣꯔꯃꯦꯟꯁꯦ ꯁꯤꯗꯒꯤ ꯃꯣꯏꯅ ꯑꯃꯨꯛ ꯏꯟꯗꯤꯌꯥꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯌꯨꯝ ꯑꯁꯨꯛ ꯁꯥꯕꯤꯈ꯭ꯔꯦ ꯍꯥꯏꯔꯒ ꯏꯟꯗꯤꯌꯥ ꯒꯣꯞꯁꯤꯅ ꯑꯃꯨꯛ ꯃꯣꯏꯗ ꯄꯤꯒꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯩ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯂꯨꯄꯥ 10,10,000 ꯌꯨꯝ ꯑꯃꯒꯤ ꯂꯨꯄꯥ 10,10,000 ꯄꯤꯔꯛꯀꯗꯕ ꯑꯗꯨꯗ ꯃꯣꯏꯅ ꯃꯤꯁꯤꯗꯒꯤꯅ ꯅꯣꯏꯒꯤ ꯌꯨꯝꯁꯦ ꯐ꯭ꯔꯤꯗ ꯁꯥꯕꯤꯔꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯒ 1,2,000 ꯂꯧꯕ ꯑꯗꯨꯏꯗꯤ ꯂꯩꯇ ꯂꯥꯏꯔ ꯃꯌꯥꯝꯁꯦ ꯌꯨꯝ ꯁꯥꯅꯤꯡꯕ ꯃꯌꯥꯝꯗꯨ 1,2,000 ꯄꯤꯔ ꯁꯥꯟꯅꯔꯦꯗꯅꯀꯣ
ꯑꯗꯨꯗꯤ ꯃꯣꯏꯗꯩꯗꯤ ꯑꯃꯨꯛ ꯂꯥꯛ 3ꯃꯨꯛꯇꯤ ꯆꯪꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯍꯦꯛꯇ ꯌꯨꯝꯁꯦ ꯁꯥꯔꯦ ꯌꯥꯎꯔꯦ ꯑꯗꯣ ꯌꯨꯝ ꯑꯍꯥꯟꯕꯩ 40-50 ꯁꯥꯕꯗꯗꯤ ꯄꯩꯁꯥꯁꯦ ꯈꯔ ꯀꯥꯏꯊꯔꯛꯑꯝꯃꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛ 5 ꯑꯃꯨꯛ ꯍꯥꯟꯅ ꯀꯥꯏꯊꯕ ꯑꯗꯩ ꯑꯃꯨꯛꯁꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯐꯤꯅꯤꯁꯤꯡꯗ ꯑꯃꯨꯛ ꯄꯤꯊꯔꯛꯄ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯝꯕ ꯃꯣꯏꯁꯨ ꯑꯗꯨꯒꯗꯤ ꯑꯔꯣꯏꯕꯗꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯌꯨꯝꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ 100-100 ꯁꯥꯖꯜꯂꯨꯔꯦ ꯍꯥꯏꯌꯦꯕꯀோ ꯑꯗꯨꯒꯗꯤ ꯈꯔ ꯊꯥꯗꯔꯝꯃꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯃꯤꯉꯣꯟꯗꯩꯗꯤ ꯂꯥꯛ 2 ꯗꯤꯄꯣꯖꯤꯠ ꯂꯧꯕ ꯁꯥꯕꯅ ꯃꯣꯏꯗꯩ ꯂꯥꯛ 5 ꯆꯪꯈ꯭ꯔꯒ ꯌꯨꯝ ꯑꯃꯗ ꯂꯥꯛ 3-4 ꯍꯥꯞꯀꯠꯂꯦꯗꯅ ꯁꯤꯒꯤ ꯂꯥꯛ 3-4 ꯁꯤꯗꯤ ꯌꯨꯝ ꯆꯥꯝꯗꯗꯤ ꯀꯌꯥꯅꯣ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯃꯣꯏꯁꯦ ꯄꯩꯁꯥꯁꯦ ꯍꯦꯛꯇ ꯁꯅꯥ ꯂꯨꯄꯥ ꯁꯤ ꯀꯥꯏꯊꯣꯛꯇꯅ ꯃꯣꯏꯒꯤ ꯃꯔꯨꯞ ꯊꯥꯡꯂꯨꯞ ꯀꯛꯊꯠꯇꯅ ꯑꯗꯩ ꯅꯨꯄꯤꯁꯤꯒꯤ ꯂꯣꯟ ꯂꯧꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯄꯩꯁꯥꯁꯦ ꯄꯨꯂꯞ ꯌꯨꯝ 200-300ꯁꯤꯒꯤ ꯀꯥꯏꯊꯔꯛꯄꯗ ꯀ꯭ꯔꯣꯔ 3-4 ꯂꯦꯝꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯦꯅ ꯃꯣꯏꯁꯦ ꯇꯧꯔꯨꯔꯀꯥꯟꯗꯅꯦ ꯄꯨꯕꯁꯨ ꯃꯤꯉꯣꯟꯗꯩꯁꯨ ꯃꯌꯥꯝ ꯄꯨꯁꯟꯕ ꯂꯥꯛ 5 ꯄꯨꯕ 3 ꯄꯨꯕ ꯑꯃꯗꯩ ꯂꯥꯛ 20-30ꯁꯨ ꯄꯨꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯨꯄꯥ ꯀ꯭ꯔꯣꯔꯃꯨꯛ ꯍꯦꯟꯅꯁꯦ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯅꯝꯃꯒꯅꯦ ꯄꯩꯁꯥꯁꯦ ꯀꯥꯏꯊꯔꯛꯇ꯭ꯔꯦꯕ ꯃꯄꯨꯁꯦ ꯀꯅꯥꯅꯣ ꯀꯅꯥꯗ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯕ ꯃꯣꯏꯁꯦꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯩꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯃ ꯃꯣꯏꯒ ꯄꯨꯜꯂꯝꯕꯁꯤꯁꯨ ꯃꯥꯡꯊꯣꯛꯈ꯭ꯔꯦꯕ ꯃꯥꯁꯨ ꯄꯩꯁꯥ ꯃꯌꯥꯝ ꯄꯨꯊꯗꯅ ꯊꯧꯕꯁꯦ ꯂꯥꯛꯇꯅ ꯃꯥꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗꯤ ꯆꯦ ꯆꯥꯡ ꯀꯩꯒꯨꯝꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯕ ꯅꯠꯇꯦꯕ ꯑꯦꯖꯦꯟꯁꯤꯁꯤꯒꯤ ꯃꯔꯝꯗ ꯍꯧꯖꯤꯛꯀꯤ ꯑꯃ ꯅꯨꯄꯥ ꯃꯍꯥꯖꯣꯟ ꯃꯉꯣꯟꯗ ꯍꯧꯔꯛꯏꯕꯗꯨꯗꯤ ꯈꯪꯕ ꯂꯣꯏꯅꯃꯛ ꯃꯥꯒꯗꯤ ꯋꯥꯔꯤ ꯅꯨꯡꯂꯤ ꯁꯥꯟꯅꯕ ꯑꯗꯩ ꯀꯝꯄꯅꯤꯒꯤ ꯃꯤꯈꯩꯗꯣ ꯁꯤꯗꯒ ꯂꯥꯛꯑꯝꯗꯅ ꯑꯗꯩ ꯃꯥꯁꯨ ꯑꯥꯗꯒ ꯆꯠꯇꯅ ꯂꯣꯏ ꯇꯧꯔꯨꯕ ꯍꯧꯖꯤꯛ ꯅꯨꯄꯥꯗꯨꯗꯤ ꯑꯗꯨꯒ ꯃꯥꯗꯤ ꯈꯪꯍꯧꯗ꯭ꯔꯦꯕ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯗꯤ ꯍꯦꯛꯇ ꯌꯨꯝꯁꯦ ꯃꯥꯁꯨ 200-300 ꯁꯥꯖꯜꯂꯨꯔ ꯃꯤꯒꯤ ꯃꯌꯥꯝ ꯄꯩꯁꯥ ꯄꯨꯊꯔꯒ ꯂꯣꯠꯈ꯭ꯔꯦꯕ ꯃꯥꯁꯦ ꯉꯥꯎꯍꯧꯔꯦꯕ ꯍꯧꯖꯤꯛꯀꯤ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯔꯨꯕ ꯅꯨꯄꯥꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯏ ꯅꯨꯄꯤꯁꯨ ꯍꯦꯛꯇ ꯀꯩꯅꯣꯝ ꯇꯧꯗꯅ ꯄꯩꯁꯥꯁꯦ ꯊꯧꯕ ꯂꯥꯛꯇꯅ ꯈꯥꯡ ꯂꯥꯛꯄ ꯉꯝꯗ꯭ꯔꯕ ꯑꯃꯗꯩ ꯄꯨꯔ ꯑꯃꯨꯛ ꯁꯦꯟꯗꯣꯏ ꯍꯨꯟ ꯃꯣꯏꯁꯨ ꯄꯩꯁꯥꯗꯣ ꯀꯥꯏꯊꯔꯛꯑꯗꯤꯅ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯑꯃꯨꯛꯁꯨ ꯃꯣꯏꯅ ꯌꯨꯝ ꯁꯥꯔꯨꯔꯤꯕ ꯃꯤ 200-300 ꯂꯥꯛ 2 ꯂꯧꯁꯜꯂꯨꯕꯗꯨꯅ ꯑꯃꯨꯛꯁꯨ ꯊꯧꯕꯁꯦ ꯂꯥꯛꯈꯠꯂꯛꯑꯕ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯂꯣꯏꯁꯜꯂꯣ ꯅꯠꯇ꯭ꯔꯒꯅ ꯂꯥꯛ 2ꯗꯣ ꯍꯟꯊꯔꯛꯑꯣ ꯅꯣꯏ ꯌꯨꯝꯁꯦ ꯊꯨꯒꯥꯏꯔꯣ ꯂꯥꯎ ꯄꯨꯁꯒꯣ ꯍꯥꯏꯒꯠꯂꯛꯑꯕ ꯑꯗꯨꯗꯩꯗꯤ ꯍꯦꯛꯇ ꯃꯣꯏꯁꯦ ꯉꯥꯎꯗꯅ ꯂꯣꯠꯂ ꯈꯥꯡꯉꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯄꯨꯟꯁꯤꯗ ꯃꯤ ꯑꯃꯅꯗꯤ ꯇꯥꯕꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯄꯨꯊꯒꯗꯕ ꯅꯠꯇꯦꯗ ꯒꯥꯅ ꯍꯥꯏꯔꯝꯒꯅꯦꯕ ꯀ꯭ꯔꯣꯔ ꯑꯃ ꯄꯨꯊꯕ ꯍꯥꯏꯕꯁꯦ ꯈꯪꯍꯧꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯨ ꯃꯊꯛ ꯃꯣꯏꯁꯦ ꯆꯥꯛꯄ ꯁꯅꯥ ꯂꯨꯄꯥꯁꯨ ꯇꯨꯝꯕ ꯂꯣꯟꯁꯨ ꯂꯧꯔꯨꯕ ꯃꯤꯒꯤꯁꯨ ꯄꯨꯔꯨꯕ ꯃꯔꯨꯞ ꯊꯥꯡꯂꯨꯞ ꯑꯔꯩꯕꯁꯨ ꯀꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯕꯅꯦ ꯑꯗꯨꯒꯤ ꯉꯥꯎꯔꯤꯉꯩꯁꯤꯗ ꯑꯃꯨꯛꯅꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗꯅꯦ ꯅꯨꯄꯤ ꯑꯃꯃꯨꯛ ꯀꯣꯏꯔꯛꯄꯅꯦꯕ ꯅꯨꯄꯤ ꯑꯩ ꯉꯥꯎꯔꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯅꯨꯄꯤꯁꯤꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕꯤ ꯑꯩ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯗꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯔꯒ ꯑꯩꯁꯨ ꯈꯔ ꯐꯩ ꯍꯥꯏꯔꯒꯅꯦ ꯑꯗꯨꯝ ꯃꯥꯅ ꯑꯣꯐꯤꯁ ꯍꯜꯂꯦ ꯋꯥꯔꯤ ꯁꯥꯔ ꯂꯩꯔꯝꯕꯤ ꯑꯗꯩ ꯃꯣꯏꯁꯦ ꯂꯣꯠꯂꯒ ꯀꯥ ꯚꯔꯥ ꯑꯃ ꯂꯧꯔ ꯂꯩꯌꯦꯕ ꯑꯗꯨꯗ ꯅꯨꯄꯤꯁꯤꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔꯒ ꯃꯥꯅ ꯚꯔꯥꯁꯦ ꯅꯨꯄꯥꯁꯤꯅ ꯂꯩꯍꯧꯕ ꯅꯨꯄꯤꯁꯤꯅ ꯑꯣꯐꯤꯁ ꯆꯠꯄ ꯑꯗꯩ ꯃꯆꯥꯈꯩꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯇꯧꯔꯒ ꯑꯩꯈꯣꯏ ꯕꯥꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯍꯜꯂꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔ ꯂꯩ ꯍꯦꯛꯇ ꯍꯥꯏꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯃꯥ ꯀꯥ 2 ꯃꯣꯏꯁꯦ ꯀꯥ 2 ꯂꯧꯕꯖꯥꯠꯅꯤ ꯚꯔꯥꯁꯦ ꯑꯃꯅ ꯆꯥꯛꯁꯪꯒ ꯃꯆꯥꯈꯩ ꯀꯥ ꯑꯣꯏꯕ ꯑꯃꯅ ꯃꯣꯏ 2ꯒꯤ ꯀꯥ ꯑꯣꯏꯕꯖꯥꯠꯅꯦꯕ ꯃꯄꯥꯗꯤ ꯑꯗꯨꯝ ꯑꯗꯨꯒꯤ ꯀꯥꯗꯣ ꯇꯣꯉꯥꯟꯅ ꯃꯥꯏ ꯊꯣꯡ ꯂꯣꯜꯂ ꯑꯗꯨꯝ ꯂꯩꯈ꯭ꯔꯕ ꯅꯨꯄꯤꯁꯤꯅ ꯃꯥꯏ ꯃꯆꯥꯈꯩꯒ ꯇꯨꯝꯃꯕ ꯑꯗ ꯑꯗꯨꯝ ꯇꯨꯝꯃꯣ ꯍꯦꯛꯇ ꯍꯥꯏꯕꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯒ ꯎꯟꯅꯗꯅ ꯆꯠꯃꯤꯟꯅꯗꯅ ꯑꯩ ꯃꯥꯅ ꯅꯪ ꯅꯨꯄꯤꯁꯦ ꯀꯣꯏꯒꯅꯨ ꯈꯣꯠꯀꯅꯨꯗꯣ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯂꯧꯒꯦꯅ ꯀꯣꯏꯕ ꯅꯠꯇꯦ ꯑꯩ ꯃꯥꯒ ꯁꯨꯝ ꯅꯣꯂꯦꯖ ꯁꯦꯌꯔ ꯇꯧꯔꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯥꯊꯕꯤꯔꯀꯥꯟꯗ ꯑꯩꯁꯦ ꯍꯤꯡꯅꯤꯡꯕ ꯐꯥꯎꯔꯤ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯉꯥꯟ ꯁꯤꯔꯝꯃꯅꯤ ꯑꯗꯨꯅ ꯅꯨꯄꯤꯁꯤꯅ ꯑꯩꯁꯦ ꯀꯟꯕꯤꯔꯤꯃꯤ ꯅꯪꯒꯤꯗꯃꯛ ꯏꯆꯥꯒꯤꯗꯃꯛ ꯍꯥꯏꯔꯒꯅꯦ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯂꯣꯏꯅꯔ ꯂꯩꯔꯕ ꯆꯠꯃꯤꯟꯅꯗꯅ ꯅꯨꯄꯤꯁꯤꯒ ꯎꯅꯔ ꯐꯩ ꯍꯦꯛꯇ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯩꯗꯤ ꯁꯨꯝ ꯍꯦꯟꯖꯟꯅꯗꯅ ꯚꯔꯥ ꯂꯧꯔ ꯅꯨꯄꯤꯁꯦ ꯊꯝꯃꯦ ꯅꯨꯄꯥꯁꯦ ꯈꯔ ꯍꯜꯂꯛ ꯁꯣꯝꯒꯤ ꯚꯔꯥꯁꯤꯗ ꯅꯨꯄꯤꯗꯨꯒ ꯈꯔ ꯂꯩ ꯄꯩꯁꯥꯅ ꯄꯨꯊꯔꯤꯉꯩ ꯉꯥꯎꯔꯤꯉꯩꯗꯨꯗ ꯑꯃꯨꯛ ꯅꯨꯄꯥꯁꯦ ꯅꯨꯄꯤꯗꯨꯁꯨ ꯉꯥꯎꯁꯜꯂꯛꯄꯤꯅꯦꯕ ꯑꯗꯨꯅ ꯃꯉꯣꯟꯁꯤꯗꯅꯦ ꯉꯥꯎꯕ ꯑꯩ ꯅꯨꯄꯥꯁꯨ ꯃꯥꯡꯕ ꯄꯩꯁꯥ ꯄꯨꯝꯅꯃꯛꯁꯨ ꯃꯥꯡꯕꯅ ꯃꯥꯁꯦ ꯍꯦꯛꯇ ꯃꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯒ ꯂꯥꯛꯄꯅꯦꯕ ꯁꯨꯃꯥꯏꯅ ꯁꯅꯥ KG ꯑꯃ ꯂꯣꯏꯈꯤꯕꯁꯦ ꯀꯩꯁꯨ ꯅꯠꯇꯅ ꯁꯨꯃꯥꯏꯅ ꯃꯥꯁꯨ ꯃꯔꯩ ꯈꯨꯖꯤ ꯅꯨꯡꯖꯤ ꯃꯥꯒꯤ ꯄꯥꯝꯕꯣꯝ ꯐꯥꯕꯤ ꯍꯦꯛꯇ ꯁꯅꯥ ꯑꯆꯧꯕ ꯂꯤꯛꯀ ꯁꯨꯠ ꯃꯌꯥꯝ ꯁꯥꯖꯟꯖꯔꯤꯅꯦꯌꯦ ꯃꯥꯁꯨꯀꯣ ꯑꯗꯨꯃꯥꯏꯅ ꯄꯨꯡꯂꯣꯏ ꯂꯣꯏꯈꯤꯕꯗꯣ ꯁꯅꯥ ꯆꯟꯅꯤꯡ ꯑꯃꯐꯥꯎ ꯃꯅꯥꯗ ꯅꯞ ꯉꯝꯗꯕꯗꯣ ꯁꯤꯁꯦ ꯂꯩꯇꯕ ꯅꯠꯇꯦ ꯊꯣꯛꯇꯕ ꯅꯠꯇꯦ ꯃꯤ ꯀꯅꯥꯅꯗꯤ ꯊꯥꯖꯔꯣꯏ ꯃꯁꯥꯗ ꯊꯣꯛꯇꯕꯅꯗꯤꯅꯅꯦ ꯎꯄꯨ ꯃꯥꯒꯤ ꯑꯥꯏꯔꯟ ꯒꯣꯗꯦꯖꯀꯤ ꯃꯅꯨꯡꯁꯦ ꯃꯆꯥ ꯑꯃ ꯂꯣꯀꯔ ꯑꯃ ꯁꯅꯥ ꯍꯥꯞꯄ ꯂꯣꯏ ꯍꯥꯞꯅꯩꯗꯅ ꯃꯥꯏꯁꯦ ꯄꯤꯛ ꯊꯟꯖꯩꯅꯦ ꯁꯅꯥꯁꯤꯅ ꯀꯥꯒꯣꯛꯁꯤꯅ ꯅꯦꯛꯀ꯭ꯂꯦꯁꯀꯤ ꯁꯅꯥꯒꯤꯅ ꯑꯃꯕꯨ ꯍꯦꯛ ꯀꯥꯒꯣꯛꯇꯨꯅ ꯑꯍꯥꯡꯕ ꯑꯣꯏꯅ ꯂꯣꯏ ꯂꯩꯍꯧꯔꯦ ꯁꯅꯥꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯎꯄꯨꯁꯦ ꯁꯅꯥ ꯆꯟꯅꯤꯡ ꯑꯃꯕꯨ ꯍꯥꯞꯀꯦ ꯐꯪꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯃꯊꯥꯅ ꯃꯥꯁꯨ ꯍꯦꯛꯇ ꯉꯥꯎꯗꯅ ꯃꯥꯁꯨ ꯃꯁꯥꯗ ꯄꯥꯜꯂꯕꯅꯤꯅꯅꯦ ꯑꯗꯨꯛ ꯌꯥꯝ ꯁꯅꯥ ꯁꯤꯖꯔꯝꯕ ꯅꯨꯄꯤꯗꯣ ꯃꯥꯁꯨ ꯂꯥꯛꯑ ꯂꯤꯔꯔꯤꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯌꯦꯕ ꯏꯆꯦ ꯇꯣꯂꯣꯞ ꯆꯥꯎꯅ ꯆꯥꯔꯤꯕꯅꯤ ꯃꯇꯝ ꯈꯔ ꯋꯥꯕ ꯈꯥꯡꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯏꯆꯦ ꯂꯣꯟ ꯅꯨꯡ ꯍꯥꯏꯕꯁꯦ ꯅꯣꯡꯃꯗꯤ ꯀꯛꯄ ꯂꯣꯏꯒꯅꯤ ꯑꯗꯨꯒ ꯏꯆꯦꯒꯤ ꯄꯨꯟꯁꯤꯗꯣ ꯑꯗꯨꯝ ꯂꯥꯛꯆꯖꯅꯤ ꯏꯆꯥꯁꯤꯡ ꯇꯧꯔꯒꯅꯦ ꯄꯨꯔꯣꯏꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯐꯔꯦ ꯇꯥꯔꯛꯇ꯭ꯔꯦ ꯏꯆꯦ ꯐꯨꯔꯒꯗꯣ ꯋꯥꯔꯛꯎꯕ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯄꯨꯜꯂ ꯊꯝꯕ ꯉꯝꯃꯣꯏ ꯀꯅꯥꯅꯁꯨ ꯁꯪꯕ ꯉꯝꯃꯣꯏ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯗꯤ
ꯆꯦ ꯅꯪ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯂꯣꯏ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯊꯣꯛꯈ꯭ꯔꯣ ꯁꯤꯍꯧꯗꯕ ꯅꯥꯍꯧꯗꯕꯁꯤꯃꯨꯛ ꯐꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕꯗ ꯁꯥ ꯂꯥꯡꯕꯟ ꯍꯥꯏꯕꯁꯦ ꯊꯣꯛꯇꯕ ꯂꯩꯕ ꯅꯠꯇꯦ ꯑꯅꯥ ꯑꯌꯦꯛ ꯑꯦꯛꯁꯤꯗꯦꯟ ꯏꯆꯥꯈꯩꯒꯤ ꯀꯦꯁ ꯅꯨꯡ ꯈꯠꯅ ꯆꯩꯅꯕ ꯑꯃ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯀꯩꯅꯣꯃ ꯑꯗꯨꯝ ꯂꯣꯏ ꯊꯣꯛꯏ ꯑꯗꯨ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯅꯪꯒꯤꯁꯨ ꯑꯆꯧꯕ ꯃꯗꯣ ꯀꯩꯅꯣ ꯑꯃ ꯂꯥꯛꯄꯅꯦꯅ ꯈꯟꯕꯤꯔꯣ ꯑꯗꯨꯒ ꯏꯆꯦ ꯇꯣꯂꯣꯞ ꯆꯥꯍꯧꯕꯁꯦ ꯏꯆꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯍꯧꯔꯤꯁꯦ ꯈ꯭ꯋꯥꯏ ꯐꯔꯤꯕꯅꯤ ꯑꯗꯨꯒ ꯏꯆꯥꯈꯩꯒꯤ ꯍꯤꯡꯉꯣ ꯏꯆꯦ ꯅꯪ ꯋꯥꯈꯜ ꯆꯥꯎꯊꯣꯛꯑꯣꯅ ꯇꯧꯔꯒ ꯃꯥꯗꯣ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯔꯝꯕ ꯆꯠꯈꯤꯕ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯁꯨꯃꯥꯏꯅ ꯀꯩꯅꯣꯁꯦ NGO ꯍꯥꯏꯒꯗ꯭ꯔꯥ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯒꯤ ꯁꯨꯝꯕ ꯐꯟꯗꯤꯡ ꯃꯄꯥꯟꯗꯒꯤ ꯇꯥꯟꯅꯕꯁꯦ ꯁꯤꯒꯤ ꯌꯥꯝ ꯃꯥꯡꯅꯩꯌꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯤꯡꯒꯣꯜꯒꯁꯦ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯤꯗꯅꯦ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯕꯗꯣ ꯍꯤꯡꯒꯣꯜ ꯌꯥꯝ ꯆꯥꯎꯅꯒ ꯀ꯭ꯔꯣꯔꯗꯒ ꯌꯣꯜꯂꯒ ꯄꯨꯡꯃꯨꯠ ꯃꯨꯠꯈꯤꯕꯒ ꯌꯥꯎꯋꯦꯕ ꯑꯩꯅ ꯍꯦꯛ ꯈꯪꯕꯗꯐꯥꯎꯗꯀꯣ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯏꯆꯦꯁꯤꯒꯤ ꯋꯥꯔꯤꯁꯤꯁꯨꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯃꯤꯃꯥꯟꯅꯕꯁꯨ ꯈꯔ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝ ꯇꯧꯕꯀꯣ ꯑꯗꯨꯗ ꯃꯤꯃꯥꯟꯅꯗꯕꯁꯤꯗ ꯑꯩꯈꯣꯏ ꯄꯪꯅꯣꯛꯇꯒ ꯍꯦꯛ ꯅꯣꯛꯄꯤ ꯄꯪꯂꯥꯡꯗꯒ ꯍꯦꯛ ꯂꯥꯡꯖꯕꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯤꯗꯨꯅꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯅꯨꯄꯥ ꯑꯃꯅꯅꯦ ꯃꯥꯁꯦ ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯗ ꯃꯣꯂꯦꯁ ꯇꯧꯕꯤꯔꯝꯃꯦ ꯑꯗꯨꯒꯤ ꯃꯆꯥꯁꯦ ꯀꯞꯄꯒ ꯂꯥꯛꯑꯒ ꯍꯜꯂꯛꯑ ꯇꯝꯕ ꯑꯗꯨꯒꯤ ꯃꯥꯁꯦ ꯇꯧꯐꯝ ꯈꯪꯗꯗꯅꯅꯦꯀꯣ ꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯇꯧꯕꯁꯨ ꯉꯝꯗꯕ ꯋꯥ ꯆꯥꯎꯊꯣꯛꯅꯒꯗꯧꯗꯣ ꯑꯗ ꯃꯆꯥꯗꯨꯅ ꯇꯝꯕ ꯃꯥ ꯈꯛꯇꯅꯦꯕ ꯈꯪꯉꯤꯁꯦ ꯑꯗꯣ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯒ ꯃꯥꯁꯦ ꯊꯧꯗꯣꯛꯁꯤꯃꯗꯤ ꯍꯧꯈ꯭ꯔꯤꯕꯀꯣ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯃꯇꯝꯗꯨꯗꯗꯤ ꯆꯥꯅꯁꯨ ꯇꯧꯍꯧꯗ꯭ꯔꯕꯅꯤꯅ ꯃꯆꯥꯁꯨ ꯎꯔꯒꯗꯤ ꯃꯥꯅ ꯑꯗꯨꯝ ꯀꯞꯄ ꯑꯗꯩ ꯅꯨꯄꯥꯗꯣ ꯎꯔꯦ ꯃꯥꯗꯤ ꯃꯆꯥꯗꯨꯅꯗꯤ ꯑꯁꯤꯅꯅꯦꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕꯅꯤꯅ ꯑꯗꯩ ꯃꯥꯅ ꯎꯍꯧꯕ ꯅꯠꯇꯕꯅꯤ나 ꯃꯆꯥꯗꯨꯗꯤ ꯃꯤꯃꯥꯟꯅꯗꯕꯅꯤꯅ ꯍꯥꯏꯔꯨꯔꯁꯨ ꯑꯉꯥꯎꯕ ꯅꯆꯥꯁꯤꯅ ꯍꯥꯏꯔꯒꯅ ꯍꯥꯏꯕꯤꯔꯛꯇꯣꯏꯕ ꯑꯗꯨꯅꯅꯦ ꯃꯥꯅꯗꯤ ꯃꯣꯂꯦꯁ ꯇꯧꯔꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯊꯣꯡ ꯐꯤꯃꯦꯜ ꯄꯥꯔꯠ ꯀꯩꯗ ꯇꯜꯂꯛꯄ ꯁꯣꯛꯂꯛꯄ ꯃꯥꯅ ꯊꯨꯞꯇꯅ ꯅꯥꯗꯅ ꯑꯉꯥꯡꯗꯨꯅ ꯁꯨꯛ ꯆꯥꯎꯊꯣꯛꯇꯅ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯈꯪꯉꯦꯗꯅ ꯑꯗꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯆꯠꯊꯔꯛꯑꯦ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯩ ꯁ꯭ꯀꯨꯜꯗ ꯆꯠꯈ꯭ꯔꯦꯗꯅ ꯃꯆꯥꯅꯨꯄꯤꯁꯦ ꯑꯃꯒꯤ ꯀ꯭ꯂꯥꯁꯇ ꯆꯪꯁꯤꯜꯂꯛꯑꯦ ꯃꯤꯅ ꯀ꯭ꯂꯥꯁ ꯃꯥꯏ ꯀ꯭ꯂꯥꯁ ꯂꯧꯅꯕꯗꯣ ꯑꯣꯖꯥꯅ ꯆꯪꯁꯤꯜꯂꯛꯑꯦ ꯀ꯭ꯂꯥꯁ ꯑꯃꯗ ꯐꯝꯖꯤꯜꯂꯛꯑꯦꯅ ꯀꯝꯄ꯭ꯂꯦꯟꯁꯦ ꯌꯥꯝ ꯆꯥꯕ ꯁ꯭ꯀꯨꯜ ꯊꯥꯔꯛꯑꯅꯨ ꯈꯣꯠꯂꯛꯑꯅꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯤꯃꯥꯟꯅꯗꯕ ꯄꯣꯛꯏꯉꯩꯒꯤ ꯑꯗꯨꯝꯕ ꯀꯝꯄ꯭ꯂꯦꯟ ꯃꯌꯥꯝ ꯂꯩꯀꯥꯏꯒꯤ ꯀꯩꯒꯤ ꯃꯥꯅ ꯑꯗꯨ ꯇꯧꯔꯝꯃꯦ ꯑꯗꯩ ꯅꯪ ꯅꯆꯥꯅꯨꯄꯤꯅ ꯑꯗꯨ ꯇꯧꯔꯝꯃꯦ ꯃꯄꯥꯟ ꯊꯣꯛꯍꯜꯂꯛꯀꯅꯨ ꯀꯥꯏꯅ ꯇꯧꯔꯤꯉꯩꯗꯨꯗꯀꯣ ꯑꯃꯨꯛꯀꯁꯨ ꯁꯨꯝꯕ ꯊꯧꯗꯣꯛ ꯑꯃꯨꯛ ꯊꯣꯛꯄꯗ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯃꯥꯁꯨ ꯁꯨꯝ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯔꯛꯄꯅꯦꯕꯀꯣ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯇꯁꯦꯡꯅꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯃꯈꯛꯁꯨꯅꯦ ꯃꯥꯁꯦ ꯃꯌꯨꯝꯁꯦ ꯑꯅꯤꯔꯛ ꯄꯥꯜꯂꯦ ꯍꯥꯏꯌꯦꯕꯀோ ꯃꯆꯥꯁꯦ ꯃꯌꯨꯝ ꯑꯅꯤꯃꯛꯁꯤꯗ ꯄꯣꯛꯇꯦ ꯍꯥꯏ ꯃꯥ ꯑꯗꯣ ꯃꯥꯁꯦ ꯃꯄꯥꯝꯗꯁꯨ ꯍꯟꯅꯤꯡꯗꯕ ꯑꯗꯒꯤꯗꯤ ꯑꯅꯤꯔꯛ ꯄꯥꯜꯂꯤꯕ ꯅꯨꯄꯥꯁꯤꯁꯨ ꯍꯧꯖꯤꯛꯁꯦ ꯂꯩꯃꯤꯟꯅꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯄꯥꯟꯕ ꯌꯨꯝꯕꯥꯟꯗꯕꯨ ꯈꯤꯇꯪ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯃꯔꯥ ꯇꯥꯟꯅꯕ ꯋꯥꯅꯤ ꯁꯦꯠꯅꯕ ꯋꯥꯅꯤ ꯑꯅꯤꯔꯛ ꯁꯨꯕ ꯄꯥꯟꯅꯕꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯐꯤꯂꯝꯒꯤ ꯉꯥꯏꯍꯥꯛꯀ ꯑꯗꯨꯝ ꯁꯥꯟꯅꯕꯩ ꯄꯪꯂꯩ ꯂꯩꯃꯤꯟꯅꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯈꯟꯅꯩꯌꯦꯕ ꯃꯤꯇꯣꯞꯇ ꯑꯃꯨꯛ ꯈꯟꯅꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯃꯥꯁꯨ ꯍꯣꯝꯗ ꯂꯥꯛꯀꯦꯅ ꯃꯥ ꯃꯊꯥ ꯁꯥꯔꯒꯅꯦ ꯏꯄꯥꯝꯗꯗꯤ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯩꯁꯦꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤꯅꯦꯕ ꯑꯩꯅ ꯏꯆꯦ ꯂꯥꯛꯑꯣꯅ ꯑꯗꯨꯝ ꯍꯥꯏꯈꯤꯕꯀꯣ ꯑꯗꯒꯤ ꯑꯃ ꯏꯆꯦꯁꯤꯁꯨ ꯃꯥꯁꯦ ꯑꯅꯤꯔꯛ ꯄꯥꯟꯕꯅꯦ ꯃꯥꯁꯨ ꯑꯍꯥꯟꯕ ꯄꯥꯟꯕꯗ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯉꯥꯡꯁꯨ ꯌꯥꯎꯗꯕ ꯑꯗꯩ ꯑꯃꯨꯛ ꯂꯨꯈ꯭ꯔꯥꯁꯨ ꯑꯣꯏꯍꯧꯔꯦ ꯃꯥꯁꯦ ꯃꯆꯥꯁꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯃꯥꯏ ꯃꯐꯝꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯜꯂꯛꯑꯦꯗꯅ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯆꯥ ꯑꯃꯇꯪ ꯌꯥꯎꯖꯔꯝꯃꯒꯗꯤ ꯃꯥ ꯌꯨꯝꯗꯨꯗ ꯃꯆꯥꯗꯣ ꯀꯣꯜꯂ ꯂꯩꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯄꯥꯝꯗ ꯃꯆꯥꯗꯨꯒ ꯂꯩꯕ ꯑꯃ ꯇꯧꯒꯗꯕꯅꯦꯅ ꯑꯗ ꯃꯌꯥꯝꯁꯤꯅꯅꯦ ꯄꯥꯜꯂꯨ ꯅꯪ ꯉꯟꯅꯁꯨ ꯂꯨꯈꯥ ꯑꯣꯏꯔ ꯍꯜꯂꯦ ꯅꯆꯥꯁꯨ ꯌꯥꯎꯗꯦ ꯁꯤꯗ ꯁꯨꯝ ꯂꯩ ꯌꯥꯔꯣꯏꯅ ꯁꯤꯜꯂ ꯈꯣꯠꯂ ꯄꯥꯜꯍꯜꯂꯛꯄꯗꯣ ꯑꯗꯨ ꯇꯧꯔꯒ ꯑꯃꯨꯛꯁꯨ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯇꯛꯈꯠꯇꯅ ꯀꯣꯏꯕ ꯉꯥꯡꯅ ꯁꯥꯟꯅꯕꯁꯨ ꯌꯥꯗꯕꯤꯗ ꯍꯦꯛꯇ ꯐꯣꯟꯁꯤꯗꯅꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯁꯦ FB/IGꯁꯤꯗ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯅꯦ ꯃꯦꯁꯦꯖ ꯊꯥꯖꯤꯟꯗꯅ ꯑꯃ ꯇꯧꯗꯅ ꯀꯩꯅꯣ ꯐꯦꯛ ꯍꯥꯡꯉꯒꯀꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯃꯁꯛ ꯈꯔ ꯐꯖꯕꯒꯤ ꯄꯥꯈꯪ ꯃꯆꯥꯒꯤ ꯐꯣꯇꯣꯒ ꯍꯥꯞꯆꯜꯂꯦꯗꯅ ꯑꯗꯨꯒ ꯃꯤꯒꯤ ꯑꯇꯣꯞꯄ ꯑꯦꯀꯥꯎꯟꯗꯩ ꯃꯥꯅ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯒꯅꯦ ꯑꯗꯨꯒꯤ ꯃꯤꯁꯦ ꯁꯥꯔꯦꯗꯅ ꯑꯗꯨꯒ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅꯅꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯕ ꯄꯨꯔꯥ ꯑꯗꯨ ꯅꯨꯄꯤ ꯃꯆꯥ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯃꯥꯅ ꯂꯣꯏ ꯃꯥꯡꯍꯜꯂꯛꯑꯅꯤ ꯑꯗꯩ ꯃꯧꯍꯜꯂꯛꯄ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯀꯣꯏꯗꯅ ꯃꯁꯛꯁꯨ ꯐꯖꯩ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯈꯤꯇꯪ ꯀꯦꯔꯛꯄꯗꯒ ꯌꯥꯝ ꯅꯥꯟꯕ ꯃꯥꯟꯕꯗꯣ ꯑꯣꯏꯕꯗꯣ ꯑꯗ ꯃꯥꯁꯦ ꯊꯃꯣꯏꯁꯦ ꯌꯥꯝ ꯀꯥꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯍꯥꯟꯕ ꯌꯨꯝ ꯄꯥꯜꯂꯁꯨ ꯑꯅꯤꯁꯨꯕ ꯌꯨꯝ ꯄꯥꯜꯂꯁꯨ ꯑꯗꯨꯅ ꯃꯥꯁꯦ ꯂꯩꯒꯦ ꯈꯣꯠꯀꯦꯅ ꯃꯥꯁꯨ ꯇꯥꯟꯅꯔꯛꯏꯅꯦꯕ ꯑꯗꯨꯝ ꯂꯥꯛꯑꯒ ꯂꯩ ꯌꯥꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥꯅꯀꯣ ꯑꯗꯣ ꯍꯟꯅꯤꯡꯗꯕ ꯑꯅꯤꯔꯛ ꯁꯨꯖꯜꯂꯛꯑꯃꯤꯅ ꯁꯨꯃꯥꯏꯅ ꯌꯨꯝꯁꯦ ꯑꯅꯤꯔꯛꯇꯤ ꯄꯥꯜꯂꯨꯔꯒ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯏꯀꯥꯏꯕ ꯍꯜꯂꯛꯄꯁꯨ ꯍꯟꯗꯛꯁꯨ ꯑꯣꯏꯗ꯭ꯔꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯁꯤꯁꯨ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯨꯅ ꯅꯥꯈꯩ ꯑꯃ ꯁꯦꯡꯅꯅꯦ ꯑꯍꯥꯟꯕ ꯄꯥꯟꯕꯗ ꯂꯥꯏꯕꯛ ꯊꯤꯍꯧꯔꯗꯤ ꯑꯅꯤꯔꯛ ꯁꯨꯗꯕꯅ ꯐꯩ ꯑꯅꯤꯔꯛ ꯁꯨꯗꯕꯅ ꯂꯦꯝꯃꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦ ꯑꯗꯨꯒꯅꯦ ꯑꯃꯅꯅꯦ ꯌꯥꯝ ꯉꯛꯑꯦ
ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃꯈꯛꯁꯤꯗ ꯅꯨꯄꯤ ꯐꯣꯟ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯑꯃ ꯂꯥꯛꯑꯦ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯑꯃ ꯂꯥꯛꯄꯁꯤꯗ ꯃꯥꯗꯤ ꯚꯥꯞ ꯑꯣꯏꯗꯗꯅ ꯑꯗꯨꯝ ꯀꯅꯥꯅꯣꯅꯦꯅ ꯐꯠ ꯂꯥꯎ ꯄꯥꯏꯈꯠꯂꯨꯕ ꯑꯗꯨꯒꯗꯤ ꯄꯨꯔꯥꯅꯦ ꯅꯨꯄꯤꯁꯦ ꯃꯌꯥꯡ ꯅꯨꯄꯤꯀꯣ ꯀꯩꯝꯇ ꯄꯨꯔꯥ ꯅꯦꯀꯦꯠꯇ ꯐꯣꯟꯁꯦ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯁꯦ ꯇꯧꯔꯛꯄ ꯃꯥꯁꯨ ꯄꯨꯡꯉꯛ ꯉꯥꯛꯇꯅ ꯉꯥꯛꯇꯪ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯠ ꯐꯥꯗꯦ ꯍꯥꯏꯌꯦ ꯁꯦꯀꯦꯟ 40 ꯅꯨꯄꯤꯁꯤꯅ ꯑꯁ ꯅꯣꯛꯇꯅ ꯈꯣꯠꯇꯅ ꯁꯨꯝ ꯇꯧꯕꯁꯦ ꯃꯥꯁꯤ ꯉꯛꯄꯣꯏ ꯀꯩ ꯀꯅꯥꯅꯣꯅꯦ ꯁꯤꯕꯨꯒ ꯍꯥꯏꯔꯒ 마디 에도 마양니 코네디 마tam도디 강본데버고 아두가디 아코이 마주 ngaktang sangaknabado dumaina engoda sumai tawreisibo haragadi video calling sadi sumai yengnaragadi video calling tawnaredana adu pula muthatkre haibana pisina ko adu ngale gane message thare nange jugi video do viral chalhal ani aduna nang paisa ka pho ho nako adaidi kano nupa nong phone tawre ko viral chalhal ne na viral chalagane abdi phi thong da banu piduga maga video calling tawna bai majidi yawrak toy midana adoidi maje mina di smai tawsan birakone di khangdraga mina di koi maje smai oktaba nupani sumba nupi jinga smai phone tawna nupane na mina khangi doi natra adui madi sum thaba am kaim taw jaraga sum ichalam da leijabo oiba sane bako adu mainaga nupi koibo ko adum bagi mangonda kaim leijadaba aduna maje bhairen chalani ai mina oktaba nen khalani nupi koiba nupani mapi thongdaba nupi video calling do ai saba nupani asije na ai je laikai khunna ai gi kai imana bazing kai kai thabak tawhamda office ta ai jaje loi mangane na ekta madi pang pang chong da na ekta mai nupi da ko nupa da jumi gi khara nupa nupi koiba khobana tai cha da na bu kai khan da ba ne mi yamna tai cha na leijabada dine nupi koi ga haina gi ni esu nupa je nupi nga da smai tawne ga hai gi ni hai ba gi mi gi yam chumna leijaba leiba adu oidoi ne ba jing nupa je adaidi ekta madi ekta matha sa na sa ka sa da na ekta tawraba adaidi maji halamdadi phone ga jing mayang nupa am hindi da tawre hai ba ko jing mak thadorani adu tawrani social media da adu da na daidi kaino tawre nangi account jo koine hack tawre nangi account dai ni direct thagalak toi je ga haraga thamade collapse ta ge dana ne paisa jeli sing kun kap kre ko ade aduna ju loi da su kapo smaira ba daidi mai nu pis na tanar ko ne ba kamai tawni ko ne si jena adaida khoigi aina as adu kaisu khallunu da noigi kaino do account do matam kra noi kap thatlo ade mana chum haijeliong gani hack tawi ko le moina ga haido adu kaisu oiroi aduga musu kaisu dai mayang kanano kaino khangda do ne ta hakalaga sida viral chakada su nate koi manipur masani ko ne habasu natabani na do kaisu khallunu da ka hana do hakala aga na dum cyber crime da kaida taraga juki number do hana noi moina phone toreba video calling toreba number do cyber crime da chatlo hana do kaino ta hollo cyber crime de phone tawni khangde de moi kai de no kaino moi location yeng thoga tawni khangde maina amadi tana horu so na ina knowledge pi ki bako amai si ju aru pam ni yeng do phone tawre video calling tawre ga na pat ka ba khalu ya ba na te ba no pa de ta khangi dana ko ma viral jalaga ma di ma pi maron ju loi siali bne ba adu ju oktaba nu pi maina kaida wonu pa oktaba nu pa na hai gi ne hai bai ne ma pa khachari duna ma pi maron se te hai bai na te ba adu maina mi gi ni ti niyam sum jaba ju am dai ne ba do ngak pai wani da adi nu pi da di nangi kano je viral jalala ni nang photo video semdo ga adu da ga haraga pacha ka po kholo ga hai de hana nungsina namba nupa na ga kano dumbai na video ga lai gi do maina viral jalala kane ga no pi ja blackmail tawi tholo kholo ga na hanjan jan dumai ja long no bo nei ga di mam ta gre ba adu nupa da sumaina mayang nupi na tawra sumai taw ha han bane ba ko sum ja se ta salai ba adu mai taw yam nungai te ma gi mana pakhat pa thakat pa do ko ta se na nungai te duga mathang dana ne ama koi gi koine helper he sil dana ko adu da koi si am khang la ma ju wa ba gai de ni ma je mai nu pa lai gi de ma sa nu pi am khak lai ba ko ma sa nu pi je lai sa bi phare ba adu ma sa nu pi je college tam adu mai do ma je ama mu su ja ba ma mu nom ja ba tor ma sa dum se me hai kain ta mo da ke ba mau ba lai tre lu kha bi ama gi kaino je da ne loina thado ga ma sa ka khalle ba ko ma na du ga de ma je na kaino tawre masan bi do sem bagi ni college samjala mi pisa mam jangak pa longa ka doi ni dana ko adum bagi ma je mapan da chat ke na targa masan bi do di hostel da lei hai ba amai tor ma ju la adu yam thagat les mai masa sem be ga la ka je ko dei ni ma thang jina ne ama ka la e ba ko moi je as ta ki ba ni mai wari je ta ba da paisa je ko ki ne hana ba je da ne palak tara kuntra ni phu ge ta hana bi puna bi adu ne lupa lam pu da sing tara kak na bi lak tara pu de ta lak am ka hobi taraga tum ane ta moi ji kai non to bi ne be ta moi je adai di ngo
ꯀꯩꯅꯣ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏ ꯁꯦꯟꯗꯣꯏ ꯅꯣꯡꯃꯒꯤ 2% ꯅꯣꯡꯃꯒꯤ ꯄꯂꯥ ꯑꯃ ꯄꯨꯕꯁꯤꯗ ꯅꯣꯡꯃꯩ 2,000 ꯊꯤꯒꯗꯕ ꯅꯣꯡꯃꯩ 1,000 ꯊꯤꯒꯗꯕ ꯅꯣꯡꯃꯩ 1,000 ꯊꯤꯔꯗꯤ ꯊꯥ ꯑꯃꯗ ꯂꯥꯛ ꯑꯃꯒꯤ ꯏꯟꯇꯔꯦꯁꯁꯦ 30,000ꯅꯦꯕ 2 ꯊꯤꯔꯗꯤ 50,000ꯅꯦꯕ ꯑꯗꯨ ꯄꯨꯔꯤꯗꯨꯅ ꯃꯥꯅ ꯀꯗꯥꯏ ꯊꯥꯗꯒꯦꯅ ꯄꯨꯔꯤꯕ ꯑꯗꯩ ꯍꯦꯟꯅ ꯇꯣꯡꯕ ꯁꯦꯟꯗꯣꯡ ꯀꯗꯥꯏꯗꯩ ꯂꯥꯛꯑ ꯃꯤꯗꯣ ꯁꯤꯡꯗꯣꯏꯕ ꯊꯤꯒꯠꯇꯣꯏꯕꯀꯣ ꯁꯨꯝ ꯊꯤꯒꯠꯂꯒ ꯃꯔꯦꯞ ꯀꯣꯛꯀꯗꯕꯁꯨ ꯅꯠꯇꯦ ꯑꯗꯩ ꯑꯗꯨꯒꯤꯗꯨꯗ ꯊꯥꯗꯔꯤꯕ ꯃꯤꯗꯨꯁꯨ ꯀꯗꯥꯏꯗꯩ ꯃꯥꯅ ꯂꯥꯛꯑꯒ ꯑꯩꯒꯤ ꯄꯩꯁꯥꯁꯦ ꯁꯤꯡ ꯉꯝꯗꯣꯏꯅꯣ ꯀꯌꯥꯝ ꯇꯣꯡꯕ ꯁꯦꯟꯗꯣꯡ ꯂꯩꯗꯅ ꯃꯤꯁꯤꯅ ꯍꯥꯠꯈ꯭ꯔꯒꯅ ꯀꯔꯤꯑꯅ ꯈꯟꯗ꯭ꯔꯦ ꯑꯗꯨ ꯍꯦꯛꯇ ꯃꯣꯏꯈꯩꯁꯦ ꯄꯥꯅꯕꯗ ꯏꯃꯩ ꯅꯪꯅ ꯑꯗꯨ ꯂꯧꯈꯤꯕ ꯄꯩꯁꯥꯁꯦ ꯄꯨꯂꯞ ꯂꯥꯎꯅ ꯂꯨꯄꯥ ꯂꯥꯛ 50ꯁꯦ 90ꯁꯦ ꯄꯨꯕ ꯅꯠꯇꯦꯕ ꯂꯥꯛ 1ꯗꯩ 2ꯗꯩ ꯁꯨꯝ ꯄꯨꯔꯒ ꯑꯩꯅ ꯑꯗꯨ ꯊꯤꯔꯛꯀꯗꯕ ꯑꯗꯨꯗꯤ ꯑꯗꯨ ꯍꯥꯞꯆꯜꯂꯛꯑꯣ 50,000 ꯅꯪꯒꯤ ꯊꯤꯔꯛꯀꯗꯕ ꯂꯩꯔꯦ ꯑꯩꯅ ꯑꯗ 50 ꯍꯥꯞꯆꯜꯂꯛꯑꯣ ꯂꯥꯛ 1 ꯇꯥꯍꯜꯂꯁꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯁꯥꯒꯠꯈꯤꯕ ꯑꯗꯩ ꯂꯥꯛ 5 ꯄꯤꯊꯔꯛꯑꯣ ꯑꯗꯨꯒꯤ ꯀꯧꯍꯧꯔꯣ ꯍꯥꯏꯔꯒ ꯃꯥꯏ ꯁꯨꯝ ꯁꯥꯒꯠꯅ ꯂꯥꯛ 50 90ꯁꯦ ꯁꯨꯅꯈꯤꯕ ꯑꯁ ꯑꯉꯛꯄ ꯋꯥꯔꯤꯅꯤ ꯇꯥ ꯍꯩꯕ ꯉꯝꯗꯦ ꯄꯩꯁꯥꯒꯤꯁꯨ ꯌꯥꯝ ꯂꯥꯛꯑꯦ ꯁꯨꯝꯕꯁꯦꯀꯣ ꯑꯩꯈꯣꯏꯅ ꯑꯗꯣ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯃꯉꯥꯏꯔꯦ ꯋꯥꯔꯤꯗꯣ ꯇꯥꯔꯒ ꯑꯩꯈꯣꯏꯗ ꯅꯣꯂꯦꯖ ꯂꯩꯍꯧꯕ ꯃꯉꯥꯏꯔꯦ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯊꯧꯔꯨꯕ ꯈꯣꯠꯂꯨꯕ ꯉꯝꯕ ꯅꯠꯇꯦꯕ ꯑꯁꯨꯛ ꯌꯥꯝ ꯄꯩꯁꯥꯁꯦ ꯀꯅꯥꯅ ꯁꯨꯝ ꯉꯝꯗꯣꯏꯅꯣꯕ ꯑꯗꯩꯗꯤ ꯃꯊꯪꯁꯤꯗꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯤꯀꯣ ꯃꯥꯏ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯆꯥꯛꯄ ꯅꯨꯄꯤꯁꯤꯁꯨ ꯐꯖꯅ ꯂꯩ ꯀꯥꯕꯁꯦꯀꯣ ꯑꯁ ꯌꯥꯝ ꯂꯥꯛꯈ꯭ꯔꯦ ꯁꯤ ꯋꯥꯔꯤ ꯁꯥꯕꯁꯦ ꯑꯩꯗꯤ ꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯁꯥꯃꯟꯗꯅ ꯑꯩꯉꯣꯟꯗ ꯂꯤꯃꯟꯗꯅꯅꯦ ꯑꯩ ꯁꯝꯖꯜꯂꯦ ꯁꯥꯔꯛꯑꯅꯨ ꯍꯥꯏꯔꯦꯕ ꯇꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦꯕꯀꯣ ꯑꯗ ꯃꯥꯏꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯅꯨꯄꯤ ꯀꯣꯏꯅ ꯈꯠꯅꯗꯅ ꯐꯨꯅꯗꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯦꯛꯇ ꯑꯔꯣꯏꯕꯤ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯅꯗꯅ ꯆꯦꯜꯂꯛꯀꯦ ꯅꯪ ꯃꯃꯥꯡꯗ ꯑꯗꯨꯗꯤ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛꯃꯛ ꯐꯣꯟ ꯇꯧꯒꯦ ꯃꯥꯏ ꯃꯃꯥꯡꯗꯒ ꯇꯧꯗꯅ ꯐꯣꯟꯁꯦ ꯃꯨꯟꯅꯗꯅ ꯍꯦꯛꯇ ꯐꯣꯟ ꯃꯨꯜꯂꯤ ꯀꯥꯏꯅ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯐꯨꯗꯅ ꯑꯗꯩ ꯅꯨꯄꯤꯗꯨꯗ ꯑꯣꯛꯇꯕꯤ ꯑꯗꯨ ꯇꯧꯗꯕꯤ ꯃꯤ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥ ꯉꯥꯡꯅꯕꯤ ꯑꯗꯨ ꯇꯧꯕꯤ ꯍꯥꯏꯔꯨꯕꯒꯤ ꯅꯨꯄꯤꯁꯦ ꯊꯥꯖꯤꯟꯗꯅ ꯅꯨꯄꯥꯗꯨꯅ ꯑꯁ ꯌꯥꯝ ꯈꯠꯅꯔꯦ ꯃꯣꯏꯁꯦ ꯑꯗꯨꯒ ꯃꯥꯅ ꯁꯥꯎꯗꯅꯀꯣ ꯅꯨꯄꯤꯁꯦ ꯀꯣꯏꯗꯅꯕꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯩ ꯂꯩꯇ꯭ꯔꯥ ꯈꯪꯍꯟꯒꯦ ꯀꯅꯥꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯤ ꯀꯅꯥꯅ ꯉꯥꯡꯉꯣꯅꯦ ꯈꯪꯍꯟꯒꯦ ꯀꯥꯏꯅ ꯅꯨꯄꯤꯁꯤꯅ ꯆꯠꯂꯨꯕꯗꯨꯅꯤꯗ ꯃꯄꯥꯝꯗ ꯃꯆꯥꯈꯩꯁꯦ ꯂꯩꯇ꯭ꯔꯒ ꯃꯥ ꯏꯆꯥꯒ ꯅꯨꯄꯤꯁꯤꯅ ꯌꯥꯔꯕ ꯌꯦꯡꯒꯦ ꯑꯩꯈꯣꯏ ꯃꯥꯏ ꯅꯨꯄꯤ ꯑꯗꯩ ꯃꯆꯥꯈꯩꯁꯦ ꯎꯗ꯭ꯔꯒ ꯑꯩꯈꯣꯏꯁꯦ ꯊꯤꯔꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯀꯥꯏꯅ ꯆꯠꯂꯨꯔꯒꯅꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯤꯗꯣ ꯑꯍꯤꯡꯁꯦ ꯄꯨꯁꯜꯂꯒꯅꯦ ꯃꯣꯏꯁꯤꯗ ꯂꯩꯃꯤꯟꯅꯔꯕ ꯆꯥꯛꯀ ꯊꯣꯡꯍꯟꯗꯅ ꯆꯥꯃꯤꯟꯅꯗꯅ ꯑꯗꯩ ꯌꯨꯒ ꯊꯛꯃꯤꯟꯅꯗꯅ ꯑꯗꯨ ꯏꯁꯩ ꯌꯦꯡꯕꯒ ꯑꯍꯤꯡꯗ ꯆꯠꯃꯤꯟꯅꯗꯅ ꯑꯗꯨꯝ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯉꯥꯎꯃꯤꯟꯅ ꯂꯩꯔꯕ ꯑꯗꯩ ꯄꯩꯁꯥꯁꯨ ꯄꯤꯕ ꯌꯥꯕ ꯄꯤꯔꯦ ꯅꯨꯄꯤꯁꯤꯗ ꯇꯨꯝꯃꯦ ꯄꯩꯁꯥꯁꯦꯀꯣ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯝꯕꯒꯁꯦ ꯃꯊꯣꯡꯒꯁꯦ ꯈꯪꯉꯛꯇ꯭ꯔꯕ ꯑꯗꯩ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯅꯨꯄꯤ ꯑꯇꯣꯞꯄꯁꯦ ꯀꯣꯏꯅꯔꯝꯃꯤꯅꯀꯣ ꯂꯣꯏꯅꯔ ꯂꯩꯔꯕꯅꯤꯅ ꯃꯥꯏ ꯅꯨꯄꯤꯁꯦ ꯂꯨꯅ ꯇꯧꯗ꯭ꯔꯦ ꯅꯨꯡꯁꯤꯗ꯭ꯔꯦꯕ ꯃꯥꯏ ꯃꯇꯨ ꯃꯆꯥꯁꯦ ꯍꯟꯅ ꯌꯦꯡꯅꯤꯡꯗ꯭ꯔꯦꯕ ꯁꯨꯃꯥꯏꯅ ꯃꯥꯁꯨ ꯋꯥꯈꯜꯅ ꯉꯥꯎꯗꯅꯀꯣ ꯅꯨꯄꯤꯁꯤꯁꯨ ꯇꯥꯟꯅꯕ ꯂꯥꯛꯑꯦꯕ ꯁꯤꯁꯤ ꯁꯦꯝꯗꯣꯛꯄꯁꯤ ꯉꯝꯃꯣꯏ ꯍꯥꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅꯗꯤ ꯑꯁ ꯐꯨꯔ ꯉꯥꯡꯉ ꯑꯩꯈꯣꯏꯅꯒ ꯆꯩꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅꯦꯕ ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯣꯏ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯦꯟꯅꯔꯨ ꯉꯝꯕ ꯅꯠꯇꯦ ꯐꯣꯟꯒꯤ ꯖꯨꯛꯅꯤ ꯑꯩꯈꯣꯏꯅ ꯅꯪ ꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯅꯪ ꯅꯨꯄꯤ ꯀꯣꯏꯌꯦ ꯂꯥꯎꯅ ꯀꯧꯔꯅꯤ ꯉꯥꯛꯇꯪꯒꯤ ꯉꯥꯡꯅꯤ ꯆꯩꯅꯤ ꯍꯣꯏ ꯑꯩ ꯇꯧꯖꯔꯣꯏ ꯍꯥꯏꯅ ꯆꯠꯈꯤꯅꯤ ꯑꯣꯐꯤꯁꯇꯩ ꯁꯨꯃꯥꯏꯅ ꯍꯦꯛ ꯊꯣꯛꯈꯤꯕ ꯐꯣꯟ ꯑꯗꯨꯝ ꯇꯧꯅꯈ꯭ꯔꯅꯤ ꯑꯩ ꯊꯣꯛꯂꯛꯑꯦ ꯈꯣꯠꯂꯛꯑꯦ ꯑꯅ ꯃꯣꯏ ꯈꯔ ꯉꯥꯡꯉꯦ ꯆꯩꯔꯦ ꯍꯣꯏ ꯏꯪ ꯇꯥꯔꯦ ꯂꯣꯏꯔꯦ ꯀꯩꯗꯧꯔꯨꯗꯣꯏꯅꯣꯕ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯩꯗꯤ ꯃꯊꯪꯗꯅꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯅ ꯁꯤꯁꯨ ꯏꯃꯩ ꯍꯣꯝꯗ ꯂꯥꯛꯄꯅꯦꯕ ꯃꯥꯁꯦꯀꯣ ꯃꯊ꯭ꯋꯥꯏꯁꯦ ꯆꯥꯛꯇꯅ ꯂꯥꯛꯏꯃꯤ ꯃꯥꯁꯨ ꯉꯧꯗꯅ ꯃꯥꯏ ꯅꯨꯄꯥꯁꯤ ꯀꯩꯅꯣ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯑꯃ ꯇꯧꯋꯦ ꯃꯁꯥꯗꯤ ꯌꯥꯝ ꯅꯥꯟ ꯆꯠꯄ ꯊꯕꯛ ꯑꯣꯏꯕꯀꯣ ꯃꯦꯟ ꯆꯥꯠꯀ ꯂꯤꯠꯇꯅ ꯈꯣꯠꯇꯅ ꯑꯗꯨꯒꯅꯦ ꯃꯥꯏ ꯉꯛꯁꯝꯗꯨꯗ ꯅꯨꯄꯥꯁꯤ ꯐꯨꯔꯤꯠꯀꯤ ꯉꯛꯁꯝꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯤꯞꯁꯇꯤꯛꯀꯤ ꯃꯃꯤ ꯇꯥꯔꯛꯑꯦꯅ ꯑꯁ ꯍꯦꯛꯇ ꯅꯨꯄꯤꯗꯣ ꯄꯨꯊꯣꯛꯎ ꯀꯅꯥꯅꯣꯅ ꯈꯠꯅꯗꯅ ꯅꯨꯄꯥꯁꯤꯅ ꯑꯩꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯕꯅꯤ ꯑꯗꯨꯗ ꯆꯨꯈꯤꯕꯅꯦ ꯑꯥꯏꯁ ꯀ꯭ꯔꯤꯝꯅ ꯁꯤꯗ ꯆꯥꯕꯅꯤ ꯑꯗꯨꯒ ꯂꯤꯞꯁꯇꯤꯛꯅ ꯁꯤꯗ ꯇꯩꯔꯛꯄꯅꯤ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯦ ꯉꯛꯁꯝꯗ ꯆꯥꯕ꯭ꯔꯥꯅ ꯈꯠꯅꯕꯗ ꯃꯣꯏ ꯑꯅꯤꯁꯦꯀꯣ ꯑꯩꯈꯣꯏꯁꯦ ꯅꯣꯛꯑꯕꯀꯣ ꯑꯗꯩꯗꯤ ꯑꯥꯏꯁ ꯀ꯭ꯔꯤꯝꯒꯤ ꯀꯩꯅꯣ ꯆꯨꯈꯤꯕꯒꯤ ꯗꯥꯛꯐꯝ ꯂꯤꯞꯁꯇꯤꯛꯀꯤ ꯗꯥꯛꯐꯝ ꯑꯩ ꯈꯪꯉꯤꯑꯅ ꯅꯨꯄꯤꯁꯤꯅ ꯑꯗꯩ ꯏꯕꯦꯝꯃ ꯇꯣ ꯏꯕꯨꯡꯉꯣ ꯅꯪ ꯃꯇꯨꯡ ꯀꯩꯗꯧꯔꯅꯨ ꯅꯪ ꯅꯨꯄꯤꯁꯤꯅꯁꯨ ꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯐꯠꯇꯕ ꯆꯠꯂꯗꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯣꯏꯕꯣꯅꯋꯥꯔꯤ ꯁꯥꯔ ꯆꯠꯈꯤꯕꯀꯣ ꯑꯗꯨ ꯁꯦꯛꯇꯅꯦ ꯑꯩꯗꯤꯅꯦ ꯅꯣꯛꯑꯕꯅꯦ ꯍꯥꯏꯁꯦ ꯁꯥꯎꯅꯤꯡꯕꯗꯤ ꯍꯥꯏꯔꯨꯔꯅꯨ ꯉꯁꯥꯏꯒꯤ ꯂꯤꯞꯁꯇꯤꯛꯅ ꯀꯔꯤꯕ ꯉꯛꯁꯝꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯕ꯭ꯔꯥ ꯑꯥꯏꯁ ꯀ꯭ꯔꯤꯝꯅ ꯀꯔꯤꯕ ꯃꯥ ꯍꯥꯏꯗꯣ ꯆꯤꯟꯅ ꯁꯤꯗ ꯂꯩꯔꯦ ꯍꯣꯏ ꯆꯤꯟꯅ ꯁꯤꯗ ꯂꯩꯔꯦ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯦ ꯁꯤꯗ ꯆꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯆꯨꯔꯛꯏꯁꯤꯅ ꯁꯤꯗꯅꯦ ꯍꯥꯏꯕꯅꯦꯕ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤꯁꯤꯅꯅꯦ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦ ꯁꯤꯅ ꯃꯌꯥꯝꯅ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯏꯁꯨ ꯃꯇꯝꯁꯤꯅꯗꯤ ꯁꯨꯝ ꯆꯠꯈꯤꯕꯅꯤꯅ ꯑꯔꯣꯏꯕꯁꯨ ꯑꯣꯏꯗ ꯌꯥꯗꯕꯅꯤ나 ꯁꯤꯅ ꯑꯣꯏꯖꯔꯒꯦ ꯑꯗꯨꯒꯅꯦ ꯃꯥꯁꯦ ꯁꯤꯅ ꯑꯔꯣꯏꯕꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯁꯤꯁꯨ ꯗꯁꯥꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯣꯏꯁꯦ ꯄꯩꯁꯥꯁꯦ ꯄꯨꯊꯔꯦꯕꯀꯣ ꯄꯨꯊꯔꯦ ꯑꯗꯨꯒꯤ ꯄꯩꯁꯥ ꯄꯨꯊꯔꯦꯅ ꯅꯨꯄꯤꯁꯦ ꯃꯣꯏꯁꯦ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯄ ꯈꯣꯠꯄꯁꯤꯗ ꯃꯊꯥꯁꯦ ꯁꯥꯟꯅꯗꯅ ꯃꯇꯝ ꯈꯔ ꯅꯪ ꯅꯄꯥꯝꯗ ꯂꯩꯔꯨꯆꯣ ꯈꯣꯠꯂꯨꯆꯣ ꯍꯥꯏꯗꯅ
ꯃꯥꯁꯦ ꯃꯄꯥꯝꯗ ꯆꯠꯂꯦꯕ ꯑꯗꯨꯒꯗꯤ ꯃꯄꯥꯝꯗ ꯊꯝꯃꯕ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯍꯤꯡꯗꯒ ꯂꯣꯟꯅ ꯊꯤꯜꯂꯛꯏꯅꯦꯌꯦꯀꯣ ꯑꯗꯨꯒ ꯃꯥꯗꯤ ꯁꯨꯛꯈꯪ ꯈꯪꯗꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯀꯣꯏꯔꯦꯁꯦ ꯁꯨꯃꯥꯏꯅ ꯊꯥ ꯑꯃꯅꯤꯁꯦ ꯃꯥꯗꯤ ꯃꯄꯥꯝꯗ ꯂꯩꯔꯦꯗꯅꯀꯣ ꯑꯗꯨꯒꯅꯦ ꯅꯨꯄꯤ ꯆꯦꯜꯂꯛꯑꯕ ꯃꯥꯏ ꯅꯨꯄꯥꯁꯦ ꯉꯁꯥꯏꯒꯤ ꯌꯦꯡꯉꯨꯅꯦ ꯄꯩꯁꯥ ꯄꯨꯊꯔꯦꯅ ꯂꯩꯔꯤꯉꯩꯗꯨꯗ ꯅꯨꯄꯤ ꯆꯦꯟꯁꯤꯜꯂꯛꯏꯕ ꯅꯨꯄꯥꯁꯤꯅꯦ ꯉꯛꯇ꯭ꯔ ꯅꯨꯄꯥꯁꯤꯅ ꯅꯨꯄꯥꯒꯤ ꯊꯃꯣꯏ ꯋꯥꯈꯜ ꯆꯥꯎꯕꯁꯤꯗꯤ ꯆꯥꯎꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨ ꯊꯣꯛ ꯂꯥꯎ ꯅꯨꯄꯤ ꯆꯦꯟꯁꯤꯜꯂꯛꯏꯃꯤ ꯄꯩꯁꯥ ꯄꯨꯊꯔꯦꯅ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯃꯄꯥꯝ ꯊꯝꯗꯣꯛꯑꯒ ꯅꯨꯄꯤꯁꯦ ꯄꯨꯡꯉꯛ ꯉꯛꯄꯅꯦꯌꯦ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯗꯣ ꯃꯥ ꯂꯣꯏ ꯁꯤꯡꯕ ꯈꯣꯠꯄꯅ ꯉꯥꯡꯅꯔꯒꯦ ꯃꯃꯥ ꯃꯆꯥ ꯃꯣꯏꯒꯤ ꯆꯥꯛꯊꯥꯛ ꯇꯥꯟꯒꯦ ꯂꯥꯛꯏꯅꯦꯕ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯄꯨꯊꯗꯅ ꯂꯩꯕ ꯅꯨꯄꯥꯗꯨꯗ ꯊꯕꯛ ꯇꯧꯕꯁꯨ ꯅꯠꯇꯦ ꯂꯧ ꯏꯪꯒꯣꯜ ꯂꯩꯕꯁꯨ ꯌꯨꯝꯗꯨ ꯈꯛꯇꯅꯤ ꯂꯩꯔꯤꯕ ꯂꯧ ꯅꯨꯡ ꯑꯇꯣꯞꯄ ꯂꯩꯕꯁꯨ ꯅꯠꯇꯦ ꯄꯩꯁꯥꯁꯨ ꯄꯨꯊꯃꯤꯟꯅꯔꯦ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯊꯣꯛꯇꯣꯏꯅꯣꯕ ꯑꯗꯨꯗ ꯃꯥꯏ ꯃꯔꯥꯏꯕꯛ ꯑꯗꯨ ꯑꯣꯏꯗꯣꯏꯅꯦꯕ ꯅꯨꯄꯤꯁꯨ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯦ ꯑꯁ ꯖꯥꯠ ꯖꯥꯠꯅꯤꯀꯣ ꯇꯧꯅꯔꯤꯕꯁꯤꯡꯁꯦ ꯄꯨꯔꯥ ꯖꯥꯠ ꯖꯥꯠꯅꯤ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝ ꯃꯆꯥ ꯑꯅꯤꯗꯨꯒ ꯃꯆꯥꯁꯦ ꯅꯧꯅ ꯃꯥꯅ ꯁꯨꯔ ꯅꯣꯝꯃ ꯊꯥꯛꯍꯧꯗꯣꯏꯅꯦꯕ ꯃꯥꯏ ꯃꯔꯥꯏꯕꯛꯁꯤꯗꯀꯣ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯁꯦ ꯁꯨꯃꯥꯏꯅ ꯉꯥꯎꯊꯣꯛꯈ꯭ꯔꯒ ꯅꯨꯄꯤ ꯋꯥꯍꯧꯕ ꯃꯆꯥꯗꯤ ꯍꯨꯟꯗꯣꯛꯄꯗꯤ ꯌꯥꯗꯕ ꯅꯨꯄꯤꯗ ꯇꯥꯍꯧꯕꯁꯨ ꯃꯌꯥꯝ ꯂꯩꯌꯦꯕ ꯅꯨꯄꯤꯗꯨꯅ ꯁꯨꯝ ꯃꯆꯥꯗꯣ ꯅꯪ ꯊꯣꯛꯄ ꯅꯪ ꯅꯆꯥꯅꯤ ꯑꯩꯗꯤ ꯉꯝꯃꯣꯏꯅ ꯊꯣꯛ ꯍꯨꯟꯗꯣꯛꯈ꯭ꯔ ꯃꯥꯁꯨ ꯑꯃꯗ ꯄꯥꯟꯈ꯭ꯔꯣ ꯃꯆꯥꯈꯩꯗꯣ ꯀꯩ ꯑꯣꯏꯗꯣꯔꯤ ꯃꯁꯥ ꯈꯛꯇꯒꯤ ꯅꯨꯡꯉꯥꯏꯕ ꯊꯤꯔꯒꯅ ꯃꯆꯥꯈꯩꯗꯣ ꯃꯥꯡꯍꯧꯗꯣꯏꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯁꯦ ꯏꯆꯥꯈꯩ ꯀꯠꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯔꯒꯅ ꯃꯁꯥꯁꯦ ꯑꯃꯨꯛ ꯋꯥꯗꯣꯏꯅꯦꯕ ꯃꯆꯥ ꯑꯅꯤꯗꯣ ꯊꯥꯛꯄꯗ ꯁꯤꯅꯦꯕ ꯂꯥꯏꯕꯛ ꯑꯃꯃꯝ ꯍꯥꯏꯁꯦ ꯍꯥꯏꯕꯗꯕꯨ ꯁꯤ ꯂꯥꯏꯔꯕꯩ ꯋꯥꯅꯤ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯊꯥꯛꯅꯕ ꯆꯦꯡ ꯆꯥꯛ ꯗꯔꯀꯥꯔ ꯑꯣꯏꯔꯛꯀꯅꯤ ꯄꯩꯁꯥ ꯊꯕꯛ ꯁꯨꯗ ꯌꯥꯔꯣꯏ ꯃꯥ ꯂꯥꯏꯔꯤꯛ ꯇꯝꯃꯛꯀꯅꯤ ꯃꯆꯥ ꯑꯅꯤꯗꯣ ꯁꯤꯁꯤ ꯚꯥꯔꯁꯦ ꯂꯣꯏ ꯄꯨꯍꯧꯗꯣꯏꯅꯦꯕꯀꯣ ꯅꯨꯄꯤ ꯑꯃꯅ ꯃꯆꯥ ꯑꯅꯤ ꯊꯥꯛꯄꯒ ꯍꯥꯏꯕꯁꯦ ꯍꯦꯂꯥ ꯅꯠꯇꯦꯕ ꯃꯥꯒꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯃꯐꯝ ꯆꯥꯅ ꯄꯩꯁꯥ ꯂꯥꯛꯐꯝ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗꯤ ꯊꯣꯏꯗꯣꯛꯅ ꯑꯃꯨꯛ ꯁꯨꯐꯝ ꯅꯣꯝꯐꯝꯁꯨ ꯌꯥꯝ ꯂꯩꯕ ꯂꯝꯁꯨ ꯑꯃꯨꯛ ꯅꯠꯇꯦꯕꯀꯣ ꯁꯨꯃꯥꯏꯅ ꯊꯧꯗꯣꯛꯁꯦ ꯃꯈꯟ ꯃꯈꯟꯁꯦ ꯌꯥꯝ ꯂꯩꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯦꯜꯄꯔꯒꯤꯁꯨ ꯌꯥꯝ ꯀꯧꯔꯤ ꯃꯄꯥꯟꯗꯁꯨ ꯑꯗꯩ ꯏꯝꯐꯥꯜ ꯃꯅꯨꯡꯗꯁꯨ ꯌꯥꯝ ꯀꯧꯔꯤ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯐꯣꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯣ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤꯗꯤ ꯀꯌꯥ ꯂꯩꯇꯦ ꯑꯗꯨꯒ ꯂꯩꯔꯒ ꯌꯨꯝꯕꯨ ꯏꯃꯨꯡꯗꯨꯗ ꯂꯩꯔꯒ ꯑꯣꯏꯅ ꯇꯧꯕꯒꯤ ꯊꯕꯛꯅ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯄꯩꯁా ꯊꯣꯛꯇꯕ ꯂꯩꯕꯁꯤꯡꯀꯣ ꯌꯨꯝ ꯄꯥꯜꯂꯨꯔꯒ ꯈꯥꯏꯅꯔ ꯂꯩꯕ ꯈꯣꯠꯄꯁꯦ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯊꯣꯛꯈꯤꯕ ꯐꯩ ꯏꯕꯨꯡ ꯏꯄꯥꯗ ꯌꯦꯜꯂꯝꯃꯧꯒꯩꯒ ꯑꯣꯟꯖꯅꯔ ꯈꯠꯅꯗꯣꯏ ꯁꯛꯄꯨꯗꯤꯀꯣ ꯑꯩꯈꯣꯏꯅ ꯁꯤꯟꯕ ꯊꯕꯛꯅꯤ ꯌꯥꯝ ꯅꯥꯄꯨ ꯇꯥꯅ ꯂꯩꯒꯗꯕꯅꯤ ꯀꯅꯥꯅ ꯀꯔꯤꯅ ꯃꯥꯗꯣ ꯀꯗꯥꯏ ꯂꯩꯈ꯭ꯔꯦꯒꯦꯅ ꯖꯨꯒꯣꯠ ꯆꯥꯗꯅ ꯉꯥꯡꯅꯒꯗꯕ ꯅꯠꯇꯦ ꯏꯆꯦꯔꯣꯕꯤꯗꯣ ꯍꯥꯏꯅ ꯁꯤꯟꯕꯅꯤ ꯁꯨꯃꯥꯏꯅ ꯑꯩ ꯑꯍꯟ ꯁꯦꯕꯥꯒꯤ ꯆꯠꯂꯦ ꯑꯉꯥꯡ ꯂꯧꯕꯩ ꯆꯠꯂꯦ ꯏꯃꯨꯡ ꯃꯅꯨꯡ ꯊꯕꯛꯀꯤ ꯆꯠꯂꯦ ꯍꯥꯏꯕꯗ ꯃꯥꯅꯕꯨ ꯅꯤꯌꯝ ꯅꯤꯇꯤ ꯆꯨꯝꯅ ꯂꯩꯔꯕꯗ ꯃꯥꯒꯤ ꯇꯣꯂꯣꯞ ꯄꯩꯁꯥꯗꯨꯅ 9,000-10,000 ꯇꯣꯂꯣꯞ ꯁꯥꯔꯤꯁꯦꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯊꯥꯗꯅ ꯈꯣꯠꯇꯅ ꯃꯆꯥꯒꯤ ꯏꯃꯨꯡꯒꯤ ꯍꯣꯠꯅꯗꯅ ꯑꯗꯩ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯀꯔꯤꯅꯣ ꯂꯩꯔꯤꯕ ꯏꯃꯨꯡꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯆꯨꯝꯃꯤꯕ꯭ꯔꯥ ꯃꯥꯅ ꯍꯦꯜꯄꯔ ꯑꯣꯏ ꯍꯥꯏꯁꯦ ꯑꯅ ꯃꯣꯏ ꯂꯥꯛꯑꯒ ꯈꯪꯗꯣꯛꯑꯕ ꯌꯥꯏ ꯂꯣꯏ ꯌꯦꯡꯊꯣꯛꯑꯕ ꯌꯥꯏ ꯑꯗꯩ ꯃꯄꯥꯟ ꯊꯣꯛꯍꯟꯕꯤꯒꯅꯨ ꯑꯗꯩ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯗ ꯐꯣꯟ ꯇꯧꯕꯤꯔꯛꯎ ꯀ ꯍꯥꯏꯔꯒ ꯑꯗꯨꯝ ꯁꯤꯟꯅꯕ ꯌꯥꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯏꯁꯥ ꯄꯩꯁꯥ ꯊꯣꯛꯈꯤꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯑꯩꯈꯣꯏꯒꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕ ꯂꯝꯁꯤꯗꯗꯤꯀꯣ ꯄꯩꯁꯥꯁꯦ ꯊꯣꯛꯂꯛꯇꯕꯗꯒꯤ ꯄꯩꯁꯥꯁꯦ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄꯗꯒꯤ ꯅꯨꯄꯥꯁꯦ ꯉꯥꯡꯅꯕ ꯅꯨꯄꯥꯗ 100,000 100,000 ꯄꯤꯌꯨ ꯅꯤꯌꯨ ꯅꯤꯕ ꯌꯥꯅꯕꯒꯤꯗꯃꯛꯇꯅꯦ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯕ ꯁꯨꯐꯝꯁꯦ ꯂꯩꯇꯕꯗꯩ ꯑꯗꯨꯃꯥꯏꯅ ꯐꯠꯇꯕꯔꯣꯝ ꯆꯠꯈꯤꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅ ꯏꯁꯥꯒꯤ ꯇꯥꯜꯂ ꯍꯤꯡꯍꯧꯕꯅ ꯐꯩ ꯈ꯭ꯋꯥꯏꯗꯒꯤꯀꯣ ꯑꯗꯣ ꯃꯤꯅ ꯄꯤꯔꯛꯇꯅ ꯀꯌꯥꯝꯕꯨ ꯄꯤꯔꯛꯇꯣꯏꯅꯣ ꯃꯔꯥꯏꯕꯛ ꯐꯕ ꯅꯨꯄꯤ ꯑꯃꯅꯤꯅ ꯃꯁꯛ ꯗꯃꯥ ꯑꯃ ꯐꯖꯕꯩ ꯀ꯭ꯔꯣꯔꯄꯇꯤꯅ ꯀꯣꯏꯔꯒ ꯑꯔꯩꯕꯈꯩ ꯊꯥꯗꯕꯤꯔꯛꯄꯩ ꯋꯥꯅꯤ ꯃꯁꯛꯀ ꯏꯊꯤ ꯊꯤꯕ ꯃꯧꯗꯗꯤ ꯀꯅꯥꯅꯕꯨ ꯊꯥꯗꯕꯤꯔꯛꯇꯣꯏꯅꯣ ꯀꯅꯥꯏ ꯅꯨꯄꯥ ꯏꯅꯥꯛ ꯈꯨꯟꯕꯅ ꯀꯣꯏꯕꯤꯗꯣꯏꯅꯣꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯃꯣꯏꯒ ꯆꯥꯟꯅꯕ ꯍꯖꯤꯔꯥ ꯁꯨꯕ ꯈꯣꯠꯄ ꯑꯗꯨꯝꯕꯅ ꯑꯗꯨꯝ ꯀꯣꯏꯅꯗꯣꯏꯅꯦꯕ ꯑꯊꯤꯕꯅ ꯑꯊꯤꯕꯒꯤ ꯑꯗꯩ ꯂꯥꯏꯔꯕꯅ ꯂꯥꯏꯔꯕꯩ ꯐꯖꯕꯅ ꯐꯖꯕꯒꯤꯗꯨꯅꯦꯕ ꯃꯤ ꯃꯁꯛ ꯌꯥꯝ ꯊꯤꯅ ꯐꯖꯕꯗꯒꯗꯤ ꯑꯁ ꯇꯥꯞ ꯂꯥꯛꯇꯅ ꯉꯥꯛꯇꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕ ꯍꯦꯛ ꯑꯣꯐꯤꯁꯥꯔꯐꯧ ꯌꯥꯎꯅ ꯑꯗꯩ ꯏꯅꯥꯛ ꯀꯌꯥ ꯈꯨꯟꯕꯅ ꯍꯦꯛꯇ ꯃꯁꯛ ꯐꯖꯕꯗꯨꯗꯤ ꯃꯣꯏꯗꯤ ꯃꯁꯛ ꯐꯖꯕꯅꯦꯕ ꯄꯥꯝꯃꯤꯁꯦꯀꯣ ꯑꯗꯨꯅ ꯑꯣꯔꯣ ꯍꯩꯊꯗꯅ ꯃꯌꯨꯝ ꯃꯤꯡꯒꯣꯟ ꯁꯥꯕꯤꯗꯅ ꯁꯅꯥ ꯂꯨꯄꯥꯅ ꯃꯔꯦꯞ ꯊꯨꯝꯈꯩ ꯁꯥꯕꯤꯕ ꯅꯨꯄꯤꯁꯨ ꯂꯩꯀꯣ ꯑꯗꯣ ꯑꯩꯅ ꯅꯨꯄꯥ ꯑꯃ ꯃꯥꯅ ꯍꯦꯛꯇ ꯈꯥꯏꯅꯔ ꯂꯩꯔ ꯅꯨꯄꯥ ꯑꯃ ꯀꯣꯏꯔꯦ ꯍꯥꯏꯔꯒ ꯅꯨꯄꯥꯗꯣ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯊꯥꯗꯔꯛꯀꯗꯕ ꯅꯠꯇꯦ ꯃꯉꯣꯟꯗ ꯃꯥꯅ ꯃꯁꯛꯇꯣ ꯋꯥꯠꯄꯅꯤꯅ ꯏꯅꯥꯛ ꯀꯌꯥ ꯈꯨꯟꯕ ꯅꯨꯄꯥꯅꯗꯤ ꯍꯥꯏꯔꯛꯑꯔꯣꯏꯕ ꯑꯗꯨꯅ ꯀꯩꯅꯣ ꯀꯩꯁꯨ ꯑꯣꯏꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯍꯦꯜꯄꯔ ꯁꯤꯟꯕꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅꯅꯦ ꯅꯥꯇꯩ ꯆꯥꯗ꯭ꯔꯕ ꯅꯨꯄꯤꯗꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗꯀꯣ ꯍꯦꯜꯄꯔ ꯁꯤꯟꯕꯤꯌꯣꯅ ꯂꯥꯛꯑꯅꯤꯗꯅ ꯆꯠꯈ꯭ꯔꯅꯤꯗꯅꯀꯣ ꯑꯗꯣ ꯃꯌꯨꯝꯗ ꯍꯜꯂꯒꯦꯅ ꯍꯥꯏꯔꯒ ꯍꯟꯈ꯭ꯔꯒ ꯃꯌꯨꯝꯗꯗꯤ ꯍꯜꯂꯝꯗꯕ ꯊꯕꯛ ꯁꯨꯐꯝꯁꯤꯗꯁꯨ ꯂꯩꯇꯕ ꯑꯗꯣ ꯃꯌꯨꯝꯒꯤ ꯃꯤꯅꯅꯦ ꯃꯥ ꯑꯝꯇ ꯐꯣꯟ ꯄꯥꯏꯍꯟꯕꯤꯔꯛꯎꯒ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯄꯨꯡꯉꯛꯄꯒ ꯌꯥꯎꯋꯦꯕ ꯃꯥꯗꯤ ꯆꯠꯈ꯭ꯔꯦꯍꯦ ꯀꯨꯏꯔꯦꯅ ꯑꯗꯩꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯤ ꯃꯌꯥꯝ ꯁꯤꯜꯂꯛꯄꯅꯤꯅ ꯃꯣꯏꯗ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯗꯅ ꯑꯗꯩꯗꯤ ꯃꯥ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯌꯨꯝꯕꯨꯗꯨꯅꯁꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯄ ꯁꯨꯝ ꯉꯝꯅꯗꯦꯕ ꯑꯩꯈꯣꯏꯗꯤ ꯁꯤꯟꯈ꯭ꯔꯦ ꯂꯣꯏꯔꯦ ꯌꯨꯝꯕꯨꯗꯨꯒ ꯑꯃꯨꯛ ꯀꯩꯗꯧꯒꯗꯕꯅꯦꯕ ꯑꯗꯣ ꯌꯨꯝꯕꯨꯗꯨꯅꯁꯨ ꯃꯥꯒꯤ ꯏꯃꯨꯡꯗꯨꯗ ꯑꯉꯥꯡ ꯃꯆꯥꯗꯤ ꯅꯠꯇꯕꯅꯤ나 ꯃꯤ ꯃꯌꯨꯝꯗ ꯍꯟꯖꯈꯤꯕꯗꯨꯕꯨ ꯃꯥ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯁꯦ ꯌꯥꯕ꯭ꯔꯣꯅ ꯁꯨꯝ ꯍꯪꯅꯒꯗ꯭ꯔꯕ ꯊꯕꯛ ꯁꯤꯟꯅꯈ꯭ꯔ ꯃꯇꯝꯁꯤꯗ ꯑꯗꯨꯃꯥꯏꯅ ꯀꯥꯔꯟ ꯇꯨꯔꯟꯁꯨ ꯑꯃꯨꯛ ꯌꯥꯎꯈꯠꯂꯛꯏꯕꯅꯤꯗꯣ ꯑꯗ ꯌꯨꯝꯕꯨꯗꯩ ꯄꯩꯁꯥꯁꯦ ꯅꯨꯃꯤꯠ 5ꯅꯤꯈꯛ
tarani khak leiramaga ai kiri taktana ai chai ming jang kadam ya duni nangaroi ai tolopte dum ka o ana lesing nga tra di lok thua chakra halakta bu yawi mi to moi damak ta senbi roga atai cha dab yam yawe ba ko dei khoi gi samna ha da khoi gi sangai ji da lakwa ningwon bau da ne ko khoi ji da lai me na lai ba mayum na de ado khoi da di e yum chau ge ga chakra mayum chalam da ba mayum da di lai ram da ba hasana punga ko bau yawe ba aduna khoi hojikti sang kai da lakwa je yam jackson na laure hai tare mayum naga thilaktradi ko mayum gi mai mathandaga lakpa je ipang lo dre ba hoi yam khanai chai nei na mai nu pa na khanara ga mai nu pa khanara ma pam khangan ning de ma pam da satning de na lakpa adum bodo dum nungai ta bagi dum lai halle du ju mai ma sim manaw ma je sum mi ma na lai je mai na ni hai ba adum ai kano mi lak halle ba adai di mo khoi gi kano jo han gi ba matam da ju ma mathanda halan dre ba ko chai gi yum chau ge kholu ge ga ha je mai mi la ga lawan ba adumai tau halle ba sida khudong chaba lauba su mayam yawe ba ko khoi nu pi ma ga hinga magi kano laibam je laite dana ai ma je yumda laitaga di ai je hinga ma karai lai no thigatra adu home je la ga home somdana home da lai me laiba adai somda ina mayumda halage na hangi ba marak sida khudong chaba lauba yaudaba nate ba aduna yam phattaba nu pi di am laire nu pi loi phai di haijaroi yam phattaba laire gyan ta da yam laire ba sigi marak sida nu pi ka am na mu chai theng chaina mayam mu khangi ne ba ko makhan ni theng nari je aduga khoi gi kano je home da mateng pang pa je lepte ado khoi gi laira ba home oi re ana haibadagi mayam na dum pang bi re ado ai ngasi di kano je lokhalaktre aina ko mathang lok sa ga des to lokhalaktre duga kano je ngasi gi di kano je kamen je pa jara roi ge ai mathang gi doina kamen je pula pa jara ge ngasi je ai jang ware ado ai ngasi gi oina di loi sanjara ge matang sida mane hozaw thang chari habdi ngasi su haidi episode se khoigi witnesses so mo hapkat chabani mayam gi damakta aduga chillasu chinna ozagi su mayam gi damakta mayam gi sebani aduna mayam na sungso soidana support obirakani habidu musu thajajai aduga loine na khoigi ahenba khoigi topic kayamasu ozana dumak puduna lakani habdi wari si ozana su dum habiri bani khoi episode na bodu walhoga dobani aduga khoi wari gi di loiba khamba nai roi haina khoigi hana ozana thengni ba kayamasu laire aduga ozagi manakta sumka lae adagi amuk akhoi crime diaries ki platform si mayamna sogat pibadagi akhoi crime diaries yengubadagi tarubadagi mayam amasu hojik si liba lakpa mayam leptana lebana maram oiraga adugi matik mayamda hena idea se share tobai khudong chabagi platform adu oirabani aduna mayam su akhoi wari sing leba singduda mayamda khanghaningba haibadi mayamda mit nakong oihounaba thajadaba kaya amadagi thodok kaya achowa kya thokhiba cheksel hodaba macha amadagi akhoi chection dabadagi akhoi punsi phok mangba yaba kano mayam lakpasi akhoi mit nakong oiminaraga akhoi leiriba punsi marel si lairaba ina khunba haibasi akhoi isa na su hekta kano toba yade aduga akhoi isa gi thodang leiriba isa gi honabam thokpa isa gi tawhum thokpa se tawragadi punsi marel si adumak nungaiba punsi marel amu oigadabra haina thamjaningi aduga paisa hekta pairaga su nungaiba natte paisa hekta paidre hairga su waba natte aduna miyoiba haibasi yamna akhoi gi khungun tana leiba haina mayamna panariba ahallamana panariba se yamna maru oibra haina thamjaningi akhoi miyoiba haibasi akhoi gi apamba ngakta tawba pamdaba ngakta tawba haibasi yadabana maram oiraga akhoi gi niyom tawba yaba tawba yadaba nupagi thodang nupigi thodang haiba kayama leibana maram oiraga haji oza hoina su chongthokpidana mayamgi punsi kayama su kanbiri kanbasi gi mathaksida haji ozana su thambiriba nupi singda su akhoi gi akhoina thajarudaba kayama moina tokthorokpasi mayamsi akhoi isa na gyan taba haibasi madi yamna maru oi haimana thamjaningi isa na bu akhoi thodang si lobiragadi isa na isa se aigi punsi si yamna precious oi yamna aigi life si yam important oi habasima wakhalon sima mayam si chenminaragadi akhoi isa sing se violent oi ba aduga phattaba tawhaidaba thabak khaloidaba thabak mayam si khara makhaidi handagadra haina su thamjaringi mayam gi su ahen wakhalon kayama soi jana comments ko thangla thambira u aduga ozana crime updates torokpa matam si akhoi gi ozagi da lakpa ngakta su oibana maram oiraga problem ngakta ni laise nungai badi kya thodok phalak pa mata ta de nungai ba haibabu mayam na pukchen chawba singna akhoi gi akhoi gi palem banthau gi sangai amadi akhoi gi leiriba home sing sida mayam gi nusiraba akhoi gi miyeng duna mateng pangbirak pa singdumak
ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯆꯠꯊꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯝꯁꯤꯡꯁꯤꯗꯒꯤ ꯄꯨꯈꯠꯂꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯝ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯎꯗꯕ ꯊꯥꯖꯗꯕ ꯀꯌꯥ ꯑꯃꯅ ꯄꯨꯊꯣꯛꯆꯕꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯤꯗ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯝꯅꯤꯅ ꯁꯤꯒꯨꯝꯕꯁꯤ ꯀꯣꯃꯟ ꯑꯣꯏꯕ ꯃꯥꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯏꯁꯥꯗ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏꯅ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯃꯇꯝꯗꯁꯨ ꯈꯔ ꯍꯥꯞꯄꯤꯔꯒ ꯃꯁꯥ ꯆꯦꯛꯁꯤꯟꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯦ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯀ꯭ꯔꯥꯏꯝ ꯂꯩꯇꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯅꯕ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯅꯕꯨ ꯋꯥꯔꯛ ꯇꯧꯔꯗꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯂꯤꯟ ꯇꯧꯕ ꯉꯝꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯦꯟꯁ ꯇꯧꯕ ꯉꯝꯗꯣꯏꯅꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯊꯧꯗꯥꯡꯁꯤ ꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏꯕꯗꯨꯃ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ 34 ꯁꯨꯕ ꯑꯦꯄꯤꯁꯣꯗ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ